Leichal Radio Live Channel gi listener khudingmakpu taram nokchari. ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯏꯄꯤꯁꯣꯗ 39ꯅ ꯁꯟꯗꯣꯛꯆꯈꯤꯕ ꯆꯟ ꯑꯣꯅ ꯏꯕꯤꯔꯛꯄ ꯑꯩꯒꯤ ꯌꯨꯝ ꯍꯥꯏꯔꯤꯕ ꯁꯦꯔꯤꯁ ꯑꯗꯨ ꯉꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯑꯃꯨꯛ ꯄꯨꯟꯖꯜꯂꯀꯥꯟꯗ ꯑꯞꯂꯣꯗ ꯇꯧꯖꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯏꯄꯤꯁꯣꯗ 9ꯅ ꯍꯥꯞꯈꯤꯕꯗꯨꯗ ꯋꯥꯔꯤ ꯃꯃꯤꯡꯁꯨ ꯇꯣꯉꯥꯜꯂꯦ ꯈꯨꯗꯝ ꯑꯣꯏꯅ ꯄꯥꯔꯠ 1ꯗ ꯑꯩꯒꯤ ꯌꯨꯝ 2ꯗꯅ ꯑꯩꯁꯦ ꯀꯅꯥꯅꯣ ꯑꯗꯩꯗꯤ 7ꯗꯅ ꯑꯃꯨꯛ ꯄꯣꯂꯣꯏꯗ ꯃꯤꯅꯣꯛ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟꯅ ꯊꯣꯟꯈꯤꯕꯁꯤꯅ ꯀꯥꯟꯅꯁꯨ ꯍꯥꯞꯄꯗ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯀꯣꯛ ꯉꯥꯎꯋꯦ ꯀꯔꯝꯕꯗꯒꯤ ꯂꯥꯛꯏꯅꯣ ꯃꯀꯣꯛꯁꯦ ꯈꯪꯗ꯭ꯔꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯌꯥꯝꯗ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯄꯨꯂꯞ ꯍꯥꯞꯆꯔꯀꯥꯟꯗ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯒ ꯄꯨꯟꯅ ꯑꯃꯨꯛ ꯋꯥꯔꯤꯁꯤꯒꯤ ꯃꯍꯥꯎ ꯂꯧꯃꯤꯟꯅꯁꯦꯅ ꯈꯜꯂꯒ ꯁꯦꯝꯖꯔꯛꯄꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯒꯤ ꯌꯨꯝ ꯍꯥꯏꯔꯤꯕ ꯁꯦꯔꯤꯁ ꯑꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯝꯅꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯀꯅꯥꯁꯨ ꯆꯠꯇꯦ ꯃꯔꯛꯇ ꯑꯍꯤꯡꯗ ꯆꯥꯛꯇꯥꯕ ꯎꯆꯦꯛꯁꯤꯡꯅ ꯆꯦꯛ ꯈꯣꯡꯂꯤ ꯑꯍꯤꯡꯒꯤ ꯂꯤꯛꯂꯥꯅ ꯇꯤꯡꯊꯧ ꯃꯇꯣꯟꯗ ꯄꯛꯂꯤ ꯅꯤꯡꯊꯧꯔꯦꯜꯗꯨ ꯉꯔꯥꯡ ꯅꯨꯡꯊꯤꯜꯗꯒꯤ ꯈꯣꯡꯁꯥꯜꯂꯛꯄꯅꯤ ꯑꯍꯤꯡꯗꯨꯃ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯃꯁꯥꯗꯨ ꯆꯣꯛꯊꯕꯅ ꯂꯣꯏꯔꯦ ꯑꯆꯥ ꯑꯊꯛꯇꯤ ꯂꯥꯏꯔꯗꯅ ꯏꯁꯤꯡ ꯈꯖꯤꯛꯇ ꯐꯥꯎꯕ ꯌꯥꯇꯣꯟ ꯇꯪꯗ꯭ꯔꯤ ꯉꯔꯥꯡꯗꯒꯤ ꯑꯁꯨꯛ ꯋꯥꯅ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥꯒꯤ ꯃꯄꯨꯡ ꯐꯥꯔꯕ ꯁꯕꯥꯟꯗꯨ ꯉꯁꯤꯗꯤ ꯋꯥꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯃꯆꯤꯜꯗꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯍꯦꯛ ꯁꯣꯟꯈꯤꯗꯦ ꯃꯍꯥꯛ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯕꯨ ꯆꯨꯝꯂꯕ ꯖꯥꯠꯂꯥ ꯃꯇꯝꯁꯤꯅ ꯉꯟꯕꯒ ꯃꯤ ꯑꯃꯇꯪ ꯊꯦꯡꯅꯔꯕꯗꯤ ꯍꯪꯕ ꯌꯥꯔꯕꯅꯤ ꯃꯆꯤꯟꯗ ꯁꯨꯝ ꯁꯣꯟꯅ ꯆꯠꯄ ꯂꯦꯞꯇꯦ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯆꯦꯗꯨ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ ꯃꯝꯂꯤꯕꯗꯨꯗ ꯏꯇꯥꯎ ꯇꯜꯂꯤꯕꯣ ꯅꯪꯁꯦ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯇꯨꯔꯦꯜ ꯀꯨꯝꯒꯗ꯭ꯔꯣ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯏꯇꯥꯎ ꯅꯪꯁꯦ ꯏꯁꯤꯡ ꯏꯅꯧ ꯇꯥꯔꯛꯄ ꯁꯤꯒꯨꯝꯕ ꯃꯇꯝꯁꯦ ꯉꯥꯀꯨꯞ ꯌꯥꯝ ꯐꯥꯕꯅꯤ ꯑꯗꯣ ꯉꯥꯅꯝ ꯆꯥꯒꯦ ꯇꯧꯕꯅꯤꯝꯅꯤ ꯀꯩꯊꯦꯜꯗ ꯌꯥꯝ ꯐꯪꯕꯅꯤꯝꯅꯤ ꯍꯣꯜꯁꯦꯜ ꯇꯤꯡꯉꯒ ꯂꯩꯔꯒ ꯆꯥꯕꯗꯣ ꯉꯥꯒꯤ ꯃꯍꯥꯎ ꯌꯥꯎꯗꯦꯅ ꯇꯧꯅꯤ ꯁꯦ ꯐꯠ ꯆꯠꯂꯨꯔꯒꯅꯦ ꯍꯜꯂꯛꯁꯦꯕ ꯑꯗꯣ ꯏꯇꯥꯎ ꯑꯩꯗꯤ ꯅꯪ ꯇꯧꯔꯤꯁꯤ ꯌꯥꯝ ꯍꯩꯅꯗꯦꯕꯣ ꯑꯣꯟꯊꯣꯛꯅ ꯀꯤꯒꯟꯈ꯭ꯔꯦ ꯏꯇꯥꯎ ꯅꯪꯁꯤꯃ ꯇꯨꯔꯦꯜꯅ ꯇꯨꯔꯦꯜ ꯍꯥꯏꯅꯕꯤ ꯃꯐꯝꯗꯨꯅ ꯑꯃ ꯅꯨꯄꯥ ꯍꯦꯛ ꯃꯥꯟꯗ꯭ꯔꯗꯅ ꯅꯪꯅꯗꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜꯗꯨꯒ ꯍꯥꯏꯅꯕꯤꯗꯨꯒ ꯂꯝꯄꯥꯛꯇꯨꯒ ꯃꯪꯗꯨꯒ ꯈꯣꯡꯅꯥꯡꯗꯨꯒ ꯍꯩꯕꯤ ꯄꯥꯝꯕꯤꯗꯨꯒ ꯊꯣꯡꯈꯣꯡꯗꯨꯒ ꯏꯔꯝꯗꯨꯒ ꯑꯃꯠꯇ ꯅꯠꯇ꯭ꯔꯣꯝꯅꯤ ꯃꯌꯥꯏꯗ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯑꯃꯁꯨ ꯂꯣꯏꯅ ꯎꯅꯕ ꯉꯥꯛꯇꯅꯦ ꯍꯥꯏꯕ ꯍꯣ ꯎꯅꯤ ꯄꯥꯈꯠꯂꯗꯤꯅꯦ ꯅꯃꯤꯠꯇꯨ ꯎꯏꯁꯜꯂꯨ ꯑꯣ ꯇꯧꯅꯨꯗ ꯏꯇꯥꯎ ꯉꯥ ꯆꯔꯥ ꯑꯃꯒꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯤꯕ ꯃꯤꯁꯤ ꯂꯩꯀꯥꯏꯁꯤꯗ ꯌꯥꯝꯈ꯭ꯔꯕꯅꯤꯀꯣ ꯏꯇꯥꯎ ꯅꯪ ꯁꯤꯃ ꯍꯥꯏꯅꯕꯤꯗꯨꯗ ꯀꯨꯝꯃꯨꯗ꯭ꯔꯒ ꯂꯣꯏꯔꯦꯝꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯟꯅ ꯀꯥꯎꯅ ꯁꯨꯝ ꯆꯠꯂꯤ ꯂꯩꯔꯛ ꯃꯆꯤꯟꯗꯨ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯗ ꯈꯣꯡꯅꯥꯡ ꯃꯈꯥ ꯑꯣꯏꯔꯞꯅ ꯃꯤ ꯑꯃꯒꯤ ꯁꯕꯥꯟꯗ ꯂꯦꯡꯂꯤ ꯇꯧꯔꯤꯕꯗꯨ ꯎꯔꯛꯏ ꯍꯩꯁ ꯏꯇꯥꯎ ꯂꯩꯔꯦ ꯏꯁ ꯉꯁꯥꯏꯈꯩ ꯑꯩꯉꯣꯟꯗ ꯀꯤꯒꯜꯂꯦ ꯍꯥꯏꯔꯝꯃꯒ ꯅꯪꯅ ꯍꯦꯟꯖꯤꯜꯂꯛꯑꯕ꯭ꯔꯥ ꯌꯦꯡꯉꯨꯇꯨ ꯏꯇꯥꯎ ꯐꯥꯒꯤ ꯅꯠꯇꯦ ꯀꯗꯥꯏ ꯃꯉꯥꯜꯅ ꯂꯦꯝꯕꯗ ꯅꯤꯡꯊꯧꯔꯦꯜꯅ ꯂꯥꯞꯅ ꯂꯥꯛꯂꯤꯕꯗꯨ ꯇꯥꯛꯏ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯇꯝꯅ ꯂꯥꯛꯏꯅꯦ ꯆꯦꯟꯁꯤ ꯏꯇꯥꯎ ꯑꯗꯒꯤ ꯁꯤꯕꯨ ꯃꯤ ꯅꯠꯇꯕ꯭ꯔꯅꯦ ꯆꯦꯟꯗꯣꯏ ꯇꯧꯔꯤꯕ ꯑꯅꯤꯁꯤꯕꯨ ꯍꯦꯔꯥ ꯑꯩ ꯑꯝꯇ ꯇꯥꯟꯅꯍꯧꯗꯕ ꯌꯥꯗꯦ ꯅꯨꯄꯥ ꯑꯅꯤꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯔꯦꯜꯁꯨ ꯃꯐꯤ ꯁꯦꯝꯗꯨꯅ ꯆꯦꯜꯂꯛꯏ ꯏꯇꯥꯎ ꯕꯨꯠꯅ ꯇꯥꯟꯅꯔꯛꯑꯦ ꯏꯇꯥꯎ ꯆꯦꯜꯂꯣꯝꯅꯤ ꯏꯇꯥꯎ ꯅꯪꯕꯣ ꯏꯇꯥꯎ ꯆꯦꯅ ꯈꯣꯡꯁꯦ ꯐꯥꯖꯤꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯕꯅꯤ ꯑꯝꯇ ꯄꯣꯕꯤꯌꯣ ꯏꯇꯥꯎ ꯑꯩ ꯆꯦꯟꯕ ꯉꯝꯗ꯭ꯔꯦꯕ ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯤꯌꯦ ꯇꯥꯅꯤꯡꯗꯦꯀꯣ ꯆꯦꯟꯐꯝ ꯊꯣꯛꯄ ꯆꯦꯜꯂꯨ ꯇꯨꯃꯤꯟꯅ ꯃꯈꯣꯏꯗꯨ ꯀꯟꯅ ꯆꯦꯜꯂꯤ ꯅꯤꯡꯊꯧꯔꯦꯜꯁꯨ ꯀꯟꯅ ꯍꯦꯛꯇ ꯇꯥꯟꯅꯔꯛꯏ ꯑꯣ ꯃꯥꯡꯗ ꯆꯦꯜꯂꯤꯕ ꯏꯇꯥꯎ ꯑꯅꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯈꯤꯁꯦ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯏꯇꯥꯎ ꯕꯨꯠꯅ ꯑꯩꯈꯣꯏ ꯈꯥꯝꯃꯛꯑꯦꯝꯅꯤ ꯈꯨꯝꯃꯨꯅꯨꯀꯣ ꯏꯇꯥꯎ ꯃꯣꯏꯅ ꯃꯤ ꯍꯥꯠꯂꯝꯗꯥꯏꯁꯦ ꯊꯦꯝꯃꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯦꯝꯃꯛꯏ ꯑꯣꯏꯔꯝꯅꯤ ꯆꯦꯜꯂꯣꯝꯅꯤ ꯏꯇꯥꯎ ꯅꯪꯕꯣ ꯅꯤꯡꯊꯧꯔꯦꯜꯗꯨ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯠꯂꯛꯇꯨꯅ ꯃꯉꯥꯜꯒ ꯂꯦꯝꯕꯒꯗꯨ ꯐꯥꯔꯦ ꯑꯣꯏꯃ ꯁꯤꯔꯦ ꯕꯨꯠꯅ ꯐꯥꯔꯦ ꯑꯩꯗꯗꯤ ꯍꯥꯠꯄꯤꯒꯅꯨꯀꯣ ꯃꯥꯅ ꯉꯥꯅꯝ ꯆꯥꯅꯤꯡꯉꯦꯅ ꯂꯥꯛꯄꯅꯦ ꯑꯩ ꯌꯥꯎꯖꯗꯦꯀꯣ ꯕꯨꯠ ꯏꯕꯨꯡꯉꯣ ꯑꯩ ꯌꯥꯎꯖꯗꯦ ꯏꯇꯥꯎ ꯑꯅꯤ ꯑꯩ ꯕꯨꯠ ꯅꯠꯇꯦ ꯃꯤꯅꯦ ꯃꯤ ꯌꯥꯔꯦ ꯈꯪꯖꯔꯦ ꯅꯪꯅ ꯍꯥꯏꯖꯟꯅꯔꯒ ꯑꯩꯈꯣꯏ ꯃꯤꯠ ꯄꯥꯡꯍꯟꯗꯣꯏꯗꯣ ꯑꯩꯗꯤ ꯀꯤꯖꯩ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯅꯠꯇꯦꯝꯅꯤ ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯑꯩꯉꯣꯟꯗ ꯑꯝꯇ ꯌꯦꯡꯉꯨ ꯑꯩ ꯃꯤꯅꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯃꯤꯠ ꯍꯥꯏꯐꯦꯠꯀ ꯄꯥꯡꯗꯨꯅ ꯌꯦꯡꯉꯤ ꯍꯣꯏꯅꯦ ꯕꯨꯠꯁꯨ ꯃꯤ ꯃꯥꯜꯂꯤꯅꯦ ꯑꯁ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯃꯣꯏꯒꯤ ꯕꯨꯠ ꯍꯥꯏꯕꯁꯦ ꯅꯪ ꯁꯦꯡꯉꯦꯀꯣ ꯕꯨꯠ ꯅꯠꯇꯦꯀꯣ ꯅꯠꯇꯦ ꯃꯤ ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯊꯧꯔꯦꯜ ꯀꯧꯏ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ ꯃꯇꯝꯗꯨ ꯅꯣꯡꯗꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯌꯥꯍꯧ ꯉꯟꯕ ꯀꯅꯥ ꯑꯃꯁꯨ ꯅꯨꯡꯁꯤꯠ ꯑꯁꯦꯡꯕ ꯆꯥꯕ ꯊꯣꯛꯂꯛꯅꯔꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯩꯊꯦꯜ ꯃꯆꯤꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯀꯔꯤ ꯂꯝꯗꯒꯤ ꯅꯣꯏ ꯇꯥꯎꯕꯣ ꯅꯨꯡꯁꯤꯊꯦꯜ ꯍꯥꯏꯕ ꯈꯨꯟꯗꯣ ꯃꯗꯨꯗꯒꯤꯅꯤ ꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ ꯉꯁꯥꯏꯗꯣ ꯀꯤꯕꯗꯨꯗ ꯃꯨꯟꯅ ꯇꯥꯍꯧꯗ꯭ꯔꯤ
ꯋꯥꯍꯩꯗꯨꯗ ꯍꯥꯏꯐꯦꯠ ꯅꯣꯛꯑꯒ ꯈꯨꯝꯃꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯍꯥꯏꯕꯅꯤ ꯏꯇꯥꯎ꯫ ꯏꯇꯥꯎ ꯑꯅꯤꯒꯤꯗꯤ? ꯑꯩꯒꯤꯕꯨꯗꯤ ꯂꯦꯝꯕ, ꯃꯥꯒꯤꯅ ꯃꯉꯥꯜ꯫ ꯑꯃ ꯃꯉꯥꯜ ꯁꯤꯟꯅꯔꯛꯄꯗꯨꯗ ꯏꯇꯥꯎ ꯑꯅꯤꯕꯨ ꯀꯩꯗꯧꯕ ꯊꯣꯛꯂꯛꯄꯅꯣ? ꯑꯩꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯝꯕꯅꯤ꯫ ꯁꯤꯅ ꯂꯥꯛꯑꯒ ꯉꯥꯅꯝ ꯆꯥꯅꯤꯡꯉꯤ, ꯉꯥ ꯐꯥꯔꯨꯁꯤ, ꯉꯔꯥꯡꯅꯦ ꯏꯟ ꯊꯥꯔꯝꯃꯦꯗꯅ ꯐꯃꯨꯡꯗꯒꯤꯅꯦ ꯑꯩꯕꯨ ꯍꯦꯛꯇ ꯆꯤꯡꯊꯣꯛꯏꯅꯦꯝꯅꯤ꯫ ꯑꯩꯈꯣꯏ ꯂꯥꯏꯔꯤ ꯏꯇꯥꯎ, ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯏꯇꯥꯎꯕꯨ ꯀꯩꯗꯧ ꯂꯥꯛꯄꯅꯣ? ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯁꯥꯡꯉꯤ ꯏꯇꯥꯎ꯫ ꯏꯇꯥꯎ ꯑꯅꯤꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ꯫ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ꯫ ꯁ꯭ꯋꯥꯏꯗ ꯁꯣꯏꯔꯦꯟ ꯁꯪꯕꯝꯒꯤ ꯍꯤꯡꯒꯣꯜ ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯥ ꯏꯇꯥꯎ ꯑꯅꯤꯕꯣ? ꯑꯣ, ꯁꯣꯏꯔꯦꯟ ꯊꯣꯛꯑꯦ ꯍꯥꯏꯅꯕ ꯁꯣꯏꯔꯦꯟ ꯁꯪꯕꯝꯒꯤ ꯍꯤꯡꯒꯣꯜꯗꯨꯔꯣ ꯍꯥꯏꯁꯦ? ꯈꯨꯖꯤꯜꯅ ꯐꯠꯁꯤꯛꯏ꯫ ꯀꯩꯅꯣ ꯏꯇꯥꯎ ꯅꯪ ꯍꯥꯏꯗꯨꯕꯣ? ꯃꯤꯅꯧꯁꯤꯗ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯑꯉꯥꯡꯁꯤꯡ ꯁꯨꯝ ꯍꯥꯏꯅꯕꯅꯤꯀꯣ, ꯂꯥꯟꯅ ꯂꯧꯒꯅꯨ꯫ ꯃꯤ ꯂꯩꯇꯕꯁꯨ ꯀꯨꯏꯔꯕ ꯍꯤꯡꯒꯣꯜꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯍꯅꯨꯕꯤ ꯑꯃꯕꯨꯗꯤ ꯂꯩꯔꯝꯃꯤ, ꯑꯗꯨ ꯁꯤꯈꯤꯕ ꯀꯨꯏꯔꯦꯗ꯫ ꯏꯇꯥꯎ, ꯍꯅꯨꯕꯤ ꯑꯗꯨ ꯑꯩꯒꯤ ꯏꯃꯥꯕꯨ ꯄꯣꯛꯄ ꯑꯕꯣꯛꯅꯤ, ꯍꯤꯡꯒꯣꯜꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯖꯔꯛꯄꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤꯗꯤ ꯏꯇꯥꯎꯕꯨ ꯀꯥꯏꯗ ꯂꯩꯔꯨꯒꯦ? ꯂꯥꯟꯅ ꯂꯧꯕꯤꯅꯨꯀꯣ, ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯇꯧꯕꯅꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯅꯣꯡꯃ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯔꯒꯦ ꯃꯇꯥꯡ ꯆꯥꯕꯗ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯃꯐꯝꯗꯨ ꯏꯇꯥꯎ ꯑꯅꯤꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯑꯩ ꯍꯛꯆꯥꯡꯁꯦ ꯋꯥꯕꯅ ꯂꯣꯏꯔꯤ, ꯉꯥꯏꯍꯥꯛꯇꯤ ꯍꯤꯞꯈꯤꯒꯦ꯫ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯗ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ꯫ ꯍꯧꯖꯤꯛ ꯏꯇꯥꯎꯅ ꯏꯪꯈꯣꯜꯗꯨꯗ ꯆꯪꯈꯤꯕꯒ ꯂꯩꯕ ꯌꯥꯗꯧꯁꯨ ꯅꯠꯇꯦ꯫ ꯍꯣꯔꯦꯟ ꯆꯥꯛꯀ ꯇꯣꯛꯑꯒ ꯇꯞꯅ ꯆꯪꯉꯨ꯫ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ꯫ ꯀꯅꯥꯁꯨ ꯈꯪꯅꯗꯕ ꯃꯐꯝꯗꯨꯗ ꯆꯪꯉꯨꯔꯒ ꯌꯦꯠꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯀꯗ꯭ꯔꯥ ꯈꯜꯂꯤꯉꯩ, ꯁꯦ ꯏꯇꯥꯎ, ꯆꯪꯅꯕ ꯇꯧꯔꯁꯤ꯫ ꯏꯇꯥꯎ ꯃꯉꯥꯜꯒꯤꯗꯤ ꯃꯣꯏ ꯌꯨꯝꯗꯤ ꯈꯔꯁꯨ ꯆꯥꯎꯕꯅꯦꯕ, ꯃꯤꯁꯨ ꯊꯣꯏꯅ ꯂꯩꯇꯦ꯫ ꯃꯥꯒꯤꯗꯅ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯏꯇꯥꯎꯁꯨ ꯌꯥꯝ ꯆꯣꯛꯊꯅ ꯎꯔꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯃꯣ, ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯒ ꯑꯗꯨꯝ ꯍꯤꯡꯒꯣꯜꯗꯨꯗ ꯆꯪꯉꯨꯔꯁꯦꯕ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯝꯅ ꯇꯧꯔꯁꯤ꯫ ꯑꯩꯒꯤꯗꯃꯛꯇ ꯄꯪꯋꯥꯗ ꯋꯥꯕꯤꯔꯦ꯫ ꯇꯁꯦꯡꯅ ꯅꯤꯡꯊꯧꯔꯦꯜꯗꯣ ꯃꯕꯨꯛꯅꯤꯡꯗꯗꯤ ꯍꯔꯥꯎꯕ ꯐꯥꯎꯖꯩ꯫ ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯍꯤꯡꯂꯛꯄꯗ ꯑꯁꯤꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯀꯅꯥꯒꯤ ꯃꯐꯝꯗꯒꯤꯁꯨ ꯐꯪꯂꯛꯇ꯭ꯔꯤ꯫ ꯏꯇꯥꯎ, ꯍꯣ ꯏꯇꯥꯎ꯫ ꯀꯩꯗꯧꯕ ꯏꯇꯥꯎ? ꯏꯇꯥꯎꯒꯤ ꯉꯥꯕꯣꯡꯗꯨ ꯌꯥꯝ ꯆꯥꯎꯋꯦ, ꯑꯩ ꯄꯥꯏꯕꯤꯔꯛꯀꯦꯕ꯫ ꯌꯥꯅꯤꯗ ꯏꯇꯥꯎ, ꯁꯤꯃꯗꯤ ꯑꯩ ꯑꯗꯨꯝ ꯄꯥꯏꯔꯒꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯄ ꯍꯧꯏ꯫ ꯂꯩꯀꯥꯏꯗꯨꯒꯤ ꯅꯨꯄꯥ ꯅꯍꯥ ꯑꯍꯜ ꯈꯔꯁꯨ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯍꯛꯆꯤꯛ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯅꯥ ꯑꯃꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯍꯧꯕꯁꯨ ꯌꯥꯎꯏ, ꯀꯅꯥ ꯑꯃꯅ ꯊꯣꯏꯅ ꯈꯪꯅꯤꯡꯗꯨꯅ ꯍꯪꯉꯛꯄꯁꯨ ꯌꯥꯎꯏ꯫ ꯀꯅꯥꯅꯣ ꯃꯥꯗꯤ, ꯑꯃꯨꯛꯇ ꯎꯗ꯭ꯔꯤ, ꯃꯤꯅꯧꯔꯥ? ꯃꯉꯥꯜꯒ ꯂꯦꯝꯕꯒꯁꯨ ꯑꯗꯨꯝ ꯈꯨꯝꯃꯤ ꯏꯇꯥꯎꯅꯤ, ꯁꯍꯔꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ꯫ ꯃꯉꯥꯜꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯃꯃꯥ ꯀꯧꯊꯣꯛꯇꯨꯅ ꯁꯝꯂꯞꯄ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯃꯃꯥꯅꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯉꯥꯜꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯅꯤꯡꯊꯧꯔꯦꯜꯕꯨ ꯇꯨꯝꯃꯣ ꯍꯥꯏꯔꯝꯃꯤ꯫ ꯂꯦꯝꯕꯁꯨ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯑꯒ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯉꯥꯜ ꯃꯃꯥ ꯃꯆꯥꯁꯨ ꯑꯌꯨꯛꯀꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯇꯧꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯆꯥꯛ ꯈꯔ ꯉꯟꯁꯤꯀꯣ꯫ ꯏꯇꯥꯎꯁꯦ ꯆꯥꯛ ꯂꯥꯝꯂꯝꯃꯅꯤ, ꯉꯔꯥꯡꯗꯒꯤ ꯀꯩꯁꯨ ꯆꯥꯔꯛꯇꯦ ꯍꯥꯏ꯫ ꯕꯨꯡꯉꯣ, ꯆꯥꯛꯇꯤ ꯑꯔꯥꯏꯕꯅꯤ, ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ꯫ ꯑꯁ ꯏꯃꯥ, ꯑꯗꯨꯒꯤ ꯋꯥꯕꯨ ꯈꯪꯅꯔꯝꯗꯕꯗꯣ ꯈꯪꯅꯔꯛꯑꯗꯧꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯍꯣꯏꯅꯦ, ꯑꯐꯕ ꯑꯣꯏꯔꯗꯤ ꯐꯩꯗꯅ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎꯁꯤꯅ ꯀꯔꯤꯅꯣ? ꯊꯣꯏꯅ ꯆꯥꯎꯔꯨꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯝꯕꯗꯤ マꯂꯤꯅꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅꯁꯨ ꯊꯝꯍꯧꯏ꯫ ꯂꯥꯏꯔꯤꯛ ꯃꯥꯜꯂꯦ ꯏꯃꯥ, ꯉꯁꯥꯏ ꯏꯇꯥꯎ ꯂꯦꯝꯕꯅ ꯄꯥꯏꯕꯤꯔꯛꯀꯦ ꯍꯥꯏꯕꯁꯨ ꯃꯥ ꯌꯥꯗꯦ꯫ ꯑꯗꯨꯗꯅꯤꯅꯦ ꯏꯃꯥꯅ ꯆꯤꯡꯅꯔꯤꯁꯦ꯫ ꯌꯥꯔꯦꯁꯦ, ꯊꯣꯏꯅ ꯐꯠꯇꯕ ꯈꯜꯂꯨꯅꯨ꯫ ꯃꯤ ꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯆꯦ ꯆꯥꯡ ꯑꯣꯏꯔꯝꯃꯗꯤ꯫ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯔꯗꯤ ꯆꯥꯛ ꯊꯣꯡꯒꯠꯅꯕ ꯇꯧꯕꯤꯔꯣ ꯏꯃꯥ꯫ ꯍꯣꯏ, ꯏꯃꯥ ꯊꯣꯡꯂꯨꯔꯒꯦ꯫ ꯃꯃꯥꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯠ ꯇꯧꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯂꯥꯛꯅꯔꯤ꯫ ꯃꯄꯥ ꯃꯊꯣꯡ ꯈꯪꯗꯕꯒꯤ ꯃꯆꯥꯅ ꯁꯥꯒꯩꯁꯤꯗ ꯃꯔꯥ ꯇꯥꯔꯒ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯨꯄꯤ, ꯌꯥꯔꯦ ꯇꯣꯛꯎꯗ꯫ ꯀꯔꯤꯒꯤ ꯇꯣꯛꯄꯅꯣ ꯅꯨꯄꯥ? ꯅꯈꯣꯏ ꯅꯄꯥꯅ ꯊꯤꯔꯛꯄ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯆꯦꯜꯂꯛꯄ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥꯁꯤꯗꯤ ꯂꯥꯏꯔꯗꯅꯅꯦ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯈꯛꯇ ꯌꯦꯟꯅꯕꯗ ꯂꯝꯁꯤꯕꯨ ꯀꯌꯥꯝ ꯊꯨꯡꯅꯔꯤꯒꯦꯕ? ꯍꯣꯏ ꯈꯪꯉꯤꯝꯅꯤ ꯅꯨꯄꯤ, ꯑꯩ ꯃꯇꯥꯡ ꯆꯥꯅ ꯇꯧꯔꯛꯀꯦ ꯀꯩꯗꯧꯔꯒꯦ? ꯅꯪꯁꯤ ꯌꯥꯝ ꯉꯥꯏ ꯉꯝꯗꯦꯍꯦ꯫ ꯀꯃꯥꯏ ꯏꯪꯅ ꯂꯩꯗꯣꯏꯕ? ꯀꯃꯥꯏ ꯏꯪꯅ ꯂꯩꯗꯣꯏꯅꯣꯕ? ꯅꯆꯥꯁꯤꯡꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯝ ꯆꯥꯎꯈꯠꯂꯛꯏꯕ꯫ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯩꯔꯗꯤ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯔꯛꯑꯅꯤꯌꯦ꯫ ꯑꯗꯨꯒ ꯅꯨꯄꯤ, ꯅꯪꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯗ꯫ ꯑꯩ ꯃꯤ ꯍꯥꯠꯅꯤꯡꯉꯛꯏꯀꯣ꯫ ꯍꯥꯠꯂꯣ ꯍꯥꯏꯔꯕꯅꯦ ꯑꯩꯗꯤ꯫ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯍꯥꯠꯇꯣꯛꯅꯔꯒ ꯋꯥꯏ ꯑꯃ ꯁꯪꯒꯗꯕꯅꯦ꯫ ꯇꯥꯆꯧ, ꯇꯥꯕ꯭ꯔꯣ? ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯦꯅꯦ꯫ ꯁꯤ ꯅꯨꯄꯥꯁꯤ ꯏꯁꯤꯡ ꯍꯩꯖꯟꯒꯦ ꯈꯪꯅꯤꯕ꯫ ꯃꯆꯤꯟꯗ ꯁꯤ ꯍꯥꯏꯔꯝꯂꯒ ꯍꯟꯅ ꯌꯦꯡꯗꯕꯤ ꯊꯣꯛꯈꯤ꯫ ꯊꯨꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯊꯣꯛ ꯍꯩꯖꯤꯜꯂꯤ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕ ꯅꯨꯄꯥꯗꯨꯗ꯫ ꯑꯩꯃꯥ, ꯑꯁ ꯁꯣꯏꯔꯦ, ꯀꯅꯥ? ꯑꯩꯃꯥ, ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯤ ꯑꯃ ꯇꯨꯝꯃꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯏꯁꯤꯡ ꯍꯩꯖꯜꯂꯤꯗꯨꯕꯨ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯀꯅꯥꯅꯣ?
Hai, kꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏꯕꯣ? ꯇꯕꯥꯅꯨ, ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯅꯕꯨꯡꯁꯤꯗ? ꯏꯃꯥꯕꯣ, ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯨ ꯀꯞꯄꯤ ꯍꯤꯛꯅ. ꯀꯩꯗꯧꯔꯒꯦꯝꯅꯦ ꯅꯪꯕꯣ? ꯏꯃꯥꯕꯣꯛꯇ ꯍꯥꯏꯌꯣ. ꯅꯤꯡꯊꯧꯔꯦꯜꯗ ꯃꯣꯟꯁꯤꯟꯗꯨꯅ, ꯅꯆꯜꯁꯤꯅ ꯇꯧꯔꯤꯔ ꯏꯕꯨꯡꯉꯣ? ꯃꯉꯥꯎ ꯊꯤꯈ꯭ꯔꯕ ꯏꯆꯥꯅꯤ. ꯁꯥꯎꯅꯨꯀꯣ ꯏꯕꯨꯡꯉꯣ, ꯂꯣꯏ ꯆꯣꯠꯂꯦꯅꯦ ꯇꯧꯔꯤꯁꯦ. ꯌꯥꯅꯤꯗ ꯏꯃꯥ ꯑꯩꯒꯤꯗꯤ. ꯏꯇꯥꯎꯒꯤ ꯐꯃꯨꯡꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ. ꯐꯃꯨꯡꯁꯤ ꯆꯣꯠꯂꯝꯃꯅꯤ. ꯏꯃꯥꯕꯣ, ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ. ꯃꯥꯅ ꯉꯔꯥꯡ ꯃꯥꯒꯤ ꯃꯐꯤ ꯑꯃꯣꯠꯄ ꯁꯨꯔꯨ ꯂꯥꯎ ꯍꯥꯏꯔꯝꯕꯗꯨꯗ ꯆꯪꯉꯛꯄꯅꯦ. ꯍꯣꯏꯁꯦ, ꯅꯈꯣꯏ ꯑꯅꯤ ꯁꯥꯎꯅꯔꯅꯨꯀꯣ. ꯏꯃꯥꯕꯣꯛ ꯌꯦꯡꯂꯨꯔꯒꯦ ꯐꯃꯨꯡ ꯑꯆꯣꯠꯄꯁꯦ. ꯐꯤ ꯑꯃꯣꯠꯄꯗꯨꯁꯨ ꯄꯨꯊꯣꯔꯛꯑꯒꯦ. ꯍꯣꯏ ꯏꯃꯥꯕꯣꯛꯅ ꯈꯔ ꯌꯦꯡꯕꯤꯔꯛꯑꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯕꯥꯅꯨꯗꯨ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ. ꯇꯟꯖꯥꯗꯨꯗ ꯃꯉꯥꯜꯁꯨ ꯆꯪꯂꯛꯏ. ꯀꯩꯗꯧꯔꯕ ꯏꯇꯥꯎ? ꯄꯨꯡꯆꯣꯠ ꯆꯣꯠꯂꯦꯅ. ꯍꯣ, ꯅꯆꯟꯅꯨꯄꯤꯅꯅꯦ ꯅꯪ ꯃꯥꯜꯂꯨꯗꯅ ꯏꯁꯤꯡ ꯍꯩꯖꯜꯂꯦꯅ ꯇꯧꯔꯝꯃꯤꯕ ꯏꯕꯨꯡꯉꯣꯁꯤꯗ. ꯇꯧꯔꯝꯅꯤ. ꯃꯁꯤ ꯑꯉꯥꯡꯁꯤ ꯃꯃꯥ ꯌꯥꯝ ꯊꯛꯄꯅꯤ. ꯌꯥꯔꯦꯁꯦ. ꯅꯇꯥꯎꯁꯦ ꯃꯁꯥ ꯁꯦꯡꯇꯣꯛꯍꯜꯂꯣ. ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯣ. ꯆꯥꯛ ꯊꯤꯔꯒꯅꯦ ꯁꯒꯥꯏꯗ ꯊꯥꯡꯒꯠꯂꯝꯂꯕꯅꯤ. ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯏꯃꯥ? ꯑꯩꯅ ꯇꯨꯝꯃꯨꯔꯤꯁꯦ ꯈꯔ ꯀꯨꯏꯔ ꯃꯥꯜꯂꯦ. ꯂꯣꯏꯔꯦ. ꯏꯆꯥꯅ ꯋꯥꯅ ꯂꯝꯁꯥꯡ ꯂꯥꯛꯄꯗꯨꯗ ꯋꯥꯗꯅ ꯇꯧꯔꯤꯅꯤ. ꯅꯇꯥꯎꯒ ꯍꯪꯆꯥꯛ ꯂꯥꯛꯑꯣ ꯏꯇꯥꯎ, ꯄꯨꯈ꯭ꯔꯤꯗ ꯍꯦꯛꯇ ꯆꯠꯂꯁꯤ. ꯅꯨꯡꯁꯥ ꯅꯦꯝꯊꯔꯛꯄ ꯃꯇꯝꯅꯤ. ꯃꯉꯥꯜꯒꯤ ꯃꯃꯥꯒ ꯇꯕꯥꯅꯨꯒ ꯋꯥꯔꯤ ꯇꯧꯔꯤ. ꯀꯅꯥꯅꯣ ꯏꯃꯥꯕꯣ, ꯉꯁꯥꯏ ꯅꯨꯄꯥꯗꯨꯕꯣ? ꯍꯣ, ꯅꯈꯣꯏ ꯇꯥꯆꯧꯒꯤ ꯃꯃꯥꯟꯅꯕꯅꯦ ꯍꯥꯏꯕꯅꯦ. ꯅꯈꯣꯏꯗ ꯂꯩꯗꯣꯏꯔꯣ ꯃꯥ? ꯂꯩꯔꯣꯏꯗ. ꯁꯣꯏꯔꯦꯟ ꯁꯪꯕꯝꯒꯤ ꯏꯪꯈꯣꯜꯗꯨꯗ ꯂꯩꯗꯣꯏꯅꯤ. ꯕꯨꯠꯀ ꯑꯃꯨꯛ ꯑꯣꯏꯔꯝꯗꯅꯀꯣ ꯃꯗꯨꯏ ꯃꯤꯗꯣ. ꯁꯣꯝꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯃꯤ ꯂꯩꯅꯈꯤꯗ꯭ꯔꯕ ꯏꯪꯈꯣꯜꯗꯨꯗ ꯆꯪꯂꯛꯏ. ꯑꯩꯗꯤ ꯇꯜꯂꯤꯕꯨ ꯏꯇꯥꯎ ꯅꯈꯣꯏꯒꯤ ꯊꯕꯛꯁꯦ. ꯅꯪ ꯁꯤꯃ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯍꯦ. ꯑꯗꯨꯝ ꯆꯠꯂꯨ ꯆꯠꯐꯝ ꯊꯣꯛꯄ. ꯋꯥꯖꯥꯎ ꯏꯕꯨꯡꯉꯣ, ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤꯗꯨ ꯅꯤꯡꯁꯤꯡꯉꯨ. ꯂꯦꯝꯕꯒ ꯉꯥꯟꯕꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯤꯕꯗꯨ ꯅꯤꯡꯊꯧꯔꯦꯜꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ. ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯤ. ꯏꯪꯈꯣꯜ ꯃꯅꯨꯡ ꯍꯦꯛ ꯆꯪꯂꯛꯄꯗ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ. ꯃꯁꯥꯒꯤ ꯃꯇꯨꯗꯨ ꯅꯥꯟꯊꯖꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯏꯇꯥꯎ, ꯑꯩ ꯂꯩꯍꯧꯔꯒꯦ. ꯅꯣꯏꯅꯤ ꯆꯪꯉꯨꯔꯣ. ꯏꯇꯥꯎ ꯃꯉꯥꯜ, ꯏꯇꯥꯎ ꯂꯦꯝꯕ, ꯅꯈꯣꯏ ꯑꯅꯤꯅ ꯆꯪꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯁꯨ ꯁ꯭ꯋꯥꯏꯗ ꯂꯩꯕꯤꯔꯝꯃꯨ. ꯑꯩ ꯌꯨꯝꯁꯤꯗ ꯆꯪꯉꯨꯈꯤꯒꯦ. ꯏꯇꯥꯎ ꯏꯊꯟꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ? ꯀꯩꯁꯨ ꯈꯟꯗꯦꯗ ꯏꯇꯥꯎ, ꯑꯗꯨꯒꯤ ꯋꯥꯕꯨ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯨ. ꯇꯁꯦꯡꯅ ꯃꯉꯥꯜ ꯑꯃꯗꯤ ꯂꯦꯝꯕ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯅꯤ. ꯏꯪꯈꯣꯜꯗꯨ ꯃꯈꯣꯏꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯍꯩꯅꯕꯤ ꯏꯪꯈꯣꯜ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯑꯗꯨꯅ ꯅꯤꯡꯊꯧꯔꯦꯜ ꯃꯁꯥꯅꯁꯨ ꯃꯥ ꯃꯊꯟꯇ ꯆꯪꯉꯨꯒꯦ ꯍꯥꯏꯔꯤꯉꯩ ꯆꯪꯖꯔꯁꯅꯨ ꯈꯜꯂꯤ. ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯗꯨꯅ ꯆꯪꯂꯛꯄꯅ ꯃꯇꯝ ꯀꯨꯏꯅ ꯆꯪꯅꯔꯨꯗ꯭ꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯔꯦ. ꯃꯐꯝꯗꯨ ꯌꯨꯝꯅꯤ ꯍꯥꯏꯕ ꯈꯛꯇꯃꯛ ꯉꯥꯏꯔꯦ. ꯃꯥꯡꯒꯣꯜ ꯁꯨꯃꯥꯡ ꯃꯊꯣꯡ ꯈꯪꯗ꯭ꯔꯤ. ꯍꯧꯔꯝꯂꯤꯕ ꯅꯥꯄꯤ ꯃꯌꯥꯝꯗꯨꯁꯨ ꯌꯦꯡꯕꯗ ꯑꯀꯤꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯏ. ꯅꯥꯄꯤ ꯁꯤꯡꯅꯥꯡꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯁꯤꯟꯈꯤ. ꯊꯣꯡꯗꯨꯗ ꯋꯥꯏꯈꯨ ꯌꯣꯠꯂꯤꯡ ꯀꯥꯕ ꯑꯃ ꯌꯥꯜꯂꯤꯕꯗꯨ ꯎꯕꯗ ꯋꯥꯈꯜ ꯈꯪꯂꯥꯛꯇꯨꯅ ꯐꯤꯔꯩꯗ ꯌꯦꯞꯄꯛꯄ ꯁꯣꯗꯨ ꯐꯠ ꯂꯧꯊꯣꯛꯇꯨꯅ ꯍꯥꯡꯅꯕ ꯍꯣꯠꯅꯩ. ꯄꯥꯛ ꯍꯦꯛ ꯍꯥꯡꯕ ꯌꯥꯗꯦ. ꯀꯨꯏꯃꯟꯈ꯭ꯔꯕ ꯑꯣꯏꯕꯅ ꯉꯥꯏꯍꯥꯛ ꯂꯦꯛꯊꯣꯛ ꯂꯦꯛꯁꯤꯟ ꯇꯧꯔꯕ ꯇꯨꯡꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯍꯥꯡꯕ ꯌꯥꯔꯦ. ꯊꯣꯡꯗꯣ ꯍꯦꯛ ꯍꯥꯡꯕꯒ ꯏꯃꯨꯡꯗ ꯆꯪꯈꯤ. ꯌꯨꯝ ꯃꯅꯨꯡꯗꯨꯗ ꯀꯩꯗꯧꯔꯖꯥꯠꯅꯣ ꯏꯇꯥꯎ? ꯍꯩ, ꯅꯪꯒ ꯑꯩꯒ ꯅꯠꯇ꯭ꯔꯣ ꯉꯁꯥꯏꯗꯩ ꯊꯣꯡꯒꯥꯟꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯁꯦ? ꯁꯨꯝ ꯍꯪꯕꯅꯤꯕ. ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯀꯤ ꯑꯈꯪꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥꯕ? ꯍꯩꯅꯕꯤ ꯏꯪꯈꯣꯜꯁꯤꯗ ꯍꯦꯛꯇ ꯆꯪꯈꯤꯕꯅꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯅꯤꯡꯊꯧꯔꯦꯜ ꯊꯣꯛꯂꯛꯏ. ꯏꯇꯥꯎ, ꯃꯅꯨꯡꯗ ꯀꯩꯀꯩ ꯂꯩꯍꯧꯒꯦ? ꯏꯇꯥꯎ, ꯅꯪ ꯕꯨꯠꯀ ꯑꯝꯇ ꯊꯦꯡꯅꯔꯛꯇ꯭ꯔꯣ? ꯊꯦꯡꯅꯔꯛꯇꯦꯗ ꯏꯇꯥꯎ. ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ. ꯅꯪ ꯌꯨꯝꯗꯨꯗ ꯆꯪꯉꯨꯕ꯭ꯔോ? ꯆꯪꯉꯨꯏꯌꯦ. ꯑꯗꯣ ꯏꯇꯥꯎ ꯃꯉꯥꯜ, ꯑꯩ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯅꯈꯣꯏꯗ ꯂꯩꯖꯈꯤꯒꯦ. ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯌꯨꯝ ꯍꯣꯡꯖꯟꯕ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ. ꯀꯨꯏꯅ ꯂꯩꯅꯔꯨꯗꯕꯒꯤ ꯂꯣꯏꯁꯤꯟꯒꯗꯕꯁꯨ ꯌꯥꯝ ꯂꯩꯍꯧꯏ. ꯍꯣꯏꯗ ꯏꯇꯥꯎ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯣ ꯏꯇꯥꯎ, ꯅꯪꯕꯨ ꯀꯩꯁꯨꯝꯇ ꯍꯦꯛ ꯊꯦꯡꯅꯔꯛꯇꯕ꯭ꯔꯥꯝꯅꯤ? ꯊꯦꯡꯅꯔꯛꯇꯦ ꯃꯤ ꯏꯇꯥꯎ. ꯃꯉꯥꯜ ꯍꯣꯏꯗ ꯂꯩꯔꯒ ꯅꯤꯡꯊꯧꯔꯦꯜꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯍꯤꯡꯒꯣꯜ ꯁꯝꯕꯜꯗꯨ ꯁꯦꯝꯖꯤꯜꯂꯤ. ꯌꯨꯝꯗꯨꯁꯨ ꯂꯩꯕ ꯌꯥꯕ ꯃꯑꯣꯡꯗ ꯁꯦꯝꯖꯤꯜꯂꯤ. ꯁꯦꯝꯃꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯃꯇꯝ ꯀꯨꯏꯅ ꯃꯤ ꯂꯩꯅꯔꯨꯗ꯭ꯔꯕꯅꯤꯅ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯆꯤꯜꯂꯤ. ꯃꯇꯝꯅ ꯅꯣꯡꯃ ꯁꯨꯝ ꯍꯧꯖꯤꯟꯈꯤ. ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯁꯨ ꯇꯣꯔꯣꯠ ꯈꯣꯟꯗꯥꯅꯕ ꯍꯧꯔꯛꯂꯦ ꯅꯤꯡꯊꯧꯔꯦꯜꯗꯨ. ꯂꯦꯝꯕ ꯑꯃꯗꯤ ꯃꯉꯥꯜꯒꯁꯨ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯣꯏꯔꯛꯂꯝꯃꯤ. ꯃꯇꯝꯁꯤꯗ ꯅꯤꯡꯊꯧꯔꯦꯜ ꯑꯃꯗꯤ ꯇꯕꯥꯅꯨꯒꯁꯨ ꯊꯃꯣꯏꯗ ꯄꯥꯎ ꯈꯔ ꯐꯥꯎꯅꯔꯕꯁꯨ ꯆꯤꯝꯕꯥꯜ ꯂꯥꯟꯅ ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯅꯔꯨꯗꯦ. ꯏꯇꯥꯎ, ꯉꯁꯤꯗꯒꯤ ꯅꯪꯁꯤ ꯕꯨꯠꯀꯤ ꯃꯀꯣꯟꯗꯨꯗ ꯂꯩꯔꯨꯗꯣꯏꯅꯤꯅꯦ? ꯅꯣꯏꯁꯤꯃ ꯏꯇꯥꯎ ꯀꯤꯒꯟꯈ꯭ꯔꯦꯍꯦ. ꯕꯨꯠ ꯂꯩꯇꯦ ꯃꯤ. ꯑꯗꯣ ꯏꯇꯥꯎ, ꯏꯪꯈꯣꯜꯗꯨꯒꯤ ꯃꯅꯤꯡꯗ ꯆꯦꯜꯂꯤꯕ ꯈꯣꯡꯂꯝ ꯑꯃ ꯂꯩꯕꯗꯣ, ꯃꯗꯨ ꯐꯖꯅ ꯍꯥꯏꯅꯕꯅꯦ. ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯑꯩꯉꯣꯟꯗꯁꯨ ꯁꯥꯍꯨꯝ ꯈꯖꯤꯛꯇꯤ ꯐꯪꯉꯤ. ꯊꯣꯏꯅ ꯀꯟꯕꯗꯤ ꯑꯣꯏꯔꯣꯏꯗ. ꯏꯇꯥꯎ, ꯅꯪ ꯂꯩꯋꯥ ꯇꯤꯟꯋꯥꯒ ꯍꯩꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯌꯥꯝ ꯍꯩꯔꯨꯕ ꯅꯠꯇꯦꯗ. ꯑꯍꯜ ꯂꯃꯟꯅ ꯇꯥꯛꯄꯤꯔꯝꯕ ꯈꯔ ꯈꯖꯤꯛ ꯅꯤꯡꯁꯤꯡꯕꯅꯤ. ꯕꯨꯡꯉꯣ, ꯅꯈꯣꯏꯕꯨ ꯄꯣꯠ ꯌꯣꯝꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯣ?
ꯂꯣꯏꯔꯒꯨꯝꯕꯅꯤ ꯏꯃꯥ. ꯅꯤꯡꯊꯧꯔꯦꯜ, ꯑꯋꯥꯠ ꯑꯄꯥ ꯑꯃ ꯍꯦꯛ ꯂꯩꯕꯒꯅꯦ ꯑꯩꯈꯣꯏꯗ ꯆꯦꯜꯂꯛꯎꯀꯣ. ꯏꯆꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ. ꯍꯣꯏ ꯏꯃꯥ. ꯏꯃꯥꯈꯣꯏꯒꯤ ꯂꯃꯟ ꯅꯆꯥꯅ ꯌꯥꯝ ꯇꯨꯟꯁꯤꯟꯖꯔꯤ. ꯄꯨꯟꯁꯤꯗ ꯏꯃꯥꯒꯤ ꯂꯃꯟ ꯅꯆꯥꯅ ꯀꯥꯎꯖꯔꯣꯏ. ꯏꯍꯦ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯗ. ꯃꯁꯤꯗꯤꯅꯦ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯅꯤꯅꯦ. ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯂꯃꯟ ꯁꯤꯡꯉꯨ ꯍꯥꯏꯔꯒ ꯊꯕꯛ ꯁꯨꯍꯟꯕ ꯌꯥꯕꯗꯨꯕꯨ ꯄꯪꯒ꯭ꯔꯦꯌꯦ. ꯊꯤꯗ ꯑꯉꯥꯎꯕꯁꯤꯡꯁꯤꯗꯤ. ꯂꯣꯏꯁꯜꯂꯣ. ꯅꯆꯟꯅ ꯆꯥꯛ ꯂꯣꯏꯍꯧꯔꯦ. ꯆꯥꯛꯁꯤ ꯆꯥꯔꯒ ꯆꯠꯅꯕ ꯇꯧꯔꯣ. ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯃꯤꯟꯅꯔꯦ. ꯂꯣꯏꯔꯒ ꯁꯟ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯨꯗꯨꯅ ꯄꯣꯠꯆꯩ ꯍꯥꯞꯀꯠꯂꯤ. ꯃꯉꯥꯜꯈꯣꯏꯒꯤ ꯌꯨꯝꯒ ꯅꯤꯡꯊꯧꯔꯦꯜꯅ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝꯁꯤꯒ ꯌꯥꯝꯅ ꯂꯥꯞꯅꯕꯗꯤ ꯅꯠꯇꯦ. ꯇꯁꯦꯡꯅ ꯅꯤꯡꯊꯧꯔꯦꯜꯅ ꯈꯨꯜꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯗꯗꯤ ꯄꯣꯠꯌꯣꯝ ꯃꯆꯥ ꯑꯃꯈꯛ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯉꯥꯜ ꯃꯃꯥ ꯃꯆꯥꯅ ꯅꯣꯡꯃꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯌꯦꯡꯗꯨꯅ ꯄꯤꯕꯤꯔꯦ. ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ. ꯄꯣꯠꯆꯩ ꯍꯣꯟꯕꯁꯨ ꯂꯣꯏꯔꯦ. ꯃꯐꯝ ꯆꯥꯅ ꯊꯝꯂꯤ. ꯇꯤꯜꯂꯝꯕ ꯃꯤꯁꯤꯡꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ. ꯇꯕꯨꯅꯨꯅ ꯉꯁꯥꯏ ꯊꯥꯕꯤꯔꯝꯕ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯇꯨꯅ ꯉꯥꯏꯍꯥꯛ ꯍꯤꯞꯄꯤ. ꯑꯩꯒꯤ ꯊꯃꯣꯏꯅ ꯆꯥꯛꯏꯕꯁꯦ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯐꯪꯉꯨꯀꯣ. ꯅꯪ ꯍꯥꯏꯁꯤꯅꯤ. ꯀꯔꯤꯅꯣ? ꯑꯩꯉꯣꯟꯗꯒ ꯑꯣꯟꯁꯤꯟꯕꯤꯔꯛꯀꯅꯨ. ꯅꯋꯥꯁꯤꯡꯗꯣ ꯅꯌꯨꯝꯗ ꯋꯥꯔꯛꯎꯆꯣ. ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯒ ꯑꯗꯨ ꯑꯗꯥ ꯇꯧꯕꯤꯔꯅꯨ ꯏꯕꯦꯝꯃ. ꯀꯔꯤ? ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯅꯪꯒꯤ ꯅꯨꯄꯥꯗꯨꯁꯨ ꯅꯪꯅ ꯆꯥꯕꯅꯦ. ꯅꯔꯝ ꯆꯠꯇꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯕꯅꯦ. ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ. ꯅꯪ ꯑꯃ ꯐꯠꯇꯕꯅ ꯅꯪꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯐꯥꯎꯕ ꯂꯨꯈ꯭ꯔꯥꯕꯤ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯑꯣꯏꯌꯨꯀꯣ. ꯀꯔꯤꯅꯣ? ꯀꯔꯤꯃꯛꯅꯣ? ꯑꯩꯁꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯁꯨꯈꯪ ꯈꯪꯗꯦ. ꯀꯩꯗꯧꯉꯩꯅꯣ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯂꯛꯀꯗꯧꯕ? ꯍꯦ ꯏꯁꯣꯔ, ꯌꯨꯝꯐꯝꯁꯤꯗ ꯂꯩꯔꯤꯕ ꯁꯥꯞ ꯃꯌꯥꯝꯁꯤꯒ, ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯒ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ? ꯂꯥꯏꯔꯤꯛꯀꯤ ꯃꯇꯦꯡ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ. ꯐꯔꯦ, ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯔꯒꯦ. ꯑꯣꯖꯥꯅ ꯄꯤꯔꯛꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯑꯩ ꯄꯥꯗꯕ ꯌꯥꯗꯦ. ꯅꯨꯡꯗꯥꯡꯁꯤꯃꯗꯤ ꯆꯥꯛ ꯊꯣꯡꯂꯔꯣꯏꯒꯦ. ꯃꯆꯤꯟꯗ ꯁꯨꯝ ꯍꯥꯏꯔꯗꯨꯅ ꯉꯁꯥꯏ ꯍꯥꯞꯄꯛꯈꯤꯕ ꯊꯥꯡꯃꯩ ꯄꯣꯗꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯩ ꯆꯝꯈꯠꯂꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯂꯥꯏꯔꯤꯛ ꯃꯌꯣꯝꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯕ ꯍꯧꯏ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯃꯇꯝꯗꯨ ꯐꯅ ꯉꯜꯂꯤ. ꯃꯉꯥꯜꯒ ꯂꯦꯝꯕꯒ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯔꯦꯜꯒꯤ ꯊꯣꯡ ꯊꯤꯜꯂꯤ. ꯏꯇꯥꯎ! ꯍꯣ ꯏꯇꯥꯎ ꯅꯤꯡꯊꯧꯔꯦꯜ! ꯈꯣꯏꯅ ꯈꯨꯝꯃꯛꯇ꯭ꯔꯤꯁꯤꯕꯣ? ꯕꯨꯟꯅꯒ ꯆꯥꯊꯣꯛꯈ꯭ꯔꯖꯥꯠꯂꯣ? ꯇꯥꯅꯤꯡꯗꯦ, ꯇꯨꯃꯤꯟ ꯂꯩꯌꯨ. ꯇꯟꯖꯥꯗꯨꯗ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ. ꯅꯣꯏ ꯑꯅꯤꯗꯤ ꯑꯁꯨꯛ ꯉꯟꯅ? ꯅꯪꯗꯣ ꯕꯨꯠꯅꯒ ꯆꯥꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦꯅ ꯂꯥꯛꯏꯅꯤ. ꯅꯪ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯥ ꯏꯇꯥꯎ? ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ. ꯉꯔꯥꯡ ꯀꯩꯝ ꯇꯧꯔꯛꯇ꯭ꯔꯣ? ꯑꯩ ꯑꯣꯏꯔꯗꯤ ꯁꯨꯡꯉꯝꯃꯦ ꯉꯝꯃꯔꯣꯏ ꯑꯍꯤꯡ ꯂꯦꯛꯄꯒ. ꯌꯥꯔꯁꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯑꯝꯇ. ꯑꯗꯣ ꯅꯪ ꯉꯔꯥꯡ ꯆꯥꯛꯀ ꯊꯣꯡꯉ ꯆꯥꯕ꯭ꯔꯣ? ꯑꯁ, ꯆꯥꯗ꯭ꯔꯦꯗ. ꯆꯥꯛꯀ ꯄꯨꯛ ꯏꯊꯟ ꯊꯟꯒꯠꯂꯤ. ꯑꯗꯨ ꯈꯪꯗꯅꯅꯦ ꯏꯃꯥꯅ ꯁꯪꯒꯣꯝ ꯃꯔꯣꯟꯕꯁꯤ ꯄꯤꯔꯛꯄꯅꯤ. ꯁꯤ ꯊꯛꯎ. ꯍꯣꯏ. ꯑꯗꯣ ꯏꯇꯥꯎ, ꯑꯩꯁꯤ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯉꯤ. ꯍꯥꯏꯌꯣ, ꯀꯩ ꯋꯥꯅꯣ? ꯁꯦꯜꯁꯨ ꯊꯣꯛꯇꯦ, ꯂꯪꯐꯩ ꯆꯠꯄꯁꯨ ꯆꯠꯅꯤꯡꯗ꯭ꯔꯤ. ꯌꯨꯝꯁꯤ ꯐꯖꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯂꯩꯔꯒꯦ ꯈꯟꯕꯅꯤꯅ. ꯑꯗꯣ ꯈꯨꯜꯁꯤꯒꯤ ꯂꯧ ꯌꯥꯝ ꯆꯥꯕꯒ ꯂꯩꯔꯗꯤ, ꯂꯧ ꯃꯆꯦꯠ ꯑꯃꯠꯇ ꯎꯔꯕꯗꯤ. ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯂꯦꯝꯕ ꯈꯣꯏꯒꯤ ꯃꯈꯨꯔꯥꯗꯣ ꯂꯧ ꯌꯥꯝ ꯆꯥꯕꯅꯤ. ꯃꯥ ꯊꯣꯛꯄ ꯉꯥꯡꯅꯖꯁꯅꯤ. ꯑꯩꯈꯣꯏ ꯈꯨꯔꯥꯇꯣꯟ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛꯅꯦ ꯀꯩ ꯃꯃꯥꯏ ꯑꯣꯏꯅ ꯅꯥꯜꯂꯨꯔꯒꯦ? ꯑꯩꯉꯣꯟꯗꯒ ꯊꯥꯡꯖꯟꯕꯤꯔꯛꯑꯅꯨ. ꯏꯇꯥꯎ, ꯑꯗꯨꯃꯇꯪꯗꯤ ꯅꯇꯥꯎꯒꯤ ꯃꯇꯦꯡ ꯇꯧꯕꯤꯗꯕ ꯌꯥꯗꯦ. ꯋꯥꯈꯜ ꯀꯥꯇꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯈꯜꯂꯤ. ꯑꯗꯨꯒ ꯇꯞꯅ, ꯍꯣꯏꯁꯦ, ꯑꯩ ꯍꯥꯏꯅꯔꯒꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯉꯥꯅꯨ ꯃꯆꯥ ꯌꯦꯅꯥꯎ ꯃꯆꯥ ꯈꯔꯁꯨ ꯄꯤꯔꯛꯀꯦ ꯍꯥꯏꯕꯅꯤ. ꯋꯥꯄꯜꯗꯒꯤ ꯋꯥ ꯌꯥꯜꯂꯒ ꯃꯀꯣꯟ ꯁꯥꯕ ꯍꯧꯔꯣ. ꯍꯣꯏ ꯏꯇꯥꯎ, ꯉꯁꯤꯁꯦ ꯅꯨꯃꯤꯠꯁꯨ ꯐꯩ. ꯋꯥꯗꯣ ꯑꯌꯨꯛ ꯌꯥꯜꯂꯒꯦ. ꯑꯗꯨꯒ ꯅꯨꯡꯊꯤꯜꯗꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯔꯒꯦ. ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯐꯝꯁꯤꯡꯗꯨ ꯈꯟꯅꯔꯒ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ. ꯅꯤꯡꯊꯧꯔꯦꯜꯗꯨ ꯇꯧꯒꯗꯕ ꯃꯊꯧ ꯁꯠ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ. ꯂꯦꯝꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯈꯨꯔꯥꯇꯣꯟꯒꯤꯗ ꯂꯥꯛꯏ. ꯗꯣꯝꯆꯥ, ꯈꯨꯔꯥꯇꯣꯟ ꯂꯩꯇ꯭ꯔꯣ? ꯍꯩꯃꯥ, ꯅꯪ ꯈꯨꯔꯥꯇꯣꯟꯗꯤ ꯑꯌꯨꯛꯀꯤ ꯅꯨꯡꯁꯤꯠ ꯆꯥꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯅꯦ. ꯍꯧꯖꯤꯛꯄꯣ? ꯌꯥꯔꯔꯣꯏ. ꯊꯣꯏꯅꯨꯒꯤ ꯆꯥ ꯕꯣꯔꯥ ꯌꯣꯟꯐꯝꯗ ꯂꯩꯔꯝꯃꯅꯤ. ꯑꯩꯅ ꯆꯪꯒꯅꯨ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯑꯍꯜꯁꯤ ꯌꯥꯗꯦꯕꯁꯦ. ꯈꯔ ꯁꯦꯟꯅꯖꯧ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣই ꯋꯥꯗꯤ. ꯈꯤꯇꯪꯗꯒꯤ ꯏꯍꯦ ꯍꯥꯏꯅꯅꯤꯀꯣ. ꯀꯔꯤ? ꯀꯅꯥꯕꯨꯅꯣꯅꯦ ꯂꯦꯝꯕ ꯏꯍꯦ ꯍꯥꯏꯅꯗꯧꯔꯤꯁꯤꯕꯣ? ꯈꯨꯔꯥꯇꯣꯟ, ꯀꯅꯥꯁꯨ ꯅꯠꯇꯦꯗ. ꯅꯪ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯔꯒꯦ? ꯋꯥ ꯑꯝꯇ ꯁꯨꯝ ꯈꯟꯅꯁꯦꯅ ꯇꯧꯕꯅꯤ ꯈꯨꯔꯥꯇꯣꯟ. ꯑꯩ ꯀꯤꯅꯦ ꯏꯕꯣ, ꯅꯪꯅ ꯋꯥ ꯈꯟꯅꯁꯤꯒ ꯍꯥꯏꯔꯛꯄꯁꯤ. ꯑꯩꯈꯣꯏ ꯈꯨꯔꯥꯇꯣꯟꯁꯤꯃ. ꯆꯨꯝꯗ꯭ꯔꯣ? ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯉꯛꯄꯁꯤꯗ ꯁꯤꯡꯊꯥꯅꯕ ꯌꯥꯕ ꯀꯔꯤ ꯊꯕꯛꯄꯨ ꯇꯧꯔꯒꯦꯅꯦ? ꯈꯨꯝꯃꯨꯅꯦ. ꯌꯥꯔꯦꯗ ꯃꯈꯣꯏ ꯈꯨꯔꯥꯇꯣꯟꯁꯨ ꯑꯉꯥꯡꯁꯤꯗ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯤ.
Nakoi mayamna kangkhatpasidane ma nungairabani. Masi mangadaba ngangniko. Lembadu mabukta khalli. Aina haigina laiba wasiga Kuratona lairiba phibamsiga aibu haidabana pharadrane. Yengune mase mina kaungangbga tadene. Hai lemba nangbunine aina hangise. Kari habanu Kuraton. Nangbu kari haige haibano haiba. Kuraton wasi tapna khanase ipaicha khanglaw lawkhapadu tawbirakanuko. Yengune mase Kuratongi lawpham machet amta aigi tawdu uhangi. Kari Hai lemba nang matuinare nang. Pingat piginu Kuraton. Mamangda itaw thembungna ukibado adumna tawroi aigi tawsidi. Nangidi adu ngaktanine ha lawramdaidadi. Nangna gri taktana lawpham ama. Nangna gri taktana lawpham aphaba ama thembung haiba ngangduda uhalle. Ahanba chahina phawyam thoktrena phaw sangbai ama phawba pirakte. Olakpa chahidudana matam chana yenghawdabagi phaw amata pandre. Mathang amukna migi sel singni phaw piningai leitena pidre. Yengune nangna pusalakpa mi singsina tawribase. Hoiba Kuraton ai khangeba ado itaw thembungna uriba law sangam amado tangkhai yelaga aigi tawsida uhalase. Aduda thembung su chenba yararoi. Mana phaw yamna thoktre tintai ikang thui aduda haibasu yararoi. Hairagana ma uhandra loire kainu mathang olakpa chahida. Hoine chummine ha. Thabak suningdaba mi sisu Isorna lawsinga te pirakpa janine. Is sendoi khara charaga lawyam khara charaga singena khanjarido Kuratona ado yam pangbai wakhalneba. Yare henjila anu kanano nangna nataw haido. Soren samamgi ingkholda lainina lakpa naha pakhangduni. Ish adudi mitik mirau leibo thabak tawrakadaba naha maline he. Tawrakani adubudi aiga tinaba hairadana Kuraton. Lembagi waduda magi Kuratondu mamit paini yenglai aduga makhatana hairai. Hayeng nangi natawdo pudana lau. Ai mana ugadaba lawphamdu taki. Wahi sitabada lembado haraw mayumda halai. Mathangi numitni. Thabak yam phaiko. Nangdi kana laiba. Ai tom laini. Kainu puraiduna. Hinjang napini. Oh, tabano. Nang lakpabu kay leirage. Imabokna yengkhon saba nganu makol semba loirabra yenguchona yenglaini. Nganu makol di semba loire. Yengonsu mache sida ngairida saksa mangdadi loirani. Taning thaural nang yum sida na thanda leirido tandro. Angaw bisidi yumda leibabu talle haibra. Adu taning thaural se chingkhol se nanga kamaina mari leinarino ba. Nongma matang chabada haigi. Ngasidi yadaba. Ning thaural paukhum piraktre no fitamak tawi. Matawduda ikairaduna tabanudu iha tawduna hairai. Nang thabak su loidri saktoi thongbiramage horen thabak loiraga thongadi thengani ba. Asi hairamlaga tabanu thuna imung jangki. Ningthaurel su yengduna leihawi. Sang loisilakpagi adwaiduda thangnaba kada ningthaurel du chathok chasin tawbaduda tabanu na hairai. Ta ningthaurel ai sang loisilai haksang singdopinaba tawruro. Karisu khumlakti tabanusu tawpham thokpa dum tawduna lei. Sak loiraba matung sakto thidoktuna sagaida thangatlaga thammi. Adubu hoi mai khumlaktabaduda amuksu tabanuna. Taning thaurel sakti thiba loire sagaida thangalamage luisanbiro. Hantaksu karisu khumlakti adubu tabanugi wadu tarabagum imungdagi mapal thoki. Tabanusu hantang mukti taraba male ma halakpa ngaiba oina saksang siwai taithoki khanduna Yeni khadan nura kuithi thiraga taiba hawi. Wai taiba loira phawba ningthaurel chaklang mantrabaduda tabanudu ningthaurel kuithi thirai. Ta ningthaurel nangdi irujaba jatkraga sida pungthon hairon charaga leiriboire mina chak loire hairaga is nangdi chak loire sukai su hairaktana changai boina charini. Kaino haisibo ta ningthaurel da natro aina chak loire haksang singdoro haidubo. Karino tabanu ngawrabro nangbo. Ai imungdaga mata sangdriko ngasaide hojikte yengon saba loisinbada ngari chakla mena pungthol chari sini asimgairo taning thorel adudi imungda leiriduna kana nangi bam noiramni kana leidorigi imungda kaino aisibo aigi thamoina yaningdeda yari to omni nangi bam noiramni sakpu leihorabo tabanu wakhal yamna nungaitri adubu kariso hairakte
ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯝꯃꯤ, ꯁꯒꯥꯏꯗ ꯊꯥꯡꯒꯠꯂꯝꯕꯅꯤ. ꯑꯩꯁꯨ ꯊꯦꯡꯉꯦ, ꯆꯠꯅꯕ ꯇꯧꯔꯒꯦ. ꯍꯣꯏ, ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯑꯣꯀꯣ, ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ. ꯂꯥꯛꯆꯔꯔꯣꯏ ꯏꯕꯨꯡꯉꯣ, ꯅꯨꯄꯥꯅ ꯊꯟꯇ ꯂꯩꯕ ꯌꯨꯝꯊꯣꯡꯄꯣꯛꯁꯤꯗ ꯂꯩꯁꯥꯕꯤ ꯑꯩ ꯁꯨꯝ ꯂꯥꯛꯑꯣ ꯍꯥꯏꯔꯣ? ꯆꯠꯂꯦ. ꯇꯕꯥꯅꯨꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ. ꯑꯩ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯂꯣꯏꯁꯤꯟꯕ ナꯏꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ. ꯁꯨꯝ ꯍꯦꯟꯖꯜꯂꯛꯀꯗꯧꯔꯤ. ꯅꯤꯡꯊꯧꯔꯦꯜꯗꯣ ꯃꯆꯤꯜꯗ ꯁꯨꯝꯅ ꯁꯣꯜꯂꯤ. ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ. ꯅꯤꯡꯊꯧꯔꯦꯜꯗꯣ ꯃꯉꯥꯜꯒꯤ ꯌꯨꯝꯗ ꯂꯥꯛꯏ. ꯁꯨꯃꯥꯡ ꯃꯆꯤꯗꯨꯗ ꯃꯉꯥꯜꯒꯤ ꯃꯃꯥꯗꯨ ꯆꯦꯡ ꯈꯩꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯃꯥ, ꯃꯉꯥꯜꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯏꯆꯥ ꯂꯥꯛꯏꯗꯅ, ꯆꯪꯉꯣ ꯐꯝꯃꯨ ꯂꯥꯎ. ꯅꯇꯥꯎꯕꯨꯗꯤ ꯂꯩꯕꯅꯤ. ꯆꯪꯁꯤꯟꯗꯨꯅ ꯄꯤꯔꯛꯂꯤꯕ ꯐꯤꯗꯥꯗꯨ ꯂꯧꯗꯨꯅ ꯐꯝꯃꯤ. ꯉꯁꯤꯁꯦ ꯏꯇꯥꯎꯂꯦꯝꯕ ꯈꯣꯏꯒꯤ ꯃꯈꯨꯔꯥꯒꯤ ꯂꯧꯐꯝꯗꯣ ꯌꯦꯡꯕ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ. ꯑꯗꯨꯗ ꯌꯦꯡꯉꯨꯁꯦꯅ ꯍꯧꯕ ꯂꯥꯛꯏꯅꯦ ꯏꯃꯥ. ꯐꯔꯦ. ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯅꯅꯦ ꯁꯨ ꯅꯣꯝꯗꯨꯅ ꯌꯨꯝꯗꯨꯗ ꯂꯩꯕꯁꯦ. ꯂꯪꯐꯩꯗ ꯁꯦꯜ ꯇꯥꯟꯕ ꯆꯠꯇ꯭ꯔꯕꯁꯨ ꯏꯪꯈꯣꯜ ꯁꯝꯕꯜ ꯑꯗꯨꯛ ꯆꯥꯎꯔꯤꯗꯨꯕꯨ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯥꯖꯜꯂꯨ ꯏꯆꯥꯁꯤꯗꯤ. ꯍꯣꯏ ꯏꯃꯥ, ꯏꯪꯈꯣꯜꯗ ꯊꯥꯕ ꯌꯥꯕ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯂꯩꯔꯁꯨ ꯈꯔ ꯄꯤꯕꯤꯌꯨꯀꯣ. ꯄꯤꯅꯤ, ꯏꯆꯥꯒꯤꯗꯤ ꯁꯣꯏꯗꯅ ꯄꯤꯅꯤ ꯏꯃꯥꯅ. ꯍꯣꯔꯦꯟ ꯅꯪ ꯆꯠꯈꯤꯕꯗ ꯈꯔ ꯄꯨꯈꯣ, ꯏꯃꯥ ꯌꯦꯡꯂꯝꯒꯦ. ꯇꯕꯥꯅꯨꯅ ꯍꯥꯏꯕꯗ ꯌꯦꯡꯒꯣꯟꯁꯨ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏ. ꯌꯦꯅꯥꯎ ꯃꯆꯥ ꯉꯥꯅꯨ ꯃꯆꯥꯁꯨ ꯄꯨꯈꯣ ꯉꯁꯤ ꯅꯨꯃꯤꯠ ꯐꯔꯤꯉꯩꯁꯤꯗ. ꯍꯣꯏ ꯏꯃꯥ. ꯏꯇꯥꯎ, ꯅꯪ ꯂꯥꯛꯑꯕ꯭ꯔꯥ? ꯑꯩꯁꯨ ꯂꯣꯏꯔꯦ, ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯥꯎ. ꯃꯇꯥꯎ ꯑꯅꯤꯗꯨ ꯂꯦꯝꯕ ꯈꯣꯏꯗ ꯆꯠꯈꯤ. ꯂꯦꯝꯕꯒꯤ ꯃꯈꯨꯔꯥꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ. ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ. ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯇꯨꯅ ꯂꯧꯐꯝꯗꯨꯁꯨ ꯇꯥꯛꯄꯤꯔꯤ. ꯏꯕꯣ, ꯑꯩꯗꯤ ꯑꯩꯈꯣꯏ ꯂꯦꯝꯕꯒ ꯇꯤꯟꯅꯩ ꯍꯥꯏꯕꯁꯤꯗ ꯂꯧꯁꯦ ꯁꯨꯗꯤ ꯁꯨꯍꯟꯅꯤꯡꯗ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯀꯅꯥ ꯂꯩꯇꯕꯁꯤ ꯎꯔꯒ ꯇꯉꯥꯏ ꯐꯗꯅ ꯅꯪ ꯈꯨꯔꯥꯅ ꯁꯤꯜꯂꯕꯅꯤꯀꯣ. ꯏꯆꯥꯅ ꯈꯪꯅ ꯅꯪ ꯈꯨꯔꯥꯒꯤ ꯃꯥꯏ ꯆꯣꯞꯍꯟꯒꯅꯨ. ꯑꯩꯗꯤ ꯊꯕꯛ ꯐꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯦ ꯌꯥꯝꯅ ꯊꯥꯒꯠꯂꯤꯕꯅꯤ. ꯑꯁꯨꯝ ꯇꯧꯅ ꯂꯦꯝꯕꯒꯤ ꯃꯈꯨꯔꯥ ꯑꯄꯥꯕꯤꯅ ꯇꯥꯛꯄ ꯌꯥꯕ ꯄꯥꯎꯇꯥꯛ ꯇꯥꯛꯂꯤ. ꯅꯤꯡꯊꯧꯔꯦꯜꯁꯨ ꯑꯁꯤꯡꯕ ꯃꯤꯅꯤꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ. ꯑꯍꯜꯗꯨꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯐꯕ ꯃꯥꯏꯀꯩꯗ ꯂꯧꯁꯤꯜꯂꯤ. ꯍꯜꯂꯛꯄꯗ ꯃꯉꯥꯜꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯃꯔꯨ ꯃꯔꯥꯡꯁꯨ ꯂꯧꯔꯛꯏ. ꯌꯦꯟ ꯉꯥꯅꯨ ꯃꯆꯥꯁꯨ ꯄꯨꯗꯨꯅ ꯂꯥꯛꯏ. ꯃꯇꯝ ꯈꯔꯗꯤ ꯂꯦꯝꯕꯗꯨ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯦ. ꯏꯪꯈꯣꯜꯗ ꯊꯥꯕ ꯌꯥꯕ ꯄꯣꯠꯆꯩ ꯌꯦꯡꯗꯨꯅ ꯊꯥꯖꯤꯜꯂꯤ. ꯂꯣꯏꯔꯨꯔꯤꯕ ꯖꯤꯕꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛꯁꯨ ꯊꯤꯗꯨꯅ ꯄꯤꯖꯩ. ꯃꯔꯛꯁꯤꯗ ꯀꯨꯝꯒꯤ ꯅꯣꯡꯁꯨ ꯇꯥꯕ ꯂꯦꯞꯇꯦ. ꯑꯌꯨꯛ ꯅꯨꯡꯊꯤꯜꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯣꯠꯅꯩ. ꯅꯨꯡꯗꯥꯡꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯄꯥꯅꯕ ꯍꯣꯠꯅꯩ. ꯃꯥꯕꯣꯛ, ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯏꯆꯥꯕꯣ? ꯇꯥ ꯅꯤꯡꯊꯧꯔꯦꯜꯗꯣ ꯁꯣꯝꯗꯒ ꯏꯔꯥꯡ ꯂꯥꯛꯇ꯭ꯔꯕꯣ? ꯂꯥꯛꯇ꯭ꯔꯦꯅꯦꯍꯦ ꯍꯧꯖꯤꯛꯀꯥꯟꯗꯤ. ꯊꯕꯛ ꯌꯥꯝ ꯀꯜꯂꯕ꯭ꯔꯥ ꯈꯪꯗꯦ. ꯃꯥꯅ ꯂꯥꯛꯄꯗꯣ ꯁꯖꯤꯕꯨ ꯊꯥ ꯁꯤꯔꯝꯗꯥꯏꯗ ꯂꯥꯛꯄ. ꯑꯗꯨꯒ ꯀꯥꯂꯦꯟ ꯑꯃ ꯂꯩꯔꯕ. ꯍꯧꯖꯤꯛꯅ ꯏꯉꯥ ꯄꯥꯟꯈꯠꯂꯛꯑꯦ. ꯊꯥ 1.5 ꯀꯩꯗꯧꯔꯒ ꯂꯩꯖꯥꯠꯅꯣ ꯕꯨꯠ ꯃꯀꯣꯟꯗꯨꯗ? ꯀꯤꯗꯖꯥꯠꯂꯣ ꯃꯥꯕꯣ? ꯏꯪꯈꯣꯜꯗꯣ ꯃꯤꯒ ꯂꯩꯔꯛꯇꯕ ꯀꯨꯏꯕꯅꯦ. ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯅꯒ ꯂꯩꯕꯗꯨꯗ ꯑꯉꯥꯡꯁꯤꯡꯅ ꯄꯉꯥꯡꯗ ꯉꯥꯡꯅꯕꯅꯤꯗ. ꯕꯨꯠꯀ ꯂꯩꯄꯣꯟꯇꯦ. ꯃꯥꯕꯣꯛ, ꯊꯥꯖꯗ ꯇꯧꯅꯨꯀꯣ, ꯕꯨꯠ ꯂꯩꯀꯣ ꯃꯗꯨꯒꯤ ꯌꯨꯝꯗꯣ. ꯅꯪꯕꯨ ꯊꯦꯡꯅꯔꯕ꯭ꯔꯥꯅꯦ? ꯊꯦꯡꯅꯔꯦ. ꯊꯤꯗ ꯃꯁꯤꯗꯤ. ꯑꯗꯨꯏ ꯃꯥꯕꯣꯛ, ꯍꯣꯔꯦꯟꯗꯤ ꯏꯕꯥꯅꯤ ꯆꯠꯂꯨꯁꯤꯔ ꯃꯈꯣꯏꯗ? ꯍꯧꯖꯤꯛꯇ ꯕꯨꯠ ꯃꯀꯣꯟꯅꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯆꯠꯅꯤꯡꯉꯛꯑꯕ꯭ꯔꯣ? ꯕꯨꯠ ꯎꯅꯔꯨꯁꯤ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯃꯤꯗꯨ ꯎꯅꯔꯨꯁꯤ ꯍꯥꯏꯕ. ꯀꯔꯤ ꯆꯥꯔꯤ ꯊꯛꯏ ꯍꯪꯉꯨꯁꯤ ꯍꯥꯏꯕ ꯏꯃꯥꯕꯣꯛ. ꯍꯣꯏ, ꯆꯠꯂꯨꯁꯤ. ꯅꯈꯣꯏ ꯇꯥꯆꯧꯁꯨꯅꯦ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯗꯤ ꯍꯜꯂꯛꯄ ꯌꯥꯔꯦꯗ. ꯀꯩꯗꯧꯕꯅꯣ ꯇꯥꯆꯧꯅ ꯃꯈꯣꯏ ꯈꯨꯜꯗ ꯆꯠꯈ꯭ꯔꯤꯗꯨꯕꯣ? ꯅꯪ ꯇꯥꯇꯣꯟꯒꯤ ꯃꯀꯨꯕꯣꯛꯇꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ, ꯑꯗꯨꯒꯤ ꯆꯠꯈ꯭ꯔꯤꯕ. ꯃꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯃꯤꯔꯣꯜ ꯂꯩꯇꯕꯁꯤꯗ ꯏꯋꯥ ꯋꯥꯅꯔꯦ ꯇꯧꯔꯤꯁꯦ. ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯤꯁꯨ ꯀꯩꯗꯧꯕꯩ ꯃꯊꯟꯇ ꯄꯣꯛꯄ ꯅꯨꯄꯤ ꯂꯧꯔꯨꯏꯅꯣ ꯈꯪꯗꯦ. ꯌꯥꯔꯦꯁꯦ ꯍꯩꯅꯨ, ꯂꯣꯏꯁꯜꯂꯨꯔꯣ. ꯉꯜꯂꯤꯉꯩ ꯆꯠꯅꯕ ꯇꯧꯁꯤ. ꯍꯣꯏ. ꯑꯁꯤꯇꯃꯛ ꯍꯥꯏꯔꯝꯂꯒ ꯍꯔꯥꯎꯅ ꯆꯦꯟꯈꯤ. ꯃꯉꯥꯜꯒꯤ ꯃꯃꯥꯗꯨ ꯇꯕꯨꯅꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯉꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦ. ꯅꯤꯡꯊꯧꯔꯦꯜꯒꯤ ꯃꯒꯨꯟ ꯌꯦꯡꯈꯤꯒꯦ ꯈꯜꯂꯤ. ꯇꯁꯦꯡꯅ ꯅꯤꯡꯊꯧꯔꯦꯜꯅ ꯈꯣꯡꯒꯨꯜ ꯇꯥꯒꯗꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯃꯁꯥꯒꯤ ꯑꯄꯥꯝꯕꯗ ꯆꯠꯆꯁꯅꯨ ꯍꯥꯏꯅ ꯈꯜꯂꯤ. ꯅꯤꯡꯊꯧꯔꯦꯜꯒꯤꯁꯨ ꯀꯅꯥ ꯂꯩꯕ ꯅꯠꯇꯦ. ꯇꯕꯨꯅꯨꯁꯨ ꯅꯨꯄꯤ ꯃꯊꯟꯇ ꯄꯣꯛꯏ. ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯃꯈꯣꯏꯅ ꯅꯤꯡꯊꯧꯔꯦꯜꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯅꯤ. ꯅꯨꯡꯊꯤꯜꯗꯤ ꯅꯤꯡꯊꯧꯔꯦꯜꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ. ꯌꯥꯝꯅ ꯍꯣꯡꯂꯝꯂꯦ. ꯍꯥꯟꯅ ꯏꯪꯈꯣꯜꯗꯨꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯝꯂꯤꯁꯤꯒ ꯌꯥꯝꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯏꯪꯈꯣꯜꯗ ꯅꯥꯄꯤ ꯑꯃ ꯐꯥꯎꯕ ꯍꯧꯕ ꯎꯗꯦ. ꯃꯄꯣꯛ ꯃꯇꯥꯡ ꯆꯥꯎꯕ ꯆꯨꯔꯤ ꯁꯦꯝꯗꯨꯅ ꯄꯣꯠꯆꯩ ꯊꯥꯔꯤ. ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯤꯠ ꯍꯤꯛ ꯅꯥꯜꯂꯤ. ꯃꯈꯣꯏꯅ ꯆꯪꯈꯤꯕꯗ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯈꯥ ꯊꯪꯕ ꯌꯦꯅꯦꯈꯥꯗ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯁꯣꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯁꯥꯗꯤ ꯊꯕꯛ ꯄꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔ ꯃꯥꯜꯂꯦꯗ. ꯅꯤꯡꯊꯧꯔꯦꯜꯗꯨ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯔꯥꯝ ꯑꯣꯛꯇꯨꯅ ꯐꯝꯍꯜꯂꯤ. ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ. ꯇꯕꯥꯅꯨꯗꯤ ꯊꯣꯏꯅ ꯋꯥ ꯉꯥꯡꯗꯦ, ꯃꯃꯥꯕꯣꯛ ꯌꯥꯎꯕꯅꯤꯅ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯂꯧꯔꯣꯛ ꯄꯟꯊꯥꯁꯨ ꯑꯣꯏꯔꯛꯂꯦ. ꯅꯤꯡꯊꯧꯔꯦꯜꯅ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕ ꯂꯧꯁꯨ ꯂꯣꯛꯂꯦ. ꯐꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯩ.
ꯃꯇꯧꯗꯨꯗ ꯃꯕꯨꯛ ꯄꯦꯜꯂꯕ ꯑꯄꯥꯕꯤꯅ ꯃꯊꯪ ꯑꯣꯜꯂꯛꯄ ꯆꯍꯤꯗꯗꯤ ꯂꯧ ꯁꯪꯉꯝꯗꯨꯃ ꯄꯨꯟꯅ ꯎꯔꯣ ꯍꯥꯏꯔꯛꯂꯤ꯫ ꯃꯄꯨꯒꯤ ꯇꯝꯐꯝ ꯊꯣꯛꯄ ꯁꯪꯕꯥꯏ 7 ꯇꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯐꯧꯌꯥꯝꯗꯨ ꯃꯊꯟꯇ ꯆꯥꯕꯗ ꯂꯦꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯃꯈꯩ ꯇꯥꯏꯊꯣꯛꯑꯒ ꯌꯨꯝꯗꯨ ꯁꯦꯝꯕ ꯌꯥꯕ ꯁꯦꯝꯖꯤꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕꯗ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯔꯦ, ꯌꯨꯝꯗꯨ ꯑꯍꯟꯕ ꯃꯥꯜꯂꯤ꯫ ꯉꯁꯤꯗꯤ ꯃꯇꯥꯎ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯜꯂꯤ꯫ ꯅꯤꯡꯊꯧꯔꯦꯜꯅ, ꯏꯇꯥꯎ, ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ, ꯆꯥꯅꯤꯡꯕ ꯏꯅꯤꯡ ꯇꯝꯅ ꯆꯥꯔꯦ꯫ ꯁꯤꯒꯨꯝꯕ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯍꯤꯡꯉꯤ, ꯀꯅꯥꯒꯤꯁꯨ ꯃꯤꯈꯥ ꯄꯣꯟꯗ꯭ꯔꯤ꯫ ꯏꯇꯥꯎ, ꯅꯣꯡꯃꯇꯁꯨ ꯏꯇꯥꯎꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯍꯪꯉꯨꯗꯦ, ꯏꯇꯥꯎꯅꯁꯨ ꯅꯣꯡꯃꯇ ꯍꯥꯏꯗꯦ꯫ ꯉꯁꯤꯗꯤ ꯂꯤꯗꯕ ꯌꯥꯔꯣꯏꯀꯣ? ꯃꯇꯥꯡ ꯆꯥꯕ ꯈꯔ ꯋꯥꯠꯂꯤ, ꯑꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯤꯒꯦ, ꯉꯁꯤꯒꯤꯗꯤ ꯍꯥꯏꯒꯅꯨ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ, ꯑꯗꯨ ꯂꯤꯗꯕꯗꯤ ꯌꯥꯔꯣꯏꯀꯣ? ꯂꯤꯒꯅꯤꯌꯦ꯫ ꯑꯩꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯕ ꯅꯈꯣꯏꯅ ꯑꯩꯒꯤꯗꯃꯛ ꯀꯌꯥꯝ ꯍꯣꯠꯅꯔꯛꯏ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯥꯎꯕꯁꯨ ꯉꯝꯃꯣꯏ, ꯄꯨꯟꯁꯤꯒꯤ ꯍꯣꯠꯅꯗꯨꯅꯁꯨ ꯁꯤꯡꯕ ꯉꯝꯃꯣꯏ ꯂꯃꯟ ꯑꯁꯤ꯫ ꯑꯁ, ꯍꯥꯏꯍꯩꯗꯦꯍꯦ, ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯣꯏꯔꯀꯥꯟꯗꯅꯦ ꯊꯕꯛ ꯁꯤꯖꯤꯟꯅꯗꯣꯏꯅꯤ꯫ ꯍꯥ, ꯀꯔꯤ? ꯅꯤꯡꯉꯣꯜ ꯃꯋꯥꯕ? ꯈꯪꯉꯤꯗ ꯑꯩꯈꯣꯏꯁꯨ ꯇꯕꯥꯅꯨꯒ ꯅꯪꯒ ꯌꯦꯡꯅꯔꯤ ꯃꯤꯠꯌꯦꯡꯗꯣ꯫ ꯑꯁ, ꯏꯇꯥꯎꯁꯤꯃ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ꯫ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏ ꯇꯕꯥꯅꯨꯁꯦ ꯈꯟꯕ ꯑꯣꯏꯔꯗꯤ ꯅꯪꯉꯣꯟꯗ ꯄꯤꯗꯣꯏꯅꯤ꯫ ꯋꯥꯖꯔꯛꯂꯕ ꯏꯆꯜꯅꯤ, ꯃꯈꯣꯏꯒꯤꯁꯨ ꯃꯤꯔꯣꯜ ꯂꯩꯖꯗꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯒ ꯏꯗꯣꯝꯆꯥꯒꯅꯁꯨ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯈꯪꯗꯣꯔꯛꯑꯣ ꯍꯥꯏꯁꯤꯅꯕꯨ ꯂꯩꯐꯝꯒ ꯈꯪꯄꯣꯠꯇ꯭ꯔꯦ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯔꯦꯜ ꯅꯣꯛꯇꯨꯅ, ꯑꯩꯕꯨꯗꯤ ꯅꯈꯣꯏꯅ ꯁꯦꯝꯕꯤꯔꯛꯄꯅꯤ, ꯅꯈꯣꯏꯅ ꯁꯤ ꯐꯩꯌꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦ꯫ ꯏꯁ, ꯅꯤꯡꯉꯣꯜ ꯃꯋꯥꯁꯦ ꯃꯔꯣꯜ ꯑꯃ ꯏꯇꯧ ꯇꯧꯏꯗ꯫ ꯂꯦꯝꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯉꯥꯜꯅ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ ꯃꯃꯥꯒ ꯃꯗꯣꯝꯆꯥꯒꯗ ꯅꯤꯡꯊꯧꯔꯦꯜꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯤꯡꯗꯨ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯍꯔꯥꯎꯖꯩ꯫ ꯑꯊꯨꯕ ꯃꯇꯝꯗ ꯇꯕꯥꯅꯨꯒ ꯅꯤꯡꯊꯧꯔꯦꯜꯒ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯈꯟꯅꯖꯩ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯇꯕꯥꯅꯨꯁꯨ ꯇꯥꯔꯤ꯫ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯕꯨꯛꯇ ꯈꯜꯂꯤ, ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ, ꯂꯩꯀꯥꯏꯒꯤ ꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯂꯛꯅꯔꯤꯕ ꯆꯤꯡꯂꯦꯝꯕꯇꯅ ꯃꯁꯛ ꯑꯣꯏꯔꯕ ꯇꯥ ꯅꯤꯡꯊꯧꯔꯦꯜꯁꯦ ꯑꯩꯒꯤ ꯑꯣꯏꯕ꯫ ꯏꯆꯦ ꯉꯥꯟꯊꯣꯏ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣꯁꯦ꯫ ꯀꯩꯗꯧꯔꯒꯦ ꯊꯣꯏꯅꯣ? ꯆꯥꯛ ꯇꯣꯛꯂꯛꯄꯁꯤꯗ ꯈꯣꯡ ꯃꯔꯤꯜꯗ ꯏꯟ ꯇꯨꯡꯍꯜꯂꯝꯕꯗꯣ ꯑꯝꯇ ꯁꯣꯜꯂꯨꯁꯦꯗꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒꯗꯤ ꯁꯣꯔꯦꯟ ꯁꯝꯕꯝꯒꯤ ꯏꯪꯈꯣꯜꯁꯤꯗ ꯐꯤꯉꯧ ꯁꯦꯠꯄ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦꯃꯤ ꯅꯪꯕꯣ꯫ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ, ꯀꯂꯥꯞꯀ ꯂꯣꯏ ꯇꯥꯍꯧꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤꯗꯤ ꯀꯔꯥꯏ? ꯍꯣ, ꯑꯗꯨꯅꯦ, ꯑꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧ ꯊꯥꯗꯅ ꯆꯦꯜꯂꯛꯄꯗꯅꯦ ꯏꯆꯥꯅꯨꯄꯤꯗꯣ ꯀꯔꯣꯝ ꯆꯠꯈ꯭ꯔꯕꯅꯣꯒ ꯈꯪꯗꯦ꯫ ꯏꯆꯦ ꯍꯣꯏ ꯃꯌꯥꯝ ꯑꯝꯇ ꯆꯠꯂꯒ ꯊꯤꯃꯤꯟꯅꯔꯨꯁꯦꯃꯤ꯫ ꯑꯁ ꯊꯣꯏꯅꯨ ꯏꯕꯦꯝꯃ, ꯅꯪꯁꯨ ꯉꯥꯗ ꯆꯣꯞꯄꯤꯍꯦ, ꯊꯥꯏꯅꯗꯒꯤ ꯍꯥꯏꯅꯔꯒ ꯂꯥꯛꯂꯕ ꯃꯐꯝꯗꯨꯕꯨ꯫ ꯍꯣ, ꯅꯤꯡꯊꯧꯔꯦꯜꯗꯣ ꯂꯩꯈꯤꯕꯗꯒꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ, ꯌꯥꯝ ꯐꯔꯦ ꯍꯥꯏꯕꯗꯨꯗ ꯇꯧꯕꯅꯦꯃꯤ ꯏꯆꯦ ꯅꯪꯕꯣ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨ ꯊꯪꯅꯕ ꯌꯨꯝꯁꯤꯡꯗꯒꯤ ꯃꯤ ꯈꯔ ꯈꯣꯝꯗꯨꯅ ꯁꯣꯔꯦꯟ ꯁꯝꯕꯝꯒꯤ ꯏꯪꯈꯣꯜꯗ ꯂꯥꯛꯏ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯒ ꯑꯣꯏꯔꯦ, ꯃꯩ ꯃꯆꯥ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯑꯃꯝꯕ ꯃꯔꯛꯇ ꯊꯥꯟꯗꯨꯅ ꯊꯤꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯊꯣꯡꯅꯔꯛꯂꯤ꯫ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯪꯉꯤ꯫ ꯃꯔꯛꯁꯤꯗ ꯅꯤꯡꯊꯧꯔꯦꯜꯁꯨ ꯊꯣꯛꯂꯛꯇꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨ ꯊꯤꯕ ꯌꯥꯎꯔꯤ꯫ ꯑꯁꯨꯝ ꯊꯤꯅ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯋꯥꯔꯦ ꯍꯥꯏꯅꯗꯨꯅ ꯃꯌꯥꯝꯗꯨ ꯌꯨꯝꯗ ꯆꯪꯅꯈꯤ꯫ ꯃꯃꯥꯗꯨꯗꯤ ꯀꯞꯄꯅ ꯊꯦꯝꯕ ꯌꯥꯗ꯭ꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ ꯉꯥꯎꯁꯤꯟꯅꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯎꯇꯣꯟ ꯋꯥꯇꯣꯟꯗ ꯇꯣꯡꯕ ꯎꯆꯦꯛ ꯊꯤꯗꯨꯅ ꯅꯥꯎꯔꯤ ꯀꯥꯞꯂꯤ꯫ ꯏꯇꯥꯎ, ꯑꯥꯗ ꯂꯩꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯀꯔꯥꯏꯅꯣ ꯏꯇꯥꯎ? ꯑꯥꯗ ꯂꯝꯄꯥꯛ ꯃꯆꯤꯒꯤ ꯍꯩꯕꯤ ꯄꯥꯝꯕꯤ ꯃꯈꯣꯡꯁꯤꯗ ꯇꯥꯔꯤꯁꯦ꯫ ꯀꯩꯅꯣ ꯁꯤꯗꯤ? ꯆꯪꯉꯒ ꯌꯦꯡꯉꯨꯁꯦ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯅ ꯆꯪꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯍꯩꯕꯤ ꯃꯈꯣꯡꯗꯨꯗ ꯁꯤꯗꯨꯅ ꯇꯥꯔꯝꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯄꯥꯎ ꯄꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯊꯣꯏꯅꯨꯗꯤ ꯀꯞꯄꯗ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯩ꯫ ꯀꯔꯤ ꯀꯔꯝ ꯇꯧꯔꯤꯅꯣ ꯈꯪꯈꯤꯗ꯭ꯔꯕꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡ ꯉꯁꯤꯗꯤ ꯅꯤꯡꯊꯧꯔꯦꯜꯒ ꯇꯕꯥꯅꯨꯒꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯤꯔꯣꯜ ꯂꯩꯖꯗꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯍꯧ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕꯗꯨ ꯁꯤꯜꯂꯤ꯫ ꯅꯤꯡꯊꯧꯔꯦꯜꯗꯨ ꯂꯣꯌꯨꯝꯕ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯑꯌꯦꯡꯕ ꯀꯅꯥ ꯑꯃꯅ ꯀꯂꯛꯅ ꯁꯣꯟꯅꯩ꯫ ꯁꯣꯝꯗꯁꯨ ꯇꯕꯥꯅꯨꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯇꯕꯥ ꯇꯊꯣ ꯇꯅꯧ ꯏꯪꯅ ꯅꯤꯡꯊꯤꯖꯩ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯕ ꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯧ ꯅꯍꯥꯁꯤꯡꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯁꯤꯠ ꯅꯥꯟꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯔꯦꯜꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯇꯕꯥꯅꯨꯗꯨ ꯀꯥꯡꯈꯜ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯇꯨꯡꯗ ꯋꯥꯔꯦ ꯄꯣꯊꯥꯔꯁꯤ ꯍꯥꯏꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯃꯇꯝꯗꯣ ꯑꯍꯤꯡ ꯆꯕꯨꯛꯅꯤ꯫
Makutta moidana saba mitam ama paiduna thoglai seliba phizoldo angouba ngaktani kha wang mirak narak yengduna ingkhol matonduda changki nongalamdagi matamni tabanu mikap oirum thoglai mapuroiba leiramdabaduda swai lawi karai sakhrajano sum khanjana duna leiringai nangdi kaidoraba phamduna leiriduna kai chaloina makhoi tabo puknungai tedana manung changubani kaidorage as kashtodida Mathangi numitni tabanu mau anaubi ma oibagi tawpham thokpa mathau chapchana tawi kai mathil no nupi thau thum yamna chaman khrena kangsu hekta tawre mau makhut yengbadi uti sangbada yengnai haidaine aikoi gi sina karam tawjano makhoi tabu aigi khut khangbidribarane khangi kaino isinga na pithakradadi tumlingaida seba kuphado asumna makhoi ani du harau leiminakhi ai haibasina hek miron tarakpadagi hangduna laklaba wahangni aise kanano karino makhoi mapana tawbirakli sibo wakhal do khita khanthabidrabo ima isana kadai da layu haibano hainupi taningde noisu lepham thokpa dum layu kanana kari hairagene aikhoi bu sangaro nangna thokpa layu hairi sibu karino ba aise isa pokpa ngamdrabi nupi amati natedana ichanu pangakta mangane pokli base adu ai khangi kaido haino Khangaga karigi chajen bisi yum sida puraga laglibno asukuina yum pan minarakpabu minungsi machet amata phaudrabro wayam ngangi de nupi nangse nupa amana nupi lonba yade kanana haige ha lai haktaktagi sanaduna laklaba wafamni ne sida nangna aduda hairaga hekta tokadaba nate makhoi mapana adu yowna khallagadi phare ima aisa ai koigai sangoi sida leiba taredana leining mafamda layu kanana kari hairagi na khoida phare ngasi haiba numisidagi aingonda wahai amata haibirakanu aisu sidri phawba nakhoidagi ching chara ama phawba ni khraroi nupi nangna adum nangak haigatpa phai ingkol sida leigedi layu aina lawrurabnina adubo nangbu ichilsina amuk hana kauroi mapuroi bagi wahai singse tabada thabalai mapido aroi akham naidana takhi adubo mahak akhang kanbini piba manga pokpini magi kari watli Pungning sontha bayadi ichasing mabuk thannaba hotnage haiduna khangse lakhi ngasai ngangnari saknari mayamdu kabok laisuta dabanate mathada tumliba chahi ani ta suriba machanupada yengduna lei mabukta karibu khalliba kanana sukhangba ngamde kabok lei taye ta purel ai somda leiye namana chade du phamduna leirabro ai kai haidino khangdre ta purel Eigi khongthangsi yam lalabro aigi apambani aigi thamoina apambadu dang tawgani nangna maduda nungangbagi mathau tade numitudagi kabok lei haibi manung mapal naibidu khongthang haina thangki sajat haina singna chatki matam khara haukhre thabalai su macha mangagi mabuk thannaba hotnabada awana thikidre kegani nangani khangkhidre asomdana kabok leidu nongmagi maki semba hinjilai Marak sida puril di mitang labagum kadi sukhang khidre khidre kabok laina chelakpa macha ning thorel bu aduki matik luna chana tawi magi hek apokpa macha singbudi nongmata kari chari kari thai hang khidre isa thoba ning thorel kadai da leigeni namana chabo kari hagi makhoi mapa adu kana kaubiri dubu kaigino isa tumkhibada ngairi tapna ngangbiyo ihi aidi kanana khangjeyege isa tumli boire sese magi ngamok yaurapane hawalaga piso kari no makhoi mapana laibira isibo yengune haima sidi injang ahaw basu yamni yauridana yaubani ahawda pizaningi namana chase ado aibo wa mata hayu kaino igonda du koidubo yumda sum tummaga charaga laibase nungaite hingolse pangsawbudi zawde haibabu aisu mana masing kita thaningba isiena budi thari aduda loina natrasu ai bab tare ai tawge amu khana launa ni ko adumna tawbinu lekai mamangde ikai jeba hoida mathang numit ke ayuktani thabalaidu lalonbi da pinaba mana masing khara hekke haiduna changlubani adubu oiramliba phibamdu soi lawi bungo asauba bungo tabro tumduna leiriba machanupa ahalbu hawdoi thabalaigi macha singsi ayambana loina chawre macha ahaldi sahi 13 suri
ꯃꯍꯥꯛꯇꯤ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯏꯃꯨꯡ ꯄꯨꯕ ꯍꯧꯔꯕꯅꯤ. ꯌꯥꯏꯃꯁꯨ ꯆꯍꯤ 14 ꯁꯨꯔꯦ. ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ, ꯏꯪꯈꯣꯜ ꯁꯝꯕꯜ ꯈꯔ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯦ. ꯑꯍꯨꯝꯁꯨꯕ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯕ ꯃꯅꯥꯎꯁꯤꯡꯕꯨ ꯌꯦꯡꯁꯤꯜꯂꯤ. ꯃꯃꯥꯅ ꯈꯣꯟ ꯀꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯤ. "ꯏꯃꯥ, ꯀꯩꯗꯧꯔꯒꯦ?" "ꯏꯍꯦꯡꯉꯣꯇꯣ ꯏꯕꯨꯡꯉꯣ!" ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯑꯣꯏꯔꯝꯂꯤꯕ ꯏꯪꯈꯣꯜꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯍꯜꯂꯤ. "ꯀꯔꯤꯅꯣ ꯏꯃꯥ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯗꯤ? ꯐꯠꯇꯦꯗꯀꯣ, ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ. ꯑꯁꯨꯛ ꯐꯅ ꯂꯦꯛ ꯂꯦꯛ ꯂꯥꯎꯈꯩ ꯍꯧꯔꯤꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯤꯕꯨ ꯍꯦꯛꯇ ꯂꯣꯏꯅ ꯌꯥꯟꯊꯠꯄ ꯉꯝꯕ. ꯏꯃꯥ, ꯑꯩ ꯃꯤ ꯍꯥꯠꯅꯤꯡꯉꯦ." ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯃꯆꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯔꯤꯕꯅꯤ ꯀꯕꯣꯛꯂꯩꯁꯨ. ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ ꯃꯍꯥꯛ. ꯇꯟꯖꯥꯗꯨꯗ ꯃꯄꯨꯔꯣꯏꯕ ꯊꯣꯛꯂꯛꯇꯨꯅ, "ꯀꯩꯅꯣ, ꯅꯣꯡꯉꯥꯟꯕꯒ ꯅꯃꯥ ꯅꯆꯥꯅ ꯀꯞꯄꯣ ꯂꯥꯎꯕꯣ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦꯅꯦꯍꯦ. ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ." "ꯍꯩ, ꯀꯔꯤꯅꯣ? ꯌꯨꯝꯒꯤ ꯅꯨꯄꯤ 2 ꯂꯩꯔꯒ ꯅꯊꯟꯇꯅ ꯍꯤꯡꯒꯣꯜ ꯄꯣꯠꯆꯩ ꯊꯥꯕ ꯌꯥꯕ꯭ꯔో? ꯌꯥꯟꯊꯠꯀꯦꯅ ꯌꯥꯟꯊꯠꯂꯝꯃꯤꯅꯦ ꯑꯩꯅ. ꯏꯐ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕ ꯋꯥꯅꯦ. ꯅꯪꯅ ꯁꯤꯈꯩ ꯑꯣꯏꯔꯣ, ꯃꯥꯅ ꯁꯤꯈꯩ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯔꯣꯏꯗꯕ ꯂꯩꯇꯤꯌꯦ. ꯅꯪ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ? ꯊꯥꯗ꯭ꯔꯤꯉꯩꯗ ꯅꯁꯥꯅ ꯈꯜꯍꯧꯗ꯭ꯔꯥꯕ ꯋꯥꯈꯜꯗꯣ? ꯕꯥꯕꯥ, ꯅꯪꯃꯛꯅ ꯁꯥ ꯉꯥꯒꯤ ꯄꯨꯛꯆꯦꯜ ꯆꯦꯟꯕ ꯅꯪꯗꯤ ꯀꯔꯤꯒꯤ ꯅꯇꯨ ꯅꯆꯥ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯥꯏ, ꯌꯦꯡꯉꯨꯅꯦꯍꯦ, ꯃꯄꯥ ꯑꯩꯉꯣꯟꯗ ꯁꯤꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ. ꯅꯄꯨꯟꯁꯤꯗꯣ ꯃꯤ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ. ꯑꯄꯣꯛꯄ ꯅꯆꯥꯕꯨꯅ ꯅꯥꯊꯩꯔꯒ ꯊꯝꯕ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡꯁꯤꯕꯨꯅ ꯀꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯕ. ꯅꯪ ꯏꯄꯥ ꯑꯣꯏꯔꯁꯨ ꯁꯤꯔ ꯐꯥꯎꯕ ꯆꯪꯉꯣꯏꯌꯦ. ꯍꯩ, ꯄꯣꯛꯄꯤꯔꯛꯄꯒꯤ ꯌꯨꯝꯐꯝꯁꯤꯗ ꯂꯩꯍꯜꯂꯦꯗꯅ. ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯅ ꯅꯣꯏꯕꯨ ꯇꯥꯟꯊꯣꯛꯄꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯧꯔꯤꯕꯅꯣꯕ? ꯑꯣ, ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯆꯥꯗ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯕ. ꯐꯩ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯜꯂꯕꯗꯤ ꯐꯔꯦ. ꯅꯠꯇ꯭ꯔꯗꯨꯅ ꯅꯪꯅ ꯍꯥꯟꯕ ꯊꯣꯛꯂꯕ, ꯅꯪ ꯁꯤꯕ ꯅꯨꯃꯤꯠꯇ ꯑꯩ ꯁꯔꯦꯡ ꯆꯥꯒꯅꯤ." ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯁꯤꯡꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ. ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯀꯕꯣꯛꯂꯩ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ. ꯃꯆꯤꯜ ꯆꯤꯡꯂꯞ ꯅꯣꯛꯐꯦꯠ ꯇꯧꯏ. ꯃꯍꯥꯛꯀꯤ ꯃꯇꯧꯗꯤ ꯀꯅꯥꯅꯁꯨ ꯎꯈꯤꯗꯦ. ꯍꯨꯏ ꯑꯉꯥꯎꯕ ꯑꯣꯜꯂꯕ ꯄꯨꯔꯦꯜꯗꯨ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯗꯤ ꯈꯟꯗ꯭ꯔꯗꯨꯅ ꯃꯇꯨꯡꯗ ꯃꯆꯥꯅ ꯉꯥꯡꯉꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ. ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯒ ꯊꯥꯕꯜꯂꯩꯁꯨ ꯏꯪꯈꯣꯜ ꯀꯣꯏꯈꯤꯗ꯭ꯔꯦ. ꯀꯕꯣꯛꯂꯩꯁꯨ ꯑꯗꯨ ꯃꯉꯥꯏ. ꯑꯉꯥꯡ ꯑꯄꯤꯛꯄꯗꯨꯒ ꯏꯪꯈꯣꯜꯗꯨ ꯀꯩꯁꯨ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦ. ꯍꯥꯟꯅꯗꯤ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯅ ꯏꯁꯪ ꯁꯪꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨ ꯍꯧꯖꯤꯛꯇꯤ ꯅꯥꯄꯤ ꯁꯤꯡꯅꯥꯅ ꯏꯁꯣꯡ ꯁꯣꯡꯅ ꯂꯩꯈ꯭ꯔꯦ. "ꯏꯃꯥꯒꯤ ꯑꯆꯧꯕ, ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯏꯁꯥꯁꯦ ꯈꯤꯔꯨꯝ ꯇꯧꯏ. ꯊꯣꯡꯒꯥꯜꯗꯒꯤ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥꯗꯣ 10ꯃꯨꯛꯇ ꯍꯦꯛꯂꯛꯎ." "ꯑꯍꯣꯏ ꯏꯃꯥ." ꯑꯆꯧꯕ ꯆꯦꯟꯈꯤꯗꯨꯅ ꯅꯣꯡꯃꯥꯡꯈꯥ ꯍꯦꯛꯇꯨꯅ ꯄꯨꯔꯛꯏ. ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯦꯡꯕꯗ ꯁꯦꯝꯅ ꯆꯥꯝꯊꯣꯛꯇꯨꯅ ꯆꯐꯨ ꯃꯆꯥ ꯑꯃꯗ ꯐꯨꯠꯄ ꯍꯧꯏ. ꯂꯣꯏꯔꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯃꯍꯤꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ. "ꯏꯃꯥ, ꯁꯤ ꯅꯣꯡꯃꯥꯡꯈꯥ ꯃꯍꯤꯁꯤ ꯈꯔ ꯊꯛꯎ." "ꯀꯔꯥꯏ, ꯁꯤꯗ ꯄꯤꯔꯛꯎ." "ꯏꯃꯥ, ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯂꯦꯞꯄꯨ. ꯑꯩꯒ ꯌꯥꯏꯃꯒ ꯑꯣꯏꯅ ꯆꯠꯂꯒꯦ." "ꯅꯅꯥꯎ ꯌꯥꯏꯃꯕꯨ ꯊꯕꯛ ꯁꯨꯕ ꯉꯝꯒꯗ꯭ꯔꯅꯦ ꯅꯪꯕꯣ?" ꯌꯥꯏꯃꯅ ꯈꯨꯝꯂꯛꯏ. "ꯉꯝꯅꯤꯗ ꯏꯃꯥ, ꯑꯩꯁꯨ ꯄꯥꯈꯪ ꯐꯥꯔꯁꯤꯕꯨ. ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯏꯃꯥꯅ ꯊꯕꯛ ꯆꯠꯄ ꯍꯥꯏꯕꯗꯣ ꯑꯔꯨꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯔꯣꯏ. ꯄꯣꯊꯥꯔꯒ ꯂꯩꯕꯤꯔꯣ." ꯄꯥꯈꯪ ꯃꯆꯥ ꯐꯥꯖꯔꯛꯂꯕ ꯃꯆꯥꯁꯤꯡꯁꯤ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯈꯪꯖꯗ꯭ꯔꯦꯗꯀꯣ ꯈꯜꯂꯨꯕꯗ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯔꯦ ꯊꯥꯕꯜꯂꯩꯗꯤ. ꯈꯨꯝꯖꯕꯁꯨ ꯉꯝꯗꯦ. ꯃꯆꯥ 5ꯁꯤꯒ ꯃꯥꯒ ꯃꯈꯣꯏ 6ꯀꯤ ꯆꯈꯥꯎ ꯃꯦꯟꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯕꯗꯨꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯊꯕꯛ ꯆꯠꯇ꯭ꯔꯕꯗꯤ ꯄꯤꯛꯂꯤꯕ ꯃꯆꯥ 2ꯗꯨ ꯆꯔꯥ ꯍꯦꯜꯂꯅꯤ ꯈꯜꯂꯨꯕꯗ ꯃꯆꯥ ꯌꯥꯏꯃꯕꯨ ꯈꯥꯝꯖꯕ ꯉꯝꯗꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯅꯨꯄꯤ, ꯁꯦꯅꯦ ꯅꯪꯕꯣ, ꯉꯥꯁꯦ ꯂꯧꯁꯤꯜꯂꯨ ꯂꯥꯎꯅꯦꯍꯦ." ꯃꯈꯣꯏ ꯇꯥ, ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ. ꯁꯦꯜꯕꯨ ꯑꯣꯟꯊꯣꯛ ꯌꯥꯝꯅ ꯄꯤꯔꯝꯂꯅꯤꯝꯅꯤ. "ꯉꯁꯤꯗꯤ ꯁꯦꯜ ꯐꯪꯉꯤ, ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯥꯊꯣꯛꯎꯔꯒꯦꯅ ꯍꯦꯛꯇ ꯂꯩꯔꯛꯑꯕꯅꯤ." "ꯁꯦꯜ ꯐꯪꯉꯒ ꯉꯥ ꯆꯔꯥ ꯑꯃꯗ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯣ?" "ꯍꯣ, ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ. ꯃꯈꯥ ꯊꯪꯕ ꯏꯪꯈꯣꯜꯁꯦ ꯑꯩꯈꯣꯏꯅ ꯂꯧꯅꯕ ꯍꯥꯏꯗꯅ ꯍꯥꯟꯅ ꯁꯦꯜ ꯇꯪꯈꯥꯏ ꯑꯃ ꯊꯤꯈ꯭ꯔꯕꯅꯤ. ꯃꯗꯨꯒꯤ ꯑꯋꯥꯠꯄ ꯁꯦꯜꯗꯣ ꯊꯤꯗꯣꯛꯑꯒꯅꯦ ꯑꯩꯒꯤ ꯃꯤꯡꯗ ꯅꯃꯥ ꯄꯥꯜꯍꯧꯔꯒꯦ ꯈꯜꯂꯤꯕ." "ꯑꯗꯨꯕꯨꯗꯤ ꯌꯥꯏꯌꯦ. ꯑꯗꯣ ꯃꯈꯣꯏ ꯇꯥꯗ ꯇꯥ ꯇꯧꯕꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯠꯌꯦꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯀꯣ. ꯃꯇꯨ ꯃꯆꯥꯗꯤ ꯌꯦꯡꯗꯦ, ꯏꯪꯈꯣꯜꯗꯤ ꯂꯩꯌꯦꯅ ꯍꯥꯏꯅꯔꯣꯏꯗ꯭ꯔꯣ?" "ꯆꯨꯝꯕꯗꯤ ꯆꯨꯝꯃꯤꯅꯤꯅꯦ ꯅꯨꯄꯤ ꯅꯪꯒꯤ ꯋꯥꯁꯦ. ꯑꯗꯨ ꯀꯩꯗꯧꯁꯤ ꯍꯥꯏꯅꯣ?" "ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁꯅꯥ ꯑꯣꯏꯅ ꯂꯦꯞꯁꯤꯟꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤꯕ. ꯁꯅꯥꯕꯨꯗꯤ ꯎꯄꯨ ꯃꯅꯨꯡꯗ ꯌꯥꯎꯖꯕꯅꯤꯅ ꯀꯅꯥꯅ ꯈꯪꯗꯧꯔꯤ." ꯍꯣꯏꯁꯦ, ꯃꯊꯪ ꯁꯦꯜ ꯐꯪꯂꯛꯄꯗ ꯑꯣꯏꯅꯅꯦ ꯊꯤꯔꯒꯦ. ꯍꯟꯗꯛꯇꯤ ꯁꯅꯥ ꯑꯣꯏꯅ ꯂꯦꯞꯄꯁꯤ ꯁꯤꯅ." "ꯑꯗꯨ ꯃꯈꯣꯏ ꯇꯥ, ꯃꯔꯨꯞꯁꯤꯡꯗꯨꯅ ꯀꯝꯗꯧꯕꯅꯣ?" "ꯃꯔꯨꯞ ꯃꯐꯝ 4ꯅꯤ. ꯑꯃꯗꯤ ꯅꯆꯦꯅ ꯍꯨꯜꯂꯝꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯍꯨꯟꯕ ꯉꯝꯃꯔꯣꯏ ꯑꯩꯅ. ꯁꯦꯜꯗꯤ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦꯗ. ꯑꯇꯣꯞꯄ 3ꯗꯨꯗꯤ ꯁꯦල් ꯆꯥꯎꯏ. ꯑꯩꯅ ꯂꯣꯏꯅ ꯍꯨꯟꯕꯅꯤ. ꯃꯊꯪ ꯆꯍꯤꯗ ꯂꯣꯏꯅ ꯐꯪꯒꯅꯤꯗ." "ꯑꯣ, ꯑꯗꯨꯗ ꯑꯩꯅ ꯈꯪꯅꯤꯡꯕꯅ ꯅꯤꯌꯣꯝ ꯅꯠꯇꯕꯗꯤ ꯇꯧꯒꯨꯝꯁꯤ ꯍꯥꯏꯔꯤꯕ.
Ichena hulambado phangba matamda adum tangkhai yenaraseba. Hoise hoise matamda khanarase. Ngasai makhai ngangna saknaribadu thabal lei loina tai. Mahang mabukta karino madi khalli. Lakliba nupi asi yung pugadaba nupi nate. Ima lao. Atomba sang loirabro. Loire. Hinjangdo aidi thongba hitabanina sang thongbada alungan sile. Adug henta kharasu laure. Oh, phare. Nayambani di pukri de karaktribo. Karakrabani phungada maiti hawi. Adudi chathorasi lao. Thabalaina chakhum jangduna cha ising thidoi. Loiraga aludu maku khoga thum khara haplaba matung hentak toga totli. Ima, gasidi dumaina kangna chase. Ima na ikhoibu inbiyo. Angang oiringaida pabana langphaida leiringai chabado ningsingi. Thabalai no fit tawduna machana haibadu tawi. Chak asabadu thidokpada ngairiba manin wawa karibadu alu ametpaduga machinda phu kamduna totli marai munna. Loiraba tungda macha mathang sakhum saduna illi. Numittugi chaklendu makhoi machin manawgi punsida kauba ngamlaroidaba chaklen haibadu oiki. Mathangi numitta thabalaidu masa khara nungairi adubu machani na ngasi tanga potharo haibadagi thabak satri. Matam khara masau jinkri ngasidi kaboklaidu thangnabagi yumduda lai. Mi leibro. Kabokle nangoire kakhalo. Sida phamulauni nangbo. Iche khoigi yumsidi ichikchi idana. Nangdi nongbatasu sathorakte adudi karaidagi khangani gya. Angang ne yumgi thabak ne hekta numit takiba. Hoine adubudi chumiba nangi wasisu. Ado iche khoigi yumsibu kana leigi. O nang tadaga aigadang leibani. Icha singdi sahar mai tambagi leikhiye. Aikhoisu sahar ne yum yawu inkhol ama leire. Aduda hongadabagi ngaiduna leirabani. Thangnabagi mache leisangdu thoina phattaba khalludi. Mahaksu purelgi nupini. Loina makhangamgani khanduna adumak hairai. Hoine aada inkhol leibadusu sel khara watpaduda mache sima thadok sirana tawbani. Hazikti inkhol du leiba loikrabo iche. Loire nang tadagi karbardagi karakpa sendongduna leire. Ngaikone nangna laisi tan yam sare. Karibo Puril ni inkhol si machet ama launi haiduna selbudi tangkhai ma thirabani nangsu khangamni. Oh, khangi iche. Ado hazikta nakhoi tadana thainagi ahalsingna thamlamba inkhol ni kainingde haidana khanna ma haire. Adugi di kaisu kaide de iche. Ado aina hainingi sinane ngasi hayeng sida Puril ga amukta lakero seldo hantoraknaba. Iche ta Puril du athubada thabak ama chatki. Ngasi hayengdadi hekta haloine iche kamdaunya. Oh, adu oiragana nasi thabalayga hekla odana nui eni sinaraga. Yabudi yai haibabu. Aduda makhoi tana iche si sungya hek yakhidrabasida sel tumgi thabakta ma yaw hairadine. Hayeng makhoi tana khanglaklaga aigi yumbanda akai boirakadra sinida. Is wasi ludurida adudi kapokle. Iche aibu yamna thajabidrabro aingonda sinabada kari kaige. Hoise ai nakhoi taga amta tanarakhige. Laisanga asumnadi hainari adubu laisangdu masada ichingchingnei thoina kabokleida phattana khallubadi natti. Adubu daita puba ngamba mi amadi yawhaningbani. Numit sigi numidangda Puril thabak halai. Ngasai nungthil laisanga hainakhiba wadudi tamdri aduga wa ama hairai. Makhoita ngasai nungthildo yumdagi pau chilai amukta lao haidana. Hayengse amukta chanaba tausi. Kaidoba yawraba janone. Khangde thoina akupa maroldi hairakti. Ado aisu chathoadi yumsi ihang hangani. Ana eka yawrdi makhoita na nonginida imagi manakta leibiyu haibabu. Yaida. Nangi imadi aigisu imani kaino. Nongmani ni hek leithokpa haiduni. Matanta leibaduda mabukni nungsiramgani. Ado nangsu chalusidana. Aisu yamdi chatningi. Leiba yen nganu hui hodong singse nongma machinjak hundadana mafam marang khanglaroi. Aduna makhoita ga aiga amuk sinaraga leisi. Nongnini hek leinaba haiduni. Hoi. Adudi hayeng aina pugadaba piroldo nang haipit yengu. Hoi ayeng zaragi sak loiri saksi chathokpiru. Hayeng kharanga na chatkinaba lamsa thapanina. Kabok leina hek sinduna nongnini si Puril bu thaidoknaba hotnei. Mapuroi babu chak pijaduna potha hankri. Somdana leisang matay manawdo wari tauri ngasai kabuk leiga sanaba wari do tamduna tahalli. Mahaki nupa chauril na wakhal munna khallaba tungda.
ꯑꯩꯗꯤ ꯍꯪꯆꯤꯠ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ. ꯍꯌꯦꯡꯁꯤꯗ ꯊꯕꯛ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯒꯦꯅ ꯈꯟꯕꯅꯤ. ꯐꯔꯛ ꯇꯥꯗꯧꯔꯤꯗ. ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯠꯂꯁꯤꯔꯣ? ꯑꯗꯨꯁꯨ ꯌꯥꯔꯣꯏꯗꯧꯔꯤꯅꯤ ꯅꯨꯄꯤ. ꯍꯣꯏ ꯐꯔꯦꯁꯦ. ꯊꯥꯕꯜꯂꯩꯗꯁꯨ ꯋꯥꯔꯤꯁꯦ ꯈꯪꯍꯜꯂꯁꯤ. ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯕꯣꯛꯂꯩꯗ ꯁꯦꯜ ꯍꯟꯗꯣꯛꯏ ꯍꯥꯏꯕꯁꯤꯃ. ꯍꯣꯏ ꯑꯗꯨꯝꯅ ꯇꯧꯔꯁꯤ. ꯑꯗꯨꯕꯨꯅꯦ ꯃꯈꯣꯏ ꯃꯄꯥ, ꯄꯨꯔꯦꯜꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯃꯔꯧ ꯂꯩꯃꯜꯂꯤꯀꯣ. ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ. ꯑꯗꯨꯅꯕꯨ ꯑꯇꯣꯝꯕꯤ ꯑꯣꯏꯔꯅꯤꯗꯅ. ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯇꯧꯔꯁꯤ ꯍꯥꯏꯅ ꯋꯥ ꯇꯥꯅꯩ. ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ. ꯀꯕꯣꯛꯂꯩꯅ ꯄꯨꯔꯦꯜꯕꯨ ꯍꯧꯗꯣꯛꯏ. ꯃꯈꯣꯏ ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯄꯤꯔꯣꯁꯦ. ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕ ꯊꯦꯡꯉꯅꯤꯌꯦ. ꯂꯝꯗꯣ ꯑꯉꯥꯡ ꯅꯠꯇꯦꯕ. ꯄꯨꯔꯦꯜꯗꯨ ꯇꯟꯅ ꯍꯧꯒꯠꯂꯤ. ꯃꯍꯥꯛ ꯊꯣꯏꯅ ꯐꯠꯇꯕ ꯈꯜꯂꯨꯗꯦ. ꯂꯝ ꯁꯥꯡꯕꯅꯤꯅ ꯉꯟꯅ ꯆꯠꯍꯟꯅꯤꯡꯕꯒꯤ ꯇꯧꯔꯤꯅꯤ ꯈꯜꯂꯤ. ꯃꯁꯥ ꯁꯦꯡꯇꯣꯛꯂꯨꯔꯕ ꯇꯨꯡꯗ ꯆꯥꯛꯌꯣꯝ ꯄꯥꯏꯗꯨꯅ ꯃꯝꯂꯤꯕꯗꯨꯗ ꯈꯣꯡꯁꯥꯟꯈ꯭ꯔꯦ. ꯄꯨꯔꯦꯜ ꯆꯠꯈꯤꯕꯒ ꯀꯕꯣꯛꯂꯩꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ. ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯪ ꯃꯇꯩ ꯃꯅꯥꯎꯗꯨ ꯂꯥꯛꯏ. ꯁꯦꯜꯗꯨ ꯀꯕꯣꯛꯂꯩꯗ ꯁꯤꯟꯅꯩ. ꯂꯣꯏꯔꯒ ꯊꯥꯕꯜꯂꯩꯗ ꯃꯔꯣꯟꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯍꯜꯂꯝꯒꯦ ꯍꯥꯏꯗꯨꯅ ꯊꯥꯕꯜꯂꯩꯒꯤ ꯃꯅꯥꯛꯇ ꯂꯩꯁꯪ ꯆꯪꯉꯛꯏ. ꯆꯥꯎꯔꯦꯜꯗꯤ ꯆꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯏꯆꯦ? ꯌꯥꯝ ꯊꯥꯖꯗꯦꯅ. ꯁꯤꯗ ꯂꯥꯛꯑꯝꯕꯅꯤ. ꯅꯪꯕꯨ ꯀꯔꯝ ꯄꯥꯜꯂꯤꯒꯦ? ꯑꯁ ꯈꯪꯗ꯭ꯔꯦꯗ. ꯏꯆꯦ ꯍꯣꯏꯅ ꯎꯔꯤꯕꯁꯤ ꯃꯉꯥꯏ. ꯑꯣꯟꯊꯣꯛꯅ ꯌꯦꯡꯍꯩꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯏꯕꯦꯝꯃ. ꯃꯈꯣꯏ ꯑꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯇꯧꯏ. ꯊꯥꯕꯜꯂꯩꯒꯤ ꯄꯦꯟꯗꯕꯁꯨ ꯉꯁꯤꯗꯤ ꯂꯩꯁꯪꯗ ꯇꯝꯃꯤ. ꯂꯩꯁꯪꯒꯤ ꯋꯥꯔꯤꯁꯨ ꯊꯥꯕꯜꯂꯩꯗ ꯇꯝꯃꯤ. ꯂꯣꯏꯔꯛꯄꯗ ꯂꯩꯁꯪꯅ ꯇꯠꯇꯅ ꯍꯥꯏ, ꯏꯕꯦꯝꯃ, ꯅꯅꯥꯎ ꯅꯨꯄꯤꯁꯤ ꯅꯨꯡꯄꯥꯜ ꯅꯥꯏꯃꯜꯂꯤ. ꯃꯁꯤ ꯀꯩꯅꯣꯝꯅꯤꯀꯣ, ꯃꯕꯨꯛ ꯑꯃ ꯇꯧꯏ. ꯆꯥꯎꯔꯞ ꯌꯦꯡꯁꯤꯜꯂꯨ. ꯌꯨꯝ ꯄꯥꯟꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦꯀꯣ. ꯏꯆꯦꯅ ꯌꯦꯡꯕꯗ ꯈꯔ ꯈꯪꯉꯤ. ꯍꯣꯏ ꯇꯃꯛ ꯈꯨꯝꯃꯤ. ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ ꯀꯕꯣꯛꯂꯩꯒꯤ ꯁꯥꯖꯠ. ꯃꯍꯥꯛꯅꯗꯤ ꯀꯔꯤ ꯍꯥꯏꯖꯕ ꯉꯝꯒꯅꯤ? ꯊꯥꯕꯜꯂꯩꯒꯤ ꯑꯋꯥꯕꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯁꯪꯒꯤ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜꯗꯨ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯏꯪꯈꯣꯜ ꯀꯣꯏꯒꯦ ꯍꯥꯏꯔꯁꯨ ꯀꯣꯏꯌꯣ ꯍꯥꯏꯔꯝꯃꯤ. ꯍꯣꯏ ꯏꯆꯦ, ꯑꯩ ꯏꯆꯥꯁꯤꯡꯒ ꯇꯥꯟꯅꯈꯤꯒꯦ. ꯃꯈꯣꯏꯁꯨ ꯋꯥꯖꯔꯕꯅꯤ. ꯏꯪꯈꯣꯜ ꯀꯣꯏꯕꯅꯕꯨꯗꯤ ꯀꯣꯝꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯗ. ꯍꯣꯏꯁꯦ ꯍꯦꯟꯅꯁꯨ ꯋꯥꯁꯤꯜꯂꯨꯅꯨ. ꯅꯆꯥ ꯄꯤꯕ 5 ꯄꯣꯛꯄꯅꯤ. ꯅꯪꯅ ꯑꯗꯨꯛꯇꯣꯅꯤ ꯍꯤꯡꯒꯗ꯭ꯔꯅꯦ? ꯑꯁꯨꯝꯅ ꯊꯥꯕꯜꯂꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤ. ꯃꯔꯛꯁꯤꯗ ꯊꯥꯕꯜꯂꯩꯅ ꯌꯥꯎꯖꯔꯝꯕ ꯃꯔꯨꯞꯇꯨ ꯐꯥꯎꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯂꯥꯛꯏ. ꯀꯕꯣꯛꯂꯩꯗꯨ ꯃꯁꯥꯒꯤ ꯃꯄꯣꯠꯀꯨꯝ ꯄꯥꯎ ꯇꯥꯕꯒ ꯊꯨꯅ ꯆꯠꯇꯨꯅ ꯃꯔꯨꯞꯀꯤ ꯃꯤꯁꯤꯡ ꯎꯅꯔꯨꯏ. ꯏꯆꯦ, ꯁꯦꯜꯁꯤꯕꯨ ꯀꯌꯥꯅꯣ? ꯅꯪ ꯑꯣꯏꯅ ꯂꯥꯛꯂꯕ꯭ꯔꯣ ꯀꯕꯣꯛꯂꯩ? ꯍꯣꯏ ꯏꯆꯦ, ꯃꯈꯣꯏ ꯇꯥꯗꯗꯣ ꯊꯕꯛ ꯑꯊꯨꯕ ꯑꯃꯒꯤ ꯌꯨꯝ ꯊꯥꯗꯣꯛꯈꯤꯌꯦ. ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯆꯦꯗꯨꯒ ꯂꯥꯛꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ? ꯅꯪꯕꯨ ꯃꯥꯅ ꯇꯧꯍꯟꯖꯔꯝꯕ ꯃꯔꯨꯞꯅꯤꯅꯦ. ꯏꯆꯦ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯑꯩꯅꯕꯨ ꯄꯨꯔꯁꯨ ꯑꯩꯈꯣই ꯏꯆꯦꯅꯕꯨ ꯄꯨꯔꯁꯨ ꯌꯨꯝ ꯌꯧꯔꯒ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯟꯅꯖꯔꯨꯔꯒꯦ. ꯅꯨꯄꯤꯗꯨ ꯀꯕꯣꯛꯂꯩꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯕꯗꯨꯗ ꯋꯥ ꯈꯨꯝꯐꯝ ꯈꯪꯗꯦ. ꯍꯣꯏ, ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅꯕꯨ ꯌꯥꯅꯔꯗꯤꯅꯦ ꯅꯪꯅ ꯄꯨꯈ꯭ꯔꯣ. ꯁꯦ. ꯑꯁꯨꯝꯅ ꯀꯕꯣꯛꯂꯩꯅ ꯃꯔꯨꯞꯀꯤ ꯁꯦꯜꯗꯨ ꯂꯧꯗꯨꯅ ꯂꯥꯛꯏ. ꯃꯈꯨꯠꯇ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯄꯥꯏꯔꯕꯅꯤꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯕ ꯍꯧꯏ. ꯅꯨꯃꯤꯠꯇꯨꯃ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯛꯈꯤ. ꯃꯆꯥ ꯑꯄꯤꯛꯄꯗꯨꯅ ꯂꯩꯀꯥꯏꯗ ꯁꯤꯟꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯀꯕꯣꯛꯂꯩꯗꯨ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯆꯠꯂꯤ. ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯪꯂꯨꯗꯦ. ꯄꯨꯔꯦꯜꯁꯨ ꯍꯞꯇꯥ ꯑꯃꯗꯤ ꯂꯩꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯍꯜꯂꯛꯂꯦ. ꯍꯥꯏ ꯅꯨꯄꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ? ꯃꯆꯤꯟꯗ ꯁꯣꯟꯅ ꯏꯃꯨꯡꯗ ꯆꯪꯉꯤ. ꯌꯦꯡꯉꯨꯅꯤꯁꯦ, ꯊꯣꯡꯁꯤꯁꯨ ꯍꯥꯡꯗꯣꯛꯑꯒ ꯀꯔꯥꯏꯗ ꯆꯠꯂꯤꯅꯣꯕ? ꯃꯈꯣꯏ ꯇꯥꯍꯟꯕꯤꯔꯛꯂꯦꯗꯅ. ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ? ꯑꯁꯥꯏ ꯐꯥꯎꯗꯪ ꯆꯠꯊꯣꯛꯎꯕꯅꯤ. ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯅ. ꯑꯣ, ꯑꯉꯥꯡꯗꯤ? ꯏꯆꯦ ꯃꯦꯝꯆꯥ ꯍꯣꯏꯗ ꯂꯩꯍꯧꯏ. ꯃꯈꯣꯏ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝꯗꯨꯒ ꯁꯥꯟꯅꯔꯒ ꯂꯩꯍꯧꯏ. ꯅꯨꯡꯗꯥꯡ ꯑꯣꯏꯔꯛꯀꯗꯧꯔꯦ, ꯂꯧꯁꯟꯕꯤꯔꯨꯔꯣꯗꯅ. ꯇꯟꯖꯥꯗꯨꯗ ꯃꯦꯝꯆꯥꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯑꯉꯥꯡꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ. ꯃꯦꯝꯆꯥꯁꯤ ꯃꯁꯥꯒꯤ ꯃꯈꯣꯜ ꯃꯋꯥ ꯈꯔ ꯆꯥꯎꯏ. ꯊꯣꯡꯒꯥꯜ ꯆꯪꯉꯛꯄꯗꯒꯤ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯕꯣꯛꯂꯩ ꯏꯕꯦꯝꯃ, ꯅꯪꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯅꯦꯍꯦ? ꯑꯉꯥꯡꯁꯦ ꯉꯁꯥꯏꯗꯒꯤ ꯀꯞꯄꯗ. ꯃꯦꯝꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯕꯣꯛꯂꯩ ꯂꯋꯥꯏ ꯁꯥꯠꯂꯤ. ꯐꯠ ꯆꯦꯟꯊꯣꯛꯇꯨꯅ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯤꯠꯋꯣ ꯃꯅꯥꯋꯣ ꯁꯪꯗꯣꯛꯇꯨꯅ ꯏꯪꯒꯤꯠ ꯏꯔꯥꯡ ꯇꯧꯏ. ꯃꯇꯧꯗꯨꯗ ꯃꯦꯝꯆꯥꯗꯨ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ. ꯍꯥꯏ ꯀꯕꯣꯛꯂꯩ ꯏꯕꯦꯝꯃ, ꯅꯃꯤꯡꯅꯒ ꯀꯕꯣꯛꯂꯩ ꯀꯧꯁꯤꯜꯂꯦ. ꯊꯣꯡꯒꯥꯜꯗꯒ ꯍꯧꯖꯤꯜꯂꯦ ꯍꯥꯏꯕ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯎꯔꯧ ꯑꯃꯗꯤ ꯂꯩꯕꯅꯤꯀꯣ. ꯁꯦ ꯅꯆꯥꯁꯦ ꯂꯧꯍꯧꯔꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯆꯥ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤ. ꯃꯦꯝꯆꯥꯒ ꯀꯕꯣꯛꯂꯩꯒꯒꯤ ꯃꯇꯧꯗꯨ ꯄꯨꯔꯦꯜ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤꯅꯣꯅ ꯈꯜꯂꯤ. ꯑꯗꯨꯕꯨ ꯂꯝꯁꯥꯡ ꯆꯠꯂꯨꯕꯒꯤ ꯋꯥꯕꯒ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ. ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯄꯣꯊꯥꯏ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯄꯨꯔꯦꯜ ꯃꯁꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯕ ꯍꯧꯔꯛꯏ. ꯃꯁꯥꯗꯣ ꯃꯆꯤ ꯆꯤꯡꯕꯒꯨꯝ ꯀꯩꯒꯨꯝ ꯏꯍꯩ ꯍꯩꯅꯤꯡꯕꯁꯨ ꯐꯥꯎꯗꯦ. ꯀꯕꯣꯛꯂꯩꯗꯤ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩ. ꯑꯁꯣꯝꯗꯅ ꯊꯥꯕꯜꯂꯩ ꯃꯃꯥ ꯃꯆꯥꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯏꯁꯪ ꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤ.
Hꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯈꯤꯇꯪ ꯁꯥꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ, ꯆꯥꯕ ꯊꯛꯄ ꯋꯥꯠꯇ꯭ꯔꯦ꯫ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧꯅ ꯀꯟꯕꯅ ꯅꯣꯡꯃꯇ ꯊꯥꯕꯜꯂꯩꯅ ꯄꯨꯔꯦꯜꯒꯤ ꯃꯥꯏꯀꯩ ꯌꯦꯡꯈꯤꯗ꯭ꯔꯤ꯫ ꯍꯩ ꯅꯨꯄꯤ, ꯏꯁꯥꯁꯦ ꯍꯟꯗꯛ ꯃꯔꯛ ꯏꯍꯩ ꯍꯩꯅꯤꯡꯗꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏꯅꯦꯍꯦ꯫ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯗ ꯅꯨꯄꯥ, ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯒꯤ ꯏꯁꯥꯗꯣ ꯊꯤꯟꯗꯣꯛꯄ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯈꯪꯗꯦ, ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯊꯣꯛꯀꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯣꯏꯁꯦ, ꯑꯩ ꯍꯣꯔꯦꯟ ꯀꯅꯥꯅꯣ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯨꯔꯒꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜꯗꯅꯤ ꯀꯕꯣꯛꯂꯩꯒꯤ ꯍꯧꯅꯕꯤ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯆꯠꯂꯝꯗꯥꯏꯗ ꯄꯨꯔꯦꯜꯗ ꯍꯥꯏꯔꯝꯃꯤ, ꯃꯈꯣꯏ ꯇꯥ, ꯑꯉꯥꯡꯁꯤ ꯉꯥꯛꯇꯪ ꯌꯦꯡꯕꯤꯔꯝꯃꯨ, ꯑꯩ ꯀꯅꯥꯗꯅꯣ ꯑꯃꯨꯛꯇ ꯃꯈꯣꯏ ꯇꯥꯒꯤ ꯑꯅꯥꯕꯁꯤ ꯇꯥꯟꯅꯖꯔꯨꯒꯦ꯫ ꯊꯥꯕꯜꯂꯦ, ꯏꯁ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤꯗꯤ꯫ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯍꯣꯠꯅꯔꯝꯃꯤꯕꯨ꯫ ꯍꯩꯃꯥ, ꯏꯆꯦ, ꯁꯤꯗ ꯁꯨꯝ ꯂꯥꯛꯏꯔꯣ? ꯀꯥꯏ ꯆꯠꯂꯣꯏꯅꯣ? ꯅꯪ ꯑꯃꯨꯛꯇ ꯎꯅꯔꯒꯦꯅ ꯂꯥꯛꯏꯅꯦ꯫ ꯆꯪꯉꯣ, ꯁꯤꯗ ꯐꯝꯁꯤ ꯂꯥꯛꯑꯣ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯥꯕꯜꯂꯩ ꯏꯕꯦꯝꯃ, ꯅꯆꯥꯁꯤꯡ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅ ꯊꯕꯛ ꯀꯟꯈ꯭ꯔꯦꯗ꯫ ꯑꯁ ꯀꯅꯥꯅ ꯈꯪꯅꯤ ꯏꯆꯦ, ꯁꯤꯕ ꯌꯥꯗꯕꯅꯤꯅ ꯍꯣꯠꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯥꯕꯜꯂꯦ, ꯑꯗꯨꯛ ꯌꯥꯝꯅꯁꯨ ꯅꯕꯨꯛꯅꯤꯡ ꯁꯣꯟꯊꯅꯨꯗ꯫ ꯍꯣꯏꯁꯦ, ꯑꯗꯣ ꯏꯆꯦ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯔꯒꯦ? ꯑꯩ ꯋꯥ ꯑꯝꯇ ꯍꯧꯗꯣꯛꯀꯦꯅ ꯂꯥꯛꯏꯅꯤ꯫ ꯏꯆꯦꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥꯁꯦ ꯍꯤꯒꯥꯏ ꯋꯥꯅꯤ ꯍꯥꯏꯕꯗꯤ ꯈꯟꯒꯅꯨꯀꯣ꯫ ꯍꯥꯏꯌꯨ ꯏꯆꯦ, ꯀꯩ ꯋꯥꯅꯣꯕ? ꯅꯈꯣꯏ ꯅꯅꯥꯎ ꯅꯨꯄꯤ ꯀꯕꯣꯛꯂꯩꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯆꯦ? ꯍꯩ, ꯄꯥꯈꯠꯀꯅꯨ, ꯑꯩ ꯇꯞꯅ ꯍꯥꯏꯒꯦ꯫ ꯍꯣꯏ, ꯃꯈꯥ ꯇꯥꯕꯤꯌꯨ ꯏꯆꯦ꯫ ꯑꯩꯒ ꯊꯦꯡꯅꯔꯤꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯦ꯫ ꯅꯨꯄꯥ ꯑꯃꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯩꯅꯦ꯫ ꯁꯤꯗꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤꯊꯦꯜ ꯈꯨꯜꯗ ꯂꯩꯕꯗꯣ ꯈꯪꯉꯤꯗꯅ? ꯈꯪꯉꯦ ꯏꯆꯦ꯫ ꯍꯣ, ꯑꯗꯨꯒꯤ ꯌꯨꯝꯊꯪꯅꯕ ꯑꯃꯥꯏꯕ ꯂꯨꯈꯣꯏꯗꯣ꯫ ꯑꯗꯨꯒꯤ ꯑꯃꯥꯏꯕꯗꯨꯗꯤ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯈꯤꯕꯗꯣ ꯅꯠꯇ꯭ꯔꯣ ꯏꯆꯦ? ꯃꯥꯅꯤ ꯃꯥꯅꯤ, ꯑꯗꯨꯒꯁꯨ ꯇꯣꯏꯅ ꯂꯣꯏꯅꯕ ꯎꯏꯌꯦꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯛꯏꯝꯅꯤ꯫ ꯈꯪꯗꯦꯗ ꯏꯆꯦ, ꯃꯈꯣꯏ ꯃꯄꯥꯗꯣ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤꯁꯤ ꯊꯕꯛ ꯆꯠꯄꯁꯨ ꯎꯗꯦ, ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯣꯟꯅ ꯎꯏ꯫ ꯍꯪꯉꯨꯗꯧꯁꯨ ꯃꯥꯒꯤ ꯃꯑꯣꯡꯗꯨꯅ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯣꯕ ꯑꯩꯁꯨ ꯁꯤꯒꯤ ꯋꯥꯁꯤ ꯄꯨꯔꯦꯜꯗ ꯍꯥꯏꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯌꯨꯝ ꯀꯥꯏꯅꯒꯗ꯭ꯔꯥ ꯄꯥꯈꯠꯇꯅ ꯅꯉꯣꯟꯗ ꯇꯝꯃꯤꯁꯤꯅꯤ꯫ ꯃꯤꯠ ꯅꯥꯀꯣꯡꯗꯁꯨ ꯑꯣꯏꯍꯧꯏꯗꯅ ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯤꯅ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯃꯥꯅ ꯆꯥꯕ ꯌꯥꯕ ꯃꯇꯣꯡ ꯈꯟꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯒ ꯑꯣꯛꯑꯦ ꯍꯥꯏꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯨꯜꯍꯧꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯉꯝꯗꯤ ꯉꯝꯃꯤꯍꯦ ꯅꯈꯣꯏꯒꯤꯅꯦ ꯅꯅꯥꯎꯅꯨꯄꯤꯁꯦ꯫ ꯑꯩꯗꯤ ꯃꯁꯤ ꯌꯥꯝ ꯆꯤꯡꯅꯩꯀꯣ꯫ ꯃꯔꯤ ꯃꯈꯣꯡꯁꯨ ꯈꯪꯗꯦ, ꯃꯆꯤꯟꯗꯗꯤ ꯏꯊꯣꯠ ꯊꯣꯠꯅ ꯉꯥꯡꯉꯤ, ꯑꯗꯨꯕꯨ ꯅꯨꯡꯗ ꯆꯤꯛꯏꯀꯣ, ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ꯫ ꯆꯨꯝꯃꯤ ꯏꯆꯦ, ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯁꯨ ꯃꯥꯁꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ꯫ ꯅꯣꯡꯃꯇꯁꯨ ꯋꯥ ꯉꯥꯡꯅꯔꯨꯗꯦ꯫ ꯃꯄꯥꯝꯗꯣ ꯌꯥꯝꯅꯗꯤ ꯂꯥꯞꯄ ꯃꯥꯜꯂꯤ꯫ ꯁ꯭ꯋꯥꯏꯗ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯕ ꯃꯤ ꯂꯩꯔꯗꯤ ꯀꯔꯤꯅꯣ ꯀꯔꯝ ꯇꯧꯕꯅꯣ ꯍꯪꯅꯕ ꯌꯥꯕ꯫ ꯑꯩꯅ ꯇꯥꯕꯗ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯁꯦꯜꯗꯣ ꯂꯩꯁꯪ ꯃꯇꯩ ꯃꯅꯥꯎꯅ ꯍꯟꯗꯣꯛꯑꯝꯃꯦ ꯇꯥꯏꯅꯦ? ꯍꯣꯏ, ꯍꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯌꯦ꯫ ꯃꯇꯝꯗꯣ ꯃꯈꯣꯏ ꯇꯥꯁꯨ ꯂꯩꯇꯦ, ꯁꯦꯜꯗꯣ ꯃꯥꯅ ꯄꯥꯏꯔꯝꯒꯅꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯦꯗ ꯏꯆꯦ, ꯑꯩꯅ ꯌꯥꯎꯔꯝꯕ ꯃꯔꯨꯞꯇꯣ ꯐꯪꯈ꯭ꯔꯦ ꯍꯥꯏ, ꯑꯗꯨꯁꯨ ꯃꯔꯣꯟ ꯃꯔꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ꯫ ꯑꯩꯁꯨ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯅ ꯍꯪꯉꯨꯗꯦ꯫ ꯑꯗꯨꯗꯤ ꯄꯨꯔꯦꯜꯗꯤ ꯈꯪꯉꯝꯒꯗ꯭ꯔꯥ? ꯈꯪꯉꯝꯗꯧ ꯃꯥꯟꯗꯦꯗ ꯏꯆꯦ꯫ ꯑꯗꯨꯗꯤ ꯃꯥꯗꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯣ ꯀꯥꯏꯗ ꯊꯝꯂꯤꯕ? ꯈꯪꯗꯦꯗ ꯏꯆꯦ꯫ ꯂꯨꯔꯤꯕ ꯐꯤꯕꯝꯅꯤꯅꯦ ꯅꯈꯣꯏꯒꯤꯁꯦ꯫ ꯈꯪꯗ꯭ꯔꯦ ꯀꯔꯤꯕꯨ ꯍꯥꯏꯒꯗꯕꯅꯣ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯀꯕꯣꯛꯂꯩ ꯆꯥꯛ ꯂꯣꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯤꯔꯤ꯫ ꯂꯣꯏꯔꯒ ꯄꯨꯔꯦꯜꯒꯤ ꯆꯥꯛ ꯄꯨꯈꯝꯗꯨ ꯄꯥꯏꯔꯒ ꯐꯤꯔꯩꯗꯒꯤ ꯆꯦ ꯃꯌꯣꯝ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯆꯥꯛꯃꯥꯏꯗꯨꯗ ꯆꯥꯏꯁꯤꯜꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤ꯫ ꯅꯨꯄꯤ, ꯅꯪꯕꯨ ꯆꯥꯛ ꯊꯤꯔꯕ꯭ꯔꯣ? ꯈꯣꯟꯖꯦꯜꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ꯫ ꯂꯣꯏꯔꯦ꯫ ꯀꯩꯗꯧꯔꯦ ꯅꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯅ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯃꯩꯅꯥꯛꯇ ꯉꯁꯥꯏꯗꯒꯤ ꯂꯩꯕꯒꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯉꯥꯡ ꯇꯨꯝꯍꯧꯔꯕ꯭ꯔꯣ? ꯇꯨꯝꯈ꯭ꯔꯦ꯫ ꯐꯔꯦ, ꯆꯥꯛꯁꯤ ꯆꯥꯊꯣꯛꯄꯤꯔꯣ, ꯑꯩꯁꯨ ꯉꯁꯤꯗꯤ ꯋꯥꯕꯗ ꯂꯣꯏꯔꯦ꯫ ꯊꯕꯛ ꯏꯪꯈꯥꯡꯁꯤ ꯁꯠ ꯂꯣꯏꯁꯤꯜꯂꯝꯂꯒ ꯄꯣꯊꯥꯔꯒꯦ꯫ ꯍꯣꯏ, ꯆꯥꯔꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯔꯤ꯫ ꯄꯨꯔꯦꯜꯗꯤ ꯊꯣꯏꯅ ꯐꯠꯇꯕ ꯈꯜꯂꯨꯕ ꯇꯧꯗꯅ ꯆꯥꯏ꯫ ꯀꯕꯣꯛꯂꯩꯗꯤ ꯃꯁꯥꯅ ꯑꯔꯣꯟꯕ ꯑꯃ ꯇꯧꯔꯨꯕꯅꯤꯅ ꯆꯥꯛꯇꯨ ꯆꯥꯐꯝ ꯈꯪꯗꯦ꯫ ꯑꯃꯨꯛꯁꯨ ꯐꯜꯂꯞ ꯄꯨꯔꯦꯜꯗ ꯌꯦꯡꯉꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯐꯅ ꯊꯦꯡꯂꯦ, ꯑꯗꯨꯕꯨ ꯄꯨꯔꯦꯜ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ꯫ ꯉꯁꯤꯗꯤ ꯊꯥꯕꯜꯂꯩꯁꯨ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯈꯟꯅ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯀꯕꯣꯛꯂꯩꯗꯤ ꯊꯋꯥ ꯏꯁꯥ ꯁꯥꯗꯦ꯫ ꯏꯃꯨꯡꯗꯒꯤ ꯄꯨꯔꯦꯜꯗꯨ ꯊꯣꯛꯂꯛꯃꯟꯗ꯭ꯔꯕꯗꯨꯗ ꯊꯥꯕꯜꯂꯩ ꯆꯪꯁꯤꯟꯗꯨꯅ ꯀꯕꯣꯛꯂꯩꯗ ꯍꯪꯉꯤ, ꯏꯅꯥꯎ, ꯃꯈꯣꯏ ꯇꯥꯕꯨ ꯍꯧꯒꯠꯈ꯭ꯔꯕꯣ? ꯀꯕꯣꯛꯂꯩ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ, ꯍꯧꯒꯠꯇ꯭ꯔꯤꯌꯦ ꯏꯆꯦ꯫ ꯉꯔꯥꯡ ꯃꯁꯥꯗꯣ ꯊꯤꯟꯇꯣꯛꯏ ꯍꯥꯏꯕꯗꯨꯗ ꯄꯣꯊꯥꯖꯔꯁꯅꯨꯗꯅ ꯍꯧꯗꯣꯛꯇ꯭ꯔꯕ꯫ ꯑꯩꯁꯦ ꯃꯈꯣꯏ ꯇꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ꯫ ꯌꯥꯅꯤ ꯏꯆꯦ, ꯆꯪꯉꯒ ꯑꯗꯨꯝ ꯍꯧꯗꯣꯛꯄꯤꯌꯣ꯫ ꯋꯥꯍꯩꯗꯨꯗ ꯊꯥꯕꯜꯂꯩ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯄꯨꯔꯦꯜꯕꯨ ꯍꯧꯗꯣꯛꯄ ꯆꯪꯉꯤ꯫ ꯈꯪꯍꯧꯗꯦ ꯊꯥꯕꯜꯂꯩꯗꯣ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯆꯥꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯏ꯫
Kabolay thausa wasadi adubu changbadi adumak changlai. Ure hojikti pureldu masa pumba phaijing chingduna phibam kaina phamungduda leirambadu hingli haiba khakta mangairi mahang mamittagi mapi leptana sinthai wa ngangbasu thoktre makhoita kaina tawrisibo macha singsu adu mangai mapa kaubanina sauningba phana leirasu oiriba phibam aduda kaptaba ngamdre leirak lekai gi mi singsu changlai makoisu tawriba phibam do angakpa madi oiri mi loina chana khraba tungda kabok leiga thaba leiga wari tawi inaw aidi kuisindringai sida layeng tho oksi ai sida lei ise hojipu karai dagi selno ai khanpham ba khangdri sel leite haiduna tokpa yabadi natedana ngaihak tumina leiraba tungda khumlai iche so angang singsiga ahenba sel leiramoi khangi aduna aigi sanalupa reiba kari kari no kairaga yengasi wahaiduda thaba lei thoina phattaba khalludi mahaki suma puroibani mana phanabadum tawjarasani khalli mana ngamba kanda mating tawragi khanduna ayaba pithokle adoinaw makhoi tasu suba nomba ngamdrabanina aikhoi punna jarasiro nangsu apikpa angangsiga nungairamlaroi yani deise ise hoide imai jana mu yechinba haibado nungairoi fare nangna awatpa ma hek leirakpada ise da paw hairo asumna yanari thabaleina mabuk chambagi haunabi afabata khanbani adubu kaboklai di singe yauna sinkraba thaurangni numitsidagi kaboklai maning tamle hingli haibata ngairaba phibam kairaba mapuroibagi mamangmaktada uktabali chatpa hawi mapuroiba layingbagi namada amaiba lukhoi nong phadoksu atopu nupaga ahing leli pumna makhangiba purel haidokpa ngamjada wana leli thabalaisu mapuroiba layingna bahaiduna hanadagi hena suba nomba kalli macha mariduga atombadu khaktani yumsangauba atombana mamana halaklaba tungda mamina uba kharasu tammi mamana themjili nang paba laying balakliba maibani nong phadoksu laikai gi mina tamlai aduda sodum khummi mapuroiba laying libani haina matamna sumaujin khibana hojikti chahi ani suselakli ningthaurel su chahi 8 changlakli nongmagi numitni kabokle aibo sumna nongju nongsa marak sida kyam kuina lakho haibanu kuiraroi mathang tha panthung yaurani ye aigi nupana yauramba marupto loina phangabani ama khakta ngaire si phangba numita natung ila adabani nang si singdi singi he kabok leibe ma nangna maiba sabagi wani kokte ingondagi nangna heloye ado thabak amadudi kamai toba ai hairake adugidi thama khaya mawalingai da tawra loiri kaino asamna makhoi ani nokminei matamna sumsum hokibana ngasidi haina khiba numittu yaurakle amaiba lukhoidagi laurakpa hidaktu mapuroibagi chanaba chakta haptuna makhutmangna induna pijai ngaihaki matungda pureldu longba thekpa tawramduna mahaki aroiba mikup oikhi ngaihak leiraba matung kabokleina kapsin lausinaduna mi kauki thabalei changsilaktuna mapuroiba bu konkhatuna kappi sauningbana pangangang khrabasu ngasidi mahak lukhrabi haibadu oire khalubada angaubi oikhi purelgi mathau mangam loisinkhre piktakna sinki lana thoramda tarakpa potyeng sel pumba kabok leina paisili madu pumba thabalei wakhal tawrudi mapuroiba kaina bagi seina khangli lana thoram loibagi nongan baga marupki sel thinba lai kabok leida mirak narak yengduna sel lausili aduga imungda thuna changki matawduda sel piba lakpa midu inganga I numidangi matamni ningthaurel do wa kappi ningthaurel nangbo kapkanomi namadu bo karai da chatni hairamge ba khangde mabo aingonda su haide ai tummo hairaga phamungda sumamini matamna sumsum thingzilakpaduda thabalaidu chingnarai asumna nungdangduma ningthaurel bu mayam sangduna thembiri mathangi numita mi singdu sangu ko chencheli kadai da none noina hairisibo khangde don kanani haibanu mi dubo khangde da ngangsa nupi ni haigumsu tawi khara amana makhoida pau pirucho moi mi kaurucho so hainei asumna mahai mai hainaduna chencha tawduna amuk cheli thabalei tabran henoibo kari hagi tada nakhoibu pau ma tada bro tadibu kari pau na tada hai nangi na nauru pido makha thangba suthekta siduna taraga leihore ne pojo mama subanakta tahawi mapi marul mali ne kari haiba thintaranu ne angang sanoibo amta laga yengu law ne thabalei du chencha tawduna chatki ure hojikti masu kabok leidu mangakta lahatuna hatlambani manakta mapi ayomba masu taduna lei nakandagi nupi khara sonthangna nangang nei o
Sumedana ngarang aigi nupana thabak halakpada masigi kabuk lei habisi nupa amaga chatminaba ukhina tammi mawagi lana thauram nonganbaga mawa naidui tawriba moigumba sidanine moigumba sidi sisanu sibana matik chabani adu ngaikhone aigi nupana haibada podyomdo ani sui haiye adudi ama kai chakraba sel mayum oiramniye adudi nupaduna seldo pukhraga hatuga thamlamba tarene ho adu sumduiba nupadu bu kana oizano aidi amaibado malibu hai amaibadudi mapuroiba layengba lakpani haidudi maduna taba nupa ama ani hum subani ne gyalam ta poteda ho khangzadre akhoidine makhoi gi sigumba wari sidi sumthang makhung thibagum thoi eduni oiroi da bawari ni ho maram chat oktradi siraga taba natradi kaidawruni thaba lei upai leite hojikti chenba yararoi makok thakta potlum khuting makta haure kabok legi mathau mangam su loikhre hojikti leisangdu noma laktana wari tawi mangumba thodokni ko thaba lei nangna tawrise mani ise aina kanada kari laluduna potlum mayam si ikok sida thangkat piribanu ai khangdre angang sidi kamdau batai kari upai lei ise kanada sinaruni hojikwa mama gi horokpham su khangdi mama kanano su khangdi laibakta tamlamduna hojikti ekhoi puna hingina batabani adu su chumi adu nang bumi hatugi langla langjin khangkhidrabro khangdre dei che thisu thirudri onthokpani dako sel mayam duga thabale nangdi warani bu iche ayam di pendi yum sida sel manha ama phawba thanamdaba makhai mata nungairadi khanduna macha pikpasi phawbu hundoktuna nupa amagi matung induna chatluribani adu thabale aina khanbada noi imungi mawong matau suna khangba mi nadi malido oiramgani iche aisu kari mata khangaudrae phattabasu nongmata khallude aidi asumna wari watai ngai hak tawduna thabalegi mabukning busu themjinbi tha amagi matungdadi purelna yauramba marup mayamdu sel thauba lai thabalei wakhal munna khallaba tungda ingkhol machet ama yonduna marupki sel sing pathoknaraga loiba phawbagi sel pithokri masigi matungdagi mama macha makhoi gai sel kanna tanduna hotnarai hojikti macha singdu mapung marei pharabani nupi angang thibasu yaure masa na hotnajaduna law machet makai amasu lepsinjari matam sida ningthaureldu chahi 10 ga mari manga surakle mamana masa kallingaidadi thoina tathi tawoina tawramdi adubu mamana solaklaba matam makoina nupi angang thiraklaba matam sidadi ningthaureldu imung sidai hingbada tasengna waba haibadu oire numitu nungdang wairamgi mamli ba matamni ningthaureldu sanmange bido hanjalakti haiduna koithi thiri thiba yaba thiraba tungda upai leitraduna makha su theki mi sangna khidraba mongsong marak aduda changlaga thirage khanduna lepkhre tandi talihe songna marola ma songiba masigi chu thekse ihai hainadana leiringai tungdagi sor lawba makhol ama tarakpaduda fatlei thoktuna yengi kanasu leiba ude as tallingai sida kanano mulakna reisina bunga sonthangna kaurakpani fatlei thoi kana si lauselu si matang piramge haiduna nangbu thirakpani asi haiduna ngabong ama pirai ningthaureldo ahalduna pirakliba ngabong du lausili masado apunaba amana pubagum phungbang machildagi wama phawba haidokhidri ahaldu support piram laga dum satki hinjang du bozi phawloi jubo taning thaurel as khangpre khanghe wari siga nanga maibo lembagi mataududa ningthaurel di nokte ai chaklambana loiri aduga hosi phawloi dribo loire sakom pusilagi lama cheram ta tharamu leibakta lohong nongan bagi nungdang sida makhoi matau ani du ningthaurel na cha kaubani lohong bagi thabak waminarubagi chak chara ma chamina si haiduna saksang da tabunu na chak iromba champut taubani aduga mapal da leirang semduna ningthaurel na nga thonglai matau ani na manakta phamduna haukraba wari lihanbani chak ising toklaba tungda matau ani do asai phau thinbiruri hanjilakpada tabanu do mangol da phamduna leirammi kaidore wadribo tumuro yadribo nangbo kaidore wadribo tumuro yadro nangbo taning thaurel kaidorage nangsi yam nungsi matamduda nangsi yam waramni ko nangsi wari singdo tahobro angau bisidi hana warasu hojikti aigi kari watlige nangni nakta leirasidi tao Tachau, makhoi ta do maningi lapu pambi singdo yani dana chatkibane. Oh, ai chalurage duidi. Mangal du maninglom da ningthaurel gi manakta lai.
Mangalna yausinkhibada ningthoreldo ningkhang phamduna mamit usinduna machinda murum sonduna leiri. Mamangda la ama thamduna mathakta ching khara lei angauba ahum ama haptuna thammi. Tauriba mawongduda changsin sikadai hantok sikadai tawduna tingak maingak nana leiri. Tanjaduda ningthorel mamit set pangthorai. Itaw, kaidawridai da liptuna leidubo. But kawari sari maledana yetpidabanida. Khoi itaw sidiba. Itaw na laithau tinthau tawba hairadi mamang laikai khura tombadu amta laying biyudana. Yam phagraba halni. Macha mayam gi hotnabada khonglamduda lai ongnaribani. Itaw isu yam thoina hiruba natida. Aiso jikana tamlibani. Aisu khangi mafamsi sawum aduki mati kalle haiba. Maru oina aigi yumfamsi loiba khamba naidri. Michai laiwatinwa mayamna yumduna leire. Itaw su khangabra aise? Khangida ahan balak padum khangkrabani. Ado itaw nang lamta phajana lusindradi upai leiroibu. Tawbagi budi itaw eramagi mafamsida leiba ngambani ko. Tanjaduda tabunu makhutta acha khara pairaga lai. Tasau se haira se chao. Kadai. Asumna makhoi anida acha piramduna tabanu imungi thabak khara loisiluki gi haiduna chatki. Chitkraba tabanu da yengduna mangalna. Itaw pumna maksi oiduna su aigi jalse apangbini. Magi wanabadi itaw na kaidonungda singanuko. Itaw aisu khangi. Kaisu oidaba aikoibu nakoina thajaduna nachal nacha sinarakpase aina kaidonungda kauroi. Mangalda ningthorelna mingaudu ibai thoklabasu hanagi matawgum adumak itaw haina kawi. Hoise hena awaba wakhalsu khanjelunu thoba moy marai laksarasani. Ningthorel amuksu yamna lusina wakal khanduna hairai. Itaw leikai sida khwaidagi ahal hoiraba wari wakhung khangma mi leigadra. Lainine kaidawrage dubo. Aigi yumfamsi aina uba phangdaba amambana kupsinba yamna maring marangba wari ama leiba mali. Ai sigi matangda khangningi. Si khangadi kamdau sige haibada wakhal thokani. Hoi ahal dubudi nongma matang chabamna chatlaga unaruba haiduni. Aduga itaw hantak itai mathoinugi machanupi leikhidabado adu syam chingnei. Adubudi itaw khonglamdugi wari amagi manung chenkrabani mahaksu. Adugi wari su leibra itaw. Laye ipa ipo haktaktagi kokpa leitraba kawba leiroidaba wari singbul singna thallaba khonglamdugi warini. Phare pumnamak yengba taredana nungdambana kari tamliba. Asumna matawani do ngaihak wari watai tawraba tungda lapu singdu phanayamna yanthatkhirammi. Songduna leiriba maning maya singdu sitnana singtoi. Thabak loiraba tungda masa mau singdoktuna chak ising sathokminei. Loiraga ngaihak pothasi haiduna phak ama thaduna hippi. Itaw aina laisi ataigi manate wari ma leirini. Hoine kai leirage aidi wakhalbu oirudri itaw lakpagi maramsi. Aisune nangna thabak tawrambaduda adum yausilaga leiruri. Itaw lembagi khuratondagi itawna lau urisi kamdawbanu. Khuraton handakti aingonda sangam amadu puna urona hairi. Kaidoba yaure itaw. Aduni lurisi itaw. Itawna hotnabagi matung ina khuraton adumna haibirakpani. Adubu lurisi hojiksi thembungdu kana karino leikaida kaikaino yam hainaba taini. Hoi masu nungaibabudi nungaiba hongnadeda. Adubu mapuna hairabanina aisu kari haini itaw. Tawbagi budi khurapa bidu yam kupchabani. Itaw lembada namdana hayalaga thembungna lawdu ubani. Adana tei chana phawdu chahimta tamaktrabanina sauning baibasidi masana tabani. Chumi itaw. Ado aidine miga yeknaba thambasi nungaijati. Leikaida minawni kari haiduno ai wakal thoktreda. Hoida yam hena su khanjilunu. Adugi wabudi ekhoi myam leiridana. Adugi mathakta mapuna su yariba. Hoi taw adubudi chumi. Matawani do sumna wari ngahak tawraba tungda nungsa nimtharappa matamduda mangaldu chatlage haiduna chatkhi. Mathangi numitni ayuk anganbaduda tabanudu sumang apakpadu waitairi. Tanjaduda thembungdu yam sauna lai. Hai tabanu ningthore leibro. Ta thembung makhoi tadu sampot khoini haidana nungalamdaida hogotuna labuk chakhi. Phai khangni wa chapchabi mangangnage bangasigi numitama. Tabanuda wamta hairamdana mamai leithoktuna phingna chatkhi. Tabanudu ipa pakhatna yengduna leihawi mahakti tasengna lawge wafamsi karino khangsadabani. Ngaihakki matungda labuk yore thembungdu lamna thabak tawribadu ui. Hatu changsinduna ningthorelda hekta hairai. Ngaikho ningthorel nangna tawrisi kanage ayaba yauragano. Karibu noitaw thembung. Law surisi bo haiba.
ꯈꯨꯔꯥ ꯑꯄꯥꯕꯤꯒ ꯄꯥꯎ ꯐꯥꯎꯅꯕꯤꯗ꯭ꯔꯕ꯭ꯔꯣ ꯏꯇꯥꯎꯕꯣ? ꯀꯔꯤ? ꯑꯗꯨꯛ ꯃꯤ ꯎꯁꯤꯠꯇꯕ! ꯑꯩꯅ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯧꯐꯝ ꯑꯁꯤ ꯁꯦꯟꯗꯨꯅ ꯂꯥꯛꯄꯅꯤ. ꯉꯁꯤ ꯉꯔꯥꯡꯗ ꯂꯩꯀꯥꯏꯁꯤꯗ ꯁꯩꯗꯥꯡꯉꯛꯄ ꯅꯪꯅ ꯊꯦꯝꯕꯨꯡ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯂꯧꯐꯝ ꯍꯦꯛꯇ ꯁꯠꯄ ꯌꯥꯕ꯭ꯔꯣ? ꯏꯇꯥꯎ, ꯋꯥꯁꯤ ꯇꯞꯅ ꯉꯥꯡꯅꯁꯤ, ꯐꯤꯡꯒꯠꯄꯤꯒꯤꯅꯨ. ꯀꯩꯅꯣ ꯇꯞꯄ ꯍꯥꯏꯗꯤ? ꯍꯥ? ꯀꯔꯤꯅꯣꯕ ꯇꯞꯄ ꯍꯥꯏꯁꯦ? ꯃꯃꯥꯡꯒꯤ ꯆꯍꯤꯗꯨꯃ ꯌꯦꯡꯕꯤꯕꯅꯤ. ꯂꯩꯀꯥꯏꯁꯤꯗ ꯃꯤꯅꯧ ꯑꯣꯏꯅ ꯂꯥꯛꯄꯅꯤ, ꯃꯊꯤꯕꯣꯡ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯝꯃꯣꯏꯗꯅ. ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯆꯈꯥꯎ ꯊꯗꯠꯄ ꯁꯥꯔꯗꯅ. ꯊꯦꯝꯕꯨꯡꯒꯤ ꯀꯜꯂꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯁꯥꯒꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯈꯨꯠꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯜꯂꯤ, ꯃꯃꯤꯠ ꯏꯃꯨꯛ ꯉꯥꯡꯉꯤ. ꯏꯇꯥꯎ, ꯑꯩꯒ ꯏꯇꯥꯎꯒꯅ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯅꯕ ꯌꯥꯔꯣꯏ. ꯑꯩꯗꯤ ꯇꯁꯦꯡꯅ ꯂꯧꯁꯤ ꯏꯇꯥꯎꯗꯒꯤ ꯃꯨꯟꯒꯦ ꯈꯟꯈꯤꯕ ꯂꯩꯇꯦ. ꯑꯗꯨꯕꯨ ꯏꯇꯥꯎꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯈꯨꯔꯥ ꯑꯄꯥꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯔꯣꯏꯕ ꯋꯥ ꯉꯥꯡꯅꯁꯤ. ꯐꯩ, ꯆꯠꯁꯤ ꯂꯥꯎ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯄꯥꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯏ. ꯁꯨꯃꯥꯡꯗꯨꯗ ꯂꯦꯝꯕꯗꯨ ꯁꯤꯡꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯆꯪꯂꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯈꯔ ꯈꯧꯇꯛ ꯆꯥꯏ. ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯀꯧꯔꯛꯏ. ꯏꯇꯥꯎ ꯑꯅꯤꯗꯤ ꯑꯌꯨꯛꯁꯤꯗ ꯅꯈꯨꯔꯥ ꯂꯩꯕ꯭ꯔꯥ? ꯀꯧꯊꯣꯔꯛꯎ, ꯋꯥꯔꯤ ꯁꯥꯒꯦ. ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯛꯄꯅꯤ. ꯑꯗꯨꯛꯅ ꯍꯥꯎꯈꯤꯗ꯭ꯔꯦ ꯈꯣꯟꯗꯥꯁꯤ. ꯑꯩꯅ ꯆꯤꯡꯅꯔꯤꯁꯤ ꯆꯨꯝꯗꯧ ꯃꯥꯜꯂꯦ. ꯁꯤ ꯊꯣꯛꯀꯅꯤꯅ ꯈꯨꯔꯥ ꯇꯣꯟꯗꯅꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ ꯍꯥꯏꯕꯅꯦꯕ. ꯏꯋꯥ ꯂꯧꯕꯤꯈꯤꯗꯦꯕ ꯍꯦꯛꯇ. ꯀꯩꯗꯧꯕ ꯊꯦꯝꯕꯨꯡ? ꯂꯥꯎꯅꯦ, ꯑꯩ ꯁꯤꯗ ꯂꯩꯅꯦ. ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯛꯎꯅꯦ. ꯈꯨꯔꯥꯅ ꯇꯧꯕꯤꯔꯤꯁꯤ ꯀꯩꯅꯣ? ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯁꯤ. ꯍꯣꯏꯅꯦ, ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯅꯒꯗꯕꯅꯤꯅꯦ. ꯅꯪꯅ ꯏꯐꯤꯡꯗ ꯐꯤꯡꯒꯠꯂꯒ ꯍꯦꯛꯇ ꯋꯥꯁꯤ ꯂꯣꯏꯁꯤꯟꯅꯕꯗ ꯐꯣꯜ ꯇꯥꯒꯗꯕ ꯅꯠꯇꯦꯀꯣ. ꯂꯦꯝꯕꯅ ꯅꯤꯡꯊꯧꯔꯦꯜꯗ ꯆꯤꯔꯣꯜ ꯇꯧꯗꯨꯅ, ꯑꯁꯤꯒꯤ ꯅꯨꯡꯁꯤꯠ ꯑꯄꯥꯏꯕꯁꯤꯕꯨ ꯀꯥꯏꯗꯩ ꯊꯦꯡꯅꯔꯨꯅꯣ ꯏꯇꯥꯎ ꯑꯌꯨꯛꯁꯤꯗ? ꯑꯩꯗꯤ ꯂꯧ ꯁꯨꯔ ꯂꯩꯖꯕꯅꯤ, ꯈꯪꯗꯦ ꯀꯔꯣꯝꯗꯩ ꯂꯥꯛꯏꯅꯣ. ꯍꯥꯏ ꯂꯦꯝꯕ, ꯅꯤꯡꯊꯧꯔꯦꯜ, ꯅꯣꯏ ꯑꯅꯤꯁꯨ ꯂꯥꯎꯅꯦ ꯃꯥꯡꯒꯣꯜꯁꯤꯗ. ꯍꯣꯏ ꯈꯨꯔꯥ. ꯍꯥꯏꯌꯨ, ꯀꯔꯤ? ꯊꯦꯝꯕꯨꯡ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤ? ꯈꯨꯔꯥꯒꯤ ꯂꯧꯐꯝꯁꯤ ꯑꯩꯅ ꯃꯃꯥꯡꯗꯒꯤ ꯁꯦꯟꯅꯗꯨꯅ ꯂꯥꯛꯑꯕꯅꯤ. ꯑꯗꯨꯒ ꯉꯁꯤ ꯉꯔꯥꯡꯗ ꯂꯩꯀꯥꯏꯁꯤꯗ ꯁꯩꯗꯥꯡꯉꯛꯄ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯉꯣꯟꯗ ꯎꯍꯜꯂꯒꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯥꯏ ꯊꯦꯝꯕꯨꯡ, ꯃꯆꯣꯡ ꯃꯄꯥꯛ ꯅꯥꯏꯗꯕ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ? ꯅꯃꯥ ꯅꯄꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯅꯦꯍꯦ? ꯍꯥ? ꯋꯥ ꯉꯥꯡꯕꯗ ꯌꯦꯡꯉꯒ ꯉꯥꯡꯕ ꯇꯝꯃꯨꯀꯣ. ꯑꯍꯜ ꯑꯩ ꯑꯃ ꯐꯝꯂꯤꯁꯤꯕꯨ ꯅꯪ ꯀꯔꯤ ꯑꯣꯏꯅ ꯎꯒꯦꯅꯦ? ꯍꯥ? ꯆꯍꯤ ꯀꯌꯥꯅꯣ ꯅꯪꯉꯣꯟꯗ ꯂꯧꯗꯨ ꯁꯤꯟꯅꯔꯤꯁꯦ? ꯐꯧ ꯂꯣꯛꯏ ꯂꯣꯛꯇꯦ, ꯏꯀꯪ ꯊꯣꯛꯏ ꯊꯣꯛꯇꯦꯅ ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕ ꯐꯧꯕꯣꯠ ꯀꯌꯥꯝ ꯀꯥꯔꯛꯈ꯭ꯔꯒꯦꯅꯦ? ꯍꯥ? ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯑꯒ ꯑꯗꯨꯛ ꯇꯣꯟꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦꯍꯦ ꯏꯕꯣ. ꯅꯄꯥꯡꯒꯜ ꯑꯗꯨꯛ ꯐꯔꯤꯕ ꯅꯪꯅ ꯅꯃꯥꯟꯅꯕꯁꯤꯡꯅ ꯍꯣꯠꯅꯔꯤꯕꯗꯣ ꯅꯃꯤꯠꯇꯨ ꯎꯗꯕ꯭ꯔꯅꯦ ꯅꯪꯕꯣ? ꯈꯨꯔꯥ, ꯋꯥꯁꯤ ꯌꯥꯝ ꯀꯥꯏꯅꯔꯛꯀꯅꯤꯀꯣ ꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤ. ꯀꯔꯤ? ꯋꯥ ꯀꯥꯏꯅꯕꯗꯤ ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯄꯣꯠꯅꯤ, ꯑꯩꯅ ꯁꯤꯟꯅꯅꯤꯡꯕ ꯃꯤꯗ ꯁꯤꯟꯅꯅꯤ. ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯥ? ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ? ꯐꯔꯦ, ꯈꯨꯔꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝꯅ ꯁꯤꯡꯅꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯅꯈꯣꯏ. ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ ꯊꯦꯝꯕꯨꯡ ꯏꯕꯣ. ꯊꯦꯝꯕꯨꯡꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯥꯎꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ. ꯉꯁꯥꯏꯗꯒꯤ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯐꯝꯂꯤꯕ ꯅꯤꯡꯊꯧꯔꯦꯜꯗ ꯍꯥꯏꯔꯛꯏ. ꯅꯤꯡꯊꯧꯔꯦꯜ, ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯕꯨꯡꯉꯣ. ꯑꯉꯥꯎꯕꯅꯤ ꯊꯦꯝꯕꯨꯡ ꯍꯥꯏꯕ ꯑꯉꯥꯡꯁꯦ. ꯈꯟꯗꯦꯗ ꯈꯨꯔꯥꯇꯣꯟ. ꯉꯥꯎꯋꯦ ꯍꯥꯏꯔꯁꯨꯅꯦ, ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯈꯜꯂꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯦ. ꯑꯣꯏꯔꯣꯏꯕꯨ, ꯃꯁꯤ ꯑꯉꯥꯡꯁꯤ ꯑꯣꯏꯔꯣꯏ. ꯈꯨꯔꯥꯇꯣꯟ, ꯊꯦꯝꯕꯨꯡꯁꯦ ꯑꯩꯈꯣꯏ ꯑꯅꯤꯃꯨꯛ ꯃꯥꯟꯅꯔꯒ ꯑꯝꯇ ꯐꯨꯗ꯭ꯔꯗꯤ ꯃꯤꯔꯣꯟ ꯇꯥꯗꯧ ꯃꯥꯟꯗ꯭ꯔꯦꯗ. ꯍꯥꯏ, ꯊꯦꯝꯕꯨꯡ ꯐꯨꯗ꯭ꯔꯤꯉꯩ ꯅꯪ ꯍꯥꯟꯅ ꯐꯨꯔꯒ ꯐꯗꯧꯅꯦ ꯏꯕꯣ. ꯅꯪꯅ ꯄꯨꯁꯤꯜꯂꯛꯄ ꯃꯤꯅꯤꯅꯦ ꯃꯁꯦ. ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯈꯨꯔꯥꯇꯣꯟ. ꯏꯇꯥꯎ ꯅꯤꯡꯊꯧꯔꯦꯜꯁꯨ ꯑꯩꯅ ꯄꯨꯁꯤꯜꯂꯛꯄꯅꯤ, ꯑꯗꯣ ꯊꯦꯝꯕꯨꯡꯒꯗꯤ ꯃꯥꯟꯅꯗꯦꯗꯅ. ꯌꯥꯔꯦ. ꯑꯗꯨ ꯅꯤꯡꯊꯧꯔꯦꯜ, ꯁꯤꯒꯤ ꯋꯥꯁꯤꯗ ꯀꯣꯛ ꯁꯥꯔꯨꯔꯅꯨ. ꯑꯩꯈꯣꯏ ꯑꯁꯨ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ. ꯑꯗꯨꯕꯨ ꯅꯪ ꯈꯨꯔꯥꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯀꯟꯅ ꯍꯣꯠꯅꯧ ꯏꯕꯣ. ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯇꯟꯒꯅꯨ. ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯁꯦꯜ ꯇꯥꯜꯍꯧꯒꯗꯕꯅꯤ. ꯍꯣꯏ ꯈꯨꯔꯥꯇꯣꯟ, ꯑꯗꯨꯗꯤ ꯅꯆꯥꯃꯨꯛ ꯆꯠꯅꯕ ꯇꯧꯖꯔꯒꯦ. ꯐꯔꯦ. ꯂꯦꯝꯕꯅ ꯅꯤꯡꯊꯧꯔꯦꯜꯕꯨ ꯊꯣꯡꯒꯥꯜꯗ ꯊꯤꯟꯇꯣꯔꯛꯏ. ꯑꯗꯣ ꯏꯇꯥꯎ, ꯋꯥꯗꯕꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯕ, ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨ. ꯊꯦꯝꯕꯨꯡ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯃꯀꯣꯛ ꯆꯥꯛꯄꯅꯤꯀꯣ. ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯚꯥꯞ ꯇꯥꯏꯗ. ꯑꯗꯣ ꯅꯪꯅ ꯌꯥꯝꯅ ꯁꯥꯡꯅ ꯊꯤꯟꯇꯣꯔꯛꯀꯗꯧꯔꯤ. ꯂꯩꯍꯧꯔꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯤꯀꯣ. ꯅꯨꯃꯤꯠꯇꯨꯃ ꯊꯕꯛ ꯁꯨꯐꯝ ꯆꯥꯐꯝ ꯈꯪꯗꯦ, ꯃꯆꯤ ꯃꯪꯗꯨꯅ ꯂꯩ ꯅꯤꯡꯊꯧꯔꯦꯜꯗꯨ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯇꯕꯥꯅꯨꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯀꯧꯔꯔꯦ. ꯀꯔꯤ ꯃꯊꯦꯜꯅꯣ ꯅꯨꯄꯤ? ꯅꯨꯡꯁꯥꯒ ꯁꯥꯒꯠꯂꯛꯄꯁꯤꯗ ꯑꯁꯤꯟꯕ ꯆꯥꯁꯦꯗꯅ ꯀꯦꯡꯉꯣꯏꯒ ꯉꯥ ꯑꯌꯥꯏꯕꯒ ꯊꯣꯡꯉꯕꯅꯤ. ꯃꯣꯔꯣꯛꯇꯤ ꯃꯦꯠꯂꯤꯕ꯭ꯔꯣ? ꯑꯧ, ꯆꯥꯕ ꯍꯧꯕꯤꯔꯣ, ꯍꯥꯞꯆꯔꯛꯑꯒꯦ. ꯑꯁꯨꯝꯅ ꯅꯤꯡꯊꯧꯔꯦꯜꯗꯨ ꯆꯥꯛꯇꯣ ꯀꯠꯊꯗꯨꯅ ꯆꯥꯕ ꯍꯧꯏ. ꯍꯣ, ꯉꯝꯗ꯭ꯔꯦ ꯊꯥꯛꯄ. ꯃꯤꯔꯦꯝ ꯃꯌꯥꯝꯁꯤ ꯍꯣꯠꯅꯕꯗꯅꯦ ꯏꯃꯨꯡꯁꯤ ꯃꯨꯠꯀꯗꯧꯔꯦ. ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃꯒꯤꯁꯨ ꯌꯥꯟꯗꯨꯅ ꯂꯩꯕꯁꯤꯕꯨ ꯃꯃꯥꯏꯕꯨ ꯄꯥꯟꯗꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ. ꯑꯩ ꯑꯣꯏꯔꯝꯃꯗꯤꯕꯀꯣ ꯁꯤꯖꯈ꯭ꯔꯅꯤ ꯅꯍꯥꯟꯅ. ꯃꯈꯣꯏ ꯇꯥꯎ, ꯇꯥꯕ꯭ꯔꯣ? ꯀꯔꯤꯅꯣ ꯆꯥꯛꯃꯥꯡꯗꯨꯗ ꯐꯝꯃꯒ ꯃꯪꯉꯤꯗꯨꯕꯣ?
ꯑꯩꯗꯤ ꯕꯥꯞ ꯑꯃ. ꯍꯣꯏꯁꯦ, ꯆꯥꯛꯁꯤ ꯆꯥꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ. ꯍꯣꯏ, ꯅꯪꯁꯨ ꯆꯥꯕ ꯍꯧꯔꯣ. ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯇꯨ ꯆꯥꯊꯣꯛꯃꯤꯟꯅꯔꯤ. ꯂꯣꯏꯔꯒ ꯇꯕꯥꯅꯨꯅ ꯀꯣꯜꯂꯤꯛ ꯐꯦꯡꯉꯤ. ꯃꯅꯥꯛꯇ ꯅꯤꯡꯊꯧꯔꯦꯜꯁꯨ ꯐꯝꯗꯨꯅ ꯂꯣꯏꯕ ꯉꯥꯏꯔꯤ. ꯊꯕꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯇꯨꯡꯗ ꯇꯣꯝꯕꯁꯨ ꯉꯥꯏꯍꯥꯛ ꯉꯜꯂꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯍꯛꯆꯤꯛ ꯂꯥꯡꯕ ꯑꯣꯏꯅ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯝꯂꯤ. ꯇꯥ ꯅꯤꯡꯊꯧꯔꯦꯜ, ꯊꯥꯕꯜꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯗ꯭ꯔꯥ? ꯐꯖꯩ. ꯇꯕꯥꯅꯨ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯐꯥꯎꯏ. ꯑꯁꯨꯛ ꯇꯣꯟꯅ ꯃꯤ ꯑꯣꯏꯅ ꯄꯣꯛꯑꯒ ꯍꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯑꯩ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯃꯤꯠꯇꯒꯤ ꯄꯤ ꯁꯦꯛꯇ ꯇꯥꯔꯛꯏ. ꯇꯥ ꯅꯤꯡꯊꯧꯔꯦꯜ, ꯀꯩꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯇꯝ ꯄꯨꯝꯕꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯀꯅꯤꯌꯦ. ꯃꯤꯅ ꯑꯩꯕꯨ ꯁꯩꯗꯥꯡꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕ ꯄꯨꯟꯁꯤꯁꯦ ꯅꯪꯅꯗꯤ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯩꯀꯣ. ꯑꯗꯣ ꯅꯪꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯗꯣ ꯉꯁꯤꯗꯤ ꯂꯣꯏꯕ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯂꯤꯕꯤꯌꯨꯗꯅ. ꯅꯪꯕꯨ ꯇꯥꯅꯤꯡꯕ꯭ꯔꯅꯦ? ꯉꯁꯤꯁꯨ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯍꯥꯏꯔꯣꯏꯗ, ꯂꯤꯒꯦ ꯉꯁꯤꯗꯤ. ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯕ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯇꯩ ꯃꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯤ. ꯃꯌꯥꯝꯕꯁꯤꯡꯗꯨꯅ ꯊꯣꯏꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯉꯥꯡ ꯁꯛꯄ ꯇꯧꯗ꯭ꯔꯕꯁꯨ ꯃꯇꯩ ꯃꯁꯤꯡꯅ ꯉꯥꯡꯕ ꯋꯥꯗꯗꯤ ꯅꯣꯡꯃꯇ ꯃꯌꯥꯝꯕꯁꯤꯡꯅ ꯊꯤꯡꯗꯦ. ꯉꯁꯤꯁꯨ ꯁꯟ ꯂꯧꯁꯤꯟꯕꯅꯦ ꯍꯥꯏꯅ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯇꯦ. ꯃꯇꯝꯗꯨ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯤ. ꯊꯥꯁꯤ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ. ꯃꯝꯕꯅꯁꯨ ꯂꯣꯏꯔꯦ. ꯍꯣ ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯄꯣꯛꯇꯕ ꯅꯅꯥꯎ ꯅꯨꯄꯥꯅꯤꯅ ꯑꯃꯈꯛ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯟꯗꯨ ꯄꯨꯔꯒ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯝꯗꯧꯔꯖꯥꯠꯅꯣ? ꯅꯨꯄꯤ, ꯅꯪꯕꯨ ꯅꯍꯥꯟꯈꯩꯗꯤ ꯍꯟꯕꯤꯔꯛꯑꯅꯨꯅ ꯍꯦꯛ ꯍꯥꯏꯗꯥꯏꯅꯦ? ꯍꯜꯂꯛꯇ꯭ꯔꯀꯥꯟꯁꯤꯗꯅ ꯀꯔꯤꯒꯤ ꯉꯥꯏꯔꯤꯕ? ꯆꯠꯂꯨꯗ ꯅꯨꯄꯥ, ꯅꯪ ꯁꯨꯕ ꯋꯥꯔꯤ ꯀꯥꯇꯤ. ꯍꯣ, ꯃꯥꯕꯨ ꯉꯥꯏꯕ ꯅꯠꯇꯤꯌꯦ. ꯑꯩꯒꯤ ꯁꯟꯗꯣ ꯉꯥꯏꯕ. ꯌꯣꯜꯂꯗꯤ ꯁꯦꯜꯕꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯁꯤꯠꯀꯗꯧꯔꯤꯕ. ꯑꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥꯅ ꯍꯪꯉꯤꯅꯤ ꯀꯩꯅꯣ. ꯍꯦꯔ ꯑꯣꯏꯔꯝꯃꯣꯏꯗ ꯅꯪꯁꯨ. ꯕꯥꯞꯅ ꯄꯪꯁꯥꯗ ꯁꯥꯒꯠꯀꯅꯨꯍꯦ. ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯨꯝꯅ ꯇꯧꯔꯗꯤ. ꯑꯩꯒꯤ ꯑꯋꯨꯟ ꯁꯟꯅꯤ, ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯨꯄꯤ, ꯅꯪꯒꯤ ꯑꯋꯨꯟ ꯁꯟ ꯑꯣꯏ ꯇꯧꯔꯤꯔ ꯈꯪꯗꯦ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯎꯁꯤꯟꯅꯈ꯭ꯔꯦ. ꯁꯦꯟꯅꯕꯗ ꯋꯥꯗꯤ ꯋꯥꯖꯔꯕꯅꯤ ꯅꯤꯡꯊꯧꯔꯦꯜꯁꯦ. ꯍꯣ ꯌꯥꯔꯦ, ꯑꯃꯨꯛ ꯃꯤꯅꯨꯡꯁꯤꯒ ꯄꯣꯛꯄꯤꯔꯨꯔꯅꯨ ꯃꯇꯥꯡ ꯆꯥꯗꯅ. ꯃꯈꯣꯏ ꯇꯥꯆꯧꯕꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯈꯤꯒꯦ? ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯅꯨꯄꯥ. ꯍꯣꯏꯗ ꯌꯥꯔꯦꯕ. ꯅꯪ ꯁꯤꯗꯤꯕ. ꯏꯃꯥ ꯆꯥꯛ ꯄꯤꯖꯔꯝꯂꯕ꯭ꯔꯣ? ꯄꯤꯖꯔꯝꯂꯦ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤ ꯂꯥꯎ. ꯍꯧꯖꯤꯛꯄꯨ ꯑꯃꯝꯕꯁꯤꯗ? ꯑꯋꯨꯟ ꯁꯟ ꯑꯣꯏꯕꯗꯨꯗ ꯍꯥꯏꯕꯅꯤꯗ. ꯈꯪꯖꯔꯦ ꯌꯥꯔꯦ, ꯋꯥꯗꯕ ꯁꯥꯔꯤꯗꯣ. ꯍꯣ, ꯈꯪꯖꯔꯦ ꯌꯥꯔꯦ, ꯅꯊ꯭ꯋꯥꯏ ꯋꯥꯗꯕ ꯁꯥꯔꯤꯗꯣ ꯂꯣꯏꯅ ꯍꯣꯇ꯭ꯔꯣꯡ ꯍꯣꯟꯅ ꯎꯖꯔꯦ. ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯃꯩ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯪ ꯃꯆꯤꯟꯗꯨꯗꯒꯤ ꯊꯣꯛꯂꯛꯏ. ꯊꯥꯕꯜꯂꯩꯗꯤ ꯃꯆꯥ ꯑꯍꯜꯒ ꯂꯩ. ꯃꯆꯥ ꯌꯥꯏꯃꯁꯨ ꯅꯨꯄꯤ ꯊꯤꯔꯦ, ꯌꯨꯝ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ. ꯑꯍꯨꯝ ꯁꯨꯕꯁꯨ ꯅꯨꯄꯤ ꯊꯤꯔꯦ, ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯈꯤ. ꯃꯔꯤ ꯁꯨꯕꯁꯨ ꯅꯨꯄꯤ ꯊꯤꯔꯦ, ꯇꯣꯉꯥꯟꯅ ꯆꯥꯏ. ꯏꯇꯣꯝ ꯇꯣꯝꯕꯅ ꯂꯪꯐꯩꯗ ꯂꯩꯈꯤ. ꯅꯤꯡꯊꯧꯔꯦꯜꯒ ꯃꯍꯥꯛꯀꯗꯨ ꯆꯍꯤ 3 ꯃꯨꯛꯇꯪ ꯈꯦꯠꯅꯩ. ꯃꯍꯥꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ, ꯃꯔꯅꯥꯏ ꯇꯥꯟꯁꯤꯟꯕ ꯌꯥꯝꯅ ꯀꯜꯂꯤ. ꯍꯧꯖꯤꯛꯅ ꯏꯃꯨꯡꯁꯤꯗ ꯃꯣꯏ ꯑꯅꯤꯒꯤ ꯁꯔꯩ ꯈꯥꯡꯂꯤ ꯅꯤꯡꯊꯧꯔꯦꯜꯗꯤ. ꯃꯈꯣꯏ ꯇꯥꯆꯧ, ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯁꯟꯗꯣ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤ, ꯅꯪꯗꯤ ꯅꯪꯒꯤ ꯁꯟꯁꯤ ꯈꯛꯇ ꯎꯕ꯭ꯔꯣ? ꯃꯇꯨꯡꯗ ꯅꯤꯡꯊꯧꯔꯦꯜ ꯂꯥꯛꯏꯁꯤ ꯎꯗ꯭ꯔꯣ? ꯍꯣꯏꯍꯦ, ꯈꯪꯉꯤ ꯀꯩꯅꯣ. ꯂꯥꯛꯑꯕꯅꯤꯅ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗ. ꯄꯨꯟꯅ ꯑꯗꯨꯝ ꯆꯪꯃꯤꯟꯅꯈ꯭ꯔꯁꯤ. ꯌꯥꯔꯦ, ꯅꯪ ꯂꯩꯖꯍꯧꯔꯣ, ꯑꯩ ꯆꯪꯉꯦ. ꯑꯆꯧꯕꯗꯨ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯆꯪꯈꯤ. ꯅꯤꯡꯊꯧꯔꯦꯜꯗꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯁꯟꯗꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯆꯪꯂꯛꯏ. ꯁꯪꯒꯣꯏꯗ ꯁꯟꯗꯨ ꯄꯨꯜꯂꯨꯔꯕ ꯃꯇꯨꯡ ꯀꯥꯡꯃꯩ ꯑꯃꯨꯛ ꯈꯨꯕꯤꯔꯦ. ꯄꯨꯡꯂꯣꯏ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯆꯪꯂꯛꯏ. ꯃꯌꯥꯝꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ. ꯃꯇꯩ ꯃꯗꯨ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯪ ꯉꯥꯏꯈꯣ, ꯁꯟꯁꯤ ꯄꯨꯔ ꯀꯥꯏ ꯆꯠꯂꯣꯏꯅꯣ? ꯏꯇꯩꯃ, ꯁꯟꯗꯣ ꯃꯈꯥ ꯊꯪꯕꯒꯤ ꯄꯠꯌꯥꯏꯒꯤ ꯍꯥꯕꯨꯡ ꯃꯔꯛꯇ ꯂꯩꯔꯝꯃꯤ. ꯑꯗꯨ ꯊꯤꯔꯤꯉꯩꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯃꯇꯝ ꯆꯥꯅ ꯅꯪꯅ ꯁꯟꯁꯦ ꯂꯧꯁꯟꯗꯕꯒꯤ ꯅꯠꯇ꯭ꯔꯣ? ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯃꯁꯦ ꯁꯟꯁꯤ ꯄꯨꯔꯒ ꯌꯨꯝꯗꯒꯤ ꯆꯦꯟꯒꯦ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯕ. ꯏꯇꯩꯃ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ. ꯉꯁꯥꯏꯗꯣ ꯏꯇꯩꯃ ꯑꯇꯣꯝꯕꯤꯒꯤ ꯆꯀ꯭ꯔꯤ ꯇꯛꯂꯤꯉꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯁꯟ ꯂꯧꯁꯤꯟꯕ ꯆꯠꯄꯗ. ꯍꯣ ꯌꯥꯔꯦ, ꯈꯪꯉꯦ. ꯆꯠꯂꯣ ꯏꯃꯨꯡꯗ. ꯆꯥꯛ ꯑꯝꯇ ꯂꯩꯇ꯭ꯔꯦ. ꯑꯩꯗꯤ ꯅꯪ ꯍꯟꯖꯤꯜꯂꯛꯑꯔꯣꯏꯗꯧ ꯃꯥꯟꯗꯅ ꯂꯣꯏ ꯆꯥꯊꯣꯛꯈ꯭ರೆ. ꯅꯤꯡꯊꯧꯔꯦꯜ ꯀꯔꯤꯁꯨ ꯍꯥꯏꯗꯦ. ꯏꯃꯨꯡꯗ ꯆꯪꯁꯤꯟꯈꯤꯗꯨꯅ ꯃꯥꯒꯤꯅꯦ ꯍꯥꯏꯅ ꯄꯤꯔꯤꯕ ꯃꯅꯤꯡꯒꯤ ꯄꯥꯈꯟ ꯃꯆꯥꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯥꯔꯤꯕ ꯐꯃꯨꯡ ꯃꯑꯣꯡ ꯆꯥꯗ꯭ꯔꯕꯗꯨꯗ ꯐꯝꯃꯤ. ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯔꯕ ꯃꯥꯜꯂꯤ. ꯃꯍꯥꯛ ꯑꯃꯨꯛ ꯐꯨꯛ ꯑꯒꯣꯠꯈꯤꯗꯨꯅ ꯃꯅꯤꯡꯗ ꯁꯣꯛꯇꯨꯅ ꯊꯝꯂꯤꯕ ꯏꯁꯤꯡ ꯆꯐꯨꯗꯨ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯒ ꯅꯨꯡꯄꯥꯛꯇꯨꯗ ꯂꯦꯞꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯏ. ꯂꯣꯏꯔꯒ ꯉꯁꯥꯏ ꯁꯪꯒꯣꯜ ꯃꯆꯤꯗ ꯊꯝꯂꯝꯕ ꯉꯥꯕꯣꯡꯗꯨ ꯂꯧꯔꯨꯔꯦ. ꯉꯥꯕꯣꯡ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ. ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯉꯥꯕꯣꯡꯗꯨ ꯊꯣꯛꯄ ꯍꯧꯏ. ꯑꯍꯥꯟꯕꯗ ꯂꯝ ꯇꯥꯛꯄ ꯆꯦ ꯃꯆꯦꯠ ꯑꯃ ꯌꯥꯎꯔꯝꯃꯤ. ꯄꯥꯏꯈꯠꯇꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ. ꯑꯃꯨꯛ ꯃꯈꯥꯗ ꯊꯝꯈ꯭ꯔꯦ. ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛ ꯃꯆꯥ ꯃꯆꯥꯁꯤꯡꯗꯨ ꯂꯣꯏꯅ ꯍꯩꯗꯣꯔꯛꯏ. ꯎꯐꯨꯜꯅ ꯑꯃꯨꯛ ꯇꯩꯕ ꯊꯥꯜꯂꯤꯕ ꯄꯣꯗꯣꯟꯒꯤ ꯃꯩꯔꯤ ꯃꯆꯥꯗꯨ ꯃꯨꯠꯀꯦ ꯇꯧꯏ. ꯎꯐꯨꯜꯁꯤꯡꯗꯨ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯕ ꯇꯨꯡꯗ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯄꯥꯔꯤ. ꯃꯤꯀꯧ ꯊꯥꯒꯧꯕ ꯑꯃꯃꯨꯛ ꯄꯥꯏꯈꯠꯂꯤ.
thawai mirel amamuk paikhatli mi sum mi hai karige ngonda shumna luraba lairik se piramliba ahalduna kana tasingna isibu kanano aina mataw karamna ahaldugi khongul ligadawriba matamnaga thengbaga ningthorel do ngasidi lairik to hangdoktuna parudre mathak thangba lamaida thariba singdu khak haifet paraga loishinkhre aduga mafam chaba mada thammi mahak masado waraduna potharage haiduna phamung kakhatli thangmaidu lamduna muthatli aduga tumkhre hai ningthorel tabro masi angang si yaroidobani nang karamba matamda hogalaga thabak mayam se tawge hairibanoba uidum tarai khonjeldu tabada phuk hogotli tarai teima tani nang ising hajengi tawbani tadradi salo thuna mi khai loina ngairaga leramani ye kai bunoi teima yenguni mase aina nahanta ipamgi labukto alu thabagi suri takhat pinaba mi leitena haiba natro nangonda yani teima aisana batawge tanjadu da mau ahal tholak to hekta lawaidagi laktharai kariya nangna yum sida leitradi yumgi thabak mayam si kanana tawduriba karino da ise ngasi nongma khak ipamda thabak ama hairakpagi aduk angang se mathau tawna thage haibani kaino hoi bema yum sigi oihogadoriba phibam si sukhara yengo nathantagi mapo nati yening thorel se tajaning di da ise asukoiba matam se nongma te ise na thabak sijanabada aina kai haikrage ne haima kayadana yengo komase bema ningthorel gi bathibong sibu ibema na thakpi bro tasengna makidi nangna mabu thabak sijanari se sijana phamsu thoktabani kaino da iche na aduk yamna aigi migi nairi dubo thamoi do khara chaw thokpa sitammo yum sida punna laiminari bane yum sida laiminari haiduna nongmata nangna cheng khoya amata pirakhrabane he adudi nangna ngasi phauba imagi seba tawkhrabro seba di tokthokro nungthil numit amata da champut chara amata phutanaga pijakhrabro mapalda mawani do kanna launari leijabi pangal puthoktuna khatnari nakalda ningthore lepi kariso haijaba ngamde imungda makhoi gi nupa su lei adubu khamdokpa tholakti thaba leisu phamungda adumak hippi mahangnabu kari tawba ngamuni haibage o phai aphaw yam sara male ne ngasidi ngamthoknaba manaidri yaroidori ne asi hairaga mau ani du masham phoina bahawi ngasaidagi karisu haingamdana leplamba ningthorel du mamang maktada adumna hek tawrabadudadi sensinduna khamtokchei imungda leiramba magi nupa singsu chenthoroktuna khamdoi adubu pak hek tokti nupi ani dusu kona thangda chingtho abatungda phoinarambadu lepki adubu machindi meluba ngamdabanina amuksa awai khum tawnarai nang aina angang ni thabirabani ko nang o aisune ahalne na yengbiriba na ha haisina ne mapangal kanba to mehlakani mathang amuka khanabadadi yengo aina haisini ai sibra nang sibra ma tawgadoribani ko khu selo he iche nang as yare du nupia changna sila ho imungda asam haina duna magi nupana makhut paiduna chingsinki tawriba mawongduda mataima ahaldu sauningbana loire tainapam khangdraduna ningthorel do onsilai hai minai macha masi pumna makse nangna thoonba natro nathibong du kanana thake minai oiba haibasidi mapung masa khangdradi yaroi ne ibungo nang yengo ngasi haiba numisidagi ne migi thabak yek tawrambada aina kaidoge yengo banang kalla bawahi singdo hairamnaga imungda changkhre ningthorel do maru lukthaduna mapi tap tariba malem leimaida yengduna lei mayamba ahaldu wadi amata hairakti adubu ningthorel gi mareng jumda pop anirak ahumlakti tharamlaga sakhri mahaksu asumna nongma haukibana ngasidi ningthorel sahi kun surakle adubu yumgi miwat minai di lepanaide marak sida thabalaidu masa hena suksilakpa matang haibadu oire ngasi hayeng tamba ngamdre phamsenare matangdu yoraklabadudadi mau ahaldu manemgi seba changkhidre mayamba ahaldi mamagi chaba yanaba yengduna anau apet leiraklabasu thabak chatpanina thawoina seba tawba ngamde langphaida leikhiba machasu mangai nupi mapamda leikhiba machasu yum hongdoktuna leikhiba macha mamaudu nongmanini laklamlabasu mamabu manembu ayu nungthil nungdang khangdana seba tawbadi ningthorel khaktanani nungthilgi matamni ningthorel makhutta tengkot ama paiduna changlai imahal tabro imahal mitpango champuse kitang chase thabalai do khonjel du mamit tamna panglai kari kaidau seba tomba se champuse kitang chase ngasai chak to chapam phana chakhidabaduda haksang do yam sonthagi batare na aina champut phutlubani hoi chase ai kitang hogatke nang amukta nga olaw
ꯅꯤꯡꯊꯧꯔꯦꯜ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯇꯞꯅ ꯇꯧꯗꯨꯅ ꯐꯃꯨꯡꯒꯤ ꯀꯥꯡꯊꯣꯜꯗꯨꯗ ꯉꯥꯍꯜꯂꯤ꯫ ꯆꯝꯐꯨꯠ ꯑꯗꯨꯁꯨ ꯏꯟꯕꯤꯔꯤ꯫ ꯊꯥꯕꯜꯂꯩꯁꯨ ꯆꯝꯐꯨꯠꯇꯣ 3-4ꯔꯛ ꯆꯥꯔꯕ ꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯌꯥꯔꯦ, ꯏꯃꯥ ꯑꯣꯛꯑꯦ ꯑꯇꯣꯝꯕ, ꯈꯤꯇꯪꯒ ꯆꯥꯔꯗꯤ ꯐꯒꯗꯕꯅꯤ ꯏꯃꯥ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯆꯥꯔꯁꯨ ꯆꯥꯔꯒꯦ꯫ ꯍꯣꯏ, ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯒ ꯆꯥꯔꯁꯤ꯫ ꯏꯃꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯉꯣꯟꯗ, ꯅꯌꯥꯝꯕ ꯅꯇꯩꯃ ꯍꯣꯏ ꯂꯩꯍꯧꯕ꯭ꯔꯣ? ꯂꯩꯇꯕ ꯃꯥꯜꯂꯦ, ꯏꯇꯩꯃ ꯇꯣꯝꯕꯤꯁꯨ ꯅꯣꯡꯃ ꯅꯤꯅꯤ ꯁꯨꯔꯦ ꯃꯄꯥꯝꯗ ꯂꯩꯈꯤꯕ, ꯇꯥꯇꯣꯅ ꯂꯪꯐꯩ ꯆꯠꯈꯤꯕꯗꯒꯤ ꯑꯗꯨꯝ ꯍꯜꯂꯛꯇ꯭ꯔꯤ꯫ ꯏꯇꯩꯃ ꯑꯍꯜꯁꯨ ꯁꯣꯔꯥꯠ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯐꯔꯦ, ꯃꯇꯥꯡ ꯌꯥꯝ ꯆꯥꯔꯦ ꯑꯗꯨꯗꯤ, ꯏꯃꯥꯁꯨ ꯀꯨꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ, ꯑꯗꯨꯅ ꯏꯆꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯇꯥꯛꯂꯝꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯃꯥꯍꯜ, ꯌꯦꯡꯉꯣꯏ, ꯏꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ, ꯅꯪꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ, ꯅꯪꯒꯤ ꯅꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕ ꯅꯌꯥꯝꯕꯁꯤꯡꯁꯨ ꯈꯪꯉꯤ, ꯏꯃꯥꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨꯅꯦ, ꯅꯪꯒꯤ ꯏꯃꯥꯅ ꯏꯃꯨꯡꯁꯤꯕꯨ ꯃꯨꯠꯍꯜꯂꯝꯕ ꯅꯌꯥꯝꯕꯁꯤꯡꯅ ꯃꯄꯥ ꯂꯩꯅ ꯂꯩꯅ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯕ ꯃꯆꯥ ꯑꯣꯏꯗꯨꯅ ꯆꯥꯎꯔꯛꯄꯅ ꯃꯈꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯁꯨ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯅꯇꯩꯃꯁꯤꯡꯁꯤꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯏ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯅ ꯏꯃꯥꯅ ꯂꯩꯇ꯭ꯔꯕ ꯇꯨꯡꯗ ꯌꯨꯝꯐꯝꯁꯤꯗ ꯂꯩꯍꯧꯕ ꯏꯆꯥꯅ ꯀꯩꯁꯨ ꯉꯝꯃꯣꯏ꯫ ꯏꯃꯥꯍꯜ, ꯅꯆꯥꯕꯨ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯕꯗꯤ ꯀꯗꯥꯏꯗ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯏꯃꯥ ꯋꯥ ꯍꯥꯏꯒꯦ, ꯑꯩꯅ ꯊꯣꯏꯅ ꯅꯪꯒꯤ ꯏꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯏꯃꯥꯒ ꯇꯠꯇꯅ ꯂꯣꯏꯅꯔꯝꯕ ꯑꯃꯥꯏꯕ ꯂꯨꯈꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕꯗꯤ ꯅꯪꯒꯤ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ꯫ ꯏꯃꯥꯍꯜ, ꯃꯍꯥꯛꯅ ꯅꯠꯇꯕ꯭ꯔꯥ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯥꯠꯈꯤꯕ? ꯃꯇꯝꯗꯨꯗ ꯆꯤꯡꯅꯈꯤ, ꯑꯗꯨꯕꯨ ꯈꯨꯗꯝ ꯆꯥꯡꯗꯝꯗꯤ ꯂꯩꯇꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯏꯃꯥꯅ ꯏꯃꯨꯡꯁꯤꯗꯒꯤ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯌꯣꯝꯗꯨꯅ ꯄꯨꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯃꯥꯗꯨꯅ ꯁꯤꯗꯨꯅ ꯇꯥꯔꯝꯕ ꯃꯐꯝꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯃꯥꯒ ꯌꯨꯝꯊꯪꯅꯩ, ꯃꯍꯥꯛꯅ ꯀꯣꯟꯅ ꯄꯥꯎ ꯄꯤꯔꯛꯄꯗ ꯑꯃꯥꯏꯕ ꯂꯨꯈꯣꯏꯗꯨ ꯃꯐꯝ ꯃꯔꯥꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯈꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯗꯨꯗ ꯃꯃꯤꯡ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯍꯜ, ꯑꯃꯥꯏꯕ ꯂꯨꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯈꯪꯒꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯅ ꯊꯥꯖꯩ꯫ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯏꯃꯥꯒ ꯑꯃꯥꯏꯕꯗꯨꯒꯅ ꯂꯧꯇꯨꯅꯗꯨꯅ ꯌꯨꯝꯁꯤꯗ ꯆꯪꯉꯛꯄꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯪꯒꯤ ꯏ ꯃꯔꯤ ꯇꯥꯛꯄ ꯉꯝꯒꯅꯤ ꯏꯕꯨꯡꯉꯣ꯫ ꯐꯔꯦ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯥꯏꯕꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯎꯅꯅꯕ ꯍꯣꯠꯅꯒꯦ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯊꯥꯕꯜꯂꯩ ꯂꯥꯏꯌꯦꯡ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯥꯞꯅ ꯂꯥꯞꯅ ꯂꯩꯈꯤꯕ ꯃꯆꯥꯁꯤꯡꯁꯨ ꯄꯥꯎ ꯍꯥꯏꯔꯨꯔꯦ꯫ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯅ ꯌꯨꯝꯗꯨꯗ ꯂꯩꯔꯕ ꯀꯥꯟ ꯊꯥꯕꯜꯂꯩꯒꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯤꯉꯩ ꯅꯤꯡꯊꯧꯔꯦꯜꯗꯤ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕ
Ahal aduna nganglakliba waduda ingangakna yengduna lay. Ngakano ibungo. Ipana tawramba fattaba mayamduna charon suron phau yauna mangba haibadu oire. Ipa icha wari ngaihak tawkisi. Anidu changsinduna mangolda phakthaduna phaminei. Sakti charaklabra. Sadrikhura. Ngasigi chara amasidi sida chakro. Nang indonbu thongange ichana kari mathen chaningba. Iyada yaida khura. Machindadi asumni hek haidoki adubu mapukningdadi chingnei. Mataudu khanglaba ahaladuna makha tarai. Bunga thoina lana khanganu. Ipana ichabu pijaningdana tawbani. Wari wataisu mamutana sananingbagini. Asi hairaga imungda onsinduna mahaki nupibu kauthokduna saki pau hairami. Bunga ichagi mingdu ningthorel haiba. Chummeko hoi khura. Sumdawbani warisi. Nangi imaga aigi pabagana yamna aranba ama tawduna imung amabu pumut muthatkre. Masida pendraduna amuk maran mathum pumba aigi ipagi oinaba hotnarakpada nangi imabo hatkibani. Aigi ipa su kuihaude aina warakpa ngamdraba mahakpu isorna warai haibaduni. Mafam marang ikhang khangdaba laina laithung pakhi. Masamak amaiba oirabasu laina layong adubu yengba ngamkhide. Aduga aina thengnakiba haladuna Mani, mahaktuni, kaina thangda masagi maral khangjarakduna nangi punsibu maikai takpirambani. Lamtakpa cheyektudi puthorau ai take. Ningthaurel na ngabongduda yauriba lamtak chedu puthoktuna yengminai. Sese ibungo. Atai karisu nate. Nangi yumgi inkhol leifam takpani. Mafamdu lukhrabi yumfamni. Layamna yomduna leire. Nang amana hekta changsinduna leiba ngamoi. Madugidamakni lairiksing piramliba. Mataw asumna cheyektu sugaina takpire loiraga laiwa yawba lairiksingdu puthoktuna amamam tanainai. Sigumba matang tanjasida mahai yawba lairik sijanau haiduna ahalladuna takpirai. Ngaihaki matung chak loire hairakpaduda nupani dumuk chak chathoklure. Loiraga ngaihak potharaba tungda ningthaureldu khongsanba haurai magi mayum yumpham thiba. Nungsasu phana fajana sai kalen changlakpagi khambinaba kana yawda kokthaktuda sigaiba makai nungsana lahatli. Urum yengduna amuksu pothai, seyekto phaktokduna amuksu yengi. Numidangi matamni, mahakidi changjapam leite, adugi sumathakta, magi thangai singwa mafam adubu yaurubadi haiduna, leptana chatli, masada akiba karisu phawda. Nongalamdai matamni, mangaldo ngasidi mikap ngana thoglai. Ngaihaktuda karaidagi ningsinglakpano khangde, ngakhanganam khangcha hek chaninglai. Ngaihak wakal tawrabatung phuk agotuna lembagi yumda lai. Matamdu ngallibanina launa khongna migi mayumduda kauba yadabanina thongnaw manakta changsinduna kaurai. Itaw, lembau, itaw. Uirum kaurakliba khonjeldu tabada ipai hawi. Ish, karino, suring sambamgi buto khoi thongnawda nappa malene. Itaw, aine, mangalne, tabro. Itaw mangal sarab la imalini tawisi. Masi tabamdi thokpanida. Itaw, aine mangalne hagolo haibane. Mapansida kibana loire ai. Munna tasilubada matawgi khonjel nei khangla mali haugatuna thongdu phat hangdui. Kai chaluiba hingsida. Hingna tribungo nusi saba ahal mayam thoore. Mahangna haidori wadu yarakna ba haiduna haijalibani. Is yarebo. Asingmani masi singana mayam chaningi. Aikhoi infamduda in tharami ado amtani rohum laksolus law. Kariya. Hai. Adui turel maril do mi lauramdaida adumaina aram khawrangbo pohale haibani ko. Taning de chalo shilo. Mapal di ba inghowiba phi thabam suin salo. Ai ngamjaruko. Asi hairam la phamung changduna hipki. Mangaldu lembabu phamungdagi chingthaduna namdana puthorai. Masini aigi punsi haibabu. Ima ipada kejaba phangkhide. Ipa kananu haiba phawba khangde hojik phawba. Lairaba inakhunba haibaduna amani. Adubu macha ama oina imana o udabana macha aina phangliba chainase loiba khamba naide. Taning Taurel, yumpham sigi wari di khanglabra, khangde. Aina ngang oringai ahal singna kai no kharasu hainaba taki. Sigi wari wakong thidokpasu mathau tabra na khalli. Aisu khalli. Matam si thengkre, tumnaba tawrasi. Hoi, tumlasi. Mathangi numitni, khonglamda ngarang khoi chopa kumluba khamtondu mabukang khatuna sire haibagi pauna ayu anganbaduda chaiki. Ningthaurel sutare leikai sida leirabanina asibagi mathau mangam tawbada yawba thoglai. Mafamduda mangal lembasu leirami. Itaw, wafam sibu chumlabro. Khonglamduda changubani hai. Chume itaw. Kamdoro bazanu masigi khonglam sibo.
loiba khamba naidrida masigi khongnamgi warisi makhoi mayam hau tawduna asiba masadu potloiki halakpagi lambida lembana itaw thimungdo phattalo singhaibani khara chekseluko hoi taw ningthaurel na yum halakpada tabanudu masa nungaiti haiduna famungda hiptuna leirami tabanu nangbu tabro ai hale tabanudu ngamda hawgotuna hairai mangolda leptuna makhoi fi asengba maira ising asengba loina sangoi machinda leirabani nangdi kaidore nasa ngamdrabo hoi kok syam nungaite isa se khirum tawi makhoi ta chakhibaga amuksu hanto urabani aisi ningthaurel da sangoi machi da changsinduna masa pumba ising asengbaduna khiktoi loiraga phi asengbadu hongdoktuna mai okthoi loiraga onthorakpada tabanuna imung changnabani haiduna makong tapna thangduna chatlibadu ubada yengduna lei tabanu tamna chatlambadu chapliptuna lei kuihaude masadu leimaida haitharai ningthaurel chensinduna konkhatli tabanu tabro se phamungda hipsise ningthaurel na tabanu bu thangduna phamungda hiphalli loiraga masada chingnaraduna khudang mihul paiduna yengi maithongda momon nokhi aduga machinda hairai tabanu ibani mama mapa oidore ha asengbro makhoita tabanu haraubana loire ningthaurel se adu mangai harau nungai bana masada thumatli numitudagi ningthaurel na nupigi nupagi thabak khaidana tawki nupi mapamlomda su pau pikre mahai harau nei nangna tawbana nangna phangba haibase isorgi wayel ne aduk phattaba nangi yumpham se suron phauba mang tangna bagi masak oiduna sagai gi maital asibo ayuko nangna thugai khiba imung singsigi pamna napunsi kona duna chatpa oyuko nasa kaktagi khanduna mingi mayum thugai duna nangi nayum sage khalliba nangi wakhaldo ngaktaba ngamde nangbu miro nangdi sani sa haido bo waloradi lengbiro yare nangi nupado warak piyo aina lao na kauba nate masana makhong thongna laksabani nangonda wa haibasidi nungde ising chaiba gombani oh nang sunupi ni ko nupi nang nupi gi awaba aduk khangdaba nasagi takhanba isa yokpa ngamnaba upai thijabani aikhodi awai akhum tawnaram nupi du ngangnabada oiraroi khanduna mamai leiduna thongalomda kaptuna chatkhi kari thokche na tawriba mamai sidum ikai ba khangdine mawana pambidre hairaga migi mayumda lak tuna ngangba cheiba saratana karamba kokno khangde ngaktaba ngamde aiga oiradi sijakrani chandani mahaki wakhalsi angakpani mahangna chummi khali ish mangsidi karina asumna ibu kayam kuina manglanda otki doriba ai wari wakhong thidoktaba yade iboton hai iboton tabro minangbo yenguko masigi angangse asuk suningdabasibu kari angang no ne he as akhoi pusi kaidawroge nong phawngandri machinji khumine mase ahal sina kaure hairadi phuk hogotpa yadabro numina nallaga hogoladina sado phagidro king lauroi ne nangbo taning de ipuna ahal oiraktana tumba yadraga mi koi kauridubu karino tumsi phade mi ai chalo hogolo hore ne sak toklaga ngahak potharaga loire upai leita fana tuminglasu hogotra yadraduna iboton hogatli uirum sarum ihai hainingdana masa singdokluri loiraga san sajik phanba kumkhri matamdu phana ngalli nongdi purat ngale somdana tabanugi paunungai badu tabadagi mapamgi mama mandon mama bok laktuna awanungai hangli bema nangbuna sado khara nungai rabro kharabudi nungai ri ado ima khoisu saksar ga hankro makoi ta da kaitheldagi nga lehelusi nga gi di imana purei matam kharadi imasu ichagi seba tawba lekhidawribani sigumba matamse chaba thakpa jiksindrabadi asuengam thokani aduna ichage isuga asuengam leitanaba seba tawdawribani thabakpudi makoi ta na ayamba dum honeida aibu kaisu wahandi ima hoine masu magi mathau tawjasanu kari warino na mana chagi sibo mabo kaisu natida ima se aigida leirani hairamiba adugi wa hainari leijanu isagi seba sebi tawraga kaidawni na masu ada mathantani aidi sida nakhoiga punna leiro bo haininglabani he leiroi mapana thambiramba inkoldudane aigi soroi boy jaga dawribani aikhoi mase asiekta hainiba sidobo yamna watli sibu ho yare namana jagi wari do loisilu
ꯅꯪꯅ ꯑꯗꯨꯝ ꯆꯥꯛꯈꯨꯝ ꯆꯪꯍꯧꯔꯤ ꯑꯩ ꯑꯝꯇ ꯌꯦꯡꯕꯤꯔꯨꯒꯦ ꯍꯣꯏ ꯃꯥꯕꯣꯛ ꯑꯗꯣ ꯉꯥꯏꯈꯣ ꯅꯤꯡꯊꯧꯔꯦꯜꯗꯣ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯉꯥꯜ ꯍꯧꯕ ꯂꯥꯛꯏꯗꯨꯕꯨ ꯀꯔꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ ꯃꯥꯕꯣ ꯏꯄꯨ ꯊꯝꯕꯧ ꯎꯅꯅꯤ ꯍꯥꯏꯔꯝꯕꯅꯤ ꯏꯄꯜ ꯊꯝꯕꯧꯗꯤ ꯀꯔꯤꯒꯤ ꯌꯨꯝꯐꯝꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯕ ꯑꯍꯜ ꯊꯤꯔꯛꯄꯗ ꯏꯄꯨ ꯊꯝꯕꯧ ꯑꯣꯏꯕꯗꯨꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯝꯒꯅꯤ ꯍꯥꯏꯗꯅ ꯇꯥꯆꯧꯅ ꯇꯥꯂꯦꯝꯕꯒꯅ ꯍꯥꯏꯕꯗꯒꯤ ꯆꯠꯈꯤꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯃꯍꯥꯛꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯖꯔꯁꯅꯨ ꯋꯥꯔꯤ ꯋꯥꯈꯣꯡꯗꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯍꯤꯡ ꯇꯨꯝꯕꯗ ꯃꯑꯣꯡ ꯆꯥꯗꯕ ꯃꯪꯒ꯭ꯔꯦꯝ ꯍꯩꯒ꯭ꯔꯦꯝ ꯃꯪꯉꯦ ꯍꯥꯏꯌꯦ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯂꯥꯛꯀꯗꯧꯔꯤꯕꯁꯦ ꯆꯦꯛꯁꯤꯜꯍꯧꯅꯕꯅ ꯍꯣꯠꯅꯔꯤꯅꯤ ꯃꯥꯅ ꯑꯣ ꯑꯗꯨꯒꯤꯕꯨ ꯑꯣꯏꯔꯗꯤ ꯐꯔꯦ ꯐꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯔꯤ ꯁꯣꯝꯗꯅ ꯏꯄꯨ ꯊꯝꯕꯧꯒꯤ ꯌꯨꯝꯗꯅꯤ ꯐꯝꯃꯦꯜꯗ ꯊꯥꯔꯤꯕ ꯀꯧꯅꯥ ꯐꯛꯇꯨꯗ ꯍꯤꯗꯥꯛ ꯐꯨꯗꯨꯃ ꯊꯝꯗꯨꯅ ꯐꯝꯂꯤ ꯏꯄꯨ ꯊꯝꯕꯧꯗꯨ ꯃꯍꯥꯛꯅ ꯂꯩꯀꯥꯏꯁꯤꯗꯒꯤ ꯆꯍꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯂꯕ ꯑꯍꯜꯅꯤ ꯇꯧꯕꯇꯕꯨ ꯊꯥꯏꯅꯒꯤ ꯑꯍꯜ ꯃꯁꯥ ꯁꯦꯡꯕ ꯑꯣꯏꯕꯅ ꯊꯣꯏꯅ ꯂꯩꯅꯥ ꯂꯩꯕ ꯎꯗꯦ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯑꯗꯨꯛ ꯃꯁꯥ ꯁꯣꯟꯖꯕꯅꯤ ꯉꯥꯡꯕ ꯁꯛꯄ ꯃꯍꯥꯛ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯄꯨ ꯊꯝꯕꯧꯒ ꯃꯥꯌꯣꯛꯅꯕꯗ ꯅꯍꯥ ꯑꯍꯨꯝ ꯐꯝꯂꯤ ꯐꯥꯟ ꯑꯃꯃꯝꯗ ꯀꯔꯤ ꯀꯝꯗꯧꯕ ꯑꯉꯥꯡꯁꯥ ꯏꯄꯨ ꯇꯨ ꯁꯣꯝꯗ ꯑꯩꯈꯣꯏ ꯁꯣꯝꯗꯅꯦ ꯇꯥꯟ ꯏꯀꯥꯏ ꯀꯥꯏꯅ ꯂꯦꯝꯕꯅ ꯍꯥꯏꯔꯛꯄꯅꯤ ꯍꯩ ꯑꯉꯥꯎꯕ ꯑꯩ ꯃꯤꯠ ꯎꯔꯤꯅꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤꯒꯤ ꯁꯃꯨꯉꯧꯒꯤ ꯃꯆꯥꯁꯦ ꯃꯊꯣꯡ ꯂꯥꯏ ꯃꯆꯥꯗꯕꯅꯤ ꯂꯦꯝꯕꯗꯨ ꯐꯥꯛ ꯐꯥꯛ ꯅꯣꯛꯏ ꯏꯍꯦ ꯃꯤꯠ ꯎꯔꯤꯕꯣꯏꯔꯦ ꯑꯍꯜꯁꯦ ꯌꯥꯔꯤ ꯇꯥꯎꯂꯦꯝꯕ ꯅꯪ ꯑꯃ ꯅꯤꯡꯊꯧꯔꯦꯜ ꯅꯪꯁꯨ ꯑꯔꯨꯕ ꯋꯥꯔꯤ ꯁꯥꯔꯝꯗꯥꯏꯗꯅꯦ ꯃꯁꯤꯒꯤ ꯃꯤ ꯃꯥꯟꯗꯕꯁꯤ ꯀꯔꯤꯒꯤ ꯍꯧꯔꯤꯅꯣ ꯅꯤꯡꯊꯧꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯏ ꯌꯥꯔꯦꯁꯦ ꯏꯇꯥꯎ ꯏꯄꯨ ꯅꯁꯨꯁꯤꯡꯅ ꯂꯥꯛꯆꯔꯤꯁꯦ ꯍꯩ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯑꯩ ꯅꯥ ꯄꯪꯗꯦꯅꯦꯍꯦ ꯅꯤꯡꯊꯧꯔꯦꯜ ꯃꯆꯤꯜꯗ ꯁꯣꯜꯂꯤ ꯑꯁ ꯂꯦꯝꯕꯗꯅ ꯊꯤ ꯆꯣꯞꯄꯤꯁꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯣꯞꯄꯤ ꯇꯧꯔꯤꯁꯤ ꯏꯄꯨ ꯁꯨꯝꯗꯧꯕ ꯑꯩꯁꯦ ꯁꯣꯔꯦꯟ ꯁꯝꯕꯝꯒꯤ ꯏꯪꯈꯣꯜꯗ ꯂꯩ ꯍꯥꯏꯕ ꯅꯍꯥꯗꯨꯅꯤ ꯍꯥꯏꯌꯨ ꯑꯩꯒꯤ ꯏꯃꯥꯗꯣ ꯀꯕꯣꯛꯂꯩ ꯀꯧꯏ ꯁꯤꯃꯇꯪ ꯈꯪꯖꯩ ꯏꯪꯈꯣꯜꯁꯤꯒꯤ ꯃꯔꯝꯗ ꯅꯁꯨ ꯀꯔꯤꯁꯨ ꯈꯪꯖꯗꯦ ꯇꯁꯦꯡꯅ ꯅꯁꯨꯗꯤ ꯏꯄꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯗꯦ ꯏꯄꯨꯅ ꯈꯪꯕ ꯂꯩꯔꯕꯗꯤ ꯏꯪꯈꯣꯜꯁꯤꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯑꯩꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯃꯔꯝꯗ ꯏꯄꯨꯅ ꯈꯤꯛꯇ ꯇꯥꯛꯄꯤꯔꯝ ꯅꯁꯨꯁꯦ ꯀꯔꯤꯅꯣ ꯈꯪꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯏꯔꯥꯛꯅꯔꯦ ꯅꯤꯡꯊꯧꯔꯦꯜꯒꯤ ꯋꯥꯗꯣ ꯃꯨꯟꯅ ꯇꯥꯔꯕ ꯇꯨꯡꯗ ꯑꯍꯜ ꯑꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯍꯤꯗꯥꯛ ꯐꯨꯗꯣ ꯄꯥꯏꯗꯨꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯆꯤꯡꯈꯠꯂꯤ ꯑꯃꯨꯛ ꯊꯝꯈꯤꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯀꯥꯝꯊꯣꯔꯛꯏ ꯃꯇꯧꯗꯨꯗ ꯅꯍꯥ ꯑꯍꯨꯝꯗꯨ ꯌꯦꯡꯅꯩ ꯁꯨꯝꯗꯧꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯁꯣꯔꯦꯟ ꯁꯝꯕꯝ ꯍꯥꯏꯕ ꯏꯪꯈꯣꯜꯁꯤꯒꯤ ꯋꯥꯔꯤ ꯌꯥꯝ ꯁꯥꯡꯉꯤ ꯉꯁꯤꯅ ꯂꯤꯕ ꯂꯣꯏꯔꯣꯏꯗꯧꯔꯤ ꯏꯄꯨ ꯉꯁꯤ ꯈꯔ ꯑꯃ ꯂꯤꯕꯤꯌꯨ ꯍꯌꯦꯡ ꯈꯔ ꯑꯃꯒ ꯂꯤꯕꯤꯌꯨ ꯐꯔꯦ ꯐꯔꯦ ꯑꯩ ꯂꯤꯔꯒꯦ ꯋꯥꯔꯤꯁꯤ ꯏꯁꯨꯅ ꯌꯥꯝꯅ ꯈꯪꯅꯤꯡꯂꯕꯅꯤꯅ ꯃꯀꯣꯛꯇꯒꯤ ꯂꯤꯕ ꯇꯥꯕꯅꯤꯅꯦ ꯍꯣꯏ ꯏꯄꯨ ꯅꯁꯨ ꯌꯥꯝꯅ ꯇꯥꯖꯅꯤꯡꯉꯤ ꯃꯇꯝꯗꯨ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯒ꯭ꯌꯥꯟ ꯈꯔ ꯈꯔ ꯇꯥꯔꯛꯄ ꯆꯍꯤ 6-7ꯀꯤ ꯃꯇꯝꯗꯨꯗꯅꯤ ꯏꯪꯈꯣꯜꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ ꯃꯆꯥ ꯄꯤꯕꯥ ꯑꯃ ꯅꯤꯡꯉꯣꯜ ꯑꯃ ꯄꯣꯛꯇꯨꯅ ꯄꯤꯕꯥꯗꯨ ꯆꯍꯤ 19 ꯁꯨꯔꯝꯃꯅꯤ ꯅꯤꯡꯉꯣꯜꯗꯨꯗꯤ ꯆꯍꯤ 10 ꯍꯥꯏꯅꯈꯤ ꯃꯇꯝꯗꯨꯗ ꯃꯃꯥꯎ ꯇꯥꯕ꯭ꯔꯣ ꯄꯥꯕ ꯏꯃꯥꯒ ꯏꯆꯜꯒꯗꯤ ꯈꯣꯡꯂꯝꯗꯒꯤ ꯄꯦꯔꯨꯛ ꯀꯦꯡꯉꯣꯏ ꯍꯦꯛꯀꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤ ꯉꯁꯥꯏ ꯅꯨꯡꯁꯥ ꯅꯦꯝꯊꯔꯛꯄꯗꯨꯗꯒꯤ ꯆꯠꯈꯤꯕꯅꯤ ꯅꯃꯥꯅ ꯄꯥꯝꯕ ꯄꯦꯔꯨꯛ ꯀꯦꯡꯉꯣꯏꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ ꯅꯪꯕꯨ ꯁꯟꯖꯥꯕꯨꯡꯗꯒꯤ ꯁꯟ ꯀꯥꯇꯤ ꯂꯧꯁꯜꯂꯨꯔꯕ꯭ꯔꯣ ꯍꯣꯏ ꯄꯥꯕ ꯂꯧꯁꯤꯜꯂꯨꯔꯦ ꯀꯥꯡꯃꯩꯁꯨ ꯈꯨꯔꯝꯂꯕꯅꯤ ꯇꯟꯖꯥꯗꯨꯗ ꯁꯪꯕꯥꯅꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ ꯃꯇꯝꯁꯤꯕꯨ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯅꯦ ꯃꯃꯥ ꯅꯪꯕꯣ ꯑꯉꯥꯡꯁꯤꯒ ꯈꯣꯡꯂꯝꯗꯨꯗ ꯌꯥꯗ ꯇꯧꯔꯤꯅꯤ ꯃꯄꯥ ꯃꯣꯏ ꯃꯄꯥ ꯍꯟꯕꯤꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯕꯨꯗꯤ ꯍꯜꯂꯛꯇ ꯉꯥꯏꯔꯤꯌꯦ ꯄꯥꯕ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤꯗꯤꯅꯦ ꯁꯤꯒꯤ ꯊꯨꯝꯃꯣꯛ ꯂꯩꯇꯪꯁꯤꯃ ꯄꯤꯛ ꯊꯟꯅ ꯄꯦꯔꯨꯛ ꯀꯦꯡꯉꯣꯏ ꯍꯦꯛꯂꯛꯑꯦ ꯇꯨ ꯌꯦꯡꯉꯨꯅꯦ ꯏꯁ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯏꯆꯥꯒꯤ ꯄꯦꯔꯨꯛ ꯀꯦꯡꯉꯣꯏꯁꯤꯗꯤ ꯁꯤꯁꯦ ꯏꯆꯥ ꯇꯣꯝꯕꯤꯌꯥ ꯏꯃꯨꯡꯗ ꯊꯝꯃꯨꯔꯣ ꯏꯃꯥ ꯑꯩꯅ ꯋꯥꯏꯔꯝꯗꯤ ꯇꯥꯁꯤꯟꯈ꯭ꯔꯕꯅꯤ ꯍꯣꯏ ꯅꯆꯜ ꯅꯨꯄꯤꯗꯅꯦ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯍꯜꯂꯒꯦ ꯑꯆꯧꯕ ꯅꯪꯅ ꯏꯃꯨꯡꯗꯒꯤꯅꯦ ꯕꯣꯗꯣꯟꯗꯣ ꯑꯃꯨꯛꯇ ꯆꯨꯈꯠꯂꯒ ꯏꯃꯥꯒꯤ ꯅꯥꯛꯇ ꯄꯨꯊꯣꯔꯛꯎ ꯀꯦꯡꯉꯣꯏꯁꯤ ꯈꯤꯇꯃꯟꯒꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯏꯟꯁꯥꯡ ꯑꯣꯏꯅꯕ ꯃꯆꯥ ꯑꯅꯤꯗꯨ ꯆꯪꯈ꯭ꯔꯕ ꯇꯨꯡ ꯁꯪꯕꯥꯅꯕꯤꯗ ꯃꯄꯨꯔꯣꯏꯕꯅ ꯑꯩꯈꯣꯏ ꯃꯄꯥ ꯋꯥ ꯑꯝꯇ ꯈꯟꯅꯁꯤ ꯀꯔꯤ ꯋꯥꯅꯣ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯡꯁꯦ ꯆꯥꯎꯔꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯕꯁꯦ ꯈꯔ ꯍꯧꯔꯒꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ
Laimit ururabi nungsit laikrabi aina asumna laibase isase kainoma tawi. Mama, nangsu laikaigi kaigi lai ikauba khayom lakpa kaidauba adum chatlibasidi si mangaidana aduna makhal amani haujikti umang lai haraubada mapugi thogal tawningle. Tasengna sanahalna sangmanabibu aduki matik nungsijai khambanjai maram asinasu ngasi phauba laimit urabasu nongmada laigi thauram chathlandi magi nupibu. Sangmanabisu mapuroibagi ihul khangna khongthangjai adubu mahaki punsida pirakhraba tamakhraba maini. Ngasidi chahi miyai chalai naha oibagi indrigi apamba halle haksangi phajaba halaklaba matamsida mahak mimang thoktuna laigi thogal tawningle. Tasengna mahakna yamna pamubagi wasu nate masada sigumba nungsit ama loinaraga laibanina nungaifam khangdaba haibadu oi. Ai amuktanga khalakhige nupi. Asi hairamlaga mahak makhong makut hamtu ukige hairamduna haugatki. Ima, insang manba loirabro? Loidore chathoibi. Tachauga igana chak thongba haure. Hoi, ima changlagi. Asumna matam khra haukri sangmanabina mapuroibada takpa henmanbadagi mapuroibasu yaningda yaba takhi. Lakliba hantaki kalen sidagi lai haraubu yaurage khanduna mabukta khanduna leikre. Maraksda migi thautawbadi adum marakta chatli. Chatombia, ngasidagi chase chak thongba imungi thabak tawba imana takpiradoini ko. Aidi imana tawbudu uraga loina hairanida. Adudi imana tawba uraga nangi wakhalda khanbani. Haujikti imana lai harauba chatkhraga nangni imungi thabak tawhogadawribani. Nang pabagi nabungi mapi marolsu ichana sugadawriba. Hoi ima, ado ima, nangsu akhoi khulgi lai haraubada amaibi mayamna jagoiga saba adumaina nangsu migi khulda jagoi sarurani hairo. Hoi, sagadawribani. Aisu lake adudi. Angang pubadi yade. Marakta nang pabaga imabu unaba lao. Hoi ima. Nongmagi numitni leikaigi mamanabi mayam ama sinthabu hauba lai. Sintha no. Haima, noi mayam di kai chatuiba. Mabo, sintha hauba lai ne khulokpi sanarusena mana ngarang hairame. Akoi sintha di aina ne chengkhaiba tambiri ne maningda chengkhai hawi. Mapalda mata singi khonjel tabaduda mapung phadriba angang wakhalnina tawramliba thabaktu huntoklamlaga mapalda chenthorai. Noi ai hauba lai ro. Hoi ta chatlase sanarurase. Angang sa akoi sintha di hayeng laksarasanu ngasigidi thabak laire. Ima ai chaluge. Isa tombia imaga ingkholdagi hangam machasingsi mansi haidro nangbo chengkhaiba loibaga. Sinthadu sanabadi yamna chatningi adubu mamana yadrabaduda upai leita lehawi. Angangsingdusu punna thongalda thonglai aduga makhoi masel wari sanai. Ai kainoma haibiyura noida. Hayune kaino menawbia. Adubura aide khoi manane sinthaga tinegano moidusu changano haingo. Adudi kaigino aise makhoi mamado lai sanai ye aduna moida changuradi ko ahing tumlingaida moi mamana lai thajilagane khori seta mietlaga hatkani haingo. Adubu chumjalo. Chumamniye moi ma hoidine ahalnina khanglamgani. Adubudine akhoi thongalgi laisangdo ikau khatpada moi ma do lai tonge haingo masaga thak niksaningo ai uhawi khangbra. Aidi kijaibu noigi wase. Aisu talle hayengaidi moida changjararoi sinthaga su sanararoi tinju tinazararoi. Aisu talle. Adudi hayengai sanabada sintha horgumsiko. Somdana numidang wairamduda mama machadu ingkholda hauriba hanga macha anauba singdu phukli. Ima, aidi sanaba yamna chatningibo. Icha tombia, aikhoidi noidawna torakpa matamdane sanabaga chalakteda. Is, angang oringaida sanadradi karam kanda sanaraiba. Nakhoi nabokna long khonbasu tamai noidawna torakpa matamda in sonbasu tamai sak thongbasu tamai adugane pombi photbasu tamai. Is, ima nangbo akhoi tawrakpa kanda aduk lumba pombi dubu saba hairakprane. Hairaida nabokna sekai tukai aman akai phi mayamse loina khumjilagane yetumdane langlengaga amaga phocinabadubu kaidau hairoiduino. Adudi noidi karam kanda sanaraiba. Angang oringai pictru piklingai da sanaraiba.
ꯑꯁꯨꯝꯅ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗꯣ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛꯅ ꯇꯧꯕ ꯉꯝꯕ ꯍꯩꯒꯗꯕ ꯈꯟꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯁꯪꯕꯥꯟꯅꯕꯤꯁꯨ ꯀꯥꯂꯦꯟ ꯄꯥꯡꯈꯠꯂꯛꯄꯗꯒꯤ ꯂꯥꯏ ꯊꯧꯔꯝ ꯌꯥꯎꯕ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯃꯥ ꯂꯩꯇ꯭ꯔꯕꯗꯨꯗ ꯁꯤꯟꯊꯥꯗꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯥꯟꯅꯁꯤ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯥꯒ ꯁꯥꯟꯅꯃꯤꯟꯅꯁꯤ ꯌꯥꯔꯛꯇ꯭ꯔꯦ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯏ꯫ ꯁꯪꯕꯥꯟꯅꯕꯤꯁꯨ ꯂꯥꯏ ꯍꯔꯥꯎꯕ ꯃꯊꯪ ꯌꯥꯎꯗꯨꯅ ꯑꯇꯣꯞꯄ ꯂꯥꯏꯕꯨꯡꯁꯤꯡꯗꯁꯨ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯪꯕꯥꯟꯅꯕꯤꯁꯨ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯁꯦꯜ ꯌꯥꯝꯅ ꯄꯨꯔꯛꯏ꯫ ꯃꯄꯨꯔꯣꯏꯕ ꯃꯆꯥꯁꯤꯡꯒꯤ ꯃꯐꯤ ꯃꯔꯣꯜ ꯄꯣꯠꯆꯩꯁꯨ ꯂꯩꯕꯤꯔꯛꯏ꯫ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯁꯨ ꯍꯔꯥꯎꯖꯩ, ꯂꯩꯔꯛꯂꯤꯕ ꯄꯣꯠꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯆꯍꯤ 2-3 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯤ꯫ ꯃꯃꯥ ꯃꯄꯥꯅ ꯀꯜꯂꯤꯉꯩ ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯁꯤꯜꯂꯨꯒꯦ ꯍꯥꯏꯔꯦ꯫ ꯃꯃꯥ ꯃꯄꯥꯁꯨ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗ ꯆꯠꯆꯔꯁꯅꯨ ꯈꯟꯗꯨꯅ ꯍꯣꯏ ꯌꯥꯊꯣꯔꯛꯏ꯫ ꯃꯇꯝꯁꯤꯗ ꯁꯪꯕꯥꯟꯅꯕꯤꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯗꯤ ꯅꯣꯡꯃꯇ ꯊꯧꯒꯜ ꯐꯪꯗ꯭ꯔꯤ꯫ ꯃꯆꯥ ꯅꯤꯡꯉꯣꯜꯁꯨ ꯍꯧꯖꯤꯛꯇꯤ ꯃꯊꯣꯠ ꯀꯥꯔꯛꯄꯒꯤ ꯐꯖꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯪ ꯃꯇꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯆꯥꯇꯣꯝꯕꯤ, ꯅꯪꯕꯨ ꯀꯔꯤ ꯃꯊꯦꯜ ꯇꯧꯔꯒꯦ? ꯏꯃꯥ, ꯅꯨꯡꯁꯥꯒ ꯁꯥꯒꯠꯂꯛꯄꯁꯤꯗ ꯄꯂꯪꯁꯥꯒ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨꯒ ꯀꯥꯡꯁꯣꯏ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯤ꯫ ꯑꯣ, ꯐꯔꯦ꯫ ꯏꯃꯥ, ꯆꯥꯛꯁꯦ ꯄꯥꯕ ꯍꯜꯂꯛꯑꯒ ꯆꯥꯔꯁꯤ ꯍꯥꯏꯔꯣ? ꯀꯝꯗꯧꯁꯤꯒꯦ? ꯍꯣꯏꯅꯦ, ꯅꯪ ꯄꯥꯕ ꯍꯜꯂꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏꯕꯅ ꯐꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ꯫ ꯅꯪ ꯄꯥꯕꯕꯨ ꯀꯅꯥ ꯆꯠꯃꯤꯟꯅꯈꯤꯒꯦꯅꯦ? ꯃꯈꯥ ꯊꯪꯕ ꯈꯨꯔꯥ ꯇꯣꯃꯥꯜ ꯈꯣꯏꯒ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯁꯅꯥꯍꯜꯁꯨ ꯂꯥꯛꯏ꯫ ꯃꯈꯣꯏ ꯃꯄꯥ ꯍꯟꯕꯤꯔꯛꯂꯦꯗꯅ꯫ ꯆꯥꯇꯣꯝꯕꯤ, ꯏꯁꯤꯡ ꯈꯨꯖꯥꯏ ꯐꯖꯕ ꯑꯝꯇ ꯄꯨꯊꯣꯔꯛꯎ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯈꯅꯥꯎꯁꯤ ꯈꯔ ꯀꯪꯉꯤ꯫ ꯁꯤꯟꯊꯥ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯄꯥꯗ ꯄꯤꯔꯛꯏ꯫ ꯄꯥꯕ, ꯁꯤꯗ ꯂꯩꯔꯦ꯫ ꯀꯗꯥꯏ? ꯏꯁꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯅꯤꯛ ꯍꯦꯛ ꯂꯥꯎꯏ꯫ ꯉꯁꯤꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯁꯤ ꯀꯔꯤꯅꯣ ꯈꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯅꯥꯍꯜꯁꯨ ꯀꯔꯤꯅꯣ ꯈꯪꯗꯦ, ꯃꯁꯥꯗꯣ ꯑꯄꯨꯅꯕ ꯑꯃ ꯄꯨꯔꯕꯒꯨꯝ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨꯃ ꯂꯣꯏꯅ ꯍꯦꯛ ꯃꯤꯠꯅ ꯀꯨꯞꯄꯗ ꯊꯛꯇꯣꯛꯏ꯫ ꯃꯃꯥ, ꯅꯣꯏꯕꯨ ꯆꯥꯛꯀ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯔꯦ ꯍꯥꯏꯕꯅꯦ ꯃꯈꯣꯏ ꯃꯄꯥ꯫ ꯑꯗꯨꯗꯤ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯏꯇꯥꯎ ꯃꯌꯥꯝꯒꯅꯦ ꯏꯁꯤꯠꯁꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯑꯒ ꯊꯣꯔꯛꯑꯒꯅꯦ ꯆꯠꯃꯤꯟꯅꯈꯤꯗꯧꯔꯤꯕꯅꯤ꯫ ꯀꯗꯥꯏꯗ ꯁꯤꯠꯀꯗꯧꯔꯤꯕ? ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯈꯣꯡꯂꯝꯁꯤꯗꯅꯤꯗ꯫ ꯑꯩꯗꯤ ꯄꯥꯝꯖꯗꯦꯀꯣ ꯃꯈꯣꯏ ꯃꯄꯥꯅ ꯇꯧꯕꯤꯗꯧꯔꯤꯁꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯅꯨꯄꯤ, ꯏꯇꯥꯎꯁꯤꯡꯒ ꯇꯧꯒꯗꯧꯕꯅꯦ꯫ ꯃꯇꯥꯡꯗꯨꯗ ꯏꯃꯨꯡꯗꯒꯤ ꯁꯤꯟꯊꯥꯅ ꯆꯥꯛ ꯊꯤꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯏ꯫ ꯃꯇꯩ ꯃꯅꯥꯎ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯏ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ꯫ ꯃꯈꯣꯏ ꯃꯄꯥꯅ ꯂꯧꯕꯨꯛꯀꯤ ꯍꯪꯒꯥꯝ ꯌꯦꯡꯕꯤꯔꯨꯕꯗꯨꯕꯨ ꯀꯝꯗꯧꯍꯧꯒꯦ? ꯍꯣꯏꯅꯦ, ꯑꯩꯁꯨ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯉꯁꯤ ꯍꯞꯇꯥꯃꯨꯛ ꯂꯩꯔꯗꯤ ꯈꯥꯎꯕ ꯌꯩꯕ ꯌꯥꯔꯅꯤ꯫ ꯍꯣꯏ, ꯑꯗꯨꯗꯤꯅꯦ ꯏꯕꯥꯅꯤ ꯈꯛꯅꯗꯤ ꯉꯝꯃꯣꯏꯗꯕꯅꯤꯅ ꯈꯨꯂꯪ ꯈꯔꯁꯨ ꯅꯦꯛ ꯇꯥꯕꯅꯤꯅꯦ꯫ ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯣ ꯑꯗꯨꯃ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯁꯅꯥꯍꯜꯗꯨ ꯃꯈꯨꯠꯇ ꯄꯥꯇ꯭ꯔ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯠꯄꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤ꯫ ꯏꯇꯥꯎ, ꯉꯁꯤꯗꯤꯅꯦ ꯈꯣꯡꯂꯝꯁꯤꯃ ꯂꯣꯏꯅ ꯇꯦꯡꯅ ꯅꯩꯒꯗꯕꯅꯤꯀꯣ꯫ ꯏꯇꯥꯎ, ꯑꯗꯣ ꯊꯩꯕꯣꯡ ꯃꯈꯣꯡꯁꯤꯃꯗꯤ ꯌꯥꯎꯒꯨꯝꯁꯤꯍꯦ꯫ ꯑꯁ꯭ꯋꯥꯏꯗꯅꯤꯅꯦ ꯉꯥ ꯌꯥꯝ ꯂꯩꯌꯦꯅ ꯍꯥꯏꯅꯔꯤꯁꯦ꯫ ꯃꯤꯅ ꯁꯨꯝ ꯆꯪꯕꯤꯗ ꯌꯥꯝ ꯂꯩꯔꯕꯅꯤ ꯉꯥ꯫ ꯑꯁ꯭ꯋꯥꯏꯁꯤꯗꯤ ꯁꯣꯛꯃꯜꯂꯦ, ꯇꯜꯂꯦꯝꯅꯤ꯫ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯅꯨꯍꯦ꯫ ꯌꯥꯔꯗꯤꯅꯦ ꯉꯥꯄ꯭ꯔꯨꯝꯁꯨ ꯈꯔ ꯇꯥꯟꯁꯤ꯫ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯈꯣꯡꯒꯨꯂꯥꯏ ꯆꯨꯔꯒ ꯂꯩꯔꯦꯕ, ꯈꯔ ꯄꯤꯖꯒꯦꯕ꯫ ꯍꯣꯏꯅꯦ, ꯏꯇꯥꯎꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯐꯤꯕꯝ ꯈꯔ ꯁꯣꯛꯑꯦꯅꯦ꯫ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯇꯧꯅ ꯏꯁꯤꯠꯄꯗꯣ ꯍꯧꯏ꯫ ꯏꯇꯥꯎ, ꯄꯣꯔꯣꯝ ꯑꯃ ꯆꯦꯟꯈ꯭ꯔꯦꯍꯦ꯫ ꯊꯠꯂꯣ ꯏꯇꯥꯎ꯫ ꯈꯤꯇꯗ ꯅꯥꯟꯊꯣꯛꯈꯤꯗ꯫ ꯀꯔꯣꯝ ꯆꯠꯈ꯭ꯔꯒꯦ ꯏꯇꯥꯎ? ꯊꯩꯕꯣꯡ ꯃꯈꯣꯡ ꯇꯥꯔꯝꯃꯅꯤꯅꯦ꯫ ꯉꯥꯗꯤ ꯑꯁ꯭ꯋꯥꯏꯗ ꯂꯣꯏ ꯂꯩꯔꯦꯝꯅꯤ꯫ ꯑꯗꯨꯅꯤ, ꯁꯤꯗ ꯁꯤꯠꯄꯒꯤ ꯃꯍꯨꯠ ꯊꯩꯕꯣꯡ ꯃꯈꯣꯡꯗ ꯑꯣꯏꯅ ꯁꯤꯠꯂꯨꯁꯤ ꯂꯥꯎ꯫ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦꯍꯦ꯫ ꯑꯩꯗꯤ ꯇꯜꯂꯤꯀꯣ, ꯁ꯭ꯋꯥꯏꯗꯅꯦ ꯉꯥꯀꯨꯞ ꯑꯗꯨꯝ ꯐꯥꯖꯍꯧꯒꯦ꯫ ꯍꯣꯏ, ꯅꯪ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯍꯧꯔꯣ, ꯑꯩꯈꯣꯏ 5 ꯑꯣꯏꯅ ꯁꯤꯠꯂꯒꯦ꯫ ꯃꯈꯣꯏ 6 ꯏꯁꯤꯠꯃꯤꯟꯅꯔꯝꯕꯗꯒꯤ ꯑꯃꯗꯤ ꯊꯩꯕꯣꯡ ꯃꯈꯣꯡ ꯆꯪꯕ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯌꯥꯎꯗ꯭ꯔꯦ꯫ ꯃꯈꯣꯏ 5 ꯆꯪꯁꯤꯟꯈꯤ꯫ 5ꯒꯤ ꯈꯣꯡꯐꯝꯒ ꯑꯣꯏꯔꯦ ꯒꯥꯔꯤ ꯊꯣꯛꯂꯒꯕ꯫ ꯁꯣꯝꯗꯅ ꯃꯃꯥ ꯃꯆꯥꯗꯨ ꯈ꯭ꯋꯥꯡ ꯐꯅꯦꯛ ꯁꯥꯔꯤ꯫ ꯃꯃꯥꯅ ꯇꯧꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯍꯔꯥꯎ ꯐꯤ ꯑꯃꯠꯇ ꯂꯩꯕꯤꯌꯨ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯂꯥꯏ ꯍꯔꯥꯎꯕꯗ ꯖꯒꯣꯏ ꯁꯥꯕ ꯊꯣꯛꯏ, ꯑꯩꯗꯤ ꯑꯃꯨꯛꯇ ꯁꯥꯒꯦꯁꯨ ꯐꯪꯗꯦ꯫ ꯁꯪꯕꯥꯟꯅꯕꯤ ꯇꯨꯃꯤꯟ ꯂꯩ, ꯃꯕꯨꯛꯇꯗꯤ ꯀꯔꯤꯅꯣ ꯈꯜꯂꯤ꯫ ꯃꯍꯥꯛ ꯃꯕꯨꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏ꯫ ꯃꯤꯕꯨ ꯆꯨꯝꯅ ꯈꯟꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯄꯥꯛ ꯍꯦꯛ ꯉꯝꯗꯦ꯫ ꯃꯤꯅ ꯇꯧꯔꯛꯄ ꯃꯑꯣꯡ ꯃꯇꯧꯗ ꯋꯥꯔꯧꯕꯅ ꯍꯦꯛꯇ ꯍꯥꯜꯂꯤ꯫ ꯇꯥꯕ꯭ꯔꯣ ꯏꯃꯥ? ꯌꯦꯡꯁꯤ꯫ ꯌꯦꯡꯕ ꯌꯥꯔꯣꯏꯀꯣ? ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯏꯃꯥꯟꯅꯕꯤꯒꯁꯨ ꯀꯌꯥ ꯄꯨꯟꯕ ꯐꯪꯂꯛꯇꯦ꯫ ꯍꯧꯖꯤꯛꯁꯨ ꯏꯄꯨꯟ ꯄꯨꯟꯗꯦ꯫ ꯑꯗꯨꯅ ꯅꯣꯡꯃ ꯐꯥꯗꯣꯛꯇꯤ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯨꯕ ꯌꯥꯏ ꯀꯩꯅꯣ?
ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯃꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯑꯃꯨꯛ ꯋꯥꯔꯤ ꯑꯃ ꯍꯧꯗꯣꯔꯛꯏ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯏꯃꯥꯅ ꯑꯃꯨꯛꯇ ꯌꯥꯎꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯏꯆꯥ ꯇꯣꯝꯕꯤꯌꯥ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯕꯅꯤ ꯁꯤ ꯇꯃꯛ ꯈꯪꯉꯨ ꯏꯃꯥꯗ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯒꯅꯨ ꯏꯃꯨꯡꯒꯤ ꯊꯕꯛꯇꯨꯝ ꯂꯣꯏꯁꯜꯂꯨꯔꯣ ꯆꯠꯂꯨ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯍꯪꯂꯨꯕꯗꯨ ꯑꯔꯦꯝꯕꯗ ꯇꯥꯔꯦ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯁꯨꯝꯆꯤꯠ ꯄꯨꯊꯣꯛꯇꯨꯅ ꯋꯥꯏꯔꯝ ꯁꯤꯠꯄ ꯍꯧꯏ ꯏꯃꯥꯕꯣ ꯀꯩꯗꯧꯔꯦ ꯄꯤꯛꯇ꯭ꯔꯨ ꯑꯁ ꯏꯄꯜꯅ ꯊꯩꯕꯣꯡ ꯃꯈꯥꯗꯒꯤ ꯊꯦꯡꯒꯨ ꯑꯃ ꯐꯥꯔꯦꯗꯅ ꯃꯌꯥꯝ ꯌꯦꯡꯅꯍꯧꯋꯦ ꯂꯥꯛꯑꯣ ꯌꯦꯡꯕ ꯄꯤꯛꯇ꯭ꯔꯨ ꯑꯩꯈꯣꯏ ꯄꯥꯕꯅꯔꯣ ꯍꯥꯏꯁꯦ ꯍꯣꯏ ꯏꯆꯦ ꯁꯤꯟꯊꯥ ꯑꯉꯥꯡꯗꯨ ꯁꯨꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯑꯃꯨꯛ ꯆꯦꯟꯈꯤ ꯃꯃꯥ ꯃꯆꯥ ꯊꯨꯅ ꯆꯠꯇꯨꯅ ꯁꯅꯥꯍꯜꯅ ꯐꯥꯏ ꯍꯥꯏꯕ ꯊꯦꯡꯒꯨꯗꯨ ꯌꯦꯡꯉꯤ ꯏꯁ ꯁꯤꯗꯤ ꯆꯥꯎꯋꯦꯍꯦ ꯄꯥꯕ ꯁꯤ ꯈꯛꯇ ꯂꯩꯔꯝꯕ꯭ꯔꯣ ꯍꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯌꯣꯛꯑꯁꯤ ꯏꯆꯥ ꯇꯣꯝꯕꯤꯌꯥ ꯊꯦꯡꯒꯨꯕꯨ ꯌꯨꯝꯗ ꯀꯃꯥꯏ ꯌꯣꯛꯇꯣꯏꯅꯣ ꯏꯁꯤꯡꯗ ꯑꯗꯨꯝ ꯍꯤꯡꯖꯧꯁꯅꯨ ꯑꯁ ꯇꯜꯂꯦ ꯑꯩꯗꯤ ꯌꯣꯛꯅꯤ ꯍꯥꯏꯁꯤꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯃꯃꯥꯅꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯟꯅ ꯌꯦꯠꯂꯤ ꯏꯃꯥ ꯌꯥꯅꯤꯕ ꯅꯪ ꯁꯤꯃ ꯑꯩꯅ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯍꯣꯏꯅꯦ ꯃꯃꯥ ꯏꯆꯥ ꯇꯣꯝꯕꯤꯅ ꯄꯥꯝꯂꯗꯤ ꯌꯣꯛꯑꯁꯅꯨ ꯀꯩꯗꯧꯔꯒꯦ ꯑꯁ ꯃꯈꯣꯏ ꯃꯄꯥꯁꯤꯁꯨ ꯑꯉꯥꯡꯅ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯐꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯁꯤꯟꯊꯥꯅ ꯉꯝꯗꯨꯅ ꯊꯦꯡꯒꯨꯗꯨ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯇꯧꯗꯨꯅ ꯈꯨꯗꯦꯡꯗ ꯍꯥꯞꯇꯨꯅ ꯊꯝꯈꯤ ꯅꯨꯃꯤꯗꯥꯡꯗꯨꯃ ꯉꯥ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯦ ꯂꯣꯏꯔꯒ ꯁꯅꯥꯍꯜꯗꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯇꯨꯝꯈ꯭ꯔꯤ ꯃꯃꯥ ꯃꯆꯥꯗꯨ ꯃꯄꯥꯅ ꯐꯥꯔꯛꯄ ꯉꯥꯁꯤꯡꯗꯨ ꯌꯥꯏꯅꯕ ꯍꯣꯠꯅꯔꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟꯊꯥꯅ ꯌꯣꯛꯈꯤꯕ ꯊꯦꯡꯒꯨꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯃꯈꯣꯏ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯐꯠꯇꯕꯗꯤ ꯈꯜꯂꯨꯗꯦ ꯊꯦꯡꯒꯨꯗꯨꯅ ꯍꯦꯛ ꯁꯤꯈ꯭ꯔꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯁꯅꯥꯍꯜꯗꯨ ꯐꯨꯒ꯭ꯔꯤ ꯃꯆꯥ ꯃꯆꯥ ꯊꯨꯡꯕ ꯍꯧꯔꯛꯏ ꯅꯧꯔꯤꯉꯩꯗꯤ ꯀꯩꯁꯨ ꯈꯟꯖꯜꯂꯨꯗꯦ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯒꯤ ꯇꯧꯔꯤꯕꯣꯏ ꯈꯜꯂꯤ ꯃꯃꯥ ꯉꯁꯤꯒꯤ ꯈꯨꯂꯪꯁꯤꯅ ꯃꯤ ꯀꯌꯥꯝ ꯄꯨꯊꯕ ꯇꯥꯔꯤꯕ ꯑꯩꯈꯣꯏ 8 ꯇꯥꯔꯦ ꯑꯁ ꯂꯝꯇꯥ ꯄꯥꯟꯈꯠꯂꯛꯄꯗ ꯃꯉꯥꯏꯔꯤ ꯅꯨꯡꯁꯥꯁꯤꯅ ꯑꯃꯨꯛ ꯇꯩꯕ ꯑꯩꯁꯨ ꯌꯥꯎꯒꯦ ꯍꯥꯏꯕꯗꯤ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯥꯗ ꯊꯣꯛꯄꯗ ꯐꯨꯒ꯭ꯔꯤꯁꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯣꯏꯁꯦ ꯌꯨꯝꯗ ꯅꯆꯥꯅꯨꯄꯥꯒ ꯇꯧꯕ ꯌꯥꯕ ꯀꯔꯤꯅꯣ ꯌꯦꯡꯉꯒ ꯇꯧꯕꯤꯌꯨ ꯈꯨꯂꯪꯗꯨꯕꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯌꯥꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯑꯗꯨꯕꯨ ꯂꯝꯇꯥ ꯊꯥꯅꯤ ꯅꯣꯡ ꯏꯁꯤꯡꯒꯤ ꯐꯤꯕꯝꯁꯨ ꯃꯑꯣꯡ ꯑꯃꯗꯤ ꯇꯧꯏꯀꯣ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯧ ꯍꯣꯏ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯈꯣꯏ ꯃꯄꯥꯁꯨ ꯑꯩꯅ ꯉꯔꯥꯡ ꯁꯦꯝꯕ ꯍꯤꯗꯥꯛ ꯃꯍꯤꯗꯣ ꯀꯪꯅ ꯇꯩꯔ ꯇꯧꯕꯤꯌꯨꯀꯣ ꯑꯁꯨꯝꯅ ꯁꯪꯕꯥꯅꯕꯤꯗꯨ ꯃꯆꯦ ꯃꯅꯦꯝꯁꯤꯡꯒ ꯂꯧꯕꯨꯛꯇ ꯍꯪꯒꯥꯝ ꯈꯥꯎꯕ ꯀꯨꯝꯈꯤꯔꯝꯃꯤ ꯁꯅꯥꯍꯜꯗꯨ ꯄꯣꯂꯥꯡ ꯁꯥꯅꯕ ꯍꯥꯏꯗꯨꯅ ꯎꯔꯨꯝꯗꯨꯗ ꯄꯌꯥ ꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯈꯨꯕꯣꯝꯒꯤ ꯐꯨꯒ꯭ꯔꯤꯗꯨ ꯍꯦꯛꯇ ꯀꯟꯅ ꯍꯥꯀꯠꯆꯔꯛꯏ ꯃꯍꯥꯛꯁꯨ ꯕꯥꯞ ꯑꯣꯏꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯈꯣꯠꯂꯨꯔꯦ ꯑꯗꯨꯒ ꯄꯌꯥꯗꯨ ꯃꯈꯥ ꯇꯥꯅ ꯁꯤꯔꯤ ꯃꯈꯨꯠꯅ ꯊꯦꯡꯉꯨꯕ ꯈꯨꯕꯣꯝ ꯃꯄꯥꯗꯨ ꯆꯤꯛ ꯆꯤꯛ ꯂꯥꯎꯏ ꯄꯥꯕ ꯆꯥꯛ ꯂꯣꯏꯔꯦ ꯏꯆꯥ ꯇꯣꯝꯕꯤꯌꯥ ꯅꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯆꯥꯔꯁꯤ ꯄꯥꯕꯒꯤ ꯂꯨꯈꯨꯝꯗ ꯉꯔꯥꯡ ꯅꯃꯥꯅ ꯁꯦꯝꯕ ꯍꯤꯗꯥꯛꯇꯣ ꯂꯩꯍꯧꯕꯅꯤ ꯑꯝꯇ ꯄꯨꯊꯣꯔꯛꯎ ꯁꯤꯟꯊꯥꯗꯨ ꯃꯄꯥꯒꯤ ꯍꯤꯗꯥꯛꯇꯣ ꯄꯨꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯃꯣꯔꯥ ꯊꯥꯗꯨꯅ ꯐꯝꯂꯤꯕ ꯃꯄꯥꯒꯤ ꯈꯨꯕꯣꯝꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯏꯁ ꯄꯥꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯇꯨ ꯈꯨꯕꯣꯝꯗꯣ ꯁꯅꯥꯍꯜ ꯐꯠ ꯌꯦꯡꯉꯤ ꯇꯨ ꯆꯨꯡꯉꯤ ꯏꯁ ꯁꯤꯗꯤ ꯀꯔꯤꯅꯣ ꯊꯨꯅ ꯍꯤꯗꯥꯛꯁꯤ ꯇꯩꯅꯕ ꯇꯧ ꯂꯥꯎꯅꯦ ꯅꯪꯕꯣ ꯆꯦꯟꯁꯤꯟꯗꯨꯅ ꯁꯤꯟꯊꯥꯅ ꯃꯄꯥꯒꯤ ꯈꯨꯕꯣꯝꯗ ꯍꯤꯗꯥꯛ ꯇꯩꯕꯤ ꯁꯤꯕꯨ ꯄꯥꯕ ꯈꯪꯗꯕ꯭ꯔꯣ ꯈꯪꯗꯦꯅꯦꯍꯦ ꯉꯁꯥꯏ ꯍꯥꯀꯠꯆꯩ ꯍꯥꯏꯗꯅ ꯈꯖꯤꯛ ꯍꯣꯠꯂꯨꯕꯅꯦ ꯑꯗꯨꯒ ꯑꯁꯨꯛ ꯆꯥꯎꯅ ꯄꯣꯝꯕ ꯌꯦꯡꯕꯗ ꯀꯤꯕ ꯑꯃ ꯌꯥꯎꯋꯦ ꯉꯥꯛꯁꯪ ꯉꯥꯡꯉꯦ ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯃꯄꯥ ꯃꯆꯥꯗꯨ ꯍꯤꯗꯥꯛ ꯇꯩꯅ ꯋꯥꯔꯤ ꯇꯧꯔꯤ ꯁꯣꯝꯗꯅ ꯂꯧꯕꯨꯛꯇ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯏꯅꯩ ꯏꯃꯥ ꯏꯄꯦꯝꯃ ꯑꯁ ꯈ꯭ꯋꯥꯡꯒꯥꯁꯦ ꯒꯦ ꯍꯦꯛ ꯂꯥꯎꯏꯍꯦ ꯑꯩ ꯍꯥꯏꯒꯨꯝꯗꯅ ꯅꯨꯡꯁꯥꯁꯤꯁꯨ ꯐꯩꯔꯦ ꯂꯝꯇꯥ ꯅꯠꯇꯗꯧꯅ ꯑꯩꯗꯤ ꯏꯆꯦ ꯁꯪꯕꯥꯅꯕꯤꯒꯤ ꯉꯁꯤꯒꯤ ꯍꯪꯒꯥꯝꯁꯦ ꯊꯨꯅ ꯂꯣꯏꯈ꯭ꯔꯦꯕꯨ ꯈꯜꯂꯤꯕꯅꯤ ꯍꯣꯏꯅꯦ ꯅꯍꯥꯟꯒꯩ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗꯨꯗꯤ ꯈꯔ ꯋꯥꯠꯂꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯀꯌꯥꯝꯕꯨ ꯊꯣꯛꯇꯧꯔꯤꯕꯅꯣ ꯊꯣꯛꯀꯅꯤ ꯏꯕꯦꯝꯃ ꯃꯔꯨꯁꯦ ꯆꯪ ꯂꯥꯎꯏ ꯀꯩꯅꯣ ꯏꯆꯦ ꯆꯦꯜꯂꯣ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯁꯪꯕꯥꯅꯕꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯀ꯭ꯋꯥꯛ 10 ꯆꯞ ꯃꯥꯟꯅꯅ ꯍꯦꯛꯇ ꯊꯨꯅ ꯄꯥꯏꯁꯤꯜꯂꯛꯏ ꯃꯇꯧꯗꯨꯅ ꯁꯪꯕꯥꯅꯕꯤꯁꯨ ꯄꯥꯈꯠꯅ ꯆꯦꯜꯂꯤ ꯈꯔ ꯁꯥꯡꯅ ꯆꯦꯜꯂꯕ ꯇꯨꯡ ꯀ꯭ꯋꯥꯛꯁꯤꯡꯗꯨ ꯃꯊꯛꯇ ꯄꯥꯏꯈꯠꯈꯤ ꯏꯁ ꯁꯤꯔꯝꯅꯤꯗ ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯅꯨꯄꯤꯁꯤꯡꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯣꯛꯄ꯭ꯔꯅꯦ ꯁꯪꯕꯥꯅꯕꯤ ꯅꯪꯕꯣ ꯁꯣꯛꯇꯤꯌꯦ ꯏꯟꯗꯣꯟ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯗꯨꯗꯤ ꯏꯆꯦ ꯅꯪ ꯆꯦꯛꯁꯤꯜꯂꯨꯀꯣ ꯗꯁꯥ ꯑꯄꯥꯏꯕꯤ ꯑꯃ ꯂꯩꯕ ꯃꯥꯜꯂꯤꯀꯣ ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯗꯣ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯖꯗ꯭ꯔꯤ
ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝ꯫ ꯁꯪꯕꯥꯟꯅꯕꯤꯗꯨ ꯇꯁꯦꯡꯅ ꯊꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ꯫ ꯃꯁꯥꯅ ꯂꯥꯏꯃꯤꯠ ꯎꯕꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯈꯔ ꯃꯈꯩꯗꯤ ꯈꯪꯖꯩ ꯗꯁꯥ ꯑꯆꯧꯕ ꯑꯃꯒꯤ ꯁꯈꯤꯅꯥꯅꯤ ꯍꯥꯏꯕ꯫ ꯃꯈꯣꯏ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯌꯨꯝ ꯃꯌꯨꯝ ꯌꯧꯗꯨꯅ ꯆꯪꯅꯍꯧꯔꯦ꯫ ꯁꯪꯕꯥꯟꯅꯕꯤꯅ ꯌꯨꯝ ꯆꯪꯂꯛꯄꯗ ꯃꯄꯥ ꯃꯆꯥꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯈꯣꯏ ꯃꯄꯥ ꯀꯩꯗꯧꯔꯦ ꯈꯣꯡꯗꯨꯗꯤ? ꯃꯃꯥ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ? ꯈꯣꯡꯁꯤꯕꯨꯗꯤ ꯍꯥꯀꯠꯆꯩ ꯍꯥꯏꯗꯅ ꯈꯖꯤꯛ ꯍꯣꯠꯂꯨꯔꯦ, ꯑꯗꯨꯗꯒꯤ ꯑꯣꯏꯔꯛꯏꯅꯤ꯫ ꯆꯠꯄꯕꯨ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯌꯥꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯠ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯊꯨꯅ ꯃꯣꯔꯥꯗ ꯐꯝꯊꯩ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯑꯩ ꯆꯠꯄ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯃꯃꯥ꯫ ꯑꯩ ꯁꯝꯒꯦꯁꯦ, ꯑꯩꯒ ꯇꯞꯅ ꯇꯞꯅ ꯆꯠꯁꯤ꯫ ꯁꯅꯥꯍꯜꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯝꯃꯤ, ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯁꯤꯜꯂꯤ, ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯆꯠꯄ ꯍꯧꯏ꯫ ꯃꯄꯥꯜꯗ ꯂꯩꯕ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯅ ꯐꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯍꯤꯞꯍꯜꯂꯤ꯫ ꯂꯣꯏꯔꯒ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯦ, ꯃꯄꯥꯕꯨꯅ ꯐꯃꯨꯡꯗ ꯄꯤꯖꯔꯦ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯁꯅꯥꯍꯜ ꯇꯁꯦꯡꯅ ꯆꯠꯄ ꯉꯝꯗꯕ ꯃꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯃꯨꯡꯗ ꯂꯩꯈ꯭ꯔꯦ꯫ ꯁꯪꯕꯥꯟꯅꯕꯤꯅ ꯃꯕꯨꯛꯇ ꯈꯜꯂꯤ, ꯂꯧꯕꯨꯛꯇ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯒꯨꯝꯕ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯁꯈꯤꯅꯥ ꯄꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯕꯨꯗꯤ ꯃꯈꯜ ꯃꯈꯜꯒꯤ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯄꯤꯖꯩ, ꯇꯩꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ, ꯉꯁꯤ ꯑꯁꯤ ꯂꯝꯇꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖꯅꯤ꯫ ꯈꯨꯜꯒꯤ ꯑꯍꯜ ꯅꯨꯄꯤꯁꯤꯡ ꯌꯨꯝꯊꯣꯡꯒꯤ ꯊꯣꯛꯇꯨꯅ ꯁꯔꯣꯏ ꯈꯥꯡꯕ ꯍꯧꯔꯛꯏ꯫ ꯁꯤꯟꯊꯥꯅ ꯃꯈꯣꯏꯒꯤꯁꯨ ꯄꯣꯠꯆꯩ ꯄꯨꯊꯣꯛꯇꯨꯅ ꯍꯥꯞꯈꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯅꯤ, ꯑꯍꯜ ꯅꯨꯄꯥ ꯈꯔ ꯁꯪꯕꯥꯟꯅꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯏꯕꯦꯝꯃ, ꯏꯕꯦꯝꯃ ꯁꯪꯕꯥꯟꯅꯕꯤ! ꯀꯅꯥ? ꯅꯃꯥ ꯂꯩꯕ꯭ꯔꯥ ꯏꯕꯦꯝꯃ? ꯂꯩꯌꯦ ꯏꯄꯨ, ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ꯫ ꯀꯔꯤ ꯂꯩꯔꯦ ꯈꯨꯔꯥ? ꯏꯕꯦꯝꯃ, ꯂꯥꯏꯀꯣꯟ ꯐꯥꯎꯗꯪ ꯑꯃꯨꯛꯇꯪ ꯌꯧꯔꯨꯁꯤ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯉꯁꯤ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯊꯧꯔꯝꯗꯨ ꯂꯣꯏꯁꯤꯟꯅꯕ ꯂꯥꯏꯀꯣꯟꯗ ꯆꯪꯂꯨꯕꯗ ꯈꯣꯡꯅꯥꯡꯗ ꯁꯥꯕ ꯈꯣꯏ ꯃꯌꯥꯝꯗꯨ ꯄꯥꯏꯊꯣꯔꯛꯇꯨꯅ ꯆꯤꯛꯄꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯝ ꯌꯥꯎꯔꯦ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯂꯥꯏꯀꯠꯅꯕꯗꯒꯤ ꯐꯔꯦ, ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯊꯧꯔꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤ꯫ ꯏꯕꯦꯝꯃꯅ ꯑꯝꯇ ꯂꯣꯏꯁꯤꯟꯗ꯭ꯔꯒꯗꯤ꯫ ꯃꯈꯣꯏ ꯀꯅꯥꯁꯨ ꯂꯥꯏꯀꯣꯟꯗ ꯆꯪꯕ ꯉꯝꯗ꯭ꯔꯦ, ꯀꯤꯅꯔꯦ꯫ ꯁꯨꯝꯗꯧꯕꯅꯤ ꯈꯨꯔꯥ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ꯫ ꯑꯩꯗꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯥꯏꯀꯣꯜꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯆꯈ꯭ꯔꯦ꯫ ꯀꯅꯥꯅꯣꯃ ꯌꯦꯡꯕꯤꯔꯨꯔꯣ꯫ ꯕꯦꯝꯃ, ꯇꯧꯍꯩꯗꯦ꯫ ꯎꯃꯪ ꯂꯥꯏ ꯍꯥꯏꯕꯁꯤ ꯂꯨꯈ꯭ꯔꯕ ꯂꯥꯏꯅꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯏꯕꯦꯝꯃꯅ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤꯗꯣ꯫ ꯌꯥꯔꯦ ꯈꯨꯔꯥ, ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯅꯨ꯫ ꯑꯩ ꯏꯁꯣꯔꯗ ꯁꯥꯎꯕ ꯅꯠꯇꯦ, ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯤꯒꯤ ꯃꯀꯣꯛ ꯃꯔꯤ ꯑꯣꯏꯔꯤꯕꯁꯤꯡꯗ ꯋꯥꯔꯧꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯏꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯇꯨꯅ ꯌꯨꯝ ꯄꯥꯜꯂꯛꯄꯗ ꯉꯁꯤ ꯐꯥꯎꯕ ꯏꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯍꯟꯕꯤꯈꯤꯕ꯭ꯔꯥ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯁꯤꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯂꯤꯕ꯭ꯔꯥ? ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝꯗ ꯃꯀꯣꯛ ꯑꯣꯏꯕ ꯅꯍꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯩꯃ, ꯁꯤꯗꯤ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤꯗ꯫ ꯏꯇꯩꯃꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯊꯥ ꯑꯃꯅꯤꯗꯨꯗ ꯑꯩꯈꯣꯏ ꯏꯇꯩꯃꯗ ꯍꯪꯉꯝꯒꯅꯤꯗ꯫ ꯇꯥꯁꯅꯥꯜꯅ ꯌꯥꯗꯦ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯆꯠꯄꯗꯤ, ꯑꯗꯨꯅ ꯂꯩꯔꯛ ꯂꯩꯀꯥꯏꯒꯤ ꯂꯥꯏꯊꯣꯛ ꯇꯤꯟꯊꯧꯒꯤ ꯊꯧꯔꯝꯗꯤ ꯌꯥꯎꯒꯦ ꯍꯥꯏꯕꯗꯒꯤ ꯏꯇꯩꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯀꯤ ꯏꯀꯧ ꯀꯠꯄꯗ ꯑꯗꯨꯝ ꯍꯥꯏꯔꯤꯅ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯂꯦ ꯍꯥꯏꯔꯤ꯫ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯕ꯭ꯔꯥꯕ? ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯝꯕ꯭ꯔꯣ? ꯅꯍꯥ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯋꯥ ꯀꯥꯏꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯍꯜꯁꯤꯡꯅ ꯈꯥꯝꯇꯣꯛꯏ꯫ ꯍꯩ, ꯌꯥꯔꯦꯁꯦ꯫ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯄꯥꯎ ꯐꯥꯎꯅꯍꯧꯗꯕꯒꯤ ꯑꯁꯨꯛ ꯊꯣꯛꯑꯣ ꯇꯝꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯕꯦꯝꯃ, ꯅꯪꯁꯨ ꯁꯥꯎꯔꯅꯨ꯫ ꯑꯗꯨꯅ ꯂꯥꯏꯕꯨꯡ ꯐꯥꯎꯕꯗꯪ ꯂꯦꯡꯅꯕ ꯇꯧꯁꯤ꯫ ꯑꯍꯜꯁꯤꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯕ ꯋꯥꯁꯤ ꯐꯠ ꯀꯛꯊꯠꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯋꯥꯔꯧꯕꯤꯅꯨ ꯈꯨꯔꯥ, ꯑꯩ ꯉꯝꯖꯔꯣꯏ꯫ ꯑꯩꯅ ꯋꯥꯁꯛꯈꯤꯕꯒꯤꯅꯤ, ꯋꯥꯁꯛ ꯀꯥꯏꯍꯟꯕꯤꯒꯅꯨ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯑꯍꯜꯁꯤꯡꯗꯨ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯑꯣꯟꯊꯣꯛꯅ ꯃꯉꯛꯄꯨ ꯀꯟꯈ꯭ꯔꯦꯗ꯫ ꯍꯣꯏꯅꯦ, ꯈꯨꯜꯒꯤ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯀꯔꯤ ꯂꯩꯒꯦ ꯈꯟꯗꯦꯅꯦ ꯃꯁꯦ꯫ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯃꯁꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯗꯨꯅꯤ, ꯌꯦꯡꯕ ꯇꯥꯕꯅꯤꯅꯦ꯫ ꯁꯪꯕꯥꯟꯅꯕꯤ ꯃꯍꯥꯛꯅ ꯉꯝꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯔꯤ ꯄꯨꯔꯛꯀꯅꯤ ꯈꯪꯗꯦ꯫ ꯎꯃꯪꯂꯥꯏ ꯍꯥꯏꯗꯨꯅ ꯈ꯭ꯋꯥꯏ ꯑꯄꯨꯝꯕꯅ ꯂꯥꯠꯅꯔꯤꯕ ꯏꯁꯣꯔ ꯃꯥꯕꯨ ꯁꯤꯡꯅꯕꯗꯤ ꯀꯔꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯒꯅꯤ ꯍꯥꯏꯕ ꯅꯣꯡꯃꯇ ꯈꯟꯈꯤꯗ꯭ꯔꯦ꯫ ꯇꯥꯏꯕꯪ ꯑꯄꯪꯕꯤ ꯃꯍꯥꯛꯇꯤ ꯊꯣꯏꯆꯠꯅꯕꯤ ꯁꯥꯖꯠꯅ ꯂꯝꯇꯥꯒꯤ 19ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯪꯐꯩꯗ ꯂꯩꯈꯤꯕ ꯃꯆꯥ ꯑꯆꯧꯗꯨ ꯍꯜꯂꯛꯂꯦ꯫ ꯃꯆꯜꯒꯤꯅꯤ, ꯃꯄꯥꯒꯤꯅꯤ, ꯃꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜ ꯑꯆꯥ ꯑꯊꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯔꯛꯏ꯫ ꯃꯕꯨꯡ ꯂꯥꯛꯄꯗ ꯁꯤꯟꯊꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯇꯝꯅꯩ꯫ ꯃꯄꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯇꯣꯞꯄ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯗ ꯌꯦꯡꯁꯤ ꯍꯥꯏꯖꯩ꯫ ꯃꯃꯥꯅ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯤ, ꯐꯅꯕ ꯂꯥꯌꯦꯡꯕ ꯉꯝꯒꯅꯤ ꯍꯥꯏ꯫ ꯃꯆꯥ ꯑꯅꯤꯗꯨ ꯃꯃꯥꯒꯤꯗꯨꯗ ꯌꯩꯊꯠꯄꯁꯨ ꯉꯝꯖꯗꯦ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯌꯥꯕ ꯇꯥꯔꯦ꯫ ꯑꯆꯧꯗꯨ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯂꯣꯏꯕꯒ ꯑꯃꯨꯛ ꯂꯪꯐꯩ ꯆꯠꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫
ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯀꯥꯂꯦꯟ ꯊꯥꯁꯨ ꯂꯥꯛꯏ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯅꯨꯃꯤꯠ 5ꯅꯤ ꯍꯔꯥꯎꯒꯗꯧꯕ ꯆꯦꯄꯥꯎ ꯑꯃ ꯂꯥꯛꯂꯤ ꯁꯪꯕꯥꯅꯕꯤꯒꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯕ ꯆꯠꯂꯔꯣꯏ ꯍꯥꯏꯅꯗꯤ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯀꯤꯅꯤ ꯍꯥꯏꯔꯕꯗꯨꯗ ꯂꯩꯀꯥꯏꯗꯨꯒꯤ ꯂꯝꯗꯨꯒꯤ ꯃꯤꯁꯤꯡꯅꯁꯨ ꯌꯥꯎꯕꯤꯗꯕ ꯌꯥꯗꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯗ ꯆꯠꯀꯦ ꯈꯟꯈ꯭ꯔꯦ꯫ ꯆꯥꯇꯣꯝꯕꯤꯌꯥ, ꯏꯃꯥꯁꯦ ꯅꯄꯥꯅ ꯅꯥꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯕ ꯂꯥꯏꯒꯤ ꯊꯧꯔꯝ ꯆꯠꯂꯔꯣꯏ ꯈꯜꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯁꯤꯃꯗꯤ ꯍꯤꯛꯇꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣ ꯏꯃꯥ? ꯅꯨꯃꯤꯠ 5ꯅꯤꯇꯪꯅꯤꯗ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯒ ꯂꯥꯏꯔꯣꯏꯒꯗꯤ ꯌꯥꯎꯔꯔꯣꯏ꯫ ꯅꯨꯃꯤꯠ 5ꯅꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯄ ꯇꯥꯔꯦ꯫ ꯄꯥꯕꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ꯫ ꯍꯣ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯣ꯫ ꯆꯥꯛ ꯏꯁꯤꯡꯗꯨꯗ ꯃꯇꯝ ꯆꯥꯅ ꯄꯤꯖꯧ꯫ ꯍꯤꯗꯥꯛꯁꯨ ꯏꯃꯥꯅ ꯁꯦꯝꯗꯨꯅ ꯊꯝꯂꯝꯒꯦ꯫ ꯏꯔꯨꯖꯕꯁꯨ ꯏꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯂꯨꯖꯕꯤꯔꯝꯒꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤꯅꯦ ꯐꯤ ꯑꯃꯣꯟꯕ ꯃꯆꯥ ꯑꯃꯅ ꯏꯁꯤꯡꯗꯣ ꯆꯣꯠꯍꯜꯂꯒ ꯍꯦꯛ ꯍꯦꯛ ꯅꯥꯟꯊꯣꯛꯄꯤꯌꯨ꯫ ꯑꯗꯨꯕꯨꯗꯤ ꯍꯩꯅꯤꯗ꯫ ꯑꯗꯨꯗ ꯍꯣ ꯍꯥ ꯍꯥꯏꯔꯒꯗꯤ ꯌꯨꯝꯁꯤꯅꯒ ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯕꯅꯦ ꯏꯃꯥ꯫ ꯀꯩꯁꯨ ꯇꯧꯔꯣꯏ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯄꯥꯈꯠꯀꯅꯨ ꯏꯆꯥꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯁꯤꯟꯊꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯍꯌꯦꯡ ꯆꯠꯂꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯗꯥꯡꯗꯨꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯇꯣꯝꯕꯤꯌꯥ, ꯉꯁꯥꯏ ꯏꯃꯥꯅꯅꯦ ꯐꯧꯁꯨ ꯆꯀ꯭ꯔꯤꯗ ꯇꯛꯑꯝꯃꯕꯅꯤ꯫ ꯁꯦꯡꯅ ꯃꯟꯕ ꯈꯣꯠꯄ ꯂꯣꯏꯔꯒ ꯆꯦꯡꯐꯨ ꯊꯟꯅ ꯍꯩꯔꯝꯃꯕꯅꯤ꯫ ꯑꯗꯨꯒ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯁꯨ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯇꯨꯅ ꯆꯥꯔꯝꯃꯨ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯅꯦ ꯉꯥ ꯑꯌꯥꯏꯕ ꯌꯣꯟꯕ ꯂꯥꯛꯄꯗꯨꯗ ꯏꯃꯥꯅ ꯈꯔ ꯂꯧꯗꯨꯅ ꯊꯝꯂꯝꯕꯅꯤꯀꯣ꯫ ꯆꯥꯛ ꯊꯣꯡꯅꯕꯁꯤꯡꯁꯨ ꯆꯥꯛꯁꯪꯗ ꯄꯩꯗꯨꯅ ꯊꯝꯂꯝꯂꯕꯅꯤ, ꯑꯀꯪꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯅꯪ ꯂꯣꯏꯕꯒꯗꯤ ꯍꯜꯂꯛꯎꯀꯣ꯫ ꯍꯣꯏꯅꯦ, ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯏꯃꯥꯕꯨ ꯀꯔꯥꯏꯗ ꯆꯠꯂꯣ ꯍꯥꯏꯔꯤꯕꯅꯣ, ꯑꯉꯥꯎꯕꯤꯁꯤꯗꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯪꯕꯥꯅꯕꯤ ꯆꯠꯅꯕꯒꯤꯗꯃꯛ ꯄꯣꯠꯌꯣꯝ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯁꯤꯟꯊꯥꯅ ꯊꯤꯟꯗꯣꯔꯛꯏ ꯃꯃꯥꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ꯫ ꯃꯃꯥꯅ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯀꯅꯨ꯫ ꯅꯄꯥꯕꯨ ꯃꯇꯝ ꯆꯥꯅ ꯆꯥꯛ ꯄꯤꯖꯧꯀꯣ꯫ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯩꯇꯥꯟ ꯌꯥꯎꯔꯗꯤꯅꯦ ꯃꯊꯪ ꯆꯥꯛ ꯊꯣꯡꯕꯗ ꯊꯥꯒꯗꯧꯕ꯫ ꯁꯤꯡꯗꯣ ꯂꯩꯔꯪ ꯃꯊꯛꯇ ꯊꯝꯃꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯃꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯗꯨ ꯃꯄꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯌꯨꯝꯗꯒꯤ ꯈꯣꯡꯐꯩ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯃꯁꯥꯗꯨ ꯁꯥꯒꯠꯂꯛꯂꯒꯅ ꯐꯗꯤ ꯑꯆꯣꯠꯄ ꯑꯃꯅ ꯍꯦꯛ ꯍꯦꯛ ꯇꯩꯊꯣꯛꯄꯤ꯫ ꯁꯅꯥꯍꯜꯁꯨ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯐꯤꯕꯝ ꯀꯥꯏꯔꯕꯅꯤ꯫ ꯃꯃꯥꯏꯗꯨꯁꯨ ꯃꯊꯥ ꯃꯊꯥ ꯄꯣꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯌꯦꯡꯁꯨ ꯐꯩꯔꯤ ꯐꯩꯔꯤ, ꯉꯥꯡꯅꯤꯡꯕ ꯑꯃ ꯉꯥꯡꯕ ꯉꯝꯖꯗ꯭ꯔꯦ, ꯏꯑꯥ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯉꯁꯤꯗꯤ 5ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯃꯥ ꯂꯥꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯩ꯫ ꯑꯌꯨꯛꯇ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯆꯥꯛ ꯍꯥꯞꯄꯤ꯫ ꯉꯥꯏꯕꯁꯨ ꯅꯨꯃꯤꯠ ꯌꯨꯡꯕ ꯐꯥꯎꯕ ꯉꯥꯏꯔꯝꯃꯤ, ꯆꯥꯛ ꯆꯥꯗꯕ măkhꯩ꯫ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯆꯥꯛꯇꯨ ꯈꯔ ꯊꯤꯗꯨꯅ ꯆꯥꯊꯣꯛꯂꯦ꯫ ꯅꯨꯡꯁꯥ ꯅꯦꯝꯊꯔꯛꯄ ꯃꯇꯝꯗꯨꯗ ꯂꯥꯛꯆꯔꯅꯤ ꯈꯟꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ꯫ ꯁꯨꯝ ꯃꯇꯝꯗꯣ ꯍꯧꯖꯤꯟꯈꯤ, ꯅꯨꯡꯗꯥꯡ ꯑꯣꯏꯔꯛꯂꯦ꯫ ꯃꯃꯥꯗꯤ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯇꯕꯅꯦ꯫ ꯁꯤꯟꯊꯥꯁꯨ ꯆꯥꯛ ꯊꯦꯡꯅꯒ ꯆꯥꯈꯤꯕꯒ ꯃꯍꯥꯛ ꯆꯥꯛ ꯏꯆꯥ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯆꯥꯛ ꯆꯖꯤꯛꯁꯨ ꯂꯩ꯫ ꯑꯗꯨꯕꯨ ꯃꯄꯥꯗꯨ ꯆꯖꯤꯛ ꯄꯤꯖꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯩ ꯊꯥꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯏ꯫ ꯃꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯅꯣꯡ ꯃꯪꯂꯤ ꯃꯪꯂꯤ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯆꯥꯛꯇꯨ ꯇꯞꯅ ꯂꯣꯏꯁꯤꯜꯂꯦ, ꯃꯄꯥꯕꯨ ꯄꯤꯖꯊꯣꯛꯏ꯫ ꯂꯣꯏꯔꯒ ꯀꯣꯜꯂꯤꯛ ꯑꯃꯥꯡꯕꯁꯤꯡ ꯐꯦꯡꯇꯣꯛꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯩꯇꯥꯟꯗꯨ ꯁꯤꯊꯔꯝꯗꯕꯗꯨꯗ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯪ ꯃꯊꯛꯇ ꯈꯔ ꯊꯥꯡꯒꯠꯇꯨꯅ ꯊꯅꯝꯂꯦ꯫ ꯑꯗꯨꯒ ꯐꯃꯨꯡ ꯆꯪꯗꯨꯅ ꯇꯨꯝꯈꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯅꯥꯍꯜꯗꯨ ꯃꯤꯀꯞ ꯑꯣꯏꯔꯣꯝ ꯑꯣꯏꯔꯣꯝ ꯊꯣꯛꯂꯛꯏ꯫ ꯃꯅꯝ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯅꯝꯃꯤ꯫ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯨꯕꯗ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯠ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯏ꯫ ꯎꯔꯤꯕꯗꯨ ꯀꯔꯤꯅꯣ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯤꯟꯊꯥ ꯅꯤꯡꯉꯣꯜ ꯀꯥꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯃꯍꯥꯛꯀꯤ ꯀꯥꯗꯨ ꯃꯃꯥꯡ ꯑꯣꯏꯔꯞ ꯂꯩꯕꯅ ꯃꯩꯁꯥ ꯐꯪꯗ꯭ꯔꯤ꯫ ꯁꯅꯥꯍꯜꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯩ, ꯃꯔꯣꯟ ꯃꯔꯤꯁꯨ ꯊꯣꯛꯇꯦ꯫ ꯃꯁꯥꯗꯨ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤन ꯇꯧꯕꯗ ꯐꯃꯨꯡꯗꯒꯤ ꯑꯣꯟꯊꯔꯛꯏ꯫ ꯌꯩꯁꯤꯟꯐꯝ ꯆꯥꯗꯕ ꯖꯒꯥꯗ ꯌꯩꯁꯤꯟꯈꯤꯗꯨꯅ ꯂꯩꯕꯥꯛꯇ ꯆꯩꯅꯥ ꯈꯥꯡꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯩꯔꯤ ꯐꯪꯅ ꯆꯥꯛꯄ ꯂꯣꯏꯁꯤꯜꯂꯛꯂꯒ ꯌꯨꯝꯒꯤ ꯏꯒꯤ ꯃꯀꯨꯝꯁꯤꯡꯗꯨ ꯃꯁꯥꯗ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯈꯥꯡꯂꯤꯉꯩ ꯃꯩꯁꯥ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯂꯤ꯫ ꯌꯨꯝꯒꯤ ꯐꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯎꯗꯨꯁꯨ ꯄꯣꯞ ꯄꯣꯞ ꯅꯥꯟꯊꯔꯛꯏ꯫ ꯑꯔꯣꯏꯕ ꯐꯪꯅ ꯆꯥꯈꯠꯂꯛꯂꯕꯗꯨꯗ ꯁꯤꯟꯊꯥ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯐꯤꯡꯅ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯪꯂꯛꯄꯁꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯃꯄꯥꯗꯨꯗ ꯃꯩꯆꯥꯛ ꯐꯥꯔꯕ ꯎꯖꯥꯎ ꯑꯃ ꯇꯥꯁꯤꯜꯂꯛꯏ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯗꯨꯗ ꯃꯄꯥ ꯃꯆꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯑꯉꯟꯕꯗ ꯍꯧꯒꯠꯄ ꯃꯤꯁꯤꯡꯅ ꯈꯪꯂꯛꯄꯗꯒꯤ ꯑꯃꯁꯨ ꯄꯥꯎ ꯌꯧꯅꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯌꯦꯡꯕ ꯂꯥꯛꯏ꯫ ꯏꯆꯦ ꯁꯪꯕꯥꯅꯕꯤꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯈꯤ ꯍꯥꯏꯅꯦ? ꯑꯗꯨꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯌꯥꯎꯈ꯭ꯔꯤꯁꯤꯅ? ꯑꯣ, ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯂꯪꯐꯩꯗ ꯂꯩꯕꯅꯦ꯫ ꯏꯁ, ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯇꯥ ꯁꯅꯥꯍꯜꯒ ꯌꯥꯎꯔꯝꯗꯧꯕ ꯃꯥꯜꯂꯦꯕꯨ꯫ ꯀꯃꯥꯏꯅ ꯇꯧꯏꯖꯥꯠꯅꯣꯅꯦ? ꯅꯣꯏ ꯑꯝꯇ ꯈꯪꯅꯍꯧꯗ꯭ꯔꯕ꯭ꯔꯣ ꯑꯁꯨꯛ ꯆꯥꯎꯕ ꯌꯨꯝ ꯑꯃ ꯃꯩ ꯆꯥꯛꯄꯁꯤꯕꯣ? ꯑꯁ, ꯈꯪꯍꯧꯗ꯭ꯔꯦꯅꯦ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯗꯨꯗ ꯁꯥꯡꯒꯟ ꯆꯥꯔꯒ ꯇꯨꯝꯃꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯇꯧꯔꯤꯕ ꯃꯇꯧꯁꯦ꯫ ꯑꯗꯨꯅꯤ, ꯏꯆꯦ ꯁꯪꯕꯥꯅꯕꯤꯒ ꯃꯆꯥꯅꯨꯄꯥꯒ ꯂꯥꯛꯂꯒ ꯀꯔꯤꯅꯣ ꯑꯣꯏꯗꯣꯏꯁꯤꯕꯣ?
Hꯧꯖꯤꯛꯄꯥꯎ ꯃꯩꯈꯨ ꯀꯥꯔꯤꯅꯦ ꯇꯧꯔꯤꯁꯤꯗꯤ ꯅꯨꯄꯥꯁꯤꯡꯗ ꯍꯥꯏꯔꯒ ꯏꯁꯤꯡ ꯍꯩꯖꯤꯜꯍꯜꯂꯒꯅꯦ ꯀꯅꯥ ꯌꯥꯎꯔꯤꯕꯅꯣꯗꯨ ꯌꯦꯡꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯁꯨꯃꯥꯏꯅ ꯃꯩ ꯂꯣꯏꯕ ꯉꯥꯏꯕꯅ ꯌꯥꯔꯣꯏꯌꯦ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯅꯍꯥꯁꯤꯡꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯍꯣꯟꯗꯨꯅ ꯃꯩꯇꯥꯟꯁꯤꯡꯗꯨ ꯍꯩꯖꯤꯜꯂꯤ ꯑꯗꯨꯒ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯨ ꯂꯧꯊꯣꯔꯛꯏ ꯀꯥꯔꯨꯝ ꯇꯧꯔꯕ ꯍꯛꯆꯥꯡ ꯑꯅꯤꯗꯨ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯅꯨꯄꯥꯁꯤꯡꯁꯨ ꯑꯗꯨꯃꯉꯥꯏ ꯃꯆꯤꯟꯗ ꯅꯨꯡꯉꯥꯏꯇꯦ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗꯨꯗ ꯁꯪꯕꯥꯅꯕꯤꯁꯨ ꯍꯜꯂꯛꯏ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒ ꯃꯄꯨꯔꯣꯏꯕꯒꯒꯤ ꯑꯁꯤꯕ ꯃꯩꯅ ꯆꯥꯛꯊꯣꯛꯈ꯭ꯔꯕ ꯍꯛꯆꯥꯡ ꯑꯅꯤꯗꯨ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯔꯛꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯆꯦꯟꯁꯤꯟꯗꯨꯅ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯩ ꯃꯔꯛꯁꯤꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯅ ꯇꯧꯗꯨꯅ ꯍꯛꯆꯥꯡ ꯑꯅꯤꯗꯨ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯤ ꯁꯪꯕꯥꯅꯕꯤꯁꯨ ꯌꯨꯝ ꯑꯃꯗ ꯄꯣꯊꯥꯍꯟꯗꯨꯅ ꯊꯝꯕꯅꯤ ꯃꯍꯥꯛ ꯃꯁꯥꯗꯨ ꯄꯨꯡꯁꯣꯟ ꯁꯣꯟꯊꯈ꯭ꯔꯤ ꯃꯆꯤꯜꯗꯒꯤ ꯋꯥ ꯑꯃꯠꯇꯁꯨ ꯊꯣꯛꯈꯤꯗ꯭ꯔꯤ ꯍꯥꯏꯈꯤꯗ꯭ꯔꯤ ꯃꯕꯨꯛꯇ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯉꯤ ꯀꯅꯥꯅ ꯀꯔꯝ ꯇꯧꯈꯤꯕꯅꯣ ꯃꯤꯑꯣꯏꯕꯅ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯕ ꯍꯥꯏꯕꯁꯤ ꯑꯔꯨꯕ ꯐꯤꯕꯝꯅꯤ ꯉꯥꯡꯂꯤꯈꯩ ꯐꯩ ꯑꯐꯕ ꯑꯣꯏꯒꯅꯤ ꯁꯪꯕꯥꯅꯕꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯕꯨꯛ ꯂꯨꯏ ꯃꯥꯅ ꯈꯟꯕ ꯋꯥꯈꯜ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯁꯤ ꯂꯥꯏꯔꯣꯏꯅꯤ ꯃꯍꯥꯛ ꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯅ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯣꯏꯒꯤ ꯅꯨꯔꯥꯕꯤ ꯁꯥꯒꯗꯕ ꯑꯃꯥꯏꯕꯤꯗꯨ ꯃꯁꯥ ꯉꯝꯂꯛꯇ꯭ꯔꯕꯗꯒꯤ ꯃꯍꯥꯛꯅ ꯇꯉꯥꯏ ꯐꯗꯅ ꯁꯥꯈꯤꯕꯅꯤ ꯁꯪꯕꯥꯅꯕꯤꯗꯨ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯗꯤ ꯃꯁꯥꯗꯣ ꯈꯔ ꯐꯔꯦ ꯆꯠꯂꯒꯦ ꯍꯥꯏꯔꯛꯏ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯆꯦ ꯃꯟꯗꯣꯟꯁꯤꯡꯅꯗꯤ ꯈꯥꯝꯃꯤ ꯅꯆꯥꯅꯨꯄꯥ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯄ ꯉꯥꯏꯈꯣ ꯑꯗꯨꯒ ꯀꯩꯅꯣ ꯈꯟꯅꯁꯤ ꯍꯥꯏꯖꯩ ꯃꯍꯥꯛ ꯌꯥꯗꯦ ꯌꯨꯝꯐꯝꯗꯨꯗ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯄꯥꯈꯟ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯂꯩꯖꯔꯨꯔꯒ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯏꯔꯦ ꯃꯇꯧꯗꯨꯗ ꯎꯄꯥꯏ ꯂꯩꯇꯦ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯐꯤꯌꯣꯝ ꯑꯃ ꯄꯥꯏꯗꯨꯅ ꯆꯠꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯤꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅꯩ ꯑꯃꯥꯏꯕꯤ ꯁꯪꯕꯥꯅꯕꯤꯗꯨ ꯍꯩꯕꯤ ꯃꯈꯣꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯍꯧꯔꯦ ꯏꯕꯣꯇꯣꯟ ꯁꯖꯤꯛ ꯐꯥꯜꯂꯤ ꯄꯠꯌꯥꯏꯗꯨꯗ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯁꯤꯕꯨ ꯁꯖꯤꯛ ꯈꯣꯛꯇꯣꯡ ꯐꯥꯈꯤꯔꯣꯏꯗ꯭ꯔꯅꯦ ꯑꯩꯕꯣ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯍꯜꯗꯨꯅ ꯑꯃꯨꯛꯅꯦ ꯍꯥꯏꯗꯧꯔꯤꯕꯅꯤ ꯏꯕꯣꯇꯣꯟ ꯁꯟ ꯃꯕꯨꯛ ꯊꯜꯂꯣꯏꯒ ꯑꯗꯨꯒ ꯑꯗꯥꯒ ꯑꯍꯜꯒ ꯂꯩꯃꯤꯟꯅꯕꯁꯦ ꯋꯥꯏ ꯍꯥꯏꯕꯁꯤ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤꯍꯦ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯍꯜꯁꯦ ꯍꯣꯏꯗ ꯌꯥꯔꯦ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯁꯖꯤꯛꯄꯨ ꯍꯌꯦꯡꯁꯨ ꯐꯥꯟꯗꯧꯔꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯣꯇꯣꯟ ꯁꯖꯤꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯍꯥꯛꯅ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯗ ꯃꯤ ꯈꯔ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕꯗꯨ ꯎꯏ ꯀꯅꯥꯅꯣ ꯃꯥꯡꯒꯣꯜꯗ ꯐꯝꯃꯤꯁꯤꯅ ꯑꯁꯨꯝ ꯆꯪꯉꯛꯄꯗ ꯎꯔꯤ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯃꯄꯨꯒꯤ ꯃꯥꯌꯣꯛꯅꯕꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯥꯔꯤꯕꯗꯨ ꯏꯊꯥ ꯊꯥꯖꯗꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯝꯂꯤ ꯂꯩꯔꯝꯂꯤꯕ ꯋꯥꯔꯤꯗꯨ ꯏꯕꯣꯇꯣꯟꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯀꯥꯏꯔꯤ ꯑꯃꯁꯨ ꯏꯕꯣꯇꯣꯟꯗ ꯌꯦꯡꯂꯛꯏ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯄꯨꯂꯞ ꯍꯦꯛꯇ ꯆꯥꯗꯧ ꯃꯑꯣꯡꯗ ꯌꯦꯡꯉꯛꯏꯁꯤꯅ ꯏꯕꯣꯇꯣꯟ ꯏꯕꯣ ꯀꯥꯔꯟ ꯇꯥꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯇꯥꯗꯦꯍꯦ ꯅꯪꯁꯨ ꯂꯦꯝꯕꯅ ꯍꯥꯏꯔꯛꯄꯅꯤ ꯅꯀꯣꯛꯇꯒꯤ ꯁꯖꯤꯛ ꯀꯣꯛꯊꯣꯡꯗꯣ ꯑꯝꯇ ꯍꯥꯟꯅ ꯊꯝꯃꯨ ꯆꯣꯆꯣ ꯍꯣꯏꯅꯦ ꯑꯩꯅ ꯆꯨꯝꯅ ꯂꯦꯞꯄꯗ ꯌꯥꯝꯅ ꯑꯔꯨꯝꯕ ꯑꯃ ꯅꯟꯊꯔꯛꯑꯦ ꯈꯜꯂꯦꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯁꯪꯒꯣꯜꯂꯣꯝꯗ ꯁꯖꯤꯛ ꯊꯝꯕ ꯏꯁꯨꯁꯥ ꯋꯥꯔꯤꯁꯨ ꯋꯥꯔꯤꯅꯤ ꯉꯁꯤꯗꯤ ꯃꯇꯝꯁꯦ ꯊꯦꯡꯉꯦ ꯍꯌꯦꯡ ꯑꯃꯨꯛ ꯃꯈꯥ ꯂꯤꯔꯒꯦ ꯑꯩꯁꯤ ꯁꯣꯔ ꯍꯣꯟꯕꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ ꯑꯗꯨꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯁꯦ ꯑꯋꯥꯕ ꯑꯣꯏ ꯑꯩꯉꯣꯟꯗꯗꯤ ꯏꯄꯨ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯃꯨꯛ ꯇꯠꯂ ꯂꯩꯔꯝꯅꯤꯀꯣ ꯉꯁꯤ ꯑꯍꯤꯡꯗ ꯌꯥꯔꯦꯍꯦ ꯂꯦꯝꯕ ꯅꯪ ꯊꯣꯡꯒꯥꯜ ꯂꯩꯔꯝꯃꯣ ꯋꯥꯆꯣ ꯌꯥꯝ ꯉꯥꯡꯉꯤ ꯅꯪꯁꯦ ꯑꯣꯏꯕ ꯊꯤꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯆꯤꯜ ꯃꯌꯥꯅ ꯃꯔꯣꯜ ꯑꯃ ꯌꯥꯡꯉꯤꯕ ꯆꯤꯜ ꯌꯥꯡꯃꯟꯗꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯕꯅꯤ ꯏꯄꯨ ꯅꯤꯡꯊꯧꯔꯦꯜꯅ ꯍꯥꯏꯔꯛꯄꯅꯤ ꯍꯣꯏ ꯏꯄꯨ ꯑꯩꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯈꯪꯕꯁꯤ ꯏꯄꯨꯅ ꯑꯔꯣꯏꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯅꯁꯨꯗ ꯋꯥꯔꯤꯁꯤꯡꯗꯣ ꯈꯪꯍꯟꯕꯤꯔꯝꯃꯨꯀꯣ ꯍꯣꯏꯅꯦ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯆꯦꯜꯂꯛꯎꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯏꯄꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯣꯛꯂꯛꯄꯗ ꯁꯨꯃꯥꯡ ꯃꯆꯤꯗ ꯏꯕꯣꯇꯣꯟꯒ ꯊꯦꯡꯅꯩ ꯏꯇꯥꯎ ꯏꯕꯣꯇꯣꯟ ꯅꯪꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ ꯑꯩꯈꯣꯏꯒ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯟꯕꯁꯨ ꯌꯥꯕꯅꯤ ꯑꯣ ꯑꯍꯜ ꯑꯃ ꯂꯩꯔꯤꯁꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯃꯥꯅꯅꯦ ꯂꯥꯏꯔꯝꯂꯦꯟꯗ ꯌꯧꯈ꯭ꯔꯒ ꯑꯣꯏꯅ ꯄꯨꯜꯂꯁꯤ ꯏꯇꯥꯎꯁꯥ ꯑꯗꯨꯗꯤ ꯈꯔ ꯊꯨꯅ ꯊꯥꯈꯤꯅꯕ ꯇꯧꯔꯁꯤꯍꯦ ꯂꯦꯝꯕ ꯅꯪꯁꯦ ꯋꯥꯀꯥ ꯌꯥꯝ ꯉꯥꯡꯉꯤ ꯍꯣꯏꯁꯦ ꯀꯩꯝ ꯍꯥꯏꯖꯔꯔꯣꯏ ꯃꯈꯣꯏ ꯑꯃꯨꯛ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯌꯨꯝꯗ ꯂꯥꯛꯏ
ꯅꯤꯡꯊꯧꯔꯦꯜꯅ ꯃꯌꯨꯝ ꯆꯪꯂꯛꯄꯗꯗꯤ ꯃꯌꯥꯝꯅ ꯌꯥ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯍꯜꯂꯛꯂꯦꯗꯅ? ꯍꯣꯏ ꯏꯃꯥ ꯈꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏꯁꯨ ꯂꯥꯛꯄꯤꯔꯝꯃꯦ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯂꯥꯛꯑꯝꯃꯤꯌꯦ꯫ ꯊꯕꯥꯅꯨꯒꯤ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕ ꯌꯦꯡꯗꯨꯅꯅꯦ ꯉꯥ ꯆꯥꯛ ꯈꯔꯁꯨ ꯂꯩꯔꯛꯄ꯫ ꯀꯩꯗꯧ ꯂꯩꯕꯤꯔꯤꯕꯅꯣ? ꯁꯤꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯂꯩꯔꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯆꯞ ꯃꯥꯟꯅꯩꯅꯦ ꯑꯗꯨꯒꯤꯗꯤ꯫ ꯑꯗꯣ ꯅꯪꯒꯤꯁꯨ ꯆꯥꯛ ꯁꯦꯝꯂꯛꯑꯒꯦ, ꯄꯨꯟꯅ ꯆꯥꯍꯧꯔꯁꯤꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯤ꯫ ꯂꯣꯏꯔꯕ ꯇꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯩ꯫ ꯅꯨꯃꯤꯠ ꯅꯦꯝꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯕꯣꯛ ꯃꯗꯣꯝꯆꯥꯗꯤ ꯍꯟꯈ꯭ꯔꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯕꯥꯅꯨꯒꯤ ꯃꯃꯥꯗꯤ ꯂꯩꯍꯧꯔꯤ꯫ ꯊꯥ 2-3 ꯃꯆꯥꯒꯤ ꯁꯦꯕꯥ ꯇꯧꯈꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯅꯤꯡꯊꯧꯔꯦꯜꯗꯤ ꯃꯅꯦꯝꯅ ꯌꯨꯝꯁꯤꯗ ꯂꯩꯔꯕ ꯃꯇꯝꯁꯤꯗꯒꯤ ꯃꯁꯥꯗꯨ ꯄꯨꯡꯀꯣꯝꯍꯦ ꯀꯣꯝꯖꯔꯤ꯫ ꯍꯥꯟꯅ ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯨ ꯃꯅꯦꯝꯅ ꯃꯍꯨꯠ ꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯅꯦꯝꯅ ꯆꯥꯛ ꯊꯣꯡꯂꯤ ꯐꯨꯡꯒꯥ ꯃꯅꯥꯛꯇꯨꯗ ꯇꯥꯕꯨꯅꯨ ꯃꯩ ꯍꯨꯒꯠꯇꯨꯅ ꯐꯝꯂꯤ꯫ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯗꯅ ꯅꯤꯡꯊꯧꯔꯦꯜꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯄꯥꯜꯗ ꯅꯨꯡꯁꯤꯠ ꯎꯔꯨ ꯁꯤꯠꯂꯤ꯫ ꯃꯔꯛꯁꯤꯗ ꯃꯤꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯥꯔꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯉꯁꯥꯏ ꯃꯈꯩ ꯇꯥꯔꯁꯨ ꯋꯥꯈꯜꯗ ꯆꯤꯡꯁꯤꯟꯗꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤ ꯃꯥꯂꯪꯄꯥꯜꯗ ꯇꯥꯎꯕꯒꯨꯝ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯈ꯭ꯔꯦ꯫ ꯊꯣꯡ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯗꯨ꯫ ꯍꯦ ꯇꯥꯏꯕꯪ ꯑꯄꯪꯕꯤ, ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤ ꯅꯍꯥꯛꯅ ꯎꯃꯪ ꯂꯥꯏꯕꯨ ꯁꯤꯡꯅꯗꯨꯅ ꯅꯈꯣꯡꯗꯨꯅ ꯂꯩꯃꯥꯡ ꯀꯥꯈ꯭ꯔꯔꯣꯏ ꯍꯥꯏꯕꯗꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯀꯤꯗꯕ꯭ꯔꯥ? ꯏꯃꯥ, ꯅꯈꯣꯏꯕꯨ ꯎꯁꯤꯠ ꯊꯧꯑꯣꯏꯗꯗꯨꯅ ꯍꯥꯏꯕ ꯅꯠꯆꯗꯦ꯫ ꯂꯩꯀꯥꯏꯁꯤꯗ ꯑꯩ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯁꯤꯡꯊꯥꯅꯗ꯭ꯔꯕ ꯃꯤꯌꯥꯝꯗ ꯁꯥꯎꯖꯕꯅꯤ꯫ ꯑꯣꯏꯗ ꯆꯤꯔꯣꯟ ꯇꯧꯒꯅꯨ, ꯋꯥꯉꯥꯡ ꯍꯩꯕꯒꯤ ꯅꯇꯧ ꯎꯠꯀꯅꯨ꯫ ꯅꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯥꯄꯜ ꯑꯗꯨ ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯎꯕ ꯉꯝꯕ ꯅꯕꯦꯝꯃꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯇꯤꯛ ꯏꯒꯨꯟ ꯈꯪꯉꯔꯣꯏꯗ꯭ꯔꯥ? ꯂꯌꯥꯝ ꯑꯩꯈꯣꯏꯗ ꯁꯤꯡꯅꯕꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡꯗꯤ ꯌꯦꯡꯉꯨꯗꯣ꯫ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯊꯥꯕꯨꯝ 3ꯒꯤ ꯃꯅꯨꯡꯗ ꯅꯨꯡꯁꯤꯕ ꯀꯥꯏꯅꯒꯅꯤꯗꯣ, ꯄꯥꯝꯃꯨꯕ ꯁꯦꯠꯅꯒꯅꯤ, ꯈꯥꯝꯕꯤ ꯃꯩꯍꯧꯒꯅꯤꯗꯣ꯫ ꯅꯠꯇꯦ ꯏꯃꯥ, ꯑꯗꯨꯃꯛꯇꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩ ꯑꯃꯅ ꯁꯣꯏꯔꯨꯕꯅ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯆꯥꯕꯨ ꯁꯣꯛꯍꯟꯕꯤꯒꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ꯫ ꯂꯪꯖꯔꯛꯄ ꯅꯔꯥꯜꯅꯤ, ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯁꯥꯒꯩꯒꯤ ꯏꯕꯨꯗꯤ ꯃꯨꯠꯍꯜꯂꯣꯏ, ꯑꯗꯨꯕꯨ ꯁꯥꯒꯩꯁꯤꯒꯤ ꯄꯤꯕꯥꯗꯤ ꯍꯤꯡꯕ ꯉꯝꯃꯣꯏ꯫ ꯂꯨꯈ꯭ꯔꯥꯕꯤ ꯌꯨꯝꯐꯝ ꯍꯥꯏꯅ ꯇꯥꯏꯕꯪꯅ ꯈꯪꯅꯍꯧꯔꯅꯤꯗꯣ꯫ ꯍꯌꯦꯡ ꯇꯥꯏꯕꯪꯒꯤ ꯌꯦꯠꯀꯤ ꯂꯝꯗꯥꯡ ꯑꯣꯏꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯑꯃ ꯂꯥꯛꯈꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯌꯦꯠꯅꯔꯝꯕ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯃꯕꯨꯛ ꯃꯔꯥ ꯇꯞꯄ ꯌꯨꯝꯐꯝ ꯑꯃ ꯑꯣꯏꯕ ꯉꯝꯃꯨꯀꯣ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯏꯇꯣꯝꯗ ꯊꯋꯥꯏ ꯊꯥꯖꯒꯅꯤ꯫ ꯑꯩꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯍꯝꯆꯠ ꯍꯝꯕꯣꯏꯅꯔꯕ ꯊꯋꯥꯏꯁꯤꯅ ꯃꯤꯔꯥ ꯂꯝꯕꯥ ꯑꯣꯏꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯕꯨ ꯍꯤꯡꯊꯠꯀꯅꯤ꯫ ꯎꯃꯪ ꯂꯥꯏ ꯅꯈꯣꯏꯕꯨ ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯁꯤꯡꯅꯒꯅꯤ꯫ ꯅꯈꯣꯏꯅ ꯀꯣꯟꯕ ꯂꯩꯀꯥꯏ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯃꯩꯁꯥ ꯂꯥꯡꯍꯟꯒꯅꯤ꯫ ꯐꯩ, ꯅꯪꯅ ꯉꯝꯕꯅ ꯀꯗꯥꯏ ꯐꯥꯎꯕ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯇꯥꯅꯤꯡꯊꯧꯔꯦꯜ, ꯇꯥꯕ꯭ꯔꯣ? ꯀꯩꯗꯧꯔꯦ? ꯀꯔꯤꯅꯣ ꯃꯄꯥꯜꯁꯤꯗ ꯃꯪꯉꯒ ꯂꯦꯞꯄꯤꯔꯝꯃꯤꯁꯤꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯀꯩꯗꯧꯔꯦ ꯃꯄꯥꯟ ꯊꯣꯛꯂꯛꯏꯗꯤ? ꯆꯥꯛ ꯂꯣꯏꯍꯧꯔꯤ, ꯆꯥꯛ ꯆꯥꯔꯁꯦꯅ ꯀꯧꯒꯦꯅ ꯀꯥꯗ ꯆꯪꯉꯨꯕꯗ ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯨꯗ ꯊꯤꯕ ꯊꯣꯛꯂꯛꯏꯅꯤ꯫ ꯑꯣ, ꯆꯪꯉꯨ ꯆꯥꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯉꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯅꯨꯅ ꯃꯥꯡ ꯊꯥꯔꯒ ꯆꯪꯉꯛꯏ꯫ ꯅꯤꯡꯊꯧꯔꯦꯜꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯃꯃꯤꯁꯤꯡꯗꯨ ꯂꯩꯔꯤꯕ꯭ꯔꯥꯅ ꯌꯦꯡꯊꯣꯛꯎꯕꯅꯤ, ꯎꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯈꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯃꯤꯟꯅꯔꯦ꯫ ꯂꯣꯏꯔꯕ ꯇꯨꯡꯗ ꯀꯣꯜꯂꯤꯛꯇꯨ ꯃꯃꯥ ꯃꯆꯥꯅ ꯐꯦꯡꯗꯣꯛꯏ꯫ ꯇꯕꯥꯅꯨꯅ ꯐꯃꯨꯡ ꯆꯪꯉꯛꯄꯗ ꯅꯤꯡꯊꯧꯔꯦꯜꯗꯨ ꯐꯃꯥꯡꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯝꯂꯒ ꯂꯥꯏꯔꯤꯛꯇꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯔꯦꯜ, ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ꯫ ꯇꯨꯝꯃꯗꯝꯅꯤ꯫ ꯑꯩ ꯁꯤꯒꯤ ꯃꯇꯦꯛ ꯁꯤꯝꯇꯪ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦꯀꯣ꯫ ꯑꯗꯣ ꯉꯁꯥꯏ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯛꯏ, ꯂꯣꯏꯅꯗꯤ ꯇꯥꯔꯛꯇ꯭ꯔꯤꯗ꯫ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯑꯗꯨꯝ ꯍꯜꯂꯛꯏ꯫ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯆꯠꯀꯗꯣꯏꯔꯣ? ꯆꯠꯇꯣꯏꯅꯤ꯫ ꯑꯌꯨꯛꯇꯣ ꯉꯁꯥꯏꯒꯤ ꯃꯇꯝꯗꯣ ꯑꯗꯨꯝ ꯆꯠꯂꯅꯤ꯫ ꯐꯔꯦꯅꯦ, ꯋꯥꯔꯤ ꯋꯥꯈꯣꯡꯗꯣ ꯈꯪꯉꯒ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕꯗꯣ ꯇꯧꯊꯣꯛꯑꯒ ꯂꯣꯏꯔꯦꯗ꯫ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯅ ꯐꯔꯦ꯫ ꯅꯪꯕꯨ ꯁꯤꯗ ꯂꯩꯕ ꯀꯤꯕ꯭ꯔꯅꯦ? ꯀꯤꯗꯦꯗ, ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯀꯤꯗꯣꯏꯕ? ꯅꯤꯡꯊꯧꯔꯦꯜ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯏ꯫
ꯃꯥꯗꯤ ꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯅꯤ ꯍꯥꯏꯒꯦ? ꯊꯥ 2-3 ꯂꯣꯝꯗꯤ ꯂꯩꯅꯤ ꯍꯥꯏꯌꯦ꯫ ꯍꯣꯏ, ꯐꯔꯦ ꯑꯗꯣ ꯅꯪ ꯄꯣꯊꯥꯅꯕ ꯇꯧꯔꯣ, ꯑꯩ ꯁꯤ ꯂꯣꯏꯁꯤꯜꯍꯧꯈꯤꯒꯦ꯫ ꯇꯕꯥꯅꯨꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯔꯦꯜꯁꯨ ꯉꯥꯏꯍꯥꯛ ꯄꯥꯔꯕ ꯇꯨꯡꯗ ꯃꯁꯥꯒ ꯋꯥꯕꯒ ꯎꯏꯊꯕ ꯍꯧꯔꯛꯏ꯫ ꯃꯇꯥꯡꯗꯨꯗ ꯇꯔꯪ ꯃꯔꯪ ꯑꯣꯏ ꯃꯃꯤꯠꯇ ꯎꯔꯛꯏ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯁꯤꯡꯅꯔꯕꯅꯤꯅ ꯐꯩ, ꯁꯪꯕꯥꯅꯕꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯁꯅꯨ꯫ ꯈꯣꯌꯨꯝꯂꯥꯏ ꯃꯍꯥꯛꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯤ ꯌꯥꯎꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯑꯩꯕꯨ ꯎꯁꯤꯠ ꯊꯧꯏꯗꯕ ꯑꯩꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯅ ꯃꯤꯔꯥꯂꯝꯕꯥ ꯑꯣꯟꯗꯨꯅ ꯀꯩꯗꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯛꯅ ꯌꯦꯡꯉꯨ, ꯈꯪꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯪꯕꯥꯅꯕꯤꯗꯨ ꯊꯧꯔꯤ ꯀꯣꯡꯒꯣꯏꯗꯨ ꯃꯉꯛꯇ ꯍꯨꯛꯆꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯦꯖꯦꯠꯅ ꯂꯥꯛꯁꯤꯟꯗꯨꯅ ꯃꯉꯛ ꯁꯝꯗꯨ ꯂꯦꯡꯕ ꯌꯥꯗ꯭ꯔꯕ ꯑꯃꯒꯨꯝ ꯊꯝꯈ꯭ꯔꯦ꯫ ꯈꯣꯡꯐꯝ ꯁꯦꯝꯗꯨꯅ ꯑꯋꯥꯡꯕ ꯑꯆꯧꯕ ꯍꯩꯕꯤ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯏ꯫ ꯎꯖꯥꯎꯗꯨꯗ ꯇꯣꯡꯂꯝꯕ ꯎꯆꯦꯛ ꯋꯥꯌꯥ ꯈꯨꯗꯤꯡ ꯆꯦꯛ ꯆꯦꯛ ꯍꯥꯏꯗꯨꯅ ꯄꯥꯏꯊꯣꯛꯅꯈꯤ꯫ ꯃꯇꯧꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯎꯔꯝꯕ ꯊꯣꯛꯂꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯅꯥꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ꯫ ꯅꯨꯃꯤꯠꯇꯨꯅ ꯂꯣꯏꯈ꯭ꯔꯦ ꯁꯪꯕꯥꯅꯕꯤꯒꯤ ꯋꯥꯔꯤ꯫ ꯑꯗꯨꯕꯨ ꯄꯦꯟꯈꯤꯗ꯭ꯔꯕ ꯊꯋꯥꯏ ꯃꯥꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯗꯤ ꯀꯔꯤꯕꯨ ꯑꯣꯏꯔꯛꯄ? ꯃꯈꯣꯏꯇ, ꯀꯔꯤꯅꯣ? ꯐꯃꯨꯡꯗ ꯀꯥꯈꯠꯄꯤꯔꯛꯑꯣ꯫ ꯃꯈꯥꯗ ꯎꯏꯔꯒ ꯂꯩꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯃꯤꯠ ꯐꯠ ꯁꯤꯡꯉꯤ ꯅꯤꯡꯊꯧꯔꯦꯜꯗꯨ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯉꯔꯥꯡꯒꯨꯝ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯉꯁꯤꯁꯨ ꯏꯕꯣꯇꯣꯟꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ꯫ ꯃꯥꯌꯣꯛꯅꯅ ꯏꯄꯨꯁꯨ ꯋꯥꯔꯤ ꯂꯤꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯉꯁꯤꯗꯤ ꯏꯕꯣꯇꯣꯟꯁꯨ ꯂꯩ, ꯃꯍꯥꯛꯁꯨ ꯅꯥꯀꯜꯒꯤ ꯎꯈꯣꯡ ꯇꯦꯟꯅ ꯉꯥꯗꯨꯅ ꯐꯝꯂꯤ꯫ ꯏꯁꯨꯁꯥ, ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯍꯪꯒꯣꯏ ꯇꯨꯀꯠꯆꯔꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯃꯔꯝꯆꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯠꯂꯕ ꯆꯥꯟꯗꯅꯤꯒꯤ ꯋꯥꯔꯤꯅꯤ꯫ ꯌꯨꯝꯗ ꯇꯨꯝꯅ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯇꯨꯡꯗ ꯃꯃꯥꯁꯨ ꯍꯞꯇꯥ ꯐꯥꯗꯅ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯂꯥꯛꯈꯤ ꯑꯆꯧꯕꯒꯤ ꯃꯐꯝꯗ꯫ ꯄꯥꯎꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯨꯝꯕꯪꯅꯔꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯕꯅ ꯊꯨꯅꯃꯛ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯌꯨꯝꯐꯝꯗꯨꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ꯫ ꯃꯍꯥꯛ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯃꯃꯥ ꯃꯄꯥ ꯃꯆꯜ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯃꯔꯛꯇ ꯌꯨꯝ ꯂꯩꯇꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ꯫ ꯏꯪꯈꯣꯜꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯄꯥꯈꯜ ꯑꯃ ꯁꯥꯗꯨꯅ ꯂꯩꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯔꯛꯁꯤꯗ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ, ꯂꯩꯀꯥꯏꯗ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯊꯤꯗꯨꯅ ꯇꯧꯕ ꯍꯧꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯛ ꯁꯨꯐꯝꯗ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯆꯧꯕ, ꯅꯪꯕꯨ ꯏꯪꯈꯣꯜꯗꯨꯗ ꯂꯩꯔꯤꯗꯨꯕꯨ ꯑꯈꯪ ꯑꯍꯩ ꯈꯔ ꯇꯥꯟꯅꯗꯨꯅ ꯂꯥꯏꯊꯣꯛ ꯇꯤꯟꯊꯧ ꯇꯧꯊꯣꯛꯄꯗꯤ ꯆꯨꯝꯒꯅꯤꯅ ꯅꯪ ꯈꯨꯔꯥꯅ ꯈꯜꯂꯤꯀꯣ? ꯈꯨꯔꯥ, ꯃꯇꯝꯅꯒ ꯁꯪꯗꯕꯅꯤ, ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯅ ꯌꯥꯅꯕ ꯂꯩꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯨꯝ ꯑꯃꯗꯤ ꯁꯥꯅꯕ ꯇꯧꯒꯦ, ꯑꯗꯨꯗ ꯌꯦꯡꯉꯒꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯤꯗꯤ ꯇꯧꯗꯦꯗ ꯈꯨꯔꯥ꯫ ꯑꯣ, ꯐꯩ, ꯇꯧꯕꯨ ꯇꯧꯗ꯭ꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯗꯣ ꯑꯩꯕꯨ ꯌꯦꯡꯗꯤ ꯌꯦꯡꯊꯣꯛꯎꯀꯣ, ꯅꯪ ꯈꯨꯔꯥꯅ ꯍꯥꯏꯔꯤꯁꯦ ꯀꯥꯎꯒꯅꯨ꯫ ꯍꯣꯏ ꯈꯨꯔꯥ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯂꯩꯀꯥꯏꯗꯨꯗ ꯆꯥꯟꯗꯅꯤ ꯍꯥꯏꯅ ꯃꯧ ꯍꯜꯂꯛꯄꯤ ꯑꯃ ꯂꯩꯕꯤꯗꯨ ꯑꯆꯧꯕꯗ ꯏꯔꯥꯡ ꯂꯥꯡ ꯊꯥꯛꯄ ꯍꯧꯏ꯫ ꯆꯥꯟꯗꯅꯤ ꯃꯧ ꯍꯜꯂꯛꯄꯤ ꯑꯣꯏꯔꯁꯨ ꯃꯍꯥꯛ ꯆꯍꯤ 14ꯗ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯆꯟꯅꯗ꯭ꯔꯗꯨꯅ ꯍꯜꯂꯛꯄꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯆꯍꯤ 17 ꯁꯨꯔꯦ꯫ ꯇꯥꯆꯧ, ꯊꯕꯛ ꯍꯜꯂꯛꯏꯔꯣ? ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯀꯔꯤ? ꯇꯥꯆꯧꯅ ꯊꯕꯛ ꯋꯥꯅ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯒ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯒꯦ꯫ ꯌꯥꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯆꯧꯗꯨ ꯊꯨꯅ ꯆꯠꯈꯤ꯫ ꯇꯁꯦꯡꯅ ꯑꯆꯧꯗꯤ ꯆꯥꯟꯗꯅꯤꯕꯨ ꯍꯩꯅꯗꯦ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯏꯊꯛ ꯏꯔꯥꯡꯗꯨ ꯎꯕꯗ ꯃꯁꯥꯗ ꯍꯪꯒꯣꯏꯕ ꯐꯥꯎꯏ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯃꯛ ꯍꯩꯅꯗꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯗꯤ ꯃꯧ ꯍꯜꯂꯛꯄꯤꯅꯤ꯫ ꯃꯍꯥꯛꯀ ꯇꯣꯏꯅ ꯂꯣꯏꯅꯕ ꯎꯔꯒ ꯀꯧꯅ ꯉꯥꯡꯅꯔꯒ ꯃꯍꯥꯛꯄꯨꯁꯨ ꯂꯩꯀꯥꯏꯅ ꯐꯅ ꯉꯥꯡꯅꯔꯣꯏ ꯈꯜꯂꯤ꯫ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯀꯣꯏꯅ ꯆꯠꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯁꯣꯝꯗꯅ ꯆꯥꯟꯗꯅꯤꯗꯤ ꯃꯁꯥꯅ ꯇꯁꯦꯡꯅ ꯏꯊꯛ ꯏꯔꯥꯡ ꯄꯥꯝꯖꯩ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯦꯡꯅꯕ ꯅꯨꯄꯥ ꯈꯨꯗꯤꯡ ꯏꯔꯥꯡ ꯇꯧꯏ꯫ ꯂꯩꯀꯥꯏꯅ ꯐꯅ ꯉꯥꯡꯅꯗꯦ, ꯀꯣꯏꯕꯤꯅꯕ ꯌꯥꯝꯕ, ꯂꯧꯕꯤꯅꯕ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯇꯤꯛ ꯆꯥꯕ, ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕ ꯑꯃꯍꯦꯛꯇ ꯐꯥꯔꯒ ꯂꯩꯒꯦ ꯈꯜꯂꯝꯕꯅꯤ꯫ ꯁꯨꯝ ꯋꯥꯈꯜ ꯇꯧꯔꯛꯄꯗ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯑꯆꯧꯕꯗ ꯇꯥꯈꯤꯕꯅꯤ꯫ ꯑꯆꯧꯕꯗꯤ ꯁꯨꯕ ꯅꯣꯝꯕꯁꯨ ꯀꯜꯂꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯍꯥꯛꯅ ꯈꯪꯏ꯫ ꯍꯥꯏ, ꯀꯔꯥꯏ ꯆꯠꯂꯨꯌꯦ? ꯂꯝꯒꯤ ꯁꯥ ꯁꯥꯗꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇꯨꯗ ꯂꯩꯔꯤꯅꯤꯅꯦꯅ꯫ ꯀꯔꯤꯅꯣ ꯏꯃꯥ? ꯅꯌꯥ ꯅꯨꯄꯥ ꯑꯐꯕ ꯊꯤꯕ ꯆꯠꯂꯨꯏꯅꯦ꯫ ꯀꯔꯤ?
Nangna thiriba nupase kayam yame ha Ketukiya nangdi nachanupi amatang poi naya nupana chama hainarabani ne laikai ha nahak thakta imai si thangatuna chatpa ngamdre karamba numit thadanu nangna gyan tarakadisibo as akhoi ma si ma ba asida haini ba taning demta hojikti ne aido mit yamaroi ama khaktada ne lepagadaba ama khaktadu mapu oiradaba kariya onthongna laibak thidorida nangna mitakhiba nupadu dia akhoi ma sidiba ai ma phaba haibase imagi so phaba yawduini hai taning de langanu ima aina haise amta tabiyo atai kana sunate ba aina hairiba mise mana bo aigi damak lepiraba aina hana tawramba phattaba thabak sing loina kauthoga achumma lambi da chacharage ba adamna machana tapthana hairakpaduda Ketuki wakhal nge ha khalli mahak sa machana pina siguma punsi mahingde hingbasi nungai bani nate ahan bagi yumbal na kai khrabada mama magi thamoi dasu haifam khangdaba chaina phauri bani kanano imada sing na hayune atai kana sunate ba ta chaudune is nang magi wari khangdribro ha nangbu yumpham duda leiba ngamgadori braba ima ingkhol dugide arai bani ta chauno bu yarakladi maga yumpan minaraba ai amuk hana aranba lambi da chatlaroi imana yana bamta sinbiyo ba mayu makai sulai tabaduda mayu makai dudine yani ba madi hona bakan banina adum chahi amani sina sagini mido yam phayeba aduna aina na thoaning dadana tawrini ado manabu kari hairige aina kauba ngangbase ihai haina dabagum thai duna chatli phare phare ima amakta hairaga yenge hoi ima Matangi numitni Ketuki wakhal muna khallaba tungda macha sitabo wakhal tarakladi haiduna machagi aning mathungalagi khankhri angamba upai sijanaduna nungthilgi matamni makute hinjang na pipik thana yawraba khaw ama paiduna achobagi yumda lai achobasu thabak halakpagi chak chaduna leirami choba asoba leibro Taye, kanaro, adum changbiro emungda. Karai nune nangbo, haima, saksari branang dia. Asi hairaga imungi akoibagi phibam ko yengi. Ketuki thamoi da penjaba haibadu oire, pakhan macha aduda nupana tabagum, onthongna haina singna leikri, pochai pumna mafam chana thammi. Ine, aduda leiriba mora aduda phambiramu. Ai amta mapalda khutsi hamukhige. Hoi ibungo. Mabukta khalli his simadi iya oidaba yadre ichanupina haiba chumi simadi nathok halaroi angambu paisijanaduna mahakbu iya oirage ine kaitana sige kaisu thoidokpa laiteda iyana pakhan sida tarak leibadu nungaitradana inena sum koithurakpani nangi cheng sakati lairibro sese lausilu imana kainu hinjang na pisu purakpani as Kaidawe suk yam basi pura ino yaman kre ai khoi nui leikai sida leimina bani arai leita chamina dradi karamne himina ne yengoi ini khoi da sukari sukoi ganu nachal dupi du sunong phadok mating pangba tharake Ketuki mama machagi ngarang dagi tawrokliba mawung duda hainadri adubu thina ngangbadi yade hoi mai haide momon tamak noi wari watai ngihak tawraba tungda Ketuki hankre Nong maso achobana thabang halakpada sandanidu achobagi mafimarun suduna lerami adu ubada thuna changsinduna kainu sandani tawri ma tawsibo aina lakanu hairaga karigi aigi firol surino kainu ta achoba thabang mating pangbasibu yam kairabro sandania ai thina ngangsu ngangningde amu haibada bab tanasi leikai sigi mina ukraga ai bulana lokhini thuna chalo aya aina ngasaidagi magi asuk yamna hotnabiraga onsilaga ingonda oina ngangi aigidamang wabiyo haidi ai thokpadum tawragi nang halo asumna hek hairakpaduda chandani masu makhatana leiba ngamdraduna mayumda hankre mahangna suramba firon singdu achobana chamthoi aduga balangkhokta phauduna thamlami loiraba tungda imung changlakpada hena ngakpa phawi imungda wai sit nana taithoi aduga chak ising phajana thiraga kuptuna thamlamle
ꯃꯇꯧꯗꯨꯗ ꯐꯅ ꯍꯩꯅꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯋꯥꯔꯨꯔꯕꯅꯤꯅ ꯆꯥꯛꯇꯨ ꯂꯧꯊꯣꯛꯇꯨꯅ ꯆꯥꯊꯣꯛꯏ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯊꯕꯛ ꯆꯠꯄ ꯊꯣꯛꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯑꯆꯧꯕ, ꯉꯁꯤꯗꯤ ꯏꯁꯨꯛ ꯁꯨꯛꯊꯩꯗ? ꯇꯥꯕꯤꯕ, ꯅꯅꯥꯎꯁꯤ ꯌꯥꯝ ꯍꯩꯅꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯤꯅꯤ꯫ ꯀꯔꯤꯅꯣ? ꯅꯌꯥꯝꯕ ꯈꯣꯏꯗ ꯍꯥꯏꯌꯨꯅꯦ꯫ ꯀꯩ ꯍꯥꯏꯗꯣꯏꯅꯣ, ꯍꯥꯏꯗꯣꯛꯄꯁꯨ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯃꯤꯅ ꯇꯥꯔ ꯎꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈꯤꯒꯗ꯭ꯔꯥꯅꯁꯨ ꯈꯜꯂꯤ꯫ ꯅꯌꯥꯝꯕꯗ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ, ꯑꯐ ꯐꯠꯇ ꯇꯥꯟꯅꯔ ꯂꯣꯏꯔꯦ, ꯀꯩꯗꯧꯔꯒꯦ? ꯄꯤꯕꯥꯗ ꯑꯆꯧꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯤ, ꯉꯁꯤ ꯉꯔꯥꯡꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯡ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯏꯁ, ꯑꯗꯨꯗꯤ ꯄꯨꯔꯥ ꯐꯔꯛꯅꯤꯌꯦ, ꯌꯥꯝ ꯉꯝꯃꯅꯤ ꯆꯟꯗꯅꯤ ꯍꯥꯏꯕ ꯑꯉꯥꯡꯁꯤ꯫ ꯑꯗꯨꯅꯤ, ꯑꯩꯁꯨ ꯇꯁꯦꯡꯅ ꯍꯩꯅꯗ꯭ꯔꯤ, ꯍꯥꯟꯅꯅ ꯈꯔ ꯐꯩ, ꯌꯨꯝꯗꯒ ꯍꯦꯛꯇ ꯆꯪꯉꯛꯄꯁꯤꯗꯤ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯏꯕꯣ, ꯁꯤꯗꯤ ꯑꯔꯨꯕ ꯋꯥ ꯑꯃ ꯑꯣꯏꯔꯦꯍꯦ, ꯏꯀꯥꯏꯕꯁꯨ ꯌꯥꯝꯅ ꯈꯪꯗꯕꯅꯦ ꯑꯗꯨꯒꯤ ꯑꯉꯥꯡꯗꯣ꯫ ꯆꯦꯛꯁꯤꯜꯂꯨ, ꯌꯥꯔꯤꯃꯈꯩ ꯍꯩꯅ ꯁꯤꯡꯅ ꯈꯣꯡ ꯊꯥꯡꯉꯨ, ꯀꯩꯁꯨ ꯅꯠꯇꯕꯗ ꯏꯍꯦ ꯍꯥꯏꯅꯅꯤ꯫ ꯑꯩ ꯇꯁꯦꯡꯅ ꯃꯊꯥ ꯁꯥꯔꯦ ꯇꯥꯕꯤꯕ, ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯑꯩꯒꯤ ꯀꯅꯥ ꯂꯩꯇꯦꯗꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯌꯥꯝ ꯃꯥꯜꯂꯤ ꯃꯈꯣꯏꯒꯤ ꯃꯇꯧꯁꯦ꯫ ꯍꯥꯏꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯇꯁꯦꯡꯅ ꯃꯤ ꯑꯃꯅ ꯇꯧꯒꯦꯅ ꯅꯤꯡꯈ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯕ ꯅꯠꯇꯦ꯫ ꯉꯁꯤꯗꯤ ꯑꯆꯧꯕꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦ, ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯍꯜꯂꯛꯄꯅꯤ꯫ ꯆꯥꯟꯗꯅꯤꯗꯨ ꯏꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯝꯂꯤꯕꯗꯨꯗ ꯃꯤ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯑꯆꯧꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯅꯥꯅꯣꯗ ꯂꯩꯗꯨꯕꯣ? ꯑꯩꯅꯦ꯫ ꯆꯥꯟꯗꯅꯤ, ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯌꯨꯝꯁꯤꯗꯒꯤ ꯍꯜꯂꯔꯣꯏ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯏꯆꯜꯃꯛꯅꯦꯅ ꯈꯜꯂꯤꯅꯤ, ꯅꯪ ꯑꯗꯨ ꯌꯥꯝꯅ ꯉꯝꯕ꯭ꯔꯣ? ꯇꯥ ꯑꯆꯧ, ꯑꯩꯕꯨ ꯑꯝꯇ ꯂꯧꯁꯟꯕꯤꯌꯨ, ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯥ ꯑꯆꯧꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯦꯟꯖꯔꯒꯦ꯫ ꯅꯨꯄꯤꯅꯕꯨ ꯑꯗꯨꯛ ꯏꯀꯥꯏ ꯈꯪꯗꯕ, ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯃꯣꯏ꯫ ꯑꯩꯗꯤ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯈ꯭ꯔꯦ ꯇꯥ ꯑꯆꯧ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗ ꯅꯨꯄꯤ ꯈꯔ ꯋꯥ ꯂꯥꯡꯅꯔꯛꯏ꯫ ꯀꯦꯇꯨꯀꯤ ꯏꯃꯨꯡꯗ ꯐꯠ ꯆꯪꯂꯛꯏ꯫ ꯍꯥꯏ, ꯅꯣꯏꯕꯨ ꯃꯩ ꯂꯥꯡꯀꯥꯁꯦ ꯊꯥꯡꯒꯠꯂꯨꯅꯦ, ꯏꯃꯨꯡꯁꯦ ꯄꯨꯡꯃꯝꯃꯝꯃꯦ, ꯃꯤꯁꯨ ꯌꯥꯎꯔꯛꯏ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯤ꯫ ꯑꯣꯍꯣ ꯃꯌꯥꯝ, ꯏꯆꯥꯅꯨꯄꯤꯗꯣ ꯁꯤꯗ ꯂꯩꯔꯝꯃꯦ, ꯑꯆꯧꯗ ꯆꯦꯟꯕ ꯑꯣꯏꯔꯝꯃꯦꯍꯦ꯫ ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯗꯅ, ꯃꯇꯝꯒ ꯐꯠꯇꯕꯁꯤꯗ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯜꯂꯁꯦ꯫ ꯑꯁꯨꯝꯅ ꯑꯃꯁꯨ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯃꯆꯤꯜ ꯍꯥꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯑꯆꯧꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯅꯨꯄꯤ ꯃꯥꯅ ꯑꯗꯨꯝꯅ ꯍꯜꯂꯔꯣꯏ ꯍꯥꯏꯔꯕꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯁꯈꯤ ꯑꯣꯏꯈ꯭ꯔꯦ, ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯨꯕ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯣꯟꯈ꯭ꯔꯦ꯫ ꯑꯍꯤꯡꯗꯨꯃ ꯃꯤꯠ ꯀꯛꯂꯥ ꯑꯃ ꯐꯥꯎꯕ ꯎꯏꯁꯤꯟꯈꯤꯗ꯭ꯔꯦ, ꯃꯊꯥꯅ ꯌꯣꯝꯂꯕ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯐꯨꯝꯕꯪꯅꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯆꯪꯂꯛꯏ꯫ ꯍꯥꯏ ꯑꯆꯧꯕ, ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦꯍꯦ ꯅꯪꯕꯣ? ꯑꯆꯧꯕ ꯊꯣꯛꯂꯛꯇꯨꯅ ꯑꯍꯜꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ꯫ ꯅꯨꯄꯤ ꯃꯥꯒꯤ ꯃꯥ ꯌꯦꯡꯗꯨꯅ ꯑꯁꯦꯡꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯤ, ꯑꯗꯨꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯐꯔꯦ, ꯅꯁꯥꯅꯕꯨ ꯌꯥꯅꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯃꯥꯁꯨ ꯃꯃꯥꯡꯒꯤ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔ ꯈꯣꯡꯊꯥꯡ ꯁꯣꯏꯔꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯅꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯇꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯣꯀꯣ꯫ ꯄꯥꯎ ꯍꯟꯕꯗꯤ ꯀꯅꯥ ꯆꯠꯄ ꯇꯥꯔꯤꯕ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ, ꯀꯅꯥꯅꯣ ꯏꯄꯜ ꯈꯣꯏꯅ ꯁꯤꯟꯕꯤꯔꯣ꯫ ꯐꯔꯦ, ꯑꯩꯅ ꯐꯅꯕ ꯌꯦꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯄꯥꯎ ꯍꯟꯗꯣꯛꯄ ꯆꯠꯂꯨꯔꯦ꯫ ꯍꯜꯂꯛꯂꯒ ꯑꯍꯜꯁꯤꯡꯅ ꯄꯥꯎ ꯇꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯁꯤ ꯁꯤꯅꯤꯁꯦ, ꯅꯪꯒꯤꯁꯨ ꯍꯧꯖꯤꯛ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯍꯥꯏꯕꯁꯤꯕꯨ ꯁꯦꯜꯗꯣ ꯌꯥꯝ ꯆꯪꯒꯅꯤ, ꯌꯨꯝ ꯀꯩꯁꯨ ꯁꯥꯕ ꯅꯠꯇ꯭ꯔꯤ, ꯅꯨꯄꯤ ꯃꯥꯁꯨ ꯃꯃꯥꯡꯗ ꯂꯨꯍꯣꯡꯂꯨꯔꯦ, ꯑꯗꯨꯅ ꯉꯁꯤꯁꯤ ꯍꯦꯛꯇ ꯁꯦꯜ ꯏꯆꯪ ꯆꯪꯗꯕꯤ, ꯃꯤꯒ ꯌꯥꯝꯅ ꯌꯥꯎꯗꯕꯤ, ꯃꯃꯤꯡ ꯈꯛꯇꯒꯤ ꯑꯣꯏꯅ ꯂꯥꯏꯒꯤ ꯊꯧꯔꯝꯗꯨꯃ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯁꯤꯅꯦ꯫ ꯅꯪꯅ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤꯕ? ꯇꯁꯦꯡꯅ ꯑꯆꯧꯕꯗꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯤ, ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯀꯔꯤꯅꯣ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯜꯗꯒꯤ ꯍꯥꯏꯔꯛꯏ, ꯏꯄꯜ ꯈꯣꯏꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ꯫ ꯅꯨꯃꯤꯠꯁꯤꯗ ꯑꯆꯧꯕ ꯑꯃꯗꯤ ꯆꯥꯟꯗꯅꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯀꯩꯅꯥ ꯀꯠꯇꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯆꯥꯟꯗꯅꯤꯁꯨ ꯃꯊꯃꯣꯏꯗ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯃꯊꯟꯇ ꯈꯟꯖꯈꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯔꯕꯅꯤꯅ ꯑꯩ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒꯦ꯫ ꯉꯁꯤꯗꯒꯤ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯕꯤ ꯌꯨꯝꯒꯤ ꯑꯐꯕꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯆꯥꯟꯗꯅꯤꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯕꯗꯤ ꯊꯃꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯕꯁꯨ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕ ꯃꯌꯤꯅꯤ, ꯀꯧꯕꯗꯤ ꯀꯅꯥꯅ ꯉꯝꯒꯅꯤ? ꯃꯈꯣꯏ ꯊꯕꯛ ꯍꯟꯕꯤꯔꯛꯂꯦꯗꯅ? ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄꯤꯔꯛꯑꯣ, ꯑꯩ ꯆꯥꯛ ꯊꯥꯡꯗꯣꯛꯆꯔꯝꯃꯒꯦ꯫
ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯆꯧꯕꯅ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯇꯨꯅ ꯆꯥꯛ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯍꯨꯃꯥꯏ ꯍꯨꯝꯃꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯧ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯏ꯫ ꯏꯪꯈꯣꯜ ꯁꯝꯕꯜ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯗꯨꯅ ꯏꯪꯈꯣꯜ ꯀꯣꯏꯕ ꯍꯧꯏ꯫ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯑꯆꯧꯕꯗꯨ ꯆꯥꯟꯗꯅꯤꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏꯇ ꯋꯥ ꯑꯝꯇ ꯀꯔꯤꯅꯣ ꯍꯥꯏꯌꯨꯅꯦ꯫ ꯁꯦꯜꯕꯨꯗꯤ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯅꯣꯡꯁꯤꯡ ꯂꯦꯞꯂꯤꯉꯩꯁꯤꯗ ꯌꯨꯝꯁꯤꯃꯇꯪ ꯂꯩꯕ ꯌꯥꯕ ꯃꯑꯣꯡꯗ ꯁꯦꯝꯍꯧꯔꯁꯤꯔꯣ? ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯇꯥꯗꯅ ꯁꯦꯜ ꯀꯌꯥꯝ ꯂꯩꯔꯤꯕ? ꯑꯩꯅ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕꯒꯤ ꯁꯦꯜꯗꯣ ꯁꯦꯟꯐꯨꯗ ꯍꯥꯞꯆꯤꯟꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯦꯟꯐꯨꯗꯨꯁꯨ ꯊꯜꯂꯦ꯫ ꯑꯗꯨꯅ ꯀꯣꯟꯅꯗ꯭ꯔꯕꯁꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯁꯅꯥꯁꯤꯔꯥ ꯂꯤꯛꯂꯥ ꯑꯃ ꯀꯥꯏꯊꯣꯛꯑꯒ ꯁꯥꯅꯕ ꯇꯧꯁꯤ꯫ ꯌꯦꯡꯉꯣ ꯅꯨꯄꯤ, ꯑꯩꯒꯤꯁꯨ ꯃꯔꯨꯞ ꯑꯃ ꯐꯪꯒꯗꯕ ꯂꯩ꯫ ꯁꯤꯃꯇꯪꯒ ꯆꯥꯟꯅꯕ꯭ꯔꯥꯗꯣ ꯌꯦꯡꯂꯁꯤ, ꯑꯗꯨꯒ ꯀꯩꯀꯩꯅೋ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯟꯗꯛꯀꯤ ꯍꯤꯌꯥꯡꯒꯩ ꯄꯣꯏꯅꯨ ꯑꯁꯤꯗꯒꯤ ꯁꯥꯕ ꯍꯧꯔꯁꯤ ꯍꯥꯏꯅ ꯋꯥ ꯇꯥꯅꯩ꯫ ꯌꯨꯝ ꯁꯥꯕ ꯃꯤꯈꯩꯁꯨ ꯎꯅꯔꯤ꯫ ꯆꯥꯎꯔꯥꯛꯄ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯕꯗ ꯆꯪꯒꯗꯕ ꯁꯦꯜ ꯄꯥꯊꯣꯛꯅꯔꯤ꯫ ꯃꯄꯣꯠ ꯃꯆꯩꯁꯨ ꯂꯧꯕ ꯍꯧꯔꯤ꯫ ꯃꯔꯛꯁꯤꯗ ꯆꯥꯟꯗꯅꯤꯁꯨ ꯊꯥ ꯂꯦꯞꯄꯛꯏ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯀꯥꯏ ꯂꯩꯒꯦ? ꯏꯃꯥ, ꯁꯣꯝꯗ ꯆꯥꯛꯈꯨꯝꯗ ꯆꯪꯕꯤꯔꯛꯑꯣ꯫ ꯀꯩꯗꯧꯔꯤꯕ? ꯆꯥꯛ ꯊꯣꯡꯂꯤꯕ꯭ꯔꯣ? ꯍꯣꯏ, ꯉꯁꯤꯁꯦ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯆꯥꯛ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯇꯥ ꯊꯕꯛ ꯍꯜꯂꯛꯂꯅꯤꯗꯅ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯅꯤ꯫ ꯃꯥꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯅꯦ? ꯑꯩꯁꯦ ꯅꯈꯣꯏ ꯑꯅꯤꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯔꯨꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯀꯔꯤ ꯋꯥꯅꯣ ꯏꯃꯥ? ꯃꯈꯣꯏ ꯇꯥꯕꯨꯗꯤ ꯍꯜꯂꯛꯑꯅꯤ, ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯑꯆꯧꯕ ꯊꯕꯛ ꯍꯜꯂꯛꯏ꯫ ꯆꯥꯛꯈꯨꯝꯗ ꯃꯅꯦꯝ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯏꯃꯥ, ꯂꯥꯛꯄꯤꯔꯝꯃꯤ꯫ ꯍꯣꯏꯅꯦ, ꯑꯩꯁꯦ ꯅꯈꯣꯏꯒ ꯋꯥꯔꯤ ꯑꯝꯇ ꯇꯥꯟꯅꯁꯤꯔꯥꯅ꯫ ꯀꯩ ꯃꯇꯥꯡꯒꯤꯅꯣ? ꯁꯨꯝꯗꯧꯕꯅꯤ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯈꯪ ꯑꯍꯩꯅ ꯁꯨꯝ ꯍꯥꯏꯕꯗ ꯊꯥ ꯂꯦꯞꯄꯒ ꯑꯅꯤꯁꯦ ꯄꯨꯟꯅ ꯇꯧꯕꯗꯤ ꯐꯠꯇꯦ ꯍꯥꯏꯅꯦ꯫ ꯏꯃꯥ, ꯑꯗꯨꯒꯤꯕꯨ ꯊꯥ ꯂꯦꯞꯄꯁꯨ ꯑꯐꯕꯅꯤ, ꯌꯨꯝ ꯁꯥꯕꯁꯨ ꯑꯐꯕꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛꯁꯦ ꯆꯩ ꯀꯥꯕ ꯑꯐꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯏꯅꯤ꯫ ꯍꯥꯏ, ꯌꯨꯝ ꯁꯥꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯂꯨꯕꯅꯤ꯫ ꯁꯥꯒꯩ ꯑꯃꯗꯅꯦ ꯆꯍꯤ ꯑꯃꯇꯪꯗ ꯖꯇ꯭ꯔꯥ 2 ꯍꯨꯟꯕ ꯐꯥꯎꯕ ꯇꯧꯍꯩꯗꯦꯅ ꯍꯨꯟꯅꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯛ ꯍꯛꯅꯁꯨ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯀꯅꯨ ꯏꯕꯨꯡꯉꯣ꯫ ꯑꯆꯧꯕ ꯇꯞꯅ, ꯐꯠꯇꯦ ꯍꯥꯏꯔꯕꯅꯤꯅ ꯑꯃ ꯇꯣꯛꯄ ꯇꯥꯔꯦꯗꯅ꯫ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯈꯣꯏ ꯇꯥ? ꯂꯩꯁꯜꯂꯨꯔꯤꯕ ꯃꯀꯨꯞ ꯃꯇꯥ ꯃꯌꯥꯝꯁꯤꯒ ꯑꯔꯩꯕ ꯃꯤ ꯑꯃꯗ ꯂꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯈꯣꯏꯗꯗꯤ ꯀꯌꯥ ꯌꯥꯝꯈ꯭ꯔꯕ ꯁꯦꯜꯅꯣ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯄꯨꯗꯤ ꯐꯔꯤ, ꯃꯊꯪ ꯅꯣꯡꯖꯨ ꯊꯥ ꯌꯧꯔꯛꯄꯗꯗꯤ ꯑꯩꯁꯨ ꯃꯥꯏ ꯃꯤꯠ ꯄꯥꯡꯕ ꯃꯇꯝ ꯑꯣꯏꯔꯛꯑꯅꯤ꯫ ꯏꯃꯥ ꯏꯆꯥꯅ ꯀꯔꯝꯅ ꯂꯩꯗꯣꯏꯅꯣ? ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯅꯨꯄꯤ, ꯑꯗꯨꯕꯨ ꯐꯠꯇꯦ ꯍꯥꯏꯔꯕꯅꯤꯅ ꯀꯝꯗꯧꯁꯤꯒꯦ? ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗꯨ ꯖꯇ꯭ꯔꯥ ꯍꯨꯟꯗꯕꯤꯗ ꯁꯥꯔꯁꯤ ꯍꯥꯏꯅꯔꯤ꯫ ꯃꯇꯥꯡ ꯃꯇꯝꯅ ꯑꯣꯏꯈ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯁꯤ ꯑꯆꯨꯝꯕꯗꯤ ꯅꯠꯇꯦ꯫ ꯌꯨꯝꯗꯨ ꯖꯇ꯭ꯔꯥ ꯍꯨꯟꯗ꯭ꯔꯕꯅꯤꯅ ꯀꯥꯁꯨ ꯌꯥꯗ꯭ꯔꯤ꯫ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯌꯨꯝꯁꯥꯔꯣꯟꯁꯤꯗ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤ ꯇꯁꯦꯡꯅ ꯑꯆꯨꯝꯕꯗꯤ ꯅꯠꯇꯦ꯫ ꯀꯅꯥꯗꯁꯨ ꯇꯥꯟꯅꯈꯤꯗ꯭ꯔꯤ, ꯀꯅꯥꯗꯁꯨ ꯍꯪꯈꯤꯗ꯭ꯔꯤ꯫ ꯌꯨꯝ ꯁꯥꯕ ꯁꯤꯟꯃꯤꯁꯤꯡꯗꯨꯅꯗꯤ ꯇꯣꯏꯅ ꯍꯥꯏꯖꯩ, ꯅꯈꯣꯏꯅ ꯇꯧꯔꯤꯁꯤ ꯆꯨꯝꯗꯤ ꯆꯨꯝꯗꯦ, ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯑꯁꯨꯛ ꯀꯨꯏꯅ ꯃꯤꯒꯤ ꯌꯨꯝ ꯁꯥꯕ ꯆꯠꯂꯛꯄꯁꯤ ꯅꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯇꯁꯦꯡꯅ ꯃꯇꯝꯈꯔ ꯂꯩꯅꯕ ꯑꯣꯏꯅ ꯁꯥꯕꯁꯨ nate haidana yamna kanna haikibani. As yani da tadakoi chahi amani leraga akhang hai tanaba haibaduni hawzikidi pangna sanaba leiba taridana. Adubu noi thuna di yingthoko asumna hawzikti achobagi yumdu tek tek tawduna saba loisilakadawri selsu makoina changni khalambadudagi hena changkhri tawbagi di lairam tilam yengde haijaba khaktani yumdu aduki matik cheksinna sai bungo yumsu saba loirakadawri khusumal khara namisi masimta luithoknaba tawsini hoi tada nanaw honajaraki I simatanga tada koina kopiramu ibungo aikhoigi maraktadi I kupa haibadi yaudini tada nanaw se sel se othongna li aduna loirakpasidi yana yanaba ichil naw yengthok yengsin tawrasi aisu mating pangjagi angang singsina yum thakaw haiba matta yadabasida oi farese ichil naw na ne hekta honaba haibaduni asamna yum saba makuptuga hainari mathangi numitani ayuki kari kari no acha thakra jasilaga yum saba makok ahal aduga I kupnaba thaurang tawri ahal do yum thakakri makhadagi achobana I hungatli ayuk anganbadagi tawrakpa thabakni hawjikti numit chap yungli yumthakta leiriba ahal du masado aroibida wari machet ama khakta ngairi siloisalaga chak ising charasi haiduna angam tanduna hotnabani
Humangna amuk tayba masada punglubli, koktagi tarakpa humangna, mamit mitpanda chentharapaduda, mittu masing marang uri. Adubu amuk hektaithoktuna makhatana thabak tawi. O tada, sigi ima pulsina loire ko. As, aidi chakpu thongna lam he ibo. Hoi, nananu pida chak ising sem sana ba hairukige. Hoi, kumtharakpaga chaba yana ba haikro ko. Aidi pukka se tatkadorobani. Ima puldo hungalamlaga achaubudu magi nupigi manakta chak semo haiba chatkirami. Imung dalay ringai yamna kanna ima haina khanglaw larakpa khonjel du tabada imung dalay ramba misingdu chenthuraktuna yengi. Kanasu kemta tawba ude achaubudu yumthakta phat yengkhatlui. Ahal du layba udabadagi ipapa khada chensinduna imungda yengi. Jatra hundrabasu yumsi saba loiraba matungda Lairing thogi mapa oigi khanjaba mafam aduda longthoktuna yungiba usuktuna mabukta phauring lengduna ina punga ngangduna leiramle matawdu ubada chandani di leimaida longna haithaki asawudu tawpam khangda leikai gi mi tana bu koi kau kauduna mi khomi awuba mi singa machinda soli karino mataw sidia haunade sidi afaba oiroibu hai adugi matam natre Chandani si masasulumi amukta gyan lakna ba ising thabiyu ne. Asumna mi khara chensinaduna Chandani bu wakhal tana ba hotnei. Khara amana changsinduna siraba ahal do lauthokna ba hotnei. Thokliba thodoktu asaudi karino haiba gyan tasilaktri masado apuna ba mapuri mayamna koisin chinduna hotnaribadu mahakti masi amada phamduna lei. Asumna asiba masagi mathau mangam pangthokpa loikre leikai gi mina chibon ngangnei. Asigi inkhol asi purat kainumani mi lauribasi yamna yame haina susonei hoine hana oikhre phare adubu nahan asibaduna yunglamba usuktubu karigino lining thong mapa oina bani hairaga mapa du usuk yungi dubu karinu ba hoine aduni lining thong mapa dabu uchuk yungi kari yumbal ke balno wakhal ta jadi da moi gisi ho adubu dine moi gi yum saba khaina mathau ta bagi yum bani haiye Yumdo saba loiraga usuktu lauthoki khanba jani makhoisu adu phana oirasune na pu mai ta dida phana su asoiba nangi hauji pawba tingkong naikong thidoktiba sina su loiba khamba nairoi ko moigi thodokse sumduini che nangi wafamdo amuktaiba laikai gi miwa ngangna bi makhaidi handaki matang sinungai ba haibadu oire sa borayon phampot phamdi potsit onthokna phakri laikhidraba haladugi macha singna hojikti achauba senpham ama hairakli Makoigi thabak subada laikhidabani mapana tanduna chabani mapa laitrabanina hojikti makoigi lepchaba ngamnaba selpiyu hekta hairare awabagi mathangda awaba ama achaubudu siningba haiba matangdu yaure karino magi punsisi masada hangjari adubu Chandani na themjinduna achaubu wakhal phathabi tasengna Chandani achaubu yamna nungsijai makoita asumna nungsu unjangnaraga leibase Ai tasingna nungaijadi aingoda thoiba mayam se kaino ai tasingna wakhal tadre hoise mioi boine hinglabadi thingaba taredana kari no upai yenglasi hajipu kari upai no ipamgi lawing kholdo yonthoklasi imana su upai leitradi asumna tawrasi hairami makhoi tanadi kari khanbiriba aibu kari hayu haibano ai hak thak ahal singna thamlamba inkholdo yolaga as ai ngamoidamado Nangna thokanbro masibo aduga ibani se amatani karige adumna aigi migi khairibano matungda de adumna haibiganu ko Chandani na matam chana wakhal phathabibadagi asaubadu matungda di ngauna phaina chat Chandani gi mapamgi inkholdo yolaga migi selju singkhri hojikti mamasu makhoiga pona leminari yumsu saba loisinduna changle jatrawun banatabani yum changbagi laigi thoramsu tawkhidri Chandani so hojikti tha taret haire mahangna tha hik lepkhibadagi thoklakliba thodok singsina masadu chaning tabo haibadu oidri hojikti matha saba thabak su leitre tha yam silaklabanina mamani imungi thabak inkhang hotnari achaubusu thabak chatpa hauri ima Chandani bu karom lekhige kada lehodrabane ai sida lei makhoita sese kari no khara leirakpani nangi chana ba haidana hairasu yawbani sel tingnaba leiraktrasu yaradubu ai di kawu kawini he
ꯃꯈꯥ ꯊꯪꯕꯒꯤ ꯄꯨꯈ꯭ꯔꯤ ꯏꯁꯤꯠꯂꯦ ꯍꯥꯏꯕꯅꯤ ꯉꯥꯃꯨ ꯈꯤꯇ ꯂꯧꯒꯦꯅ ꯑꯩꯅ ꯁꯤꯡꯉꯝꯕꯅꯤ ꯑꯩ ꯑꯝꯇ ꯂꯧꯁꯤꯜꯍꯧꯔꯨꯈꯤꯒꯦ ꯑꯩꯅꯁꯨ ꯁꯤꯗ ꯈꯔꯗꯤ ꯂꯩꯔꯛꯑꯦ ꯏꯃꯥ ꯍꯣꯏ ꯍꯣꯔꯦꯟꯅꯦ ꯄꯨꯟꯅ ꯍꯦꯛ ꯌꯥꯏꯊꯣꯛꯑꯒ ꯂꯣꯏꯔꯦ ꯅꯨꯡꯗꯥꯡꯗ ꯑꯩ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯦꯇꯨ ꯀꯤꯆꯦꯟ ꯆꯠꯈꯤ ꯀꯌꯥꯝ ꯂꯩꯔꯛꯏꯅꯣ ꯁꯦꯜ ꯐꯅꯌꯥꯝ ꯂꯣꯏꯔꯝꯃꯅꯤ ꯇꯧꯔꯤꯁꯦ ꯑꯍꯥꯎꯕ ꯑꯃꯠꯇꯁꯨ ꯄꯤꯖꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯅ ꯏꯆꯥꯁꯦ ꯏꯃꯤꯠꯇ ꯑꯍꯥꯟꯕ ꯎꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝꯁꯨ ꯐꯪꯈꯤꯗ꯭ꯔꯦ ꯁꯦꯜꯗꯤ ꯇꯥꯜꯂꯒ ꯐꯪꯉꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯗꯣꯏꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯃꯤꯟꯅꯩ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯉꯁꯤꯗꯤ ꯆꯥꯟꯗꯅꯤ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯃꯥꯌꯣꯛꯅꯕꯤ ꯑꯃꯥꯏꯕꯤꯅ ꯑꯉꯥꯡ ꯎꯅꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯃꯄꯥꯜꯗ ꯍꯨꯃꯥꯡ ꯀꯥꯗꯨꯅ ꯄꯥꯈꯠꯅ ꯂꯩꯔꯝꯕ ꯑꯆꯧꯕꯗꯨ ꯏꯃꯨꯡꯗ ꯑꯉꯥꯡ ꯀꯞꯄ ꯃꯈꯣꯜ ꯇꯥꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯊꯣꯡ ꯍꯥꯡꯗꯣꯔꯛꯇꯨꯅ ꯑꯉꯧꯕ ꯅꯤꯡꯊꯥꯅ ꯌꯣꯝꯂꯒ ꯑꯉꯥꯡ ꯑꯃ ꯑꯃꯥꯏꯕꯤꯅ ꯄꯨꯊꯣꯔꯛꯏ ꯁꯦ ꯑꯆꯧ ꯂꯧꯔꯨꯁꯤ ꯅꯆꯥꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃ ꯐꯪꯉꯤ ꯌꯦꯡꯖꯔꯨ ꯂꯥꯛꯑꯣ ꯑꯆꯧ ꯅꯣꯛꯐꯦꯠ ꯇꯧꯏ ꯇꯐꯤꯡ ꯆꯪꯁꯤꯟꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯈꯨꯠꯇꯒꯤ ꯑꯉꯥꯡꯗꯨ ꯂꯧꯏ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯤ ꯋꯥꯈꯜ ꯐꯠ ꯂꯥꯛꯇꯨꯅ ꯑꯃꯥꯏꯕꯤꯗꯨꯗ ꯍꯪꯉꯤ ꯏꯃꯥ ꯃꯥꯏꯕꯤ ꯃꯃꯥꯗꯤ ꯀꯩꯁꯨ ꯊꯤꯗꯣꯛꯄ ꯇꯧꯗꯕ꯭ꯔꯥ ꯇꯧꯗꯦ ꯄꯥꯈꯠꯂꯨꯔꯅꯨ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯁꯥꯔꯝꯕ ꯀꯣꯛꯇꯨ ꯄꯨꯛꯅꯤꯡ ꯏꯪꯊꯈꯤ ꯏꯆꯥ ꯊꯣꯏꯕꯧ ꯏꯆꯥ ꯁꯅꯥ ꯀꯩ ꯍꯥꯏꯒꯦ ꯃꯈꯣꯏꯇꯥ ꯑꯉꯥꯡ ꯇꯨꯝꯂꯤꯌꯦ ꯑꯣ ꯏꯁꯥꯗꯨ ꯇꯨꯝꯈ꯭ꯔꯕ꯭ꯔꯣ ꯐꯔꯦ ꯑꯩꯅꯗꯤ ꯃꯥꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯂꯤꯕ ꯃꯐꯤ ꯃꯔꯣꯟꯁꯨ ꯌꯥꯎꯕꯅꯤ ꯌꯦꯡꯉꯨꯅꯦꯍꯦ ꯅꯪꯕꯣ ꯁꯤꯕꯨ ꯏꯆꯥꯗ ꯄꯛꯆꯒꯗ꯭ꯔꯣ ꯀꯔꯥꯏꯅꯣ ꯑꯩ ꯌꯦꯡꯒꯦꯁꯦ ꯁꯦ ꯈꯥꯎ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯦ ꯂꯧꯊꯣꯛꯑꯒ ꯌꯦꯡꯉꯣ ꯆꯥꯟꯗꯅꯤ ꯈꯥꯎꯗꯨꯗ ꯌꯥꯎꯔꯤꯕ ꯃꯆꯥꯒꯤ ꯃꯐꯤ ꯃꯔꯣꯟ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯏꯁ ꯃꯈꯣꯏ ꯃꯄꯥꯗꯤ ꯏꯆꯥꯒꯤ ꯃꯐꯤ ꯃꯔꯣꯟ ꯂꯩꯕꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯏꯆꯥꯗ ꯄꯛꯆꯔꯅꯤꯕ ꯁꯤꯕꯨ ꯄꯛꯆꯔꯗ꯭ꯔꯅꯦ ꯃꯃꯥ ꯌꯥꯝ ꯄꯛꯆꯔꯅꯤꯌꯦ ꯉꯁꯤ ꯈꯨꯠꯁꯨꯃꯟ ꯐꯪꯂꯛꯄꯗꯨꯗꯅꯦ ꯑꯩꯅ ꯏꯆꯥꯒꯤꯁꯨ ꯀꯔꯤꯅꯣ ꯂꯩꯔꯛꯄꯅꯤ ꯁꯤꯁꯦ ꯉꯥꯁꯤꯁꯨꯅꯦ ꯍꯣꯔꯦꯟ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯔꯁꯤ ꯏꯁ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯁꯤꯗꯤ ꯈꯔ ꯑꯃꯅ ꯌꯥꯏꯊꯣꯛꯑꯒꯦ ꯇꯧꯔꯣ ꯅꯪꯅ ꯐꯒꯗꯕꯗꯣ ꯍꯣꯏ ꯃꯈꯣꯏꯇꯥ ꯏꯁꯥ ꯁꯦꯡꯗꯣꯛꯄꯤꯔꯨꯔꯣ ꯑꯩꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯑꯗꯣ ꯑꯉꯥꯡꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯃꯤꯗꯨꯕు ꯍꯧꯗꯣꯛꯄꯤꯔꯨꯔꯣꯗꯅ ꯆꯥꯟꯗꯅꯤꯁꯨ ꯏꯃꯨꯡ ꯆꯪꯗꯨꯅ ꯃꯆꯥꯕꯨ ꯍꯧꯗꯣꯛꯄꯤꯔꯦ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯍꯦꯟꯕꯁꯨ ꯆꯍꯤ 5 ꯍꯥꯏꯔꯛꯂꯦ ꯆꯥꯟꯗꯅꯤꯒꯤ ꯃꯃꯥꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥ ꯌꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯇ ꯂꯩꯕꯅꯤ ꯌꯥꯆꯪꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯠ ꯂꯣꯏꯁꯤꯟꯗꯨꯅ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯄ ꯂꯣꯏꯔꯒ ꯃꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯏ ꯃꯄꯥ ꯃꯆꯥꯅ ꯐꯨꯡꯒꯥꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯐꯝꯂꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯏꯆꯥ ꯊꯣꯏꯕꯒꯤꯅꯦ ꯄꯥꯕꯅ ꯏꯆꯥ ꯆꯥꯅꯕꯅꯤꯗꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯉꯁꯥꯏ ꯂꯩꯔꯛꯏ ꯑꯗꯨ ꯊꯣꯡꯗꯣꯏꯕ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯍꯥꯎꯅꯤꯕꯨ ꯃꯃꯥ ꯏꯆꯥ ꯁꯅꯥꯁꯦ ꯍꯣꯔꯦꯟ ꯃꯣꯔꯣꯛ ꯁꯥꯅꯤꯀꯣ ꯃꯣꯔꯣꯛ ꯌꯥꯝ ꯊꯥꯛꯀꯅꯨ ꯄꯥꯕ ꯑꯩꯗꯤ ꯃꯣꯔꯣꯛ ꯆꯥꯕ ꯉꯝꯃꯤꯉꯣ ꯏꯆꯥꯗꯤ ꯌꯥꯝꯅ ꯀꯜꯂꯖꯥꯠꯅꯤꯅꯦ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯔꯥꯎ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯤ ꯂꯣꯏꯔꯕ ꯇꯨꯡꯗ ꯑꯆꯧꯕꯗꯤ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯆꯪꯈ꯭ꯔꯦ ꯆꯥꯟꯗꯅꯤꯅ ꯀꯣꯜꯂꯤꯛ ꯐꯦꯡꯂꯤ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯥ ꯊꯣꯏꯍꯦꯟꯕꯁꯨ ꯃꯃꯥꯅ ꯊꯕꯛ ꯇꯧꯕꯗꯨ ꯁꯪꯕꯤꯔꯤ ꯏꯆꯥ ꯊꯣꯏꯕ ꯅꯪꯕꯨ ꯇꯨꯝꯅꯤꯡꯂꯕ꯭ꯔꯣ ꯑꯁ ꯑꯩꯗꯤ ꯇꯨꯝꯅꯤꯡꯗꯦꯗ ꯃꯃꯥ ꯅꯪꯕꯨ ꯍꯣꯔꯦꯟ ꯑꯩꯅ ꯉꯥ ꯌꯥꯏꯕ ꯂꯣꯏꯕ ꯐꯥꯎꯕ ꯁꯪꯕꯤꯕ ꯉꯝꯒꯗ꯭ꯔꯅꯦ ꯉꯝꯅꯤꯅ ꯑꯩꯗꯤ ꯉꯁꯥꯏ ꯁꯥꯟꯅꯕ ꯍꯜꯂꯛꯑꯒ ꯇꯨꯝꯃꯤꯗꯨꯗꯤ ꯍꯣꯏꯅꯦ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯉꯁꯥꯏ ꯏꯆꯥꯅ ꯇꯨꯝꯂꯤꯉꯩꯗ ꯅꯪ ꯄꯥꯕꯅꯅꯦ ꯏꯆꯥꯒꯤ ꯑꯆꯥꯄꯣꯠꯁꯨ ꯃꯌꯥꯝ ꯂꯩꯔꯛꯏ ꯑꯗꯨꯒ ꯐꯤꯔꯣꯜ ꯐꯖꯕꯁꯨ ꯂꯩꯔꯛꯏꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯦꯡꯍꯟꯗꯕ ꯅꯪꯗꯤ ꯇꯨꯝꯃꯒ ꯂꯩꯔꯤꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨꯔꯅꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯌꯦꯡꯉꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯄꯥꯕꯅ ꯑꯩꯒꯤ ꯂꯩꯔꯛꯄꯗꯣ ꯌꯥꯝꯅ ꯐꯖꯕ꯭ꯔꯥ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯑꯗꯣ ꯁꯤꯁꯨ ꯂꯣꯏꯔꯦ ꯏꯃꯨꯡꯗ ꯆꯪꯉꯒꯅꯦ ꯉꯥ ꯑꯃꯨꯛ ꯌꯥꯏꯔꯨꯔꯁꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯏꯃꯨꯡ ꯆꯪꯗꯨꯅ ꯉꯥ ꯌꯥꯏꯃꯤꯟꯅꯔꯤ ꯐꯨꯡꯒꯥ ꯂꯥꯏꯔꯨꯗ ꯊꯣꯏꯍꯦꯟꯕꯁꯨ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯋꯥꯈꯜ ꯌꯥꯝ ꯇꯥꯏ ꯍꯥꯏꯅꯕ ꯇꯥꯅꯕꯗ ꯑꯍꯜ ꯑꯃꯒꯨꯝ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯃꯥꯅ ꯊꯕꯛ ꯇꯧꯔꯒ ꯃꯍꯥꯛꯅ ꯁꯪꯉꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯑꯆꯧꯕꯗꯨ ꯊꯕꯛ ꯆꯠꯈ꯭ꯔꯤ
Ngarang mapana lerakpa pochaidu puthoktuna mama macha yengminei mafi maron setuna acha chada yenglingayda Sandanidu kok khangau ngaurai. Oning saning tawrakpaduda machada hairai. Chathoiba, mama isa nungaitre. Nang ngayhak sanaruro ngandan jilaw ko. Mama ngayhak pamungda hiplamge. Hoy ima, adudi ay tuomba khoida akoy mayam sanabado. Ngasidi akoyda sanarura sina hairurage ko. Akoy mayam na ima sangbiduini. Aduk masa nungaitrabadu machagi wado tabada wakal khangchaw sawthokpagum nofit tawduna. Hoy, namanabasingda hairuro. Ngasidi akoyda sanarasi ima masa ngamawde hairo ko. Thohenbadu hoy haiduna chenkre aduga ngayhakki matung mamanabasingdu puduna lai aduga sumanga pakpaduda makoy masen yaya langduna sanaminay. Sandanisu pamung changduna hippi mapalda angangsingna langbadu mahakaya hainabadi uidabani. Adubu mathanta yumdong poksida tumina michik miraw kholtadaba makai laigadabagi saruk asina dum phare haina muksu khandoi. Nungsa nemtharakpa matamni mapuroibadu thabak halakli. Sumangda ngang mayam sanarambadu achau ubada hairai. Khura achau, idom sado masangam dena aikhoy mayam na sangbiba laiba. As, noidi maram yam mokpa jani na dudia. Maram mokpagi khura na imungdagi ngamok puthorake ko ngairamo. Paba, ngamok leirakpro. Leirei. Achau du imung changduna Chandanigi anaba hangli. Angang khainana sangam de hai. Kari oina ngamdrino nangbo. Ngasay aina thabak chatlamdaida kaisu tawhogdadaine. Ay kaino machingnay. Makoy ta halakpa ngairamini. Amay bimta kaubiyo. Pauno ngayba tagadaba maleba. Asingbro mama nang nahaisibo. Asawbado haraw kiduna angangsingda chapot yeli. Loiraga amay bi kauduna yenghalli. Singnarambado chumli. Hausing makoygi anisuba macha phanggadawri. Mama mapa animak harawbana loiri. Mama mapagi matawdu uraga thoyenbana hena harawi maram karigino haibadi khangzadi. Matam khara haujinkre haujikti Chandanisu tha ani ahum hairi. Hana chaba thakpa yaramdabadu haujikti khara yari. Mama, nangsu nasa kaisu tawdrabanina aisune thabak subado khara chatlasirana khalli. Chatpana pharanida. Hanagi araiba silsu hantaki tha ahumlom thabak chatrabanina loisilakadawri. Nangna nasa hengamdrabasune marang marakta lepaga loire. Kaisu tawroida Eigi budi icha thoyenba leirisidi. Asumna haidaraduna asawbado muk thabak chatpa hawi. Sandanisu thoina masadu kaishumta tawkhidri. Aduna angamba inkol sambalsu semjili pochaisu thazili. Yumgi thaba inkhang imungi kupnomsing achawbana loina tawrambani matam kharadi. Haujikti mahausagum amuk Sandanina tawri. Ngasi sunungdangi chak toklaga mamana kon phengbadu machana sangbiri. Ima, tu! Kaidawragi Chathoiba? Tu, haujikido uhawdro. Karino mi mamadi uhawdi. Nangi khudombi na thilidudi kaisu laitena. Haujikta amubama haikha pambiromda changsetkrido mamana uhawdro. Nungdang sidane nangi mitna pakmudu uboiramgani. Nati ima, ay asengbagi uhawe. Hoeba, wapal makha oibagine thabal mangalda nangna kari no oina ushanboiramgani. Nati ima, ay phajana uhawemni mi manba magi mami chatle haiba. Hoise. Sangase imungda konphengbasu loire. Sandanidi masana uhawbasu nattabana machagi wafamda thoina khalludi. Angang oibagi mamita maseng marang uboiramgani khalli. Adubu thoyenbadi thamoina yaningdrabagum imung changasu ngasaygi mapaduda cheptha-chepthaduna adumak yengi. Nong maninigi matungdani Sandani ingkhol kanna suri. Ngasidi nong sumangli omchangnabagum kaigum haifam khangde. Khanawdu ikang kangi haiduna ising kita thakke haiduna imungda ising kanba changlai. Matamdo mapuroibasu yumda laite machanupasu sanaba chatki. Mahangna ising khuzaidu paiduna tholakpada Mangoldagi mami ama chatkibagum haifet uki. Babnara khanduna khara hena changsinduna yengi kanasu leiramdi. Kaino zikidubo horanbaga changazala. Thawaise onthokna nungaikidreda. Mirane. Mi maksumandi mami oi kaioi. Nahan machanupana mami ama haikha makongda changsin ki haibadu sumgadawribra haina amuksu khalli.
ꯇꯧꯔꯤꯕ ꯎꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯈꯟꯅ ꯃꯈꯥ ꯇꯥꯅ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ꯫ ꯅꯨꯡꯗꯥꯡ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄꯗꯁꯨ ꯋꯥꯐꯝꯗꯨ ꯇꯝꯈꯤꯗ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ꯫ ꯑꯆꯧꯗꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯝꯕꯜ ꯁꯌꯥ ꯂꯣꯏꯁꯤꯜꯂꯤ, ꯁꯤꯠ ꯅꯥꯜꯂꯤ꯫ ꯂꯣꯏꯔꯒ ꯆꯥꯟꯗꯅꯤꯅ ꯊꯣꯡꯕ ꯆꯥꯛꯇꯨ ꯆꯥꯔꯒ ꯃꯍꯥꯛ ꯊꯕꯛ ꯆꯠꯄꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏꯇꯥ, ꯉꯁꯤꯗꯤ ꯊꯕꯛꯇꯣ ꯆꯠꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯀꯣ ꯑꯩꯗꯤ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣ? ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦꯗ꯫ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ? ꯑꯩ ꯉꯟꯅ ꯍꯜꯂꯛꯀꯅꯤꯌꯦ꯫ ꯑꯗꯨꯒꯤ ꯅꯠꯇꯦ, ꯃꯪꯍꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯌꯦ꯫ ꯌꯨꯝꯗꯒꯤ ꯅꯈꯣꯏꯅ ꯆꯠꯊꯣꯛꯄꯗꯣ ꯑꯩ ꯄꯨꯛꯅꯤꯡ ꯂꯨꯝꯗꯦ꯫ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯁꯤꯁꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯗꯨꯝ ꯆꯣꯡꯗꯨꯅ ꯂꯩ꯫ ꯍꯦꯔꯥ, ꯑꯗꯨꯒꯤꯕꯨ ꯈꯟꯖꯤꯜꯂꯨꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯅꯃꯥ ꯅꯆꯥꯗ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯑꯩꯒꯤꯗꯤ ꯅꯃꯥ ꯅꯆꯥꯅ ꯂꯣꯏꯔꯤ꯫ ꯁꯤꯔꯁꯨ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯁꯤꯒꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯍꯥꯏꯍꯩꯗꯤꯌꯦ꯫ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ? ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯑꯩꯁꯨꯅꯦ ꯆꯤꯟꯗ ꯊꯣꯛꯂꯛꯄ ꯋꯥꯗꯣ ꯁꯨꯝ ꯍꯥꯏꯈꯤꯕꯅꯤ꯫ ꯊꯦꯡꯈ꯭ꯔꯅꯤ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ꯫ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨꯀꯣ꯫ ꯍꯣꯏꯗ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯁꯨꯝꯅ ꯑꯆꯧꯕꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯃꯤꯟꯅꯔꯤ꯫ ꯏꯆꯥꯊꯣꯏꯕ, ꯉꯁꯤꯗꯤ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯅꯨꯀꯣ, ꯏꯃꯥꯒ ꯂꯩꯔꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯊꯣꯏꯍꯦꯟꯕꯁꯨ ꯉꯁꯤꯗꯤ ꯁꯥꯟꯅꯕ ꯆꯠꯍꯟꯗ꯭ꯔꯦ, ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯍꯜꯂꯝꯃꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯃꯥ ꯃꯆꯥꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯄꯨꯔꯣꯏꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯊꯣꯡꯒꯥꯜꯗ ꯆꯦꯞꯊ ꯌꯦꯡꯖꯩ꯫ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯆꯧꯕꯗꯨ ꯃꯈꯨꯠꯇ ꯈꯥꯎꯖꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯕꯥꯕꯥ, ꯁꯤꯗꯤ ꯀꯩꯅꯣ? ꯆꯥꯎꯋꯦꯍꯦ! ꯏꯆꯥꯒꯤ ꯉꯥꯛꯇꯅꯤ꯫ ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥ, ꯑꯗꯨꯛ ꯆꯥꯎꯕ ꯈꯥꯎꯗꯨꯕꯨ ꯀꯔꯤꯅꯣ? ꯍꯣ, ꯈꯨꯠꯁꯨꯃꯟꯗꯣ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯑꯔꯩꯕ ꯂꯣꯏꯅ ꯂꯧꯊꯣꯔꯛꯑꯕꯅꯤ꯫ ꯑꯗꯨꯒꯅꯦ, ꯅꯃꯥ ꯅꯆꯥꯒꯤ ꯄꯣꯠꯆꯩ ꯂꯣꯏꯅ ꯂꯩꯊꯣꯔꯛꯏꯕ꯫ ꯃꯄꯨꯔꯣꯏꯕꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠꯆꯩꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯃꯆꯥꯒꯤ ꯃꯐꯤ ꯃꯔꯣꯟꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯏꯁ, ꯃꯈꯣꯏ ꯃꯄꯥꯗꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯂꯥꯛꯀꯗꯧꯔꯤꯕ ꯏꯆꯥꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯔꯝꯅ ꯈꯪꯉꯤꯕ? ꯈꯪꯉꯤꯗ, ꯏꯆꯥꯊꯣꯏꯕ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥꯊꯣꯏꯕꯤ ꯂꯥꯛꯑꯗꯣꯏꯕ꯫ ꯏꯃꯥ, ꯁꯤꯁꯦ ꯑꯩꯉꯣꯟꯗ ꯄꯛꯆꯕ꯭ꯔꯣ? ꯄꯛꯆꯩ, ꯏꯆꯥꯗꯗꯤꯅꯦ ꯄꯪꯄꯛꯇ ꯄꯛꯄꯅꯤ꯫ ꯅꯪ ꯄꯥꯕꯁꯦ ꯏꯆꯥꯒꯤ ꯃꯐꯤ ꯃꯔꯣꯟ ꯂꯩꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯂꯩꯔꯛꯂꯤꯕ ꯄꯣꯠꯆꯩꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯌꯦꯡꯉꯤ꯫ ꯉꯁꯤꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯗꯅ ꯌꯦꯡꯖꯩ ꯑꯆꯧꯕꯗꯨ ꯃꯕꯨꯛꯅꯤꯡ ꯄꯦꯜꯂꯦ꯫ ꯑꯁꯨꯛ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯁꯤ ꯅꯨꯡꯁꯤ ꯍꯩꯇꯕ ꯏꯁꯣꯔ ꯃꯥꯅ ꯃꯥꯡꯍꯜꯂꯒꯦ ꯈꯟꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯆꯥꯛ ꯇꯣꯛꯂꯒ ꯑꯆꯧꯕ ꯇꯨꯝꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯃꯃꯥ ꯃꯆꯥꯁꯨ ꯇꯨꯝꯕ ꯆꯪꯂꯛꯏ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯟꯗꯅꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤ ꯃꯤꯀꯞ ꯎꯔꯨꯝ ꯊꯣꯛꯂꯛꯏ꯫ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯕꯗ ꯃꯄꯨꯔꯣꯏꯕꯒꯤ ꯐꯃꯨꯡꯗꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯆꯦꯟꯁꯤꯟꯗꯨꯅ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯝꯗꯣ ꯈꯔ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯆꯪꯂꯨꯕꯗꯗꯤ ꯃꯄꯨꯔꯣꯏꯕꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯉꯥꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯃꯈꯨꯠꯇꯨ ꯃꯊꯕꯥꯛꯇ ꯑꯅꯤꯃꯛ ꯊꯝꯂꯝꯃꯤ꯫ ꯃꯈꯣꯡꯁꯨ ꯀꯥꯔꯟ ꯆꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯅ ꯆꯥꯟꯗꯅꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯖꯩ꯫ ꯃꯆꯥꯅꯨꯄꯥꯁꯨ ꯃꯃꯥꯒꯤ ꯃꯤꯀꯞꯇꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕ ꯃꯥꯜꯂꯤ, ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯉꯥꯡ ꯅꯠꯇꯕꯒꯨꯝ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧꯗꯨ ꯃꯥꯁꯨ ꯀꯞꯄꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯇꯥꯔꯗꯨꯅ ꯆꯪꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯅꯨꯡꯉꯥꯏꯇꯦ ꯁꯣꯟꯅꯩ ꯑꯔꯥꯛꯄ ꯃꯤ ꯈꯨꯗꯤꯡꯅ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯅꯤꯅ ꯑꯁꯤꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯄꯥꯡꯊꯣꯛꯂꯁꯤ ꯋꯥꯔꯦꯞꯅꯔꯦ꯫ ꯃꯔꯛꯁꯤꯗ ꯆꯥꯟꯗꯅꯤꯗꯤ ꯀꯞꯄꯅ ꯃꯁꯔꯨꯛ ꯑꯣꯏꯔꯤ꯫ ꯑꯍꯤꯡꯗꯨꯃ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯁꯪꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯆꯧꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯠꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤ ꯆꯥꯟꯗꯅꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯔꯤ ꯍꯧꯖꯤꯛꯇꯤ꯫ ꯃꯆꯥꯒꯤ ꯈꯜꯂꯒ ꯍꯤꯡꯕ ꯇꯥꯕꯅꯤ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯂꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯝꯕꯒꯨꯝ ꯑꯅꯤꯁꯨꯕ ꯃꯆꯥꯗꯨ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯤ꯫ ꯉꯧꯔꯣꯛ ꯉꯧꯏ, ꯊꯣꯠꯅ ꯅꯤꯡꯊꯤꯖꯩ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯟꯗꯣꯟꯁꯤꯡꯅ ꯀꯕꯣꯛꯂꯩ ꯍꯥꯏꯅ ꯀꯧꯏ꯫ ꯃꯆꯥꯅꯨꯄꯥ ꯊꯣꯏꯍꯦꯟꯕꯁꯨ ꯍꯧꯖꯤꯛꯇꯤ ꯆꯍꯤ 8 ꯁꯨꯔꯦ꯫ ꯑꯉꯥꯡ ꯑꯣꯏꯅ ꯃꯃꯥꯒꯤ ꯑꯋꯥꯕ ꯈꯪꯕꯅꯤ ꯃꯍꯥꯛꯁꯨ, ꯑꯗꯨꯅ ꯏꯃꯨꯡ ꯄꯨꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯕꯣꯛꯂꯩꯁꯨ ꯆꯍꯤ ꯐꯥꯔꯛꯂꯦ, ꯆꯠꯄ ꯂꯦꯞꯄ ꯀꯥꯐꯩ ꯍꯩꯔꯛꯏ꯫ ꯆꯥꯟꯗꯅꯤꯗꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯕ ꯌꯥꯗꯕꯅ ꯊꯕꯛ ꯆꯠꯂꯒꯦ ꯈꯜꯂꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯇꯥꯟꯁꯤꯟꯖꯔꯝꯕ ꯁꯦꯜ ꯊꯨꯝ ꯍꯧꯖꯤꯛꯇꯤ ꯆꯍꯤ 1-2 ꯆꯪꯂꯛꯂꯕꯅꯤꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯏꯆꯥꯊꯣꯏꯕ, ꯅꯪꯕꯨ ꯅꯆꯟꯅꯨꯄꯤꯒ ꯌꯨꯝꯗ ꯂꯩꯃꯤꯟꯅꯍꯧꯕ ꯌꯥꯒꯗ꯭ꯔꯣ? ꯏꯃꯥꯗꯤ ꯀꯗꯥꯏꯗ ꯆꯠꯇꯣꯏꯕ? ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯈꯜꯂꯤ꯫
Napana thambiramba sel thum loina loisilakle. O aibudi ichanga leiminaba ngamganida. Imana ne chak lising loisilaga thamlamgi nachanupibu cha khara khara inbiyuko. Loiraga nangsu chathoo. Koli kate phengonuda ima halaklaga phenge. Adubudi aina tawba hainida ima. Akhoi paba laitabadagi ima nangsi yamna ware ko. Nang pabado yam patte. Mana ima isabu nungsidraduna thadoktuna satki. Ima nang kapabro. Kapte. Ima kapte. Sadabadi yadabana Sandanidu macha pikpa chelabasu upai leite nung laingoi pikpa chatli. Ha, nung sana marola masabane Sandania nangbu wadramni. Wadradi kaino daise adubu sudradi isa singdo sara hengadawribani. Summine dusu ado nangbu sahi kya suragene onthokna naurida nangi sahi matangsida kena nauna leijagadabasida kanadadi tainaruni se asuk thiba iraibak sibu karino ingkhalakpa matamda lengau thengau yum palure laibak thiduna halakpi oire maraibak iraibak tinaduna ani suba yum panminare hausikti mahaksu isorna losin bikre aigi laibak se aphabani haibadi kaidawnungda yaroide ise nate dubu nangbu sahi kya suragine Sandania sahi budi naurida ise kuntaru kuntaret subada ngairiye aduni yengbada yamna nauna uriba nasakne na tawne bema cheksilu yengsinba yambani ko taibang panse aikoina thabak suriba mapuse mamit khara ngaubani mau naha uba yadabani ko khongthang haina thango hoi ise aisu khalini aina lakpa numita mahakna yengkhiba miyengdo aduni phanakanna sunomi adubu laitaba sum hinjilai miyoibana leimelaktrabasu angamba upai thirae haibagum Sandani su wakhal mawon khalli amuksu khanba yaba khallaba tungda mathanta warep sei ai isagi damak hingkhini marak sida thabakki mapu sajaugi hainadaba mityeng naye mahakpu khudum channaba thakliba lang khangdaba nate Sandani su ichi indon mayam ngasi khusuman yenba numini ko thabak loiraga aigi kada changbiro hoi handakti ibungo se khusumal chang naina pida sajau karisu haida nokfit tawi makok tamak nomlam laga changki sajau karisu haida nokfit tamak toram laga changki matamda thabak loiraga khusumal lawba mari changlai marak sida sajauna thamba naha ama tholaktuna Sandani kauthoktuna wari sari nahadugi wadu taraba matungda masagi mapol machai puduna mayumda hankhre kaino Sandani sibu saukrabro khusumal gamta lawkhidreni he kai hairi janu nahasina khangdeni he as kayam kuina bulot bayania phagi bisai gi sur nong mata sungange haina balaibani aibo haijau hairadi singnei ko mawong se thaina Sandani se maram chat chumba nupi madi oiraktabani hoine atubudi nangna haidu summi ado mahak macha singi diam khanjabani ko masagi danateda adubudi mapuroi babusu yam nungsijabani ho lu tongna saba miyoibane khangjadre khoi Sandani yum yaurakle macha ani gi ngamuk amamam piramduna mahak imung sangkhre thuna tholaktuna iru maitha jathoi loiraga mapuroi bagi phura makhongda changduna maira langi ngasidi awa nungai kuina paudamjai kapayaba kappi mahangna asoiba khongthang ama thanggadawre warobinu tattana haijai loiraga imung sangduna kuina kirudraba mamai mamitu ngasidi mafam chana kebirabadudadi mangalama thorai mathanta sakeng mingselduda yengjai asuk phajabra aise aibu lukrabine haiduna karam sauraba nupa singsina yengliba mityeng aduga hausikna aina thanggadawriba khongthang marak asida icha ani pumnamak makhoi anigidamak aina sadong yongadawribani masagi nungaitaba pumnamak phajinduna thabai khang sasat loisili mamsilakpagi matamdada sajau makhutta ngajau ama yanduna purai Sandani lengsinbiro tada mapalduda mu aibu kawbiriba karigino aini sangsilakpadu nungaiten tawbanida imungda makhoi ani changminakhi sajauna leirakpa ngadu semduna machasingi ama ani tawbiraga sakmai khara kotuna Sandani na inbire ima hauzilakiba nupadubu kanano
Icha thoiba nangi pabane hayengkhaydi paba ko mina hanglagana aikhoi pabaga tinaramba mamanabani hayo. Hoi ima se chasilo saba loiragane ichan noi ani aina sumbirage ko ngasidi nganna tumo. Hoi aidi tumsu tumningabani ngasai ichan senabada yam ware. Si sakom si masatho ko dudi. Macha ani do chak in baloiduna phamungda sumbikre. Amuk sakomda changaktuna hinsang thongnaba sem sari. Sandania nangna sumna lukrabini edana nacha pikpi ani siga yumdom poksida laibasi onthokna nungaitida. Tada aigi thoina wabirunuda imai chabu nungsibirabadi marang marakta mateng khara pangbiyu. Pangni da dugidi ado se nangi khusumanduni aduga sina khudopni aina nangonda si haningduna sabibani. Khudop tu pirabadi sel du pibirabasu yaida tada. Sina namana changya warapa sina nabani khudop sina aina nungsidana pibani. Sidagidi cheng chaksu aina dum yengduini. Yumda leihoriba icheduna chingnakhini ko tada. Hera adugidi kaisi tauroi. Nachedo mapamda chatpe yam pami. Sel khara piragane mapamda nongnini leiruro haibada yam haraujakhrajani. Taubagi budi aigi imung manunga nachedo nari tinadaba aduna aina taubada chingnaroida. Adudi tadadi yamna nungairajani ne. Asumna makhoi ani chak loiraga chaminari ngasi ahing simadi mahakki manakta ahing leagi hairi. Sandani su hoi haiduna dumak yaki. Masigi matungdadi Chandani thabak suba chatkidre ayamba matamda sajauna sel thadaduna mama machabu yengsinbi. Sajausu nini marak humni marak laktuna ahing lei. Sandanigi laibak phabana yumdom pok oina leibana kanana sumabu chingnade. Asamna matam khradi nungaina awat apa leitana leirai. Laikai dugi nupi angang singna nungdang mapal thengna thoktabana Sandanina kari tauri khangdrabasu achit akom yengduna leiba nupa makhoi kharanadi khangba horai. Adubu phattaba thabak taubadi warake khande makhoi gi su khudong chaba launaba horai. Nongma lambida nupa makhoi khara thengnei. Ngai ko Sandani nangna tauriba ronba singdu kana khangamoi khangano. Mase aigi punsini aigi apambani. Adudi aikoidasu lahi yen batabani ne. Ngasi nangna sumna hairise nangi tungi punsida kari oirakani khangjadabra. Hera mang tung yamna khangba sarakano taningdeda. Oktabi oiraga aikoida poktak piridubu nathanda ikaidro. Tangai phadana oiningdana pikhibani. Atubu hojikti kari khalibano senjau paiba sajaugumna sen yamna hithaba ngamaroi siro. Nongmagi mamaldi piba ngamni dei khoiso chingnanuda. Taba ngamdraduna Chandani mafamdudagi chenchat chatki. Numitsidagi hauduna makhoi nupa ani ahum nongmagi leptana Chandanigi manakta lai. Selsu dumak pirammi. Aina nangi awabi yengba ngamdraduna nangbu yengsinbiraga nangdi ahenba pamni boire. Tukache aidi atumna nangna oktabi oirakani haibadi ai sungda thajarudi. Ai nanga loinaba ngamoi. Ta sajau aigi wasemta tabiko nangi kari karamba wa taningde. Aingonda pangtaida su tainabigano. Ta sajauna aigida nungdang sakthok sangsin tawbada khanghang uhauba makhoi ani ahumna aibu kihanbani. Ai isana yana tawkhiba natiye. Yare lepo ai taningdre. Naramchat aduk motpa. Nangdine aduguma punsi mahingda dumak hingawlo. Nangisida lakpa ngasina roibani. Asi hairaga sajaudu yamna sauna chatki. Sajauna aduk sauribagi maramsi Chandanina maramchat kambagi sunate magi masagi amotpa lamchattu magi nupi imung manungna khangba horakli aduna laithokpam thirakpani. Masigi matungdagi sajauna mama machagi awarapa yengsinbirambadu yengkhidri. Aduna oibagi oiba tasengna hojikti mahak selgidamak tawba ngamoidaba leitri. Mamai mamit kesinduna nupana hada lang thakpa sel paiba nupa thiduna sel sathokpa horai. Marak sida magi damak imung kaibasu yauri. Tasengna mabu nungsiduna mama macha makhoi ahumbu nungaina thamge thangai sengna loina leiminarasi haibasu mahakna yade. Aidi yum panba ngamoi isa yokjage imai chagi mateng khara pangbiyu. Nongmagi numitni nupi ama yamna sauna lai aduga Chandani ubada hekta laktharai. Nang leibe ma Chandani hairise. Mane kana. Nangna hojik sel lauthokliba pibagi nupi. Kari leira isi haigadra. Ibema
Isagi izat yolaga sel tanggadabagi mahut sijakhone he. Karino yum sida laga mathong maram khangdabo haibiri dubo. Karigi mathong maram khangdaba. Nangna nangi imung yengnabo honabada aigi imung kaire. Ngasidi icha iwa mathong maram amata khangdredana. Adudi nangi imungi oiba wani. Aiga kari mari leinarige. Karigi leinaroi. Nangna aigi nupado pungsum sumkhraba natro. Si pumnamakki papti nathakta hidarakani khangdabra. Taningdeda ai thabak yam sile yaragadi yawbikhro. Phai aduk napal tauba. Aigi ibuk thadalaga aigi isagi mabuk thadalaga nangi nabuk thakpa nachagi nabuk thakpa nang lemna mangoi ko nang masigi mahaidi lemna mangoi harisini. Ho phangjarage somda lengbikhro. Sandanigi wado tabada nupidu mamittu mapi taithoktuna yam sauna chatkhi. Asigumba michai khana chainaba haibasi madi hainarakle nungtigi tawduna laklabani. Nong ninigi matungda ngasidi yumduda miyai chanmi nupi ama yamna chinglemna changlai. Yumsibu mi leibro. Kana? Bungo, yumsi Sandanigi yumla. Hoi, akhoigi imani. Masa leitabro amukta kauthoro. Maningda ichan iruzahori ai hairukige. Sige morasida phamaga ngairamo. Hoi. Nupido kakatuna morada phamaga ngaihak ngairi. Kana? Aise sumdaubani ibema. Koraugi loinabini. Ai ibemaga wari khara sananingduna lakpani. Yam chinglemna ngangiba nupidugi wangangduda Chandani henjinba ngamdi. Mahaksu maru lui. Tanjadagi imungdagi thoyenba thorai. Ima ichalgi mapi marol se setpiro hairo. Bungo tabudagi lautoktuna setpiyo phirwana suba leihobani. Isa rai bemagi. Hoi ise. Isa ani rai bemagi se. Hoi ise. Laune sida changsi lau. Ise ga wari sanase. Khajik changsin manakta phammi. Kariwa oirabano. Aina laibase. Yumgi yumburembi ama oina lakphamdi thoktabani. Adubu aikhoi punna mangminaba tare haiduna isena wakal munna khanduna mafam asida khong thangjilaklabani. Haibiyo ije. Nanga aigi ipuroibaga matam sangna mari leinare haiba ai khangi. Si khanglakpa mikupta ai kari oiramgani nangsu mukta khallo. Mapuroiba amagi nupi oiramlibani nangsu matam amada. Isada chingsinduna chainado phawbri yengo. Ise ai soikre lankre hainasi haiduna ai lakpa nati. Simtokpa yararoi aigi ipuroibagi wakhal. Aduna pumnamakto hawkhre hojikti. Aikhoi punna amato ine hingminarasi. Aikhoigidi yengoi bema karbar tawba imungni sel sanabani. Hojik pairamba seldu hojik satkhini. Maraksida sengau ani thonglakle. Karbarda pukning choire. Aduna aigi imung kangkhong chaire. Icha singsu pakang laisabi phare. Makoi su mapagi maram chat khangi. Aduna saubada mai hore. Ise ai tadado aigida amuk hanna laktana ba haizerage. Nangna haiba yararoi. Magi wakhaldo yadre. Pungao ba haibada oiri. Aduna nang wakhal munna khallu. Nangi hakpige. Nacha ani busu ichaga chapmana na yengsinge. Makoi ki sakthong pige. Punsilasi. Iche ai madumadi yaba ngamjaroi. Ai isa yoktuna adum leijagi. Aingonda adum makatangdi haibigano. Hojik nangna tawrisiga aina hairiduga karibu khetnarigine ibema. Ai madu ngamjaroi. Asumna Chandani na sikhang khangduna yaba kauba leiti. Chandani masana yadrabaduda nupidu upai leiti ningba kaina hanki. Salamdaida Chandani gi makuta sel khara pirami imungi awarapa yengo haiduna. Chandani lau haiba yadi adubu adumak namdana pirami. Machani busu kautoktuna ngamok saw haiduna sel pirami. Numisidagi Chandani hanagum senjau paiba thiduna irang haujinbadu tokhre. Haujikti thoyenba sahi 12 mapung phare. Ngasi asi magi mapung numini haiduna Chandani laida hairuk haira katuna machagi mangol nibiri. Numisigi nungdangdu sak toklaga tumba changnakre. Aduba Chandani di tumkhidre ngasi asi mapuroiba sikhiba numit adu yamna ningsingi. Mahak mapuroiba bu ningsingduna pena kapsai. Adubu laiba kinongdamna thibana masa thoyenbadu mapaga chamanaba misida ngasi ahing isorna thawai sattuna bubikre.
Leikai mi makhaydi kalakpen basu yawi maram setunani hainaduna kalakpen na nokpasu yawi. Marak sida Chandani mahak thaki kaikhraba imung singdi nga leiduna hauna chathoi. Yengune Chandani haibadu mana maram chat oktraga kaisu khangjadaba macha sida tainabiredo. Adune hek hairuragane isa yokpa ngamnaba tawjabani haikibado madugi pamni. Yoglani hojikti machado kaisu afaba oiroi migi imung kangkhong chaiba makhai thugaire aduga magi na macha yoknaba hotnabani haidana makhau pong na ngangkhibani. Adune matamduda khoi yam haibikibani kaisu afaba oiroi poloigi su khara khallo haidana. Ado magi khalaga kalakpelasu thohenbadudi nungaitehe. Pharabane sina oktabi oiraga mamana pusilakpa selna mabuk thakadabagi mahutpudine mathang mapok ama poga ning khatamna hingjakrasanu. Hoini nangna hairidu susumine. Machanupi ma lehaurise magi lamchat lawrakpasu kanana khangba. Cheksilu haujiktine nacha warau makhoi mama machaga sangga tawrunu hainane nachanupa singduda warau. Ningba kaibatana masaruk oiraklabi Chandanidu machanupidu yamna wana yoklammi. Matam aduda makhoigi imunga leikaiga kaya torot khondanaba oikhidri. Leikaiduda mama machabu tongana taduna hingki. Matamna sumsum haukibana haujikti kabok lei mapung marai phare masang mato aduki matik phajai kuchu kome ningthijai. Awuba nupa khudingi mita phamni. Haina sena na kabok lei mamagi lamsat laure amaga amuk. Matam kharagi matung mapa masa khangdaba angang ama naw puri. Marak sida yumpham adu mathi phongba horai. Leikaigi mi kanasu loinadrabanina athapada leiba amaiba lukhoiga loinakhibani yumphamdugi thawai midel mayamdu loishinnaba hotnabada. Makum matha suraktuna kabok leina angang nupa ama phangjaki. Chandani nungsina masugi maithong yengduna isudi ningthawni aikhoi pumbagi izat piba ngamba ningthawrel ni haiduna numit asidagi masu nupagi mamingbu ningthawrel haina kaubiki. Ningthawrel na chahi ani surakpada purelga kabokleiga thengnakhibani. Kabokleigi masang mataw phajabada purel ngaujaki. Mayumgi nupi angang kaukthokduna kabokleibu magi ani suba nupi oina pukhi. Matamduda Chandani yumdom poktuda mathanta leihauki. Matam kharagi tungda amaiba lukhoina kabokleidi insinduna purelgi lanthum pumchai chaina lokthoknaba hotnakhibani. Ipu thambawna wari liba loirakpada ningthawrel mapi leptana tarami. Sini isunupa ipuna khangba nangi nakhoigi yumphamdugi wari haibabu. Ipu yamna nungaijare. Ipuna nasugi mamluraba punsibu mangal pibire. Atuba hojik phawba ipa masak khangdaba macha oiriko ai. Isunupa maduda thoina khanjiluranu haukraba warini. Hojikti nangna tawgadaba thabakta mai onsiluro. Hoi ipu khangdaba leirabasu ai ipugi nakta chenjaraki. Ngasigidi nasosing amuk yonaba tawjaraki. Hoi salo. Ibotona mataw ahumdu leirak machin phawba thinturai. Ningthawreldu masadu phumbangnari. Kari kamdawsige wakhal muna khalli. Awa ipa masak isunupa maduda thoina khanjiluranu haukraba warini. Hojikti nangna tawgadaba thabakta mai onsiluro. Hoi ipu khangdaba leirabasu ai ipugi nakta chenjaraki. Ngasigidi nasosing amuk yonaba tawjaraki. Hoi salo. Ibotona mataw ahumdu leirak machin phawba thinturai. Ningthawreldu masadu phumbangnari. Kari kamdawsige wakhal muna khalli. Awa ipa masak isunupa maduda thoina khanjiluranu haukraba warini. Hojikti nangna tawgadaba thabakta mai onsiluro. Thabalai imungda chensinkiduna sanabu hoipu khangdaba leirabasu ai ipugi nakta chenjaraki. Ngasigidi nasosing amuk yonaba tawjaraki. Hoi salo. Ibotona mataw ahumdu leirak machin phawba thinturai. Ningthawreldu masadu phumbangnari. Kari kamdawsige wakhal muna khalli. Awa ipa masak isunupa maduda thoina khanjiluranu haukraba warini. Hojikti nangna tawgadaba thabakta mai onsiluro. Hoi ipu khangdaba leirabasu ai ipugi nakta chenjaraki.
ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ. ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ. ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ. ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ. ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ. ꯑꯧꯕ, ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ, ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ. ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ. ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ. ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ. ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ. ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ. ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ. ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ. ꯑꯧꯕ, ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ, ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ. ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ. ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ. ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ. ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ. ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ. ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ. ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ. ꯑꯧꯕ, ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ, ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ. ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ. ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ. ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ. ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ. ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ. ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ. ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ. ꯑꯧꯕ, ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ, ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ. ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ. ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ. ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ. ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ. ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ. ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ. ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ. ꯑꯧꯕ, ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ, ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ. ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ. ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯀꯩꯗꯧꯔꯒꯦ? ꯆꯦꯟꯖꯔꯛꯀꯦ. ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ. ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ. ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ. ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ. ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ. ꯑꯩꯗꯤ ꯈꯨꯄꯥꯛ ꯆꯥꯕ ꯉꯝꯃꯣꯏꯀꯣ. ꯑꯧꯕ, ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ, ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ. ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ. ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ. ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ. ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ. ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ. ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ. ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ. ꯑꯧꯕ, ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ, ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ. ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ. ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ. ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ. ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ. ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ. ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ. ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ. ꯑꯧꯕ, ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ, ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ. ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ. ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ. ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ. ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ. ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ. ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ. ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ. ꯑꯧꯕ, ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ,
ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ ꯍꯣꯏ ꯏꯄꯨ ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯄꯥꯎꯕ ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ ꯍꯣꯏ ꯏꯄꯨ ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯅꯤꯡꯊꯧꯔꯦꯜ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯆꯦꯟꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯄꯥꯎꯕ ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ ꯍꯣꯏ ꯏꯄꯨ ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯄꯥꯎꯕ ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ ꯍꯣꯏ ꯏꯄꯨ ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯄꯥꯎꯕ ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ ꯍꯣꯏ ꯏꯄꯨ ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯄꯥꯎꯕ ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ ꯍꯣꯏ ꯏꯄꯨ ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤन ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯄꯥꯎꯕ ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ ꯍꯣꯏ ꯏꯄꯨ ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯄꯥꯎꯕ ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ ꯍꯣꯏ ꯏꯄꯨ ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯄꯥꯎꯕ ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ ꯍꯣꯏ ꯏꯄꯨ ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ
ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯄꯥꯎꯕ ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ꯫ ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ꯫ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ꯫ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ꯫ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯄꯥꯎꯕ ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ꯫ ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ꯫ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ꯫ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ꯫ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯄꯥꯎꯕ ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ꯫ ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ꯫ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ꯫ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ꯫ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯄꯥꯎꯕ ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ꯫ ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ꯫ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ꯫ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ꯫ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯄꯥꯎꯕ ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ꯫ ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ꯫ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤൻ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ꯫ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ꯫ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯄꯥꯎꯕ ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ꯫ ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ꯫ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ꯫ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ꯫ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯄꯥꯎꯕ ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ꯫ ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ꯫ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤन ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ꯫ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ꯫ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯄꯥꯎꯕ ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ꯫ ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ꯫ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ꯫ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ꯫ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯄꯥꯎꯕ ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ꯫ ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ꯫
Hoi hoi, salo salo. Ibotona matao ahumdu leirak machin phauba thinturai. Ningthaureldu masadu phumbangnari. Kari kamdausige wakhal muna khalli. Auba, ipamasak mat isunupa maduda thoina khanjiluranu haukraba warini haujikti nangna tawgadaba thabakta mai onsiluro hoipu khangdaba leirabasu ai ipugi nakta chenjaraki ngasigi dina susing amuk yonaba tawjaraki hoi hoi salo salo ibotona matau ahumdu leirak machin phauba thinturai ningthaureldu masadu phumbangnari kari kamdausige wakhal muna khalli auba ipamasak mat isunupa maduda thoina khanjiluranu haukraba warini haujikti nangna tawgadaba thabakta mai onsiluro hoipu khangdaba leirabasu ai ipugi nakta chenjaraki ngasigi dina susing amuk yonaba tawjaraki hoi hoi salo salo ibotona matau ahumdu leirak machin phauba thinturai ningthaureldu masadu phumbangnari kari kamdausige wakhal muna khalli auba ipamasak mat isunupa maduda thoina khanjiluranu haukraba warini haujikti nangna tawgadaba thabakta mai onsiluro hoipu khangdaba leirabasu ai ipugi nakta chenjaraki ngasigi dina susing amuk yonaba tawjaraki hoi hoi salo salo ibotona matau ahumdu leirak machin phauba thinturai ningthaureldu masadu phumbangnari kari kamdausige wakhal muna khalli auba ipamasak mat isunupa maduda thoina khanjiluranu haukraba warini haujikti nangna tawgadaba thabakta mai onsiluro hoipu khangdaba leirabasu ai ipugi nakta chenjaraki ngasigi dina susing amuk yonaba tawjaraki hoi hoi salo salo ibotona matau ahumdu leirak machin phauba thinturai ningthaureldu masadu phumbangnari kari kamdausige wakhal muna khalli auba ipamasak mat isunupa maduda thoina khanjiluranu haukraba warini haujikti nangna tawgadaba thabakta mai onsiluro hoipu khangdaba leirabasu ai ipugi nakta chenjaraki ngasigi dina susing amuk yonaba tawjaraki hoi hoi salo salo ibotona matau ahumdu leirak machin phauba thinturai ningthaureldu masadu phumbangnari kari kamdausige wakhal muna khalli auba ipamasak mat isunupa maduda thoina khanjiluranu haukraba warini haujikti nangna tawgadaba thabakta mai onsiluro hoipu khangdaba leirabasu ai ipugi nakta chenjaraki ngasigi dina susing amuk yonaba tawjaraki hoi hoi salo salo ibotona matau ahumdu leirak machin pangan basidaba phauba thinturai ningthaureldu masadu phumbangnari kari kamdausige wakhal muna khalli na polaktagi auba ipamasak mat isunupa maduda thoina khanjiluranu haukraba warini haujikti nangna tawgadaba thabakta mai onsiluro hoipu khangdaba leirabasu ai ipugi nakta chenjaraki ngasigi dina susing amuk yonaba tawjaraki hoi hoi salo salo ibotona matau ahumdu leirak machin phauba thinturai ningthaureldu masadu phumbangnari kari kamdausige wakhal muna khalli auba ipamasak mat isunupa maduda thoina khanjiluranu haukraba warini haujikti nangna tawgadaba thabakta mai onsiluro hoipu khangdaba leirabasu ai ipugi nakta chenjaraki ngasigi dina susing amuk yonaba tawjaraki hoi hoi salo salo ibotona matau ahumdu leirak machin phauba thinturai ningthaureldu masadu phumbangnari kari kamdausige wakhal muna khalli auba ipamasak mat isunupa maduda thoina khanjiluranu haukraba warini
ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ꯫ ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ꯫ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ꯫ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ꯫ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯑꯧꯕ, ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ, ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ꯫ ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ꯫ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ꯫ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ꯫ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯑꯧꯕ, ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ, ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ꯫ ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ꯫ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ꯫ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ꯫ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯑꯧꯕ, ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ, ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ꯫ ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ꯫ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ꯫ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ꯫ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯑꯧꯕ, ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ, ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ꯫ ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ꯫ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ꯫ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ꯫ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯑꯧꯕ, ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ, ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ꯫ ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ꯫ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤन ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ꯫ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ꯫ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯑꯧꯕ, ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ, ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ꯫ ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ꯫ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ꯫ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ꯫ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯑꯧꯕ, ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ, ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ꯫ ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ꯫ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ꯫ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ꯫ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯑꯧꯕ, ꯏꯄꯥ ꯃꯁꯛ ꯏꯁꯨ ꯅꯨꯄꯥ, ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ꯫ ꯍꯣꯏ ꯏꯄꯨ, ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯅꯤꯡꯊꯧꯔꯦꯜꯁꯨ ꯃꯊꯟꯇ ꯑꯣꯏꯕꯅꯤꯅ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ꯫ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ꯫ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ꯫ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯂꯥꯛꯑꯣ, ꯑꯗꯨꯗ ꯍꯥꯏꯔꯒꯦ꯫
ꯑꯧꯕ ꯏꯄꯥ ꯃꯁꯛ ꯏꯁꯨꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ ꯍꯣꯏ ꯏꯄꯨ ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯑꯧꯕ ꯏꯄꯥ ꯃꯁꯛ ꯏꯁꯨꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ ꯍꯣꯏ ꯏꯄꯨ ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯄꯥꯈꯠꯂꯤꯗꯨꯅ ꯀꯩꯒꯤ ꯑꯧꯕ ꯏꯄꯥ ꯃꯁꯛ ꯏꯁꯨꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ ꯍꯣꯏ ꯏꯄꯨ ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤन ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯑꯧꯕ ꯏꯄꯥ ꯃꯁꯛ ꯏꯁꯨꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ ꯍꯣꯏ ꯏꯄꯨ ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯑꯧꯕ ꯏꯄꯥ ꯃꯁꯛ ꯏꯁꯨꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ ꯍꯣꯏ ꯏꯄꯨ ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤन ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯑꯧꯕ ꯏꯄꯥ ꯃꯁꯛ ꯏꯁꯨꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ ꯍꯣꯏ ꯏꯄꯨ ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤन ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯍꯣꯏꯁꯦ ꯑꯧꯕ ꯏꯄꯥ ꯃꯁꯛ ꯊꯤꯜꯂꯨꯔꯅꯨ ꯍꯣꯏ ꯏꯁꯨꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ ꯍꯣꯏ ꯏꯄꯨ ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯏꯕꯣꯇꯣꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤन ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯏ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯤ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯍꯣꯏꯅꯦ ꯅꯤꯡꯀꯥꯁꯨ ꯅꯤꯡꯁꯤꯡꯂꯤ ꯑꯧꯕ ꯏꯄꯥ ꯃꯁꯛ ꯏꯁꯨꯅꯨꯄꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯃꯃꯤꯠꯇ ꯎꯖꯗꯨꯅ ꯃꯆꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ ꯑꯄꯥ ꯂꯩꯇꯅ ꯍꯣꯏ ꯏꯄꯨ ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯦꯟꯖꯔꯛꯀꯦ ꯉꯁꯤ ꯂꯥꯛꯂꯕ ꯅꯤꯡꯊꯧꯒꯤꯗꯤ ꯅꯁꯨꯁꯤꯡ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯁꯨ ꯉꯁꯤꯗꯤ ꯖꯔꯒꯦ ꯐꯪꯂꯕꯒꯨꯝ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯏꯕꯣꯇꯣꯅ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯈꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯒꯤ ꯌꯨꯝ ꯍꯥꯏꯔꯤꯕ ꯁꯤꯔꯤꯁ ꯑꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯋꯥꯔꯤ ꯐꯖꯅ ꯏꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗ ꯋꯥꯔꯤ ꯍꯥꯞꯅꯤꯡꯕ ꯂꯩꯔꯒꯗꯤ ꯁꯣꯅꯝ ꯆꯅꯨ ꯍꯥꯏꯅ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯥꯎ ꯐꯥꯎꯖꯟꯕꯤꯔꯛꯎ